ngasi hat ke mana yang wahal ngasi ai cha ja hat ke har ga atak kong jeng kha khra moi gi kulai thambam mem lai hai ba thang ten thambam singjang am par ma kum dhare hai ba ko mama ji dine kaino macha mam ji gi ne dai di mapa ji mo ne khoi gi chen thok pon nang haudre ba aza mapa ji na ne khoi gi singjang gi makhok se maning ji na oina chat ke har ga hai da ba ne ada mama ji na khoi phi do ning tham da oi ba ya thana sup ko aduna kupsal ho ba aduga ne mama je dum law raga adum wan thagre hai ba moi di sire andum lei hai ba thang do manam ne ju khang da ba moi ka singjang na hai da ra ba ni na ahum lak ne hai ba hai da je Crime Diaries ki program asida program guest singna viewers sing degi donation natraga crowdfunding na chingba sing tawbada ipo media ga mariam ta leina jade viewers sing na donation tawbiba matamda isa isa gi daita oibigani masida ipo media ga mariam ta leina jaroi madugi daita ipo media na lobang jaroi Ipo Media does not endorse donation or other crowdfunding activities. However, we welcome sponsors for this program. Mayam Kurumjari and a very good evening. Ipo Media na mayam gidamakta series 9 na puthok chariba Crime Diaries kuntraga mathoi suba episode yengbiriba pumna magpu ahanba maktada Suraj Khongban tabam na taram nokchabaga loine ekai khumda bu cheri ngasi su mayam gidamakta putuna lakchari mayam na su khawrang ngai biriba amadi ekhoina su adukimetik mayam bu penjeriba Ipo Media na puthok chariba Crime Diaries singbu ekhoina family amatta oina konsinjaraga Crime Diaries asi ekhoige society da yamna Machin tumba amadi yamna thodang leiba ama oiminasi amadi ekhoina saugatlaba matungda Crime Diaries sina kyamu effective oigani habdu isa da leibanina isa na Crime Diaries sigi initiate obiraga subscriber amadi like masing Helen Biraga ekhoigi Crime Diaries mayamda pak sana khangalaba matungda ekhoigi moto thamjariba crime mitigate toba amadi Manipur society dagi crime handharaga yaraka di khoi crime si leitana bhona minasi haibigi pandamda Ipo Media na mayam gi damakta puthok chariba Crime Diaries kunthra mapal sujalakpasida kunthra mathoi sujalakpasida duki matik mayamda thagachaba amadi mayambu tawbimal khangba uchari ngasisu mayam gi damakta puthok chariba kunthra mathoi suba episode sida ekhogi hanadagi series 9 adumak ekhoibu nungsibiduna sponsor tawiriba ahanba Jonia Nagaland leba Jonia 2 mayam visit tobiu amadi Naga gi authentic cuisines mayam ama break lobiraga taste tobiu haina thamjage ani su ekhogi series 9 ekhogi damakta pambom tingbiriba haibatare aduga Manipur society da su adukimati kanaraba haibadi Khongthang Institute na mayamda skills mayamama extract toraga masamagi sendan lambi amadi masamagi oiba ekhogi platform kanjaba yaraba dugumba training courses mayamama mayamgi damakta thamli mayam khudong chaba lobiyu CK Institute Unipok Polem Laikai samna hairabada ekhogi shampoo making ekhogi toiletries mayamama khoi day to days life ta khoi chang daba ya daba essential commodities kayama haibadi ekhogi baking course perfume saba amadi chocolate na chingba kaya ama ekhoigi hai singlaba oja singna takpiraga ekhoigi training asi phanglaba singna isa ge platform kanjaba yaba entrepreneurship ki ekhoigi wakha yaba ekhoigi kano mani institute aduga ngasigi ahum suba sponsor sina ekhoigi oja robita leimagi make sembiriba aduki matik changkhona ngasi kebiram liba mamang da su aduki matik phajana mayam gi damakta khudol tambi khrabani collection Nivea makeup amadi Poloi collection dagi facilities mayamdu avail to view haina thamjage mahaki mafamna Thobal wang matabada mayamna sungsoi soidana visit to view loina bizariba Nivea makeup mayamgi ekhoigi view haina thamjage aroi ekhoigi ozagi ngasigi makeup ki matungda ekhoigi traditional attire sibu ekhoigi thonbiriba kontha ahan lekai da leiba Alice ekhoigi ngasigi ozagi make sembiri national attire si ozada sponsor to birakpani amadi mayamna su ozagi sigumba changkholaba ekhoigi yamna traditionally design oiraba phajarba mayam si mayamna ekhoigi changyeng tobiu amadi mayamna sisi facilities mayam si lobiu amadi magi kanaba magi phajab
mayamda tholaga mayamda karama mongda akhoi darkar leba singda sijannabi hana thamjage akhoi ngasi kunthamato sube episode sida akhoi mayamda special na lauthok chaning basi ningol chako bana naksilak banina crime diaries ki su akhoi phambak sida akhoi na khudong chaba si laujaraga mayam gi damakta akhoi special ningol chako ba mayam gi damakta ipo media na puthok chaba cinema ama haibadi nupadi sanani haine mingthon jaba cinema asi mayam gi damakta special nabamadi mayam da plan toraga hojiksi mayam na sem sajari ipo media gi group na aduga akhoi puthok kadariba cinema mayam na yamna luna thambiriba oza gi ozaro bitalem gi akhoi gi magi akhoi yamna akhoi skillful oraba magi direction sida magi akhoi haithoiraba akhoi direction gi lam sida su ozagi khutsi mayam ne yengbiu haina thamjage loina ngapi gani aduga akhoi ngasi gi sida akhoi lauthok chariba ningol chakob gi special occasion sida akhoi mayam gi damakta yamna attractive oiba akhoi game amadi attractive oiba akhoi play kayama mayam gi damakta akhoi na puduna lakchegani samna hairabada akhoi numit sida akhoi ticket lobby ki basing na report tobiraba matungda counter foil du masara thambiraga amana akhoi drop box thamaga akhoi na lucky draw gi khudong chaba masu mayam gi damakta plan tawjari habedi winner sida akhoi na sana sanama pina bagi thorang su akhoi na semjare makhata ba updates mayam amasu akhoi na thamjarake loinana ngasi gi ningol chakoba special si matang sida ahan bada hana khoi oza robitale medagi wakhalon khadang lokthoksi oza robitale mesu mayam ge damak ta khoi studio lengsin duna lebire oza bo su taram na okcheri oza khoi gi keno si hiding mamang da ko khoi gi makeup amadi traditional attire gi mamang da ningol chakoba gi special sida oza gi direction nupadi sanani habisi gi matang sida khoi gi yamna plan di tawjari ko ipo media na su aduga sigi matang sida ozagi wakhalon amadi cinema sigi matang da ai isamang na su uzakhib da khoi gi actor Denny amadi actor Silhaiba moigi acting macha amada khoi kai hai tara behind the screen hai gadra lichai na kan ba khoi gi yamna natural oiba yamna moigi instinct se yamna natural oiba kaya ama akhoi uba phangi adagi yamna nokning ba mana khoi gi thabal chongba da su thabal chongba se akhoi gi khatna bagumba se aseng boy boining dana mayam se realities malhan ki bagi khoi gi khudam chang da mama so khon uzawa phangjagi sigi matang do zagi wakhalon khradang ga thambiyo ahan makta da ipo media gi subscribers sing bu ai ikong korum jari hojik se ai gi ani suba direction khoi nupari sanani je ngol sakau ba mamang da release tawna ba sem saba loijare film ji yam nungai wakhal da aina direction pijaba film po media na puthok piba ai pajing mayam jina ko chen chen dana hona birakan da khoi mayam yang wamin na gi mayam do hojikti film je loi chale mayam na ju yang wa na khawrang ngai bi do ado ai gi mai kai da gi di film je ai di wari oina hana listening e ba aina ko do ai je po media da gi ya ba lokjar ga khoi khanna raga film je wari hana li thok pada kari kai haibadi mayam na wari je tar ga ne na film je yeng ninge da ada nu pa di sanani na tholai ba je kari maram gi kamai na tholak pano haiba je ai di film jumak wari hana ai listening e ko ado khoi khanna jage duga mana akhoi na film je number matam da akhoi gi thabal jongbam pasoi da nambne ba adu da silai baga ithoi ga chong ai da mamana bamna atopam na akhoi gi ithoi je pai gi heroine je topam nupam na thabal jidi pai da pai na bani na ko adu harapada silai bana ya da bagi khanna bai matang je aseng bagi ju thabal ma am chong akhoi film ngak tang namja ga ha ga budi akhoi tang gi chong ga dia da mina mayam chong nge da num yaw sala nam bani na adi matang ji phuna ba seng bai man da nam mi ba je thabon to yeng na re chen jan na re ba akhoi na film ne na man man gi da na wai na tau gi ba ada khoi gi khai ratan na selai bada bor oina long bagi lak pada loi se da bai matang je se khoi gi sar Manipur gi ahanba IS officer oi biriba sarna ba gi kaino da bapura da leba yumda nambane ba ado aduju ngangnai ba ko ado aseng ba khongpang na kaukda ba dai lohong bagi ben dai jatra pu pi phiruk
pura chap chana luhongba amagi arrange tawrineba ado akoiba mayamse asengbai ngangnaiba loi chen thoi yang naiba ko adumaga yamna ngakhi akoi mayamse yam no adugi matangse ko ado mayamna ju sije suki matik khoina ju phajana akoi gi mayamna ju crime diaries to lirei bawari jingje phaja phaja ba mayam yaubasida esi film oin puthokpiu yam mayamna ju kanna haiba phajaba wari mayam yauriba ado ipo media ga khoina ju mathang film puthok se jo khoi ju plan tawjari ba ado mamang makta da 30 subai episode ki kaungam draba nusiba mayam na yam haire film oin puthokpiu na wari ju joina ju khara tension na ju lirabane ba ado khoina ju adugi mathang plan leijabani na mayamna support tawbiu hojik manipur film je film ama nambada budget se kam sangi habse mayamne hena khangnarabane aduga nupadi chanani haiba film je di artist su yamba adai manipur gi power ba senior artist mayam ju yawba aduna suki matik budget sauna sangi aduna khoi du su yam wai mi yamak panina adu gere answer pada do khoina mathang manipur film je kadai bo khoi gi sothana laire market se habs mayam loi khangbi bangak tani adun mayam na support taw bidargadi koina mathang film nambada kaino ngamo oidabana mayam na support taw biyo do mangjong na ipo media ge hapsari ba number sida paw phawbi da kanda khoige donor oibiyo pa sawnga gi lisingi adum ticket sing mangjong na kakpi daga pun na ticket kakpi ga da online da loina kakpa yai si je mangjong na kakpi yo do hayeng first soga second soga adu ani dugi marakta open oina mayam da koi sanagi oiba lottery amaju ticket lawriba khuding makta koi hapsagane ba adu su yawbiyu koi mayam tang phajana unamina ji numitu da ai ju mayam bungai jaramge soi da namaki koi na mathang film puthok pangam jana bai da makta mayam na full support pibiyu aduga lekai da club sing club kisin housing ibung pa sing aduga maira pai bi ma sing adagi naha oiriba khoigi BLF sing ko mau naha sing am punjala sele group semi ba sina punjala ga ju so charity so kapiu ipo media ga loina phauna raga do mayam ge support tu matik sana khoida soida namak phangan biyo do de khoi matang film ju puthok sage mayam khoi yam nungai na crime diaries ki phampak to loina riba khuding makna support taw biyo na ai gi mai kai dagi ai amka sui kong na khorum jari ado jikti khwai dagi viral sakiba jaga khoi gi thaban jong ngai da nam khana gi bai jaga je si khaktang ngaktang et masam tang film ju loi sala bani na ko masam tang hapsage mayam yeng Hey, cái nó, cái bố tôi dùng gì? Cái gì bông? Hojikti mayam yeng ta birabanina film je soi drama yeng minna je aduga khoigi mayam na crime diaries se handak se aina khara nungai te mamang week amani dagi viewers yam tare eba 2 lakhs mathak oiram se 1 lakh 40-50 smain ka oirakpa ada khoina di mayam na Wednesday je happy Saturday ngai pe yam wai habs da nungai te khoi je hapas ba horamme thabak se sin mandana to khibani ado mamang dai po media ga khoi khana ga soidana maki akoi Wednesday je hapsara ge na ina jo haijara me do jiti po media na ju ya bire handakti mayam gi yathang lekha ta hanjara roi asin ba kaya lai ju soidana Wednesday je compulsory oirani mayam mathang gi Wednesday da dungai biramo we khudingi Saturday amadi Wednesday soidana hapsara ge ado khoina yam ki jari di yam toisala ga di tabininga oidra adagi value do handara kadra adagi viewers mayam handara ga de khoi dasu yam nungai ta ba ko khangwang amaga aduna viewer handa biganu mayam dum yeng biyo khoi 2 lakhs ki mathak ta yeng ba khoi mayam pola pun ba je soidana phangan biyo ai jo awa ba sin ba ka lai raju soidana maki aduma wena je ngam na hona jage ipo media gi ju asin ba phanam lai raju khoi mayam gi thogol gi damak ta ning ba thung na ba hona jage aduga amana khoi gi kaino je crime diaries se ebida nuksiraba isai naw kayana khoi mate ka aga happy ba mayam je ai yam thaga se yam penjai yam na nuksibidana mayam da hena crime diaries khang da ba yeng da ba kaya da ju phajaba point oi ba mayam da loksan ba ya ba message oi ba mayam do ka aga video mate happy ba do ai gi mai kai da yam nungai jai ado ayang na sidaida ipo media gi ayaba lojaraga ipo media ga khoi khanna ra kanda wafam ong ka khaijaning badi isa jing inaw jing na happy ba matam da
ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯇꯦꯜꯂꯞꯅ ꯃꯤꯅꯤꯠ ꯑꯃ ꯃꯈꯥꯏꯒꯨꯝꯕꯁꯦ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯇꯦꯟꯇꯛꯅ ꯍꯥꯞꯄꯤꯕ ꯑꯗꯨꯒ ꯌꯥꯝ ꯁꯥꯡꯅ 10 minutes 15 minutes ꯍꯥꯞꯄꯛꯄ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯏꯄꯣꯃꯦꯗꯤꯌꯥꯒꯤ ꯑꯣꯡꯂꯤ ꯏꯄꯣꯃꯦꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯦ ꯏꯄꯣꯃꯦꯗꯤꯌꯥꯅ ꯊꯥꯔꯒ ꯁꯨꯝ ꯍꯥꯞꯄꯤꯌꯣꯕ ꯑꯗꯨꯒ ꯁꯤꯗ ꯌꯥꯝ ꯋꯥꯅ ꯏꯄꯣꯃꯦꯗꯤꯌꯥꯗꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒ ꯏꯄꯣꯃꯦꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏ ꯂꯧꯊꯣꯛꯑꯒ ꯃꯁꯥꯒꯤ ꯑꯣꯏꯕ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯆꯤꯡꯉꯤꯗꯅꯀꯣ ꯍꯥꯞꯄꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯤ ꯏꯄꯣꯃꯦꯗꯤꯌꯥꯅꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯀꯣ ꯑꯗꯨ ꯏꯄꯣꯃꯦꯗꯤꯌꯥꯒꯤ ꯄꯣꯠꯅꯦ ꯍꯥꯏꯕꯁꯤꯃꯇꯪꯗꯤ ꯈꯪꯍꯟꯕꯤꯌꯣ ꯑꯗꯨꯒ ꯑꯗꯨꯝ 1 minute ꯀꯨꯝꯕ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ 2 minutes ꯀꯨꯝꯕ ꯇꯦꯟꯇꯛꯅ ꯐꯖꯕ ꯄꯣꯏꯟꯠꯁꯤꯡꯗꯣ ꯑꯗꯨꯃꯛ ꯍꯥꯞꯄꯤꯌꯣ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯅ ꯑꯗꯨꯃꯥꯏꯅ ꯀꯛꯑꯒ ꯊꯋꯥꯏ ꯌꯥꯎꯅ ꯍꯥꯞꯄꯤꯔꯤꯕ ꯃꯌꯥꯝꯗꯁꯨ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯗꯁꯨ ꯑꯩ ꯁꯤꯝꯇꯪꯁꯨ ꯍꯥꯏꯖꯔꯤ ꯌꯥꯝꯅ ꯆꯨꯝꯕꯅꯦ ꯉꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯂꯤꯗꯣꯏꯕ ꯋꯥꯔꯤꯁꯦ ꯑꯩꯅ 15 years ꯁꯤꯒꯤ ꯊꯕꯛꯁꯤ ꯇꯧꯔꯛꯄꯗ ꯋꯥꯔꯤ ꯔꯤꯄꯣꯔꯠ ꯂꯧꯕꯗ ꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯇꯨ ꯆꯨꯡꯈꯤꯕ ꯀꯤꯈꯤꯕ ꯋꯥꯔꯤꯁꯦ ꯑꯩ ꯁꯤꯅ ꯑꯣꯏꯕ ꯌꯥꯝ ꯐꯖꯅ ꯑꯩ ꯇꯨ ꯆꯨꯡꯉꯤ ꯃꯥꯏ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯑꯩꯁꯦ ꯏꯔꯝꯕꯗꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯇꯨꯒꯁꯦ ꯈ꯭ꯌꯥꯎ ꯆꯨꯡꯉꯛꯄ ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯃꯉꯣꯟꯗꯒ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯩꯁꯦ ꯂꯩꯊꯣꯛꯈꯤꯕ ꯏꯕꯗꯩꯀꯣ ꯁꯤꯁꯦ ꯑꯩꯅ ꯀꯦꯁ ꯑꯣꯏꯅ ꯊꯦꯡꯅꯕ ꯅꯠꯇꯦ ꯃꯥꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕ ꯂꯥꯛꯄꯅꯦꯕ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯗ ꯁꯤꯈ꯭ꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯂꯧꯕ ꯃꯌꯥꯝ ꯆꯠꯂꯦꯕꯀꯣ ꯃꯥꯗꯤ ꯍꯤꯡꯍꯧꯔꯦꯕ ꯑꯗꯣ ꯑꯩꯁꯦ ꯑꯩꯉꯣꯟꯗ ꯐꯝꯃꯒ ꯂꯩꯕ ꯑꯩꯁꯦ ꯌꯥꯔꯛꯇ꯭ꯔꯦꯕꯀꯣ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯨꯕꯗꯒꯤ ꯑꯩꯁꯦ ꯏꯁꯥꯁꯦ ꯐꯨꯛ ꯍꯧꯒꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯋꯥꯔꯤꯁꯤꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨ ꯌꯥꯎꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯨꯒ ꯃꯥꯅꯦ ꯌꯥꯝ ꯂꯨꯏ ꯂꯤꯕꯗ ꯑꯩꯁꯦ ꯇꯨ ꯆꯨꯡꯉꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯊꯃꯣꯏꯁꯨ ꯁꯣꯛꯏ ꯑꯅꯤꯔꯛ ꯑꯩꯈꯣꯏꯒꯤ ꯁꯤꯔꯕ ꯑꯅꯤꯔꯛꯀꯣ ꯑꯅꯤꯔꯛꯀꯤ ꯈꯣꯡꯐꯝ ꯁꯤꯔꯗꯕꯁꯦ ꯍꯤꯡꯍꯧꯔꯕ ꯑꯗꯣ ꯑꯍꯨꯝꯂꯛ ꯑꯣꯏꯅꯁꯨ ꯃꯥꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣꯗ ꯑꯩ ꯁꯤꯖꯈ꯭ꯔꯒꯦꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯕ ꯃꯤ ꯑꯃꯈꯛꯅꯦꯕ ꯃꯥꯅ ꯋꯥꯔꯤꯁꯤꯗꯗꯤ ꯂꯤꯔꯝꯒꯦ ꯂꯥꯛꯄꯅꯦꯕ ꯑꯁꯥ ꯀꯥꯏꯔꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯦꯕ ꯅꯪ ꯏꯕꯦꯝꯃ ꯑꯅꯤꯔꯛꯁꯦ ꯍꯤꯡꯍꯧꯔꯦ ꯑꯗꯨꯕꯨ ꯅꯪ ꯑꯍꯨꯝꯂꯛ ꯑꯣꯏꯅ ꯁꯤꯕꯗꯨꯗꯤ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯂꯣꯏ ꯁꯤꯗꯣꯏꯃꯤꯗꯅ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯆꯥꯔꯒ ꯏꯁꯣꯔꯅ ꯂꯧꯁꯟꯈꯤꯕꯗꯣ ꯑꯗꯨ ꯅꯠꯇꯅ ꯅꯪꯅ ꯅꯁꯥꯅ ꯁꯤꯅꯕ ꯍꯣꯠꯅꯕꯗꯤ ꯌꯥꯔꯔꯣই ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯀꯜꯍꯧꯔꯅꯤꯅ ꯃꯥꯅ ꯆꯥꯕꯨꯅ ꯑꯩꯅ ꯈꯟꯈ꯭ꯔꯦꯕꯀꯣ ꯆꯞ ꯌꯨꯡꯅ ꯑꯩ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯃꯥꯅꯦ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯨ ꯆꯨꯡꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯂꯤꯔꯛꯄꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯨ ꯆꯨꯡꯕ ꯍꯥꯏꯕꯁꯤ ꯑꯣꯏꯗꯣꯏꯅꯤ ꯂꯣꯏꯅꯅ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯏꯄꯣꯃꯦꯗꯤꯌꯥꯒꯤ ꯇꯤꯝꯅꯁꯨ ꯁꯦꯝ ꯁꯥꯔꯦ ꯋꯦꯠꯅꯁꯗꯦ ꯑꯃꯗꯤ ꯁꯦꯇꯔꯗꯦꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯦꯕꯥꯁꯤ ꯉꯝꯖꯅꯕ ꯇꯧꯏꯒꯨꯝꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯩꯈꯣꯏꯁꯤ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯍꯟꯊꯕ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤ ꯑꯩꯈꯣꯏꯒꯤ ꯍꯟꯊꯔꯛꯄꯒꯤ ꯃꯑꯣꯡꯗ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯐꯔꯠ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯝꯖꯕꯁꯤꯗ ꯃꯌꯥꯝꯗꯁꯨ ꯔꯤꯀ꯭ꯋꯦꯁ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ extra effort macha amatang pibiraga subscriber kitang helhanbiraga amadi aikoina Wednesday amadi Saturday hapa matam sida aikoina handharaga di aikoina khanjariba aikoina sem sajariba si aikoina penjaba haibado phangoi mayamna subscriber amadi aikoigi ahenba subscriber amadi viewers mayam ama puthokpiraga mayam si aikoigi crime diaries ki mayamna wahan thok lehenbiriba kunthra mathoi suba episode yoksan birakliba sidaisida mayam si khumang choksan mina si habise thamjage loinana ngasai aikoina mayam gi damakta mayam gi khanjaraga ipomediana puthokcheriba cinema nupadi sanani habisi matang sisu manipurda adukimatik makhal mahau anoba madi pigadabra hainasu thamjaningi habidi crime related oiba film oigadabani mayam su kharong ngai biu amadi aikoina ipomediana puthokcheriba si mayam gi damakta khallaga crime related oiba movie oidoribani mayam na sigisu sem saduna leibiu loinana aikoina khanajara matungda Wednesday amadi Saturday gi aikoina loksan gadaba khongthang ase mayam gi khutta su leibire aduna mayamna subscribers ehenba amadi viewers helhanbiraga sungsoi choidana koi mai pakna kunthrak suba chatmina kare kunthra mathoi suba sidagi akhoi ahenba subscriber ahenba viewers mayam puthokmina si haibisima thamjage aduga ngasigi ozagi makki sembiriba amadi akhoi gi traditional attire ozagi thambiriba sigi matang da su ozak kitang wakhan thambiyo aduga wari singa sidi yamnasu serious oiba mayam yamna su nungai gadabani haibadi ozana thambiriba se akhoi gi isana tabada tu chunglaba wakhaloni haina thambibanina topic sisu yamna ngasai hairi dugadi khitang na thaiba dongno tawi topic si ozan thambiri besi soifadraba yumbu remba haina thambiri
soifadraba yumbu rembasina karama makhalda tu chungdoino karama makhonda crime pothoraktoino kamaina soigibadagi crime ondhara ino amadi tu chunghalibano haibadu mayam ozadagi taminasi oza thambiyo ozagi ngasi makeup so aduki matik nana tobirami ko aduga ngasi gi traditional sisu yamna color sisu tongan bama hana khoi series me amna gi tongan tongan ba tok top amasu puthok piri wari je am serious oibasida ne wari je da hekta pungning changgibani na ne heta kaw hoba ado inaw nupi nebia makeup and poloi collection inaw nupi nebia jina thawal wangmata da leiba magi kaino je ko makeup se inaw pi janga sai dagi wana matam mangai thawal dei sitana laga ke biramine ba matam mangai aduga inaw nupi gi ngamu lok thok sagi ba ngamu sumamang da su inaw nupi na sponsor taw bi gre ko ado skill india gi makha da tauba koi JSS pre makeup class se ko thawal district khakta gi oi bane ba ado inaw nupi gi contact number da koi atopa district loina makki sumani pum gi tarok tana inaw nupi ma ko ngaur ba adu gi jo dai akoi makeup tawri ba mis gi number je haptok panina ai gi number jung moi da tawram mo hangba aduna ise gi number mo ha kani de ai gi makeup class so wangu da sugunu da ado tawbiyo na mo hairakani moirang da do ai di thawal district khakta ne na adung khaktang ju phongdok sage aduga amana hujikti inaw nupi jina sigi mana mamang da sponsor tawgibdo adagi phone tawraiba mayam koi sen thunggi phibam sa de le sabim sa mau ma sa kaya mana koi makeup class ti tawninge ne am hai ba adugi yenga kan da inaw nupi jina asidi law thokpiyo na hairam me magi wangma ta ba da leiba magi kaino se magi training center hai ta hoi sidai da oina free da makeup class se date kaino September dagi haurani ado free da koi gi mayam na sen thonggi na tai cha da ba leiba mayam do free da dum kaino se yaubi yu mangjong na ma gi contact number da haubi daga makeup class yaubi yu dum maga aduga ngasi gi phi jibu sponsor da wi ri naw nu pi nu sirabi ko Ilis phi glam collection kontha halup ta leiba je inaw nu pi ji mamang da ju taw bi gre ado inaw nu pi da ge dum pam jaba phi color jing phanek yauna sutta dum wai ba yai ado loba chat pa la pa chin ba lei da ju delivery dum tawe ba si color je pa me har ga inaw nu pi da lei ba color me am su lo yeng bi da kan da ko yam tang tang na 15,000 20,000 pi da lei doi sor pudi amuk lei daga ani rom lok su ining de na aduna 1,000 adai 1,500 2,000 sumai da dum su su se wai ba phi du gi magi quality kaino gi matung ille ko mamanje wai manje amai to gan da inaw nu pi gi kaino contact number jida hojita gi hauna ningon za ko su kui doctor mina buk tok chan bi horo inaw nu pi bu ai inaw nu pi ne bia aduga inaw nu pi Ilis loina mak ai gi mai kai da gi ai thaga sari aduga asidi ai gi kaino se asigi 31 suba sponsor je ko gi top episode se kaino hoi kuntra ma thoi suba episode yo salaba hoi mapuroi yumburemba soifadraba yumburemba haiba mingthon je wari jing je ren taraga dum sigi ai mening pijage ba hoi kayamuk yamna yumburemba ama haiba je sigi atra ado wahantho sigi thodang kayamuk yamna sawi dugo sung soi soiba yadaba amane ba yumburemba ama hek oigragadi yum hek pangraba masa hek pokragadi ado khoina irai laina yum palkan isa pokan da nupi koidana nupi londana adaidi mu ishwarna nganna lei gidaba lausan bigi ba mam su yawe ba sigi kaithara aba yumbal amada mapuroi ba yumburemba mana lei gidaba nganna ko yumburemba mana soi giba nupi lo laga lei giba sumbada magi le hauriba nupi masa singna kayam yamna tumgi punsi da khudong thirakke haibado aduna akoina pungaw ngawninge pulanglangi ne na yaba natreba sigi episode simadi sungsoi soidana isagi puroi bajing da tahan biyo sungsoi soidana ju tabiyo sije nupa hunba yon ba episode sungna nate haibadi suksoi soiba yadraba ai je o akoina irai lai nei cham cham lai thori bajidi kayam yamna khoi je soiba yadraba ge haibado puroi bajing na wakhan yamna khangane ba tungda o ai amana soigibda ai nupina ai isana sumaina ni ko hingogdoi je habaje laira bakta laikhraba mapuroi bagaina bo sigi episode se urakadaba episode ama oi ba ko adu sidi uhawra doine ba wari jina aduga mu ngasigi episode se ai dedicate amtang yam special oina ai tawjage aina tawjadoi je atom special academy special laisam le kai da leiba sida ai ngasidi ai yam special oina aina dedicate tawjage maramdi how
ꯋꯤꯛꯇ ꯑꯇꯣꯝ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯀꯥꯗꯃꯤꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯔꯕ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯉꯥꯡꯁꯤꯡꯗ ꯑꯩꯅ ꯀꯩꯅꯣ ꯄꯤꯖꯔꯨꯏ ꯀꯥꯎꯟꯁꯤꯂꯤꯡ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯨꯡ 3ꯃꯨꯛꯁꯦ ꯏꯊꯟꯗꯅ ꯋꯥ ꯉꯥꯡꯉꯤ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕꯤ ꯑꯩꯈꯣꯏ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯀꯣ ꯋꯥꯏꯈꯣꯝ ꯒꯥꯔꯜꯁ ꯀꯣꯂꯦꯖ ꯊꯧꯕꯥꯜꯗ ꯑꯣꯏꯕ ꯏꯅꯥꯎꯅꯨꯄꯤꯁꯤꯒ ꯏꯕꯥꯅꯤꯅ ꯄꯤꯃꯤꯟꯅꯕꯅꯦꯕ ꯆꯥꯏꯜ ꯔꯤꯂꯦꯇꯦꯠ ꯀ꯭ꯔꯥꯏꯝꯁꯀꯤ ꯃꯔꯝꯗꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯇꯣꯝ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯀꯥꯗꯃꯤꯁꯦ ꯑꯣꯖꯥꯁꯤꯡꯗꯨꯁꯨ ꯌꯥꯝ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯍꯧꯋꯦ ꯃꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯗꯣ ꯆꯞ ꯃꯥꯟꯅꯕ ꯗ꯭ꯔꯦꯁ ꯀꯣꯠꯇ ꯇꯥꯏꯒ ꯌꯥꯜꯂꯒ ꯌꯥꯝꯅ ꯌꯦꯡꯕꯗ ꯌꯥꯝ ꯖꯦꯟꯇꯜꯃꯦꯟ ꯃꯥꯟꯕꯗꯣ ꯑꯣꯖꯥꯗ ꯑꯣꯖꯥ ꯃꯥꯟꯕꯗꯣ ꯃꯣꯏꯅ ꯇꯥꯛꯄꯒꯁꯦ ꯌꯥꯝ ꯍꯩꯗꯧ ꯃꯥꯟꯕꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯥꯏꯔꯒ ꯏꯄꯠ ꯄꯠꯄ ꯀꯩꯅꯣ ꯏꯄꯠ ꯄꯠꯊꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯦꯕ ꯃꯣꯏꯗꯣ ꯑꯣꯏꯕ ꯑꯗꯨꯒ ꯁꯥꯇ꯭ꯔꯈꯩꯁꯨ ꯑꯗꯨꯒ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗꯨꯁꯨ ꯌꯥꯝ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯍꯧꯋꯦ ꯑꯗꯣ ꯁ꯭ꯀꯨꯜꯗꯨꯒꯤ ꯃꯃꯤꯡꯗ ꯑꯇꯣꯝ ꯁ꯭ꯄꯦꯁꯤꯌꯦꯜꯅ ꯍꯥꯞꯄꯁꯦ ꯑꯩ ꯐꯥꯎꯟꯗꯔ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯔ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥꯗꯨꯗ ꯑꯩ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯤꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕꯤꯔꯤꯕ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯑꯩ ꯁ꯭ꯀꯨꯜꯒꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝ ꯆꯠꯂꯝꯃꯦꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯁꯤꯟ ꯊꯨꯡꯅ ꯑꯌꯥꯝꯕ ꯌꯥꯝ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯀꯣꯔꯣꯅꯥ ꯂꯩꯈꯤꯕ ꯑꯩ ꯑꯉꯥꯡ ꯑꯅꯧꯕ ꯆꯦꯟꯈꯤꯕ ꯂꯥꯟ ꯂꯩꯈꯤꯕꯗꯩ ꯂꯦꯞꯈꯤꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯁ꯭ꯀꯨꯜꯁꯤꯡꯅ ꯊꯣꯛꯂꯛꯄꯅꯤꯅ ꯆꯥꯏꯜ ꯔꯤꯂꯦꯇꯦꯠ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯣꯏꯅꯁꯨ ꯈꯪꯍꯧꯅꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯗꯥꯏꯐꯥꯎ ꯍꯣꯠꯅꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯅꯕ ꯑꯗꯨꯝ ꯁ꯭ꯀꯨꯜꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯉꯥꯡꯁꯤꯡꯒ ꯎꯅꯕꯀꯣ ꯑꯗꯨꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯐꯖꯅ ꯑꯗꯨꯝ ꯂꯤꯕ ꯍꯧꯖꯔꯛꯑꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯣ ꯌꯥꯝ ꯋꯥꯈꯜ ꯁꯣꯟꯊꯅ ꯂꯥꯛꯑꯦꯀꯣ ꯃꯥꯁꯦ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯨ ꯌꯥꯝ ꯆꯝꯅ ꯁꯨꯝ ꯇꯥꯔꯝꯃꯦꯕꯀꯣ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯂꯤꯕ ꯂꯥꯛꯅꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯁꯨ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯇꯥꯔꯝꯃꯦꯕ ꯑꯩ ꯁꯨꯝ ꯏꯔꯝꯃꯤꯀꯣ ꯃꯤꯁꯤꯅ ꯋꯥꯔꯤ ꯂꯤꯗꯣꯏꯅꯤ ꯑꯩꯅ ꯏꯗꯣꯏꯅꯤ ꯑꯩꯅ ꯑꯇꯣꯞꯄꯗ ꯋꯥꯔꯤ ꯍꯦꯛ ꯑꯩꯅ ꯇꯥꯈ꯭ꯔꯕ ꯔꯤꯄꯣꯔꯠ ꯍꯦꯛ ꯂꯧꯈ꯭ꯔꯕ ꯑꯇꯣꯞꯄꯗ ꯑꯩ ꯀꯣꯛ ꯑꯝꯇ ꯆꯪꯗꯦꯕ ꯃꯥꯅ ꯂꯤꯕ ꯋꯥꯔꯤꯗꯨ ꯈꯛ ꯑꯩ ꯇꯥꯏꯌꯦꯕ ꯑꯗꯨꯒ ꯃꯨꯟꯅ ꯏꯔꯛꯇꯣꯏꯅꯦꯕ ꯋꯥꯔꯤꯁꯦ ꯃꯥꯅ ꯂꯤꯔꯛꯅꯅꯦ ꯑꯩꯁꯦ ꯃꯤꯠ ꯅꯥꯁꯦ ꯆꯞ ꯆꯞ ꯌꯨꯡꯈꯠꯂꯒꯅꯦ ꯁꯨꯃꯥꯏꯅ ꯏꯔꯝꯕꯗꯒꯤ ꯂꯦꯞꯄꯒꯀꯣ ꯃꯉꯣꯟꯗ ꯑꯩꯁꯦ ꯌꯦꯡ ꯂꯩꯊꯣꯛꯈ꯭ꯔꯕꯅꯦꯕ ꯉꯛꯇꯅꯀꯣ ꯃꯥꯁꯦ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯥꯅ ꯄꯤꯛꯏꯉꯩ ꯃꯇꯝꯗ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯈꯔ ꯌꯥꯝꯃꯦꯀꯣ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯌꯥꯝꯃꯦ ꯑꯗꯨꯒ ꯅꯨꯄꯤ ꯉꯥꯛꯇꯁꯨ ꯑꯣꯏ ꯅꯨꯄꯥ ꯌꯥꯎꯗꯦꯕ ꯅꯨꯄꯤ ꯉꯥꯛꯇ ꯃꯣꯏ 3ꯅꯤ ꯄꯣꯛꯏꯁꯦ ꯑꯗꯨꯗ ꯃꯣꯏꯁꯤ ꯕꯖꯥꯔ ꯑꯃꯗ ꯃꯄꯥꯁꯦ ꯌꯥꯝ ꯆꯥꯎꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯂꯩꯕꯀꯣ ꯃꯇꯝꯁꯤꯗ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯥꯏꯀꯩꯗꯨꯗ ꯃꯃꯤꯡ ꯆꯠꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩ ꯑꯗꯣ ꯅꯨꯄꯥ ꯑꯝꯇꯗꯤ ꯄꯣꯛꯄꯗ ꯑꯗꯨꯝ ꯁꯨꯝ ꯅꯨꯄꯥ ꯇꯥꯟꯕꯗ ꯅꯨꯄꯤꯁꯤ ꯌꯥꯝ ꯊꯣꯛꯈꯤꯕ ꯅꯨꯄꯥꯗꯤ ꯑꯗꯨꯝ ꯄꯣꯛꯇ꯭ꯔꯕꯀꯣ ꯑꯗꯨꯒ ꯃꯄꯥꯁꯤꯅ ꯃꯣꯏꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯀꯥꯔꯗ ꯊꯤꯟꯗꯤ ꯕꯖꯥꯔꯗ ꯄꯨꯊꯣꯛꯑ ꯃꯣꯏ ꯑꯄꯥꯝꯕ ꯂꯩꯕ ꯃꯣꯏꯅ ꯆꯥꯅꯤꯡꯕꯗ ꯄꯤꯖꯕ ꯑꯗꯩ ꯏꯃꯨꯡꯁꯦ ꯍꯦꯜꯄꯔ ꯊꯝꯗꯅ ꯂꯣꯏꯁꯜꯍꯟꯕ ꯃꯃꯥꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯦ ꯅꯥꯎꯈꯣ ꯆꯦꯟꯈꯤꯕꯒꯤ ꯃꯊꯟꯇꯅ ꯉꯝꯃꯛꯇꯕ ꯑꯗꯩ ꯃꯄꯥꯁꯨ ꯕꯤꯖꯤꯅꯦꯁꯇ ꯀꯣꯛ ꯊꯥꯗꯈꯤꯕꯅꯤ나 ꯏꯃꯨꯡꯗ ꯃꯆꯥ ꯑꯗꯩ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡ ꯉꯝꯗꯕꯅꯤꯅ ꯑꯗꯩ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇ ꯌꯥꯎꯕ ꯃꯤꯁꯤꯡꯁꯨ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕꯀꯣ ꯑꯗꯣ ꯃꯥꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇꯅꯦ ꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯦꯀꯣ ꯃꯥꯅ ꯄꯣꯛꯂꯛꯄꯗꯗꯤ ꯑꯗꯣ ꯃꯥꯅ ꯍꯥꯏ ꯌꯥꯝ ꯇꯦꯜꯂꯦ ꯍꯥꯏꯌꯦꯕ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯤꯕ ꯅꯨꯡꯉꯥꯏꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯦꯟꯅ ꯄꯤꯕꯤꯔꯝꯃꯦ ꯍꯥꯏꯔꯦꯀꯣ ꯃꯥꯏ ꯃꯃꯤꯠꯅꯗꯤ ꯑꯗꯨꯗꯣ ꯎꯖꯍꯧꯔꯦꯕ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯃꯃꯥꯒꯤ ꯁꯅꯥꯁꯦ ꯃꯄꯥꯅ ꯁꯥꯕꯤꯕꯁꯦꯀꯣ ꯃꯣꯏꯗꯤ ꯄꯤꯕꯅꯤꯅ ꯑꯉꯥꯡꯅꯤꯅ ꯊꯣꯏꯗꯣꯛꯅ ꯁꯅꯥ ꯂꯨꯄꯥ ꯁꯥꯗ꯭ꯔꯤꯗꯅ ꯃꯃꯥꯁꯤꯒꯤꯗꯤꯅꯦ ꯃꯥ ꯍꯥꯏꯕꯗꯅꯦ ꯄꯥꯏꯕꯗ ꯁ꯭ꯋꯥꯏꯃꯨꯛ ꯌꯥꯝꯅꯤ ꯍꯥꯏꯌꯦ ꯄꯥꯏꯕ ꯁꯨꯃꯥꯏꯅꯒ ꯄꯥꯏꯕꯗꯤ ꯆꯜꯂꯣꯏ ꯍꯥꯏꯌꯦꯕ ꯌꯥꯝ ꯁꯥꯕ ꯃꯄꯥꯁꯤꯅ ꯃꯄꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯃꯣꯏ ꯃꯃꯥꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦ ꯃꯥꯅ ꯑꯗꯣ ꯏꯕꯦꯝꯃꯗꯨꯁꯨ ꯐꯖꯩ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯤꯉꯣꯜꯁꯤꯡꯁꯨ ꯂꯣꯏ ꯐꯖꯩ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕ ꯑꯗꯨꯒꯅꯦ ꯈꯪꯍꯧꯗꯅꯃꯇꯝꯁꯦ ꯃꯥ ꯆꯍꯤ 3ꯃꯨꯛꯈꯛ ꯁꯨꯔꯤꯀꯣ ꯈꯪꯍꯧꯗꯅ ꯃꯄꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯄꯅꯣ ꯈꯪꯗꯦ ꯍꯥꯏꯌꯦꯕ ꯀꯔꯤꯝ ꯇꯧꯔꯝꯗꯕ ꯃꯄꯥ ꯑꯗꯨꯛ ꯆꯥꯎꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯝꯃꯤꯕꯗꯣ ꯉꯥꯎꯅ ꯐꯩꯅ ꯅꯥꯔꯛꯑꯦ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯩ ꯁꯥ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯍꯤꯡꯆꯥꯕꯤ ꯂꯥꯛꯑꯦꯅ ꯃꯁꯥꯁꯦ ꯌꯨꯝ ꯕꯤꯜꯗꯤꯡ ꯃꯊꯛ ꯃꯈꯥꯁꯦ ꯆꯦꯜꯂꯦꯌꯦ ꯑꯗ ꯃꯃꯥꯁꯤꯅꯅꯦ ꯀꯅꯥꯝ ꯂꯥꯛꯇꯤꯌꯦ ꯅꯣꯏ ꯕꯕꯥ ꯀꯅꯥꯝ ꯂꯥꯛꯇꯦꯅꯅꯦ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯃꯃꯥꯁꯦ ꯁꯤꯒꯤ ꯃꯃꯥꯁꯤꯒꯤ ꯐꯅꯦꯛꯁꯦ ꯁꯤꯅꯒꯅꯦ ꯃꯁꯥꯁꯦ ꯏꯃꯥ ꯅꯪ ꯐꯅꯦꯛꯇꯣ ꯄꯤꯔꯛꯑꯣ ꯅꯪ ꯐꯅꯦꯛꯇꯣ ꯀꯨꯞꯄꯗꯤ ꯑꯁꯤꯡ ꯆꯥꯕꯤꯁꯦ ꯆꯪꯕ ꯉꯝꯗꯦ ꯏꯃꯥ ꯅꯪ ꯐꯅꯦꯛꯇꯣ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯐꯅꯦꯛꯅꯒ ꯃꯁꯥꯁꯦ ꯂꯣꯏ ꯀꯣꯏꯁꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯁꯦ ꯑꯗꯩ ꯇꯨꯝꯕꯁꯤꯗꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯁꯤꯒ ꯃꯃꯥꯁꯤꯒ ꯃꯣꯏ ꯄꯨꯂꯞ ꯐꯃꯨꯡ ꯑꯅꯤ ꯁꯝꯅꯔ ꯇꯨꯝꯃꯦ ꯍꯥꯏꯌꯦꯕ ꯃꯄꯥꯁꯤꯅ ꯐꯝꯃꯦꯟꯁꯤꯅ ꯃꯊꯟꯇ ꯇꯨꯝꯕꯁꯤꯗꯅꯦ ꯑꯩ ꯍꯤꯡꯆꯥꯕꯤ ꯂꯥꯛꯑꯦꯅ ꯃꯣꯏ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂ ꯅꯤꯛꯑꯒ ꯍꯦꯛꯇ ꯐꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛꯁꯨ ꯏꯃꯥ
nang famu ima nang famu na ne mama je famanba adai mama ga je famamba dai mana ne sai ta ko ching thoi hai ba ima nang udra nang sam na nang cha doi doi nang udra nang siram moidra na da sum phami do gaina adagi mu mama ji phanek sina ne magi kangkhan khalliba koiba je loi yan thadoi ne ye adai ma sa ju jung mai phanek sina mu kupaga sup toi ne ye loi yo maga sumna ga sup na te sana singre ima nang gi phanek si ma chang mangam de swai da lei ma ji koi na duga aduna sana singre ima nang phanek se ga na ma sa da supi phanek ka ching nei hai ko moi je kari no ne na lai tin khoram da yam hona re hai ba yam hona re hai ado tawbadi matam du da moi business tawba ma sen semjal lakpani na koi gi mai ba yeng ba da hai na moi ju lai mang ga chai thok ta na yam tawi hai ko aduga maning lom thang ba saruk sima sung tok tho ya de hai ba phatta ba lei na yeng obu ya de thong nau hang obu ya de adu mai taw da na mapa ji gi hek lai yeng ba lai khram ba mapa ji phana ba punna ba hing je nungai tumi ngai da mapa da phu hauga laga koi lau lau ko chen chelamina ne masa ka ta kan ni ga ai ki ai cha do tawramina moi je tumba mi pam am ta khangre ba adumaina tha manga tuk se mapa je kuina lai yeng ga moi je doctor su yeng ba mai ba su yeng ba adumaina mung lei rakre ba nong ma mama ji ga mabani je tummi ngai machim nau jing che ko moi je tummi ngai ji da adu moi je tummi ngai ji da ne mapa ji na koi gi numisidi mayang ga mana da ba mo ong ma tawre ba ko salai har ga tak ma ji koi chen laga ngasidi sa hat ke ngang gai di hat ke hab je hai de ba salai ai ki har ma sa oina sa du na sok ta na ngak thok sa ba mama da kai da green ni aga pai ba oi ba numitu di mana kano salai ai ngasidi hat ke mana ai yang wa hal ngasidi ai cha je hat ke har ga athak krong chen kha khra moi gi khulai thambam yam lai hai ba thang ten thambam singjang am pai ma je kumthare hai ba ko adai mana singjang je pai ra kumtharak pa se moi je kinna da ma sin man ma ma am je ngasi di ma ga mana da mo ngam tawi na moi je pat ba hugut na ra ga chen thok na re hai ba adai ma ha ju ki be ma je chen thok ba ko mama ji di ne kai no ma cha ma am ji gi ne dai di ma pa ji mo ne khoi gi chen thok pa nang hau dre ba aza ma pa ji na ne khoi gi singjang gi ma khok se maning ji na oina sat ke har ga hai da ba ne ada mama ji na khoi phi do ning tham da oi ba yam thana sup ko aduna kupsal ho ba mama je dum law ra ga adum wan tha gre hai ba moi di si re andum lei hai ba thang do manam ne ju khang da ba moi ka singjang na hai da gra ba ni na ahum lak ne hai ba hai da ri je dum moi di si ram ne andum lei gra ba mama du gi khulaw du ga ko ma di han ba singjang khok to tha ba dum wan tha ra ba ja ne ba adai moi je ko chen na ba si da ne ma pan si da law na ko chen na ra ba khoi ba na khoi ma hale an chen na re da na du ga mu ma ju ki ma cha nu pi wari li ri ba je si jina ne baba nang tai do kai no ima hale nang nei ma hale na ma ji law ra ma di chen ba jing ngam ho da ni aga ma sa je ni aga lei ra ba ji da ne sida ju sama sam lei re sida ju sama sam lei re na chen jal la ga ne ma ji lain thau ka sin da lo le hai ba ko adu ga di hakta singjang jin hai da ra pa ne hai ba sida ma khai re ye ma je ko adu ga sida ga khai hai ba ani je adu ga sida khai ba ji da ne yan tharak pa ji da ma de dum wan da gra ba ko han ba yan thau gip da dum adu gi i jina ma pa ji da song ba si je aina mamang da smaina ngau na phaina mai nu pi hat ki ba sani sam lai re dai di kano hat ke sa phatabam lai re na hat pa je sida si ga kan da ni ko mamang da koina theng na ri du di nu pa du jen sang gre nu pi du si gre da na akoi ba gi mi ga du na li ba wari ne ba ko adu ga sida ju i je song ba da gyan ta dum hai ba smain tau ba je adu ma gi ju ji ma sa nu pi gi i je song ba da ma ju gyan ta ra i ne ba ko aina hali ji di sa nu pi ne sana te sidi kaino ina tawri ju bona sagi mathanda ma ju ngau na phaina chen thora ba aduga mi mayam se su tanara aba sagi ma sanu pi mayam du chen thoga law khong taw khram mi dana moi sagai na tai le kai pa le mi na ko chen chanara ba dai di chang jan na ru ba matam da i na ngak chang nga ga lam yai du da lain thogi ye sida tar ga mana singjang ji ma pai ga ma sanu pi na tar le ram ba du di ma sanu pi hale na mana ki bagi chen thok pa ga adai mayam na mayam yom chan rak baga ma je kya lam chen gre ba ko adu da koi ki moi gi ture lam da ma je che la mayam na ju ta na re ko adu ta na re mayam na ju adu da ma je ta sal le hai ba ta sal lak bagi yam chu ing ban ning tham da gi hing ni ko adu mayam jina dum koi gi fu ra ga dum wa kok na tho ma ga ma kok ma na
ꯂꯤꯈꯠꯂꯛꯄꯗꯣ ꯑꯗꯨꯗ ꯋꯥꯀꯣꯛꯅ ꯊꯣꯝꯃꯒ ꯑꯗꯨꯝ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯤꯈ꯭ꯔꯕ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯗꯒꯤ ꯗꯥꯛꯇꯔꯗ ꯁꯣꯝꯗꯅ ꯗꯥꯛꯇꯔꯗ ꯄꯨꯈꯠꯅꯔꯦꯗꯅ ꯂꯥꯏꯕꯛ ꯐꯗꯅ ꯑꯗꯨꯗ ꯍꯤꯡꯍꯧꯕ ꯑꯉꯥꯡꯅꯦꯕ ꯑꯗꯨꯒ ꯃꯃꯥꯗꯨꯁꯨ ꯍꯤꯡꯉꯦꯕ ꯉꯁꯥꯏ ꯃꯥꯅ ꯁꯤꯡꯖꯪ ꯃꯅꯤꯡꯅ ꯑꯣꯏꯔꯝꯕꯒꯤ ꯋꯥꯟꯊꯔꯨꯔꯒꯀꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯃꯥꯁꯤꯗꯤ ꯅꯥꯗꯅ ꯃꯥꯁꯦ ꯃꯄꯥꯟ ꯂꯝꯗꯒ ꯑꯗꯨꯝ ꯂꯥꯏꯌꯦꯡꯕ ꯆꯠꯂꯦꯕꯀꯣ ꯃꯄꯥꯒꯤ ꯁꯣꯔꯥꯠ ꯑꯁꯤ ꯀꯀꯩꯁꯦ ꯃꯃꯥꯁꯨ ꯑꯝꯇ ꯌꯥꯎꯕ ꯐꯪꯍꯧꯗ꯭ꯔꯦꯕ ꯃꯥꯒꯤꯁꯦ ꯃꯥꯒꯤ ꯃꯊꯛꯇ ꯃꯆꯦ 3 ꯂꯩꯕ ꯃꯥꯏ ꯃꯈꯥꯗ 2 ꯂꯩꯕ ꯃꯥꯅ 4 ꯁꯨꯕꯤ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ 6 ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯗꯤ ꯅꯥꯗꯅ ꯃꯃꯥꯁꯤꯗꯤ ꯑꯗꯨꯝ ꯃꯄꯥꯟꯗꯒ ꯂꯥꯏꯌꯦꯡꯗꯅ ꯑꯃꯨꯛ ꯊꯣꯛꯂꯛ ꯇꯧꯔꯒ ꯋꯥꯈꯜ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯁꯦ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯁꯣꯝꯗ ꯈꯔ ꯑꯃ ꯂꯩꯍꯧꯔꯦ ꯃꯄꯥꯒꯤ ꯃꯌꯨꯝꯗꯀꯣ ꯑꯗꯩ ꯑꯁꯣꯝꯗ ꯈꯔ ꯑꯃ ꯆꯠꯈ꯭ꯔꯦꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯦ ꯀꯪꯖꯥꯏ ꯄꯨꯖꯥꯏ ꯌꯨꯝꯕꯨꯔꯦꯝꯕ ꯑꯃ ꯁꯣꯏꯔꯛꯄꯗ ꯍꯧꯔꯦꯀꯣ ꯁꯤꯒꯤ ꯑꯗꯨꯝ ꯐꯖꯅ ꯂꯩꯔꯝꯈ꯭ꯔꯕ ꯏꯃꯨꯡꯗꯣ ꯍꯧꯔꯦ ꯃꯥꯡꯕꯁꯦꯀꯣ ꯀꯪꯖꯥꯏ ꯄꯨꯖꯥꯏ ꯑꯗꯨꯒꯅꯦ ꯅꯨꯃꯤꯠꯇꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯦ ꯃꯤꯁꯨ ꯃꯌꯥꯝ ꯈꯨꯟ ꯄꯨꯝꯕ ꯇꯤꯟꯈ꯭ꯔꯦꯗꯅ ꯎꯄꯨꯁꯦ ꯁꯕꯥꯛ ꯐꯥ ꯂꯩꯔꯝꯃꯦ ꯍꯥꯏꯔꯦꯕ ꯁꯅꯥ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯁꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯁꯅꯥ ꯂꯨꯄꯥ ꯃꯊꯣꯡ ꯈꯪꯕꯖꯥ ꯅꯠꯇꯦꯕ ꯃꯤ ꯃꯌꯥꯝ ꯇꯤꯜꯂꯕꯅꯤꯅꯀꯣ ꯑꯗꯨꯛ ꯌꯥꯝꯕ ꯁꯅꯥꯗꯣ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯎꯄꯨꯁꯦ ꯁꯕꯥꯛ ꯐꯥ ꯂꯩꯔꯝꯃꯦꯅ ꯑꯗꯩꯗꯤ ꯃꯄꯥꯝꯗ ꯂꯩꯔꯦ ꯃꯣꯏꯁꯨ ꯑꯗꯩ ꯃꯣꯏ ꯈꯔ ꯑꯃꯅ ꯁꯣꯝꯗ ꯃꯄꯥꯏ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ ꯀꯪꯖꯥꯏ ꯄꯨꯖꯥꯏ ꯆꯥꯏꯅꯔꯦ ꯑꯉꯥꯡꯁꯤꯡꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯃꯣꯏꯁꯤ ꯂꯦꯜꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯂꯦꯜꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯩꯔꯒ ꯆꯍꯤ 3 ꯂꯩꯕ ꯑꯗꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯟꯗꯣꯝꯆꯥꯁꯤꯡ ꯍꯥꯏꯕꯗꯤ ꯃꯃꯥꯒꯤ ꯃꯆꯦꯁꯤꯡ ꯀꯩꯁꯤꯡꯅ ꯃꯥꯁꯤ ꯅꯍꯥꯅꯤꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅ ꯃꯃꯥꯁꯤꯗꯤ ꯁꯨꯛꯈꯪ ꯈꯪꯖꯗꯕ ꯃꯣꯏꯅ ꯅꯝꯗꯅ ꯁꯤꯜꯂꯒ ꯅꯨꯄꯥ ꯑꯃꯗ ꯃꯃꯥꯁꯤ ꯃꯌꯨꯝ ꯄꯥꯜꯍꯜꯂꯦꯕꯀꯣ ꯄꯥꯜꯍꯜꯂꯦ ꯑꯗꯨꯀꯥꯟꯗꯗꯤ ꯃꯣꯏꯒꯤ ꯃꯆꯦ ꯍꯣꯏ ꯈꯔ ꯑꯃꯗꯤ ꯃꯣꯏ ꯃꯄꯥꯟ ꯂꯝꯗ ꯃꯆꯦ ꯑꯍꯟꯒꯗꯨꯗꯤ ꯃꯄꯥꯟ ꯂꯝꯗ ꯃꯣꯏꯒꯤ ꯃꯗꯣꯝꯆꯥ ꯃꯅꯦꯁꯤꯡ ꯂꯩꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯀꯣꯜ ꯁꯦꯜꯇꯔꯗ ꯀꯩꯗ ꯊꯕꯛꯀ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯌꯨꯝꯗ ꯃꯣꯏ 4 ꯈꯛ ꯂꯩꯍꯧꯔꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯅꯝꯗꯅ ꯑꯗꯨꯃꯥꯏꯅ ꯁꯤꯜꯂꯒ ꯀꯥ ꯑꯃꯗ ꯃꯣꯏꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯆꯦꯜꯂꯕꯅꯤ ꯅꯕꯥꯅꯤꯁꯦ ꯉꯁꯤꯗꯤ ꯅꯪ ꯅꯆꯥ ꯃꯌꯥꯝꯁꯦ ꯅꯪꯅ ꯇꯥꯛꯄ ꯉꯝꯃꯣꯏ ꯅꯪ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤ ꯑꯗꯣ ꯅꯪ ꯌꯨꯝ ꯄꯥꯜꯂꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯅꯝꯗꯅ ꯌꯨꯝꯁꯦ ꯄꯥꯜꯍꯜꯂꯦꯕꯀோ ꯑꯗꯣ ꯅꯨꯄꯤ ꯈꯥꯏꯅꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯗꯅꯦꯕ ꯃꯥꯅ ꯄꯥꯜꯂꯤꯁꯦꯀꯣ ꯑꯗꯣ ꯃꯥꯁꯦ ꯑꯃꯨꯛ ꯅꯨꯄꯤꯁꯦ ꯃꯆꯥ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ ꯅꯨꯄꯥꯒꯤ ꯃꯌꯨꯝꯅ ꯂꯧꯁꯟꯗ꯭ꯔꯦꯕ ꯑꯗꯨꯅ ꯚꯔꯥꯗ ꯂꯩꯔꯦ ꯃꯥꯅꯁꯨ ꯃꯆꯥꯈꯩ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯍꯥꯏꯔꯦꯕ ꯑꯗꯨꯃꯥꯏꯅ ꯃꯆꯥ 4ꯁꯤꯒ ꯅꯨꯄꯥꯁꯤꯅꯦ ꯃꯣꯏꯁꯦ ꯚꯔꯥꯗ ꯑꯃꯨꯛ ꯂꯩꯔꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯤ ꯑꯇꯣꯝꯕꯁꯤꯅ ꯇꯧꯔꯤꯁꯤꯅꯅꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯃꯆꯥꯅꯨꯄꯤꯁꯤꯅꯀꯣ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗꯦ ꯃꯤꯗꯤ ꯌꯥꯝ ꯄꯨꯜꯂꯤ ꯌꯥꯝ ꯂꯣꯏꯅꯩ ꯇꯤꯟꯅꯩ ꯒꯥꯔꯤ ꯑꯇꯥꯡꯕꯗ ꯃꯣꯏ ꯄꯪꯆꯠ ꯆꯠꯂꯤ ꯑꯍꯤꯡ ꯍꯜꯂꯛꯏ ꯑꯗꯨꯝ ꯆꯠꯂꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯃꯄꯥ ꯑꯇꯣꯝꯕꯁꯤꯅ ꯑꯃꯨꯛꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯁꯦ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯦ ꯃꯆꯦꯁꯦ ꯃꯁꯛ ꯐꯖꯩꯌꯦꯕ ꯑꯗ ꯃꯥꯅ ꯌꯨꯁꯦ ꯊꯛꯑ ꯈꯣꯠꯂꯒ ꯉꯥꯎꯔꯒꯅꯦ ꯍꯜꯂꯛꯑꯒꯅꯦ ꯃꯆꯦꯁꯤꯒ ꯇꯨꯃꯤꯟꯅꯒꯦ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯅꯤ ꯅꯪꯒ ꯇꯨꯃꯤꯟꯅꯁꯤ ꯍꯥꯏꯔꯕ ꯑꯩꯗꯤ ꯃꯃꯥꯁꯤꯗ ꯃꯆꯦꯁꯤꯅ ꯌꯥꯗ꯭ꯔꯦꯗꯅ ꯅꯆꯥꯅꯨꯄꯤꯁꯤ ꯌꯥꯍꯜꯂꯣ ꯃꯥꯒ ꯑꯩ ꯇꯨꯃꯤꯟꯅꯒꯦ ꯍꯥꯏꯕ ꯅꯪ ꯉꯥꯎꯕ꯭ꯔꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯑꯉꯥꯡꯁꯤꯕꯨ ꯅꯪꯒ ꯀꯃꯥꯏꯅ ꯇꯨꯃꯤꯟꯅꯗꯣꯏꯅꯣꯅ ꯑꯩꯅ ꯃꯄꯥ ꯁꯛꯅ ꯃꯣꯏ ꯃꯌꯥꯝꯁꯤ ꯌꯣꯛꯏꯁꯤꯗꯤ ꯑꯩ ꯏꯆꯥꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯅꯨꯡꯁꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯏꯄꯥ ꯀꯧꯔꯤꯁꯤꯗꯤ ꯑꯗꯨꯗꯤ ꯑꯩꯁꯦ ꯃꯄꯥꯅꯤ ꯈꯟ ꯉꯝꯗꯕꯩ ꯋꯥꯅꯤꯅꯦ ꯑꯗꯨ ꯂꯩꯃꯤꯟꯅꯕꯩ ꯀꯌꯥ ꯊꯣꯛꯏꯕ ꯑꯩ ꯏꯆꯥ ꯇꯨꯃꯤꯟꯅꯒꯦ ꯍꯥꯏꯕꯕꯨꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯉꯥꯡꯁꯤꯡꯁꯦ ꯑꯉꯥꯡ ꯑꯝꯇ ꯄꯤꯁꯛ ꯄꯤꯕ ꯑꯝꯇ ꯅꯠꯇ꯭ꯔꯦ ꯆꯥꯎꯔꯕꯅꯤꯅ ꯑꯅ ꯃꯥꯅ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯅ ꯅꯨꯄꯤꯅꯤ ꯅꯪꯅ ꯅꯨꯄꯥꯅꯤ ꯑꯅ ꯍꯥꯏꯕ ꯑꯗꯨꯒꯤꯁꯨ ꯐꯨꯕ ꯃꯃꯥꯗꯁꯨ ꯐꯨꯕ ꯃꯆꯦꯗꯁꯨ ꯐꯨꯕ ꯃꯣꯏꯈꯩꯁꯦ ꯑꯗꯨꯝ ꯄꯨꯂꯞ ꯐꯨꯕ ꯑꯗꯩ ꯅꯣꯡꯃꯅꯅꯦ ꯑꯃꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅꯁꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯀꯤꯔꯦꯕ ꯑꯗꯩꯗꯤ ꯃꯆꯦ ꯈꯔ ꯆꯥꯎꯕꯁꯦ ꯆꯠꯈ꯭ꯔꯦꯕ ꯃꯃꯥꯏ ꯃꯄꯥ ꯑꯗꯨꯒ ꯃꯣꯏ 2 ꯈꯛ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯃꯥꯏ ꯃꯈꯥꯁꯤꯒ ꯃꯣꯏ 2 ꯈꯛ ꯂꯩꯍꯧꯔꯦꯕꯀꯣ ꯑꯗꯩ ꯚꯔꯥꯁꯦ ꯀꯥ ꯑꯃꯈꯛ ꯂꯧꯏ ꯍꯥꯏ ꯃꯣꯏꯁꯤꯅ ꯀꯥꯐꯝ ꯚꯔꯥꯒꯤ ꯑꯗꯨꯝ ꯄꯤꯔꯝꯕ ꯐꯃꯨꯡ ꯃꯆꯥꯁꯦ ꯁꯤꯗꯅ ꯃꯃꯥꯒ ꯃꯄꯥ ꯑꯇꯣꯝꯕꯁꯤꯒ ꯇꯨꯝꯕ ꯆꯥꯛꯁꯪ ꯂꯩꯔꯦ ꯑꯗꯨꯒ ꯊꯥꯔ ꯇꯨꯝꯕ ꯃꯣꯏ ꯅꯤꯉꯣꯜꯁꯤꯡꯁꯤꯅꯀꯣ ꯑꯗꯨꯗ ꯃꯣꯏ 2 ꯈꯛ ꯃꯄꯥꯒꯤ ꯃꯇꯧꯁꯦ ꯀꯤꯗꯅ ꯑꯇꯩꯗꯤ ꯆꯠꯈ꯭ꯔꯦꯗꯅ ꯑꯗꯨ ꯃꯣꯏ 2 ꯂꯩꯍꯧꯕꯁꯦ ꯑꯍꯤꯡ ꯉꯥꯏꯕ ꯖꯥꯠꯁꯤꯃ ꯁꯨꯛꯇꯨꯝ ꯇꯨꯝꯃꯛꯇ꯭ꯔꯦꯌꯦ ꯃꯣꯏꯁꯦ ꯑꯌꯨꯡꯊꯤꯟ ꯃꯄꯥꯁꯤꯅ ꯆꯠꯈ꯭ꯔꯒ ꯇꯨꯝꯕ ꯑꯗꯩ ꯂꯥꯏꯔꯤꯛꯀꯁꯦ ꯃꯊꯣꯡ ꯈꯪꯅ ꯑꯝꯇ ꯇꯝꯗ꯭ꯔꯦꯕ ꯃꯣꯏꯁꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯍꯤꯡꯁꯦ ꯃꯄꯥꯁꯤꯅ ꯃꯣꯏ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯀꯩꯗꯧꯔꯛꯀꯗꯒꯦꯅ ꯄꯥꯈꯠꯇꯅ ꯑꯍꯤꯡꯁꯦ ꯑꯗꯨꯝ ꯃꯣꯏꯗꯤ ꯇꯨꯝꯗ꯭ꯔꯕ ꯐꯝꯃ ꯑꯗꯨꯝ ꯂꯩꯔꯕ ꯑꯗꯣ ꯃꯥꯗꯤ ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯄꯅꯤꯅ ꯇꯥꯔ ꯇꯨꯝꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯩ ꯅꯣꯏꯁꯤꯐꯥꯎ ꯇꯨꯝꯗ꯭ꯔꯤ ꯀꯩꯒꯤꯅോ ꯇꯨꯝꯃꯨ ꯅꯣꯏ ꯐꯝꯃ ꯂꯩꯗꯣ ꯀꯩꯒꯤꯅꯣ ꯇꯨꯝꯃꯨꯅ ꯇꯧꯕꯁꯨ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯃꯃꯥꯁꯤꯅ ꯑꯇꯣꯝꯕꯁꯤꯒꯤ ꯃꯆꯥ 2 ꯑꯃꯃꯨꯛ ꯄꯣꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯑꯇꯣꯝꯕꯁꯤ ꯃꯆꯥ 2 ꯑꯃꯨꯛ ꯄꯣꯛꯈ꯭ꯔꯦ ꯑꯗꯨꯝꯕꯗꯒꯤ ꯑꯃꯨꯛ ꯃꯣꯏꯁꯦ ꯐꯅ ꯀꯨꯏꯅ ꯃꯄꯥ ꯑꯇꯣꯝꯕꯁꯤꯒ ꯂꯩꯃꯤꯟꯅꯩꯌꯦꯕ खर लेरगा नोंमा अखोइगी मपासिना अखोइगी मचा माना पोक्चरीबा मचानुपी अहनजे मतमदो चही 3 मुक हायराब जानेबा अदो मचानुपा अतोंबदुना चही था 5 तुक अमाय ख ओइबा मतमजिदने
ꯑꯉꯥꯡꯁꯤꯅ ꯂꯥꯎꯔꯛꯑꯦ ꯍꯥꯏꯌꯦꯕ ꯑꯩ ꯍꯩꯅꯗꯦ ꯕꯕꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯕꯕꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯅ ꯃꯃꯥꯁꯤꯅ ꯀꯩꯗꯧꯔꯤꯖꯥꯠꯅꯣꯅ ꯆꯪꯉꯨꯕꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯑꯃꯅ ꯃꯆꯥꯗ ꯆꯠꯂꯣꯏꯗꯕ ꯂꯤꯆꯠꯁꯦ ꯆꯠꯂꯝꯕ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯁꯤꯗꯀꯣ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯍꯦꯛꯇ ꯂꯥꯎꯔꯒ ꯈꯠꯅꯗꯅ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯃꯄꯥꯁꯤꯅꯁꯨ ꯐꯨꯗꯅ ꯃꯃꯥꯁꯤꯗ ꯇꯧꯕꯗꯒꯤꯅꯦ ꯃꯣꯏꯒꯤ ꯚꯔꯥ ꯊꯪꯅꯔꯤꯕ ꯚꯔꯥꯒꯤ ꯃꯤ ꯃꯌꯥꯝꯁꯤ ꯂꯣꯏ ꯆꯦꯟꯁꯟꯅꯔꯦꯗꯅ ꯑꯉꯥꯡꯗꯨꯅꯁꯨ ꯀꯞꯄꯒ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯥꯎꯔꯃꯤꯅ ꯑꯗꯩ ꯚꯔꯥꯒꯤ ꯃꯌꯥꯝꯁꯤꯅ ꯃꯥꯁꯦ ꯐꯨꯍꯧꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯍꯦꯛ ꯅꯨꯃꯤꯠꯇꯒꯤ ꯃꯃꯥꯒ ꯃꯣꯏꯗꯤ ꯊꯣꯛꯂꯛꯈ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯒꯤ ꯑꯗꯨꯝ ꯀꯥꯏꯅꯔꯦꯕ ꯇꯣꯝꯕꯗꯨꯒꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯑꯃꯨꯛ ꯌꯥꯎꯁꯜꯂꯦ ꯍꯥꯟꯅꯒꯤꯁꯨ ꯃꯆꯥ 6ꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯃꯄꯥꯝꯗ ꯑꯃꯨꯛ ꯃꯣꯏꯁꯦ ꯂꯩꯔꯦ ꯍꯥꯟꯅꯩ ꯃꯆꯥꯐꯧ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯤꯉꯩꯗꯨꯗ ꯌꯨꯝꯗꯣ ꯅꯝꯗꯅ ꯅꯆꯥ ꯌꯣꯛ ꯉꯝꯃꯣꯏꯅ ꯃꯆꯥꯈꯩꯗꯨ ꯌꯣꯛꯍꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯒꯤ ꯄꯥꯜꯂꯨꯕ ꯌꯨꯝꯅꯤ ꯑꯗꯣ ꯃꯆꯥ 2 ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯄꯨꯔꯍꯜꯂꯦ ꯃꯄꯥꯝꯗ ꯂꯩꯔꯦ ꯃꯄꯥꯝꯁꯤꯗꯤ ꯑꯗꯨꯝ ꯈꯔ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯅꯨꯡꯉꯥꯏꯔ ꯃꯌꯨꯝ ꯃꯀꯩꯁꯦ ꯑꯗꯨꯝ ꯕꯤꯜꯗꯤꯡ ꯁꯥꯗꯅ ꯈꯣꯠꯇꯅ ꯂꯩꯕ ꯑꯣꯏꯕꯖꯥꯠꯅꯦꯕ ꯑꯗꯩ ꯃꯃꯥꯒꯤ ꯃꯄꯥꯝꯁꯤꯗꯁꯨ ꯃꯣꯏꯁꯦ ꯌꯥꯝꯅ ꯍꯤꯡꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯍꯤꯡꯉꯦꯕꯀꯣ ꯅꯨꯄꯤ ꯃꯆꯥꯈꯩꯁꯦ ꯑꯗꯨꯝ ꯃꯣꯏ ꯌꯥꯝꯁꯜꯂꯦ ꯑꯗꯨꯝ ꯑꯗꯩ ꯑꯃꯒꯤꯗ ꯈꯔ ꯂꯩꯈꯤ ꯑꯃꯒꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯋꯥꯂꯥ ꯐꯥꯎꯕ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯔꯝꯕꯗꯣ ꯃꯄꯥꯗꯨꯅ ꯂꯩꯈꯤꯗꯕꯗꯩꯗꯤ ꯁ꯭ꯇꯦꯞ ꯈꯨꯗꯤꯡꯃꯛꯇ ꯀꯨꯝꯊꯕ ꯆꯥꯎꯊꯕ ꯄꯨꯟꯁꯤꯒꯤ ꯊꯥꯛ ꯉꯥꯛꯇ ꯑꯣꯏꯔꯦꯕ ꯑꯐꯕ ꯆꯥꯎꯈꯠꯄ ꯑꯝꯇ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯑꯃꯒꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯦꯜꯄꯔ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯃꯄꯥꯗꯣ ꯂꯩꯖꯔꯝꯃꯒꯗꯤ ꯑꯗꯨ ꯁꯨꯡꯇꯧ ꯇꯧꯔꯣꯏꯗꯕ ꯏꯃꯨꯡꯅꯦꯕꯀꯣ ꯑꯗꯣ ꯃꯤꯒꯤ ꯏꯃꯨꯡꯗ ꯑꯃꯒꯤꯗ ꯈꯔ ꯌꯣꯛꯈꯤ ꯑꯃꯒꯤꯗ ꯍꯦꯜꯄꯔ ꯑꯣꯏꯍꯜꯂ ꯈꯔ ꯊꯝꯈꯤ ꯑꯗꯨꯃꯥꯏꯅ ꯀꯪꯖꯥꯏ ꯕꯨꯖꯥꯏ ꯍꯤꯡꯅꯔꯦ ꯃꯆꯥ ꯃꯌꯥꯝꯗꯣ ꯂꯣꯏ ꯊꯥꯛꯄ ꯉꯝꯗ꯭ꯔꯦꯗꯅ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯥꯗꯤ ꯐꯤꯔꯣꯟ ꯇꯨꯕꯁꯦ ꯀꯟꯅ ꯇꯝꯃꯒ ꯑꯗꯨꯗ ꯃꯥꯗꯤ ꯀꯟꯅ ꯍꯣꯠꯅꯔꯛꯈ꯭ꯔꯦꯕꯀꯣ ꯃꯥꯁꯦ ꯁꯦꯟ ꯊꯨꯝꯒ ꯈꯔ ꯊꯣꯛꯆꯔꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯃꯌꯥꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯃ ꯂꯩꯖꯔꯝꯃꯤ ꯍꯥꯏꯀꯣ ꯑꯗꯣ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡꯗꯨꯅ ꯃꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗꯒꯤ ꯄꯥꯝꯗꯦꯅ ꯊꯨꯒꯥꯏꯈꯤꯕ ꯑꯗꯒꯤ ꯂꯥꯞꯊꯣꯛꯅꯈꯤꯕ ꯑꯗꯨꯒꯤ ꯌꯥꯝ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯈꯛ ꯃꯥꯁꯦ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯂꯤꯗꯅ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯐꯣꯟꯁꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯇꯧꯔꯛꯄꯁꯤꯅꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯐꯧꯁꯦ ꯄꯨꯡ 5, 6 ꯁ꯭ꯋꯥꯏꯐꯧꯁꯤ ꯐꯣꯟ ꯊꯝꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗ ꯂꯩꯒꯗꯕ ꯄꯥꯏꯅꯔꯒꯅꯦ ꯅꯨꯄꯤꯁꯤꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯔ ꯂꯩꯕꯗꯤ ꯅꯠꯇꯕ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅ ꯐꯣꯟꯗ ꯑꯗꯨꯝ ꯇꯥꯕ ꯑꯗꯨꯅ ꯐꯣꯟꯁꯦ ꯃꯥꯁꯦ 2 ꯄꯥꯏꯔꯦꯕ ꯏꯃꯨꯡ ꯃꯅꯨꯡꯅ ꯇꯧꯔꯛꯄꯒꯤ ꯃꯥꯒꯤ ꯇꯧꯔꯤꯕ ꯀꯔꯕꯥꯔꯗꯨꯒꯤ ꯐꯤꯔꯣꯟꯒꯤ ꯂꯩꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯗꯨꯝꯕꯅ ꯇꯧꯔꯛꯄꯩ ꯑꯃ ꯂꯩꯖꯔꯦꯗꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤꯗꯤ ꯑꯃꯈꯛ ꯇꯣꯉꯥꯟꯅ ꯃꯥ ꯈꯛꯇꯪꯒꯤ ꯐꯣꯟꯁꯦ ꯄꯥꯏꯔꯦꯕ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯍꯦꯛ ꯌꯧꯕ ꯇꯥꯏꯃꯤꯡꯁꯦ ꯄꯨꯡ 6 ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯃꯥꯁꯦ ꯑꯩ ꯇꯨꯝꯃꯒꯦꯀꯣ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯃꯥꯅ ꯄꯨꯡ 8, 9, 10 ꯁ꯭ꯋꯥꯏꯗ ꯇꯧꯔꯁꯨ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯕ ꯃꯦꯁꯦꯖ ꯊꯥꯔꯁꯨ ꯍꯜꯂꯛꯇꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯀꯔꯤꯅꯣꯅꯦ ꯃꯥꯁꯤꯕꯣ ꯅꯪ ꯌꯥꯝ ꯉꯟꯅ ꯇꯨꯝꯃꯤꯁꯤꯅ ꯀꯔꯤꯒꯤꯅꯣꯅ ꯑꯁ ꯑꯌꯨꯛꯗꯤ ꯅꯪ ꯁꯦꯟꯅ ꯂꯩꯔꯝꯃꯤꯅ ꯑꯩꯗꯤ ꯉꯝꯗ꯭ꯔꯦꯒ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯃꯕꯥꯏꯅꯁꯦ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯑꯗꯨꯝ ꯁꯦꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤꯗ ꯃꯥꯅꯁꯨ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔ ꯃꯥꯅꯦꯅ ꯈꯟꯕꯀꯣ ꯑꯗꯩꯗꯤ ꯑꯩꯁꯦ ꯆꯦꯜꯂꯁꯤ ꯈꯣꯠꯂꯁꯤꯅ ꯆꯦꯜꯂꯦ ꯑꯗꯨꯀꯥꯟꯗ ꯆꯦꯜꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯀꯥꯟꯁꯤꯗꯅꯦ ꯆꯦꯟꯕꯁꯤ ꯃꯕꯥꯅꯤꯁꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯆꯦꯟꯁꯤ ꯍꯥꯏꯅꯔ ꯈꯣꯠꯂ ꯆꯦꯟꯈꯤꯕ ꯅꯠꯇꯦ ꯃꯥꯏ ꯋꯥꯔꯤꯗꯣ ꯅꯨꯄꯥꯁꯤꯅ ꯃꯥꯏ ꯐꯣꯟꯁꯦ ꯅꯣꯡꯃ ꯁꯥꯎꯅꯕꯗ ꯋꯥꯏꯇꯤꯡ ꯂꯩ ꯈꯣꯠꯂꯤ ꯀꯅꯥꯒ ꯇꯧꯅꯩꯅꯣꯅ ꯎꯅꯕꯗ ꯂꯧꯁꯟꯈꯤꯕ ꯑꯗꯩ ꯂꯧꯁꯟꯈꯤꯕꯗ ꯏꯕꯥꯅꯤꯁꯦ ꯈꯔ ꯈꯠꯅꯕ ꯑꯗ ꯅꯨꯄꯤꯁꯤꯅꯁꯨ ꯃꯥꯅ ꯅꯣꯡꯃ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯪꯉꯛꯄ ꯃꯥꯅ ꯅꯨꯡꯗꯥꯡ ꯐꯣꯟ パイꯗꯕꯩ ꯃꯔꯝꯁꯦ ꯅꯨꯄꯤꯁꯤꯅ ꯈꯪꯉꯛꯑꯦꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯦ ꯃꯥꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯔꯤꯟ ꯇꯆꯁꯦ ꯑꯗꯨꯝ ꯅꯝꯖꯟꯈꯤꯕ ꯌꯥꯎꯗꯕ ꯀꯥꯎ ꯍꯥꯞꯄꯗ ꯑꯗꯨꯃꯥꯏꯅ ꯐꯣꯟꯁꯦ ꯇꯧꯁꯜꯂꯛꯄ ꯑꯗꯨ ꯅꯨꯄꯥ ꯃꯁꯥꯅꯗꯤ ꯈꯪꯕ ꯅꯠꯇꯕ ꯐꯣꯟ ꯇꯧꯋꯦꯁꯦ ꯑꯗ ꯅꯨꯄꯤꯁꯤꯅ ꯄꯥꯏꯈꯠꯄꯁꯤꯗ ꯂꯣꯏ ꯇꯥꯔꯕ ꯃꯥ ꯑꯗꯨꯝ ꯇꯥꯔ ꯂꯩꯔꯦꯕ ꯃꯣꯏꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯈꯣꯠꯄ ꯀꯩ ꯃꯌꯥꯝꯁꯦ ꯃꯥꯅ ꯂꯣꯏꯅ ꯇꯥꯔ ꯂꯩꯔꯦ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯩ ꯑꯣꯏꯔꯦ ꯅꯨꯡꯗꯥꯡ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯤꯁꯦꯅ ꯃꯥꯅꯁꯨ ꯑꯗꯨꯗꯤ ꯑꯩꯗꯤ ꯅꯪꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯣꯏ ꯅꯤꯡꯉꯤ ꯑꯗꯨꯗꯤ ꯐꯔꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯇꯣꯛꯅꯔꯅꯤ ꯅꯃꯥꯁꯦ ꯐꯣꯟꯁꯤꯗ ꯃꯕꯥꯏꯅꯁꯦ ꯈꯔ ꯈꯠꯅꯔꯦꯕ ꯑꯗꯨꯒ ꯊꯣꯛꯂꯛꯎ ꯑꯝꯇꯪ ꯎꯅꯁꯤ ꯋꯥ ꯁꯦꯡꯗꯣꯛꯅꯁꯤꯅ ꯍꯥꯏꯕꯁꯦ ꯅꯨꯄꯥꯁꯤꯅ ꯐꯣꯟꯁꯦ ꯇꯥꯞꯂꯥꯎ ꯂꯧꯁꯟꯈꯤꯕꯅꯦꯕ ꯃꯥꯒꯤ ꯑꯗꯨ ꯐꯣꯟꯁꯦ ꯄꯨꯔ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯅꯪꯒ ꯂꯥꯞꯊꯣꯛꯅꯔꯅꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯅꯤ ꯃꯇꯝ ꯂꯦꯟꯐꯝ ꯂꯩꯇꯗꯅ ꯅꯍꯥꯟꯈꯩꯅ ꯑꯌꯨꯛ-ꯅꯨꯡꯊꯤꯟꯗꯗꯤ ꯅꯪ ꯁꯦꯟꯅꯕ ꯋꯥꯏ ꯑꯗꯨꯅ ꯇꯨꯝꯃꯒꯦꯅ ꯍꯥꯏꯔꯒ ꯅꯪꯗꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯝꯕ ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯄꯥꯜꯂꯀꯥꯟꯗꯁꯨ ꯅꯪ ꯍꯌꯦꯡꯋꯥꯏ ꯑꯗꯨꯝ ꯑꯣꯏꯗꯕ ꯉꯥꯡꯒꯅꯤ ꯑꯗꯨꯅ ꯂꯥꯞꯊꯣꯛꯅꯍꯧꯁꯦꯅ ꯃꯥꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯐꯣꯟꯁꯤ ꯀꯩꯅꯣ ꯇꯧꯕ
ꯃꯥꯅ ꯐꯣꯟꯁꯦ ꯊꯤꯜꯂꯛꯑꯣ ꯇꯣꯛꯅꯔꯁꯤꯅ ꯍꯥꯏꯕꯁꯤꯗ ꯐꯣꯟꯁꯦ ꯊꯤꯜꯂꯛꯄꯗꯅꯦ ꯑꯩꯈꯣꯏ ꯐꯣꯟꯁꯦ ꯅꯨꯡꯗꯥꯡꯗ ꯊꯤꯜꯂꯛꯄ ꯂꯧꯕ ꯊꯣꯛꯄꯗꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯃꯥ ꯊꯣꯛꯈ꯭ꯔꯕ ꯖꯥꯠꯁꯨ ꯈꯔ ꯊꯤꯕ ꯑꯗꯩꯗꯤ ꯑꯁ ꯑꯩ ꯍꯟꯖꯟꯈꯤꯕꯗ ꯐꯨꯔꯅꯤ ꯑꯩ ꯉꯝꯃꯣꯏ ꯆꯦꯜꯂꯁꯤ ꯑꯩ ꯉꯝꯃꯔꯣꯏ ꯆꯪꯕ ꯉꯝꯃꯔꯣꯏꯅ ꯌꯥꯔꯣꯏ ꯆꯦꯟꯕꯗꯤ ꯌꯥꯔꯣꯏꯅ ꯅꯨꯄꯥꯁꯤ나 ꯉꯥꯡꯈꯩ ꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯕꯗꯣ ꯑꯗꯨ ꯅꯨꯃꯤꯠꯇ ꯃꯥꯁꯦ ꯃꯁꯛ ꯈꯪꯉꯦꯕ ꯑꯩꯗꯤ ꯉꯝꯃꯣꯏ ꯆꯦꯟꯕꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏꯅꯅꯦ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯐ꯭ꯔꯤꯡ ꯆꯣꯡꯉꯦꯅꯦ ꯌꯥꯔꯣꯏ ꯑꯗ ꯆꯦꯟꯗꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯍꯟꯖꯟꯕ ꯉꯝꯃꯣꯏ ꯎꯊꯣꯛꯈ꯭ꯔꯦ ꯃꯥꯇꯣꯟꯅ ꯅꯨꯡꯗꯥꯡ ꯄꯨꯡ 9ꯗ ꯅꯪ ꯀꯩꯗꯧꯕꯩ ꯂꯥꯛꯏ ꯑꯗꯨꯗꯤ ꯑꯌꯨꯛꯇꯤ ꯂꯥꯛꯄ ꯌꯥꯗ꯭ꯔꯥꯅ ꯑꯗꯨꯃꯥꯏꯅ ꯈꯠꯅꯔꯒ ꯅꯝꯗꯅ ꯆꯦꯟꯈꯤꯕꯅꯦꯕꯀꯣ ꯑꯗꯩꯗꯤ ꯆꯦꯜꯂꯕ ꯃꯇꯨꯡꯁꯤꯗꯁꯨ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯐꯣꯟ ꯁꯨꯛꯇꯧ ꯇꯧꯔꯛꯇꯗꯅ ꯈꯣꯠꯇꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯅ ꯊꯤꯒꯠꯄꯗ ꯈꯪꯉꯛꯑꯦꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯅꯨꯡꯁꯤꯅꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯗꯤꯜ ꯂꯦꯟꯕꯒꯤ ꯀꯣꯏꯕꯤꯔꯝꯕ ꯑꯣꯏꯔꯝꯃꯦꯕ ꯅꯨꯄꯥꯁꯤꯅꯁꯨ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯅ ꯅꯪ ꯋꯥ ꯂꯣꯏꯁꯟꯅꯔꯁꯤꯅ ꯑꯗꯨꯗꯤ ꯅꯣꯏ ꯑꯍꯟꯈꯩ ꯊꯥꯔꯛꯑꯒ ꯍꯥꯏꯔꯨ ꯂꯥꯎ ꯑꯩꯈꯣꯏ ꯑꯍꯟꯈꯩꯗ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯅ ꯅꯪꯅ ꯂꯩꯔꯔꯣꯏ ꯍꯥꯏꯌꯣ ꯑꯩꯅ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯔꯗꯤ ꯋꯥ ꯆꯥꯎꯅꯅꯤ ꯅꯪꯅ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯌꯨ ꯑꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯑꯕ ꯑꯩꯅ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏ ꯅꯪꯅ ꯄꯥꯝꯃꯦ ꯅꯨꯡꯁꯤꯅ ꯆꯦꯟꯒꯕ ꯅꯨꯄꯥꯕꯨ ꯅꯪ ꯂꯩꯕ ꯉꯝꯃꯣꯏꯗꯤ ꯀꯔꯤꯒꯤꯅꯣꯅ ꯆꯩꯔꯛꯀꯅꯤꯅ ꯃꯥꯅ ꯍꯥꯏꯔꯦꯕꯀꯣ ꯌꯥꯝ ꯉꯥꯡꯅꯩ ꯃꯄꯥꯟꯁꯨ ꯌꯥꯝ ꯈꯠꯅꯩ ꯕ꯭ꯂꯣꯛ ꯄꯤꯅꯗꯅ ꯊꯥ ꯑꯃꯅꯤ ꯈꯔ ꯐꯥꯎꯅꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯃꯣꯏ ꯀꯩꯅꯣꯁꯤꯅ ꯅꯨꯄꯤꯔꯣꯝꯁꯤꯅ ꯅꯃꯥ ꯐꯪꯉꯤ ꯁꯣꯏꯔꯒ ꯂꯩꯔꯦ ꯅꯣꯏꯗꯤ ꯁꯣꯏꯕ ꯌꯥꯔꯣꯏ ꯖꯇ꯭ꯔꯥ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯅ ꯃꯣꯏꯁꯦ ꯂꯨꯍꯣꯡꯅꯕꯅ ꯀꯟꯅ ꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯍꯜ ꯂꯃꯟ ꯀꯧꯔꯒ ꯂꯨꯍꯣꯡꯕꯁꯦ ꯂꯦꯞꯅꯁꯜꯂꯛꯑꯦꯗꯅ ꯑꯗ ꯅꯨꯄꯥ ꯃꯌꯨꯝꯁꯤꯅꯗꯤ ꯅꯨꯄꯥꯅ ꯌꯥꯗꯕꯅꯤ나 ꯌꯩꯊꯣꯛꯇꯣꯏ ꯍꯣꯠꯅꯕ ꯌꯨꯝ ꯁꯥꯗ꯭ꯔꯤ ꯈꯣꯠꯇ꯭ꯔꯤ ꯈꯔ ꯇꯞꯅ ꯍꯣꯡꯖꯦꯅ ꯑꯗꯩ ꯁꯣꯝꯅ ꯉꯝꯗꯅ ꯂꯦꯞꯁꯜꯂꯛꯑꯕ ꯑꯗꯨꯒꯤ ꯃꯕꯥꯟꯁꯦ ꯈꯠꯅꯔꯦꯀꯣ ꯅꯪꯅ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯌꯨ ꯍꯥꯏꯔꯒ ꯂꯨꯍꯣꯡꯕ ꯑꯣꯏꯅ ꯂꯦꯞꯁꯜꯂ ꯊꯥꯔꯛꯄꯅ ꯈꯠꯅꯔꯦꯀꯣ ꯑꯩꯅ ꯅꯪꯗꯤ ꯁꯨꯡꯂꯧ ꯂꯧꯔꯣꯏ ꯅꯪꯅ ꯉꯝꯃ ꯂꯩꯔꯛꯑꯁꯨꯅꯦ ꯑꯩꯅ ꯌꯦꯡꯉꯣꯏ ꯅꯪ ꯑꯗ ꯅꯨꯄꯥꯁꯨ ꯌꯥꯝ ꯈꯠꯅꯩ ꯃꯕꯥꯟꯁꯦ ꯂꯨꯍꯣꯡꯕꯗꯤ ꯅꯣꯡꯃꯩ ꯁꯨꯝ ꯅꯛꯁꯜꯂꯛꯑꯕ ꯑꯗꯨꯒꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯥꯁꯦ ꯄꯨꯝꯌꯥꯠ ꯐꯩꯖꯣꯝꯁꯦ ꯂꯣꯏ ꯁꯦꯠꯂꯒ ꯑꯩ ꯇꯣꯡꯉ ꯂꯥꯛꯑꯕꯅꯤꯗꯅ ꯅꯨꯄꯤꯁꯨ ꯁꯣꯝꯗ ꯄꯣꯠꯂꯣꯏ ꯁꯦꯠꯄꯁꯦ ꯂꯣꯏꯔꯛꯑꯒ ꯀꯩꯅꯣ ꯐꯣꯇꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯣꯟꯗꯅ ꯈꯣꯠꯇꯅ ꯑꯗꯨꯒꯤ ꯇꯧꯔꯛꯑꯕꯅꯤꯗꯅ ꯁꯤꯒꯤ ꯃꯇꯝꯁꯤꯐꯧꯗ ꯅꯨꯄꯥꯁꯤꯅꯅꯦ ꯑꯩꯗꯤ ꯀꯩꯗꯧꯔꯣꯏ ꯐꯣꯟ ꯇꯧꯔꯛꯑꯦꯌꯦ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯀꯣ ꯒꯥꯔꯤ ꯊꯧꯔꯛꯑꯕꯗꯣ ꯑꯩꯗꯤ ꯅꯪ ꯂꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩ ꯉꯁꯤ ꯁꯨꯡꯂꯧ ꯂꯨꯍꯣꯡꯉꯣꯏ ꯍꯟꯈꯤꯅꯤ ꯅꯣꯏ ꯅꯌꯨꯝ ꯆꯪꯗꯅ ꯍꯟꯈꯤꯅꯤ ꯑꯗ ꯃꯥꯁꯦ ꯐꯩꯖꯣꯝꯁꯨ ꯁꯦꯠꯂꯨ ꯌꯥꯗꯗꯅ ꯌꯥꯝ ꯐꯥꯅꯩ ꯍꯥꯏꯌꯦꯕ ꯂꯨꯍꯣꯡꯕ ꯆꯠꯄ ꯅꯨꯃꯤꯠꯁꯦ ꯑꯗꯩꯗꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯞꯄꯦ ꯍꯥꯏꯌꯦꯕ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯕꯨ ꯐꯥꯒꯤꯔꯥ ꯑꯩ ꯏꯃꯥ ꯏꯄꯥ ꯑꯍꯜ ꯂꯃꯟ ꯂꯩꯔꯤ ꯏꯃꯥ ꯍꯣꯏ ꯃꯥꯝꯇꯣꯜ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯐꯤ ꯁꯦꯠꯇꯅ ꯂꯣꯏ ꯂꯣꯏꯔꯕ ꯅꯪꯁꯨ ꯑꯩ ꯂꯧꯕꯅꯦꯅ ꯂꯥꯛꯑꯕ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯌꯥꯝ ꯈꯠꯅꯅꯅꯦ ꯃꯣꯏ ꯊꯣꯡꯒꯥꯟꯁꯦ ꯌꯧꯁꯜꯂꯛꯑꯦ ꯈꯠꯅ ꯑꯗꯩꯗꯤ ꯃꯥꯁꯨ ꯌꯥꯝ ꯀꯞꯄꯦꯌꯦ ꯃꯥꯁꯤꯅ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯑꯒꯦ ꯍꯥꯏꯕꯁꯤ ꯉꯝꯗ꯭ꯔꯦꯕ ꯑꯗꯨ ꯍꯦꯛ ꯍꯥꯏꯔꯨꯕꯗꯗꯤ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨ ꯍꯥꯏꯔꯨꯕꯗꯗꯤ ꯋꯥꯁꯦ ꯆꯥꯎꯅꯗꯣꯏꯕ ꯑꯗꯣ ꯃꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯨ ꯃꯔꯥꯏꯕꯛ ꯊꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤꯅꯦ ꯃꯥꯒꯩꯒ ꯅꯨꯡꯁꯤꯅꯗꯕꯁꯨ ꯅꯠꯇꯦ ꯂꯩꯔꯒ ꯑꯗꯨꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒꯦꯅ ꯃꯥꯅꯁꯨ ꯈꯜꯂꯀꯥꯟꯗ ꯊꯦꯝꯃꯒꯦ ꯐꯖꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯒꯦꯅ ꯃꯥꯅꯁꯨ ꯇꯞꯊꯔꯦꯕ ꯃꯗꯨ ꯅꯗꯣꯏꯕ ꯋꯥ ꯃꯌꯥꯝꯗꯣ ꯂꯨꯍꯣꯡꯕ ꯀꯥꯏꯅꯗꯅ ꯈꯣꯠꯇꯅ ꯇꯧꯒꯗꯕꯗꯣ ꯃꯥꯅ ꯏꯀꯥꯏꯖꯔꯦꯕ ꯃꯄꯥ ꯂꯩꯔ ꯈꯣꯠꯂꯒ ꯃꯄꯥꯗꯨꯗ ꯍꯥꯏꯒꯗꯕ ꯅꯠꯇꯕꯅꯤꯅ ꯃꯣꯏꯒꯤ ꯑꯣꯏꯅ ꯑꯇꯇꯥꯏ ꯑꯣꯏꯅ ꯂꯦꯞꯄꯤꯒꯗꯕ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯂꯨꯍꯣꯡꯕꯁꯤꯗꯅꯦ ꯃꯥꯗꯣ ꯃꯌꯥꯏꯁꯤꯗ ꯃꯥꯁꯦ ꯃꯄꯤꯅꯅꯦ ꯄꯨꯡꯆꯣꯠ ꯆꯣꯠꯇꯅ ꯂꯩ ꯀꯣꯏꯕꯁꯤ ꯎꯗꯗꯅ ꯇꯨꯒꯦ ꯇꯧꯋꯦ ꯍꯥꯏꯌꯦꯕ ꯃꯄꯤꯁꯦ ꯆꯣꯠ ꯆꯣꯠꯇꯅ ꯁꯨꯝ ꯃꯄꯤꯁꯦ ꯈꯥꯝꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯝ ꯂꯦꯞꯇꯅ ꯇꯥꯔꯛꯑꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯃꯥꯁꯦ ꯃꯥꯟꯗꯣꯞ ꯃꯌꯥꯏꯁꯦ ꯀꯣꯏꯔꯒ ꯂꯩꯁꯤ ꯑꯣꯛꯑꯒ ꯂꯨꯍꯣꯡꯕꯁꯦ ꯂꯣꯏꯔꯛꯈꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯂꯨꯍꯣꯡꯕꯒꯤ ꯅꯨꯡꯗꯥꯡꯁꯤꯗꯅꯦ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅꯅꯦ ꯑꯗꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯂꯣꯠꯁꯟꯕ ꯃꯥ ꯎꯍꯟꯗꯕ ꯋꯥ ꯉꯥꯡꯗꯕ ꯁꯤꯁꯦ ꯑꯗꯨꯝ ꯇꯧꯔꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯆꯥꯛ ꯆꯥꯁꯤ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯔꯒ ꯊꯣꯛꯎꯕ ꯃꯇꯝꯗꯅꯦ ꯑꯩꯈꯣই ꯃꯥꯗꯤ ꯆꯥꯕ ꯂꯣꯏꯔꯝꯃꯦ ꯀꯅꯥꯝꯒꯤꯅ ꯑꯩꯈꯣꯏꯁꯦ ꯃꯣꯏ ꯑꯅꯤꯁꯦ ꯀꯩꯅꯣ ꯅꯨꯄꯥꯁꯤ ꯄꯨꯂꯞ ꯐꯝꯍꯜꯂꯒ ꯄꯨꯈꯝ ꯑꯅꯤ ꯊꯤꯔꯒ ꯅꯨꯄꯥꯁꯤꯅ ꯂꯦꯝꯃꯝꯃꯒ ꯑꯗꯨꯗ ꯆꯥꯍꯟꯕ ꯑꯃ ꯑꯗꯩ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯃꯨꯛꯁꯨ ꯄꯨꯈꯝ ꯑꯅꯤ ꯊꯤꯃꯤꯟꯅꯔꯒ ꯃꯕꯥꯅꯤꯁꯤ ꯇꯣꯉꯥꯟ ꯆꯥꯍꯜꯂꯒ ꯑꯗꯨꯝ ꯅꯨꯄꯥꯁꯤ ꯄꯨꯈꯝꯗꯒꯤ ꯈꯔ ꯆꯥꯔꯒ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯅꯩꯗꯅꯀꯣ ꯄꯨꯈꯝ ꯑꯃꯗ ꯄꯨꯂꯞ ꯆꯥꯃꯤꯟꯅꯕꯁꯨ ꯌꯥꯎꯗ꯭ꯔꯥ ꯑꯗ ꯃꯣꯏꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯦ ꯆꯥꯛ ꯆꯥꯎ ꯂꯥꯛꯑꯣꯅ ꯀꯧꯁꯜꯂꯛꯄꯁꯤꯗ ꯃꯥꯁꯦ ꯆꯪꯉꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤ ꯆꯥ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯏ ꯑꯔꯦꯝꯕꯁꯤ ꯂꯩꯔꯝꯃꯦꯕ ꯑꯗ ꯃꯥꯅꯗꯤ ꯀꯩꯅꯥꯗꯤ ꯂꯣꯏ ꯆꯥꯟꯅꯗ꯭ꯔꯥ ꯑꯗ ꯃꯅꯦꯝꯕꯣꯛꯁꯤꯅ ꯅꯪ ꯀꯥꯗ ꯄꯨꯁꯜꯂ ꯆꯪꯉ ꯆꯥꯎꯔꯣ ꯑꯩꯈꯣꯏꯗꯤ ꯄ꯭ꯂꯥꯎ ꯆꯥꯈꯤꯕꯩ ꯀꯩꯝ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯩ ꯃꯣꯏ ꯌꯥꯎꯔꯝꯕ ꯅꯨꯄꯤ ꯑꯃꯅ ꯆꯩ ꯍꯥꯏꯌꯦ ꯃꯅꯦꯝꯕꯣꯛꯇꯨꯗ ꯀꯩꯅꯣꯅꯦ
ꯀꯩꯅꯥꯁꯤꯕꯨ ꯂꯨꯍꯣꯡ ꯅꯨꯃꯤꯠꯁꯤꯕꯨ ꯃꯊꯟꯗ ꯀꯥꯗ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯍꯟꯗꯣꯏꯅꯣ ꯑꯩꯈꯣꯏꯒ ꯆꯥꯃꯤꯟꯅꯒꯗꯕꯅꯦꯅ ꯕꯦꯝꯃ ꯊꯤꯔꯛꯑꯒꯦ ꯍꯥꯏꯔꯒ ꯃꯣꯏ ꯈꯔ ꯑꯃꯒ ꯆꯥꯃꯤꯟꯅꯗꯣꯏꯒꯤ ꯐꯝꯊꯅꯔꯛꯄꯁꯦ ꯆꯥꯛ ꯄꯨꯈꯝ ꯑꯇꯣꯞꯄ ꯑꯅꯤ ꯑꯍꯨꯝ ꯑꯃꯁꯨ ꯊꯤꯔꯛꯑꯒ ꯅꯨꯄꯤ ꯈꯔꯒ ꯃꯅꯦꯝꯕꯣꯛꯁꯤꯅꯅꯦ ꯃꯥꯅ ꯆꯥꯔꯒꯦꯅ ꯐꯝꯖꯕ ꯃꯥꯏ ꯃꯄꯨꯔꯣꯏꯕꯩ ꯄꯨꯈꯝ ꯂꯩꯔꯝꯕꯗꯨꯗ ꯖꯔ ꯆꯤꯡꯒꯦ ꯍꯥꯏꯌꯦꯕ ꯄꯨꯈꯝꯁꯦ ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯆꯥꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯑꯔꯦꯝꯕꯗꯣ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯒ ꯄꯨꯜꯂ ꯆꯥꯃꯤꯟꯅꯔꯦꯕꯀꯣ ꯃꯥꯁꯦ ꯀꯔꯤꯝ ꯋꯥ ꯉꯥꯡꯗꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯃꯁꯤꯗ ꯋꯥ ꯉꯥꯡꯉꯨꯔꯒ ꯋꯥ ꯆꯥꯎꯊꯣꯛꯅꯔꯛꯀꯅꯦꯅꯅꯦ ꯏꯃꯥꯅ ꯆꯥꯛꯇꯣ ꯁꯨꯃꯥꯏꯅ ꯑꯩ ꯆꯥꯍꯟꯗꯦ ꯑꯗꯨ ꯇꯧꯗꯦ ꯅꯪꯒꯤ ꯑꯔꯦꯝꯕꯗꯣꯅ ꯃꯥ ꯀꯔꯤꯝ ꯍꯥꯏꯖꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯂꯨꯍꯣꯡꯉꯒ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯂꯩꯃꯤꯟꯅꯕꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯅꯨꯄꯥꯁꯤꯅ ꯋꯥꯁꯦ ꯏꯉꯥꯡ ꯉꯥꯡꯗꯕꯤ ꯑꯗꯩ ꯅꯨꯄꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝꯂꯣꯝꯗꯩ ꯃꯥꯁꯦ ꯃꯔꯨꯞ ꯊꯥꯡꯂꯨꯞ ꯈꯔ ꯍꯧꯋꯦꯕꯀꯣ ꯃꯔꯨꯞ ꯃꯣꯔꯤ ꯑꯣꯏꯕꯒꯤ ꯄꯩꯁꯥ ꯈꯣꯝꯖꯤꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯔ ꯇꯧꯋꯦꯕ ꯃꯈꯨꯠꯇ ꯄꯩꯁꯥꯁꯦ ꯈꯔ ꯑꯗꯨꯝ ꯋꯥꯠꯇꯕ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛꯀꯤꯗꯤ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯑꯗꯨꯁꯤꯡꯁꯦ ꯁꯨꯝ ꯎꯏꯌꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅꯅꯦ ꯃꯥꯁꯦ ꯃꯄꯥꯝꯂꯣꯝꯗ ꯆꯠꯎꯁꯦꯁꯨ ꯅꯣꯡꯇ ꯌꯥꯗꯕ ꯑꯗꯒꯤ ꯗꯥꯛꯇꯔꯗ ꯆꯦꯛ ꯆꯠꯎꯁꯤ ꯍꯥꯏꯁꯨ ꯌꯥꯗꯕ ꯃꯆꯥ ꯃꯤꯔꯣꯜꯂꯦꯕ ꯃꯥꯁꯦ ꯑꯗꯒꯤ ꯃꯥꯒꯅꯦ ꯊꯕꯛ ꯑꯝꯇ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯁꯦ ꯆꯠꯃꯤꯟꯅꯩꯗꯅ ꯆꯠꯃꯤꯟꯅꯁꯨ ꯌꯥꯗꯕ ꯃꯥꯁꯦ ꯃꯥꯏ ꯅꯨꯄꯤꯅꯦꯅ ꯎꯠꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩꯊꯦꯜꯐꯧ ꯕꯖꯥꯔꯐꯧ ꯃꯣꯏꯅꯤ ꯀꯩꯅꯣꯝꯃ ꯂꯩꯔꯨꯁꯦ ꯍꯥꯏꯔꯁꯨ ꯆꯠꯃꯤꯟꯅꯅꯤꯡꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯩ ꯃꯥꯅ ꯃꯤꯔꯣꯟꯕ ꯃꯇꯝ ꯀꯩꯀꯥꯁꯤꯁꯨ ꯀꯔꯤꯝꯐꯥꯎ ꯍꯦꯛ ꯍꯪꯕ ꯈꯣꯠꯄ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯑꯗꯩ ꯍꯤꯗꯥꯛ ꯒꯨꯂꯤꯅ ꯂꯩꯔꯤꯕ꯭ꯔꯥ ꯅꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥꯁꯦ ꯀꯔꯤꯝ ꯍꯪꯗꯕ ꯃꯥꯁꯦ ꯉꯋꯥꯏꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯀꯩꯅꯣꯁꯤꯗꯩ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯑꯌꯨꯛꯀꯤ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯑꯗꯨꯗꯩ ꯄꯨꯡ 9 ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯁꯦ 10 ꯁ꯭ꯋꯥꯏꯁꯤꯗ ꯌꯥꯍꯧꯔꯅꯦꯌꯦ ꯆꯥꯛꯏꯁꯤꯡ ꯇꯣꯛꯑꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯑꯗꯨꯝ ꯄꯨꯡ 12ꯒ ꯈꯔ ꯍꯦꯜꯂꯛꯄꯁꯦ ꯁꯤꯗꯩ ꯑꯗꯨꯝ ꯆꯠꯈꯤꯕꯁꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯜꯂꯛꯇꯣꯏꯅꯦꯌꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯉꯥꯡꯅꯕꯁꯨ ꯌꯥꯗꯕ ꯑꯗꯩꯗꯤ ꯏꯃꯨꯡꯁꯤꯗꯗꯤ ꯉꯁꯥꯏ ꯃꯅꯦꯝꯕꯣꯛꯁꯨ ꯂꯂꯣꯟ ꯏꯇꯤꯛ ꯆꯠꯄ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯌꯣꯜꯂꯒ ꯏꯃꯨꯡꯁꯦ ꯄꯨꯕ ꯆꯥꯅꯦꯕ ꯃꯀꯨꯕꯣꯛꯁꯨ ꯃꯥꯏ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡꯁꯤꯗꯤ ꯃꯥꯅ ꯊꯣꯡꯉꯤꯕꯅꯤꯅ ꯃꯅꯦꯝꯕꯣꯛꯅ ꯑꯗꯨꯝ ꯆꯦꯡ ꯆꯥꯛꯇꯤ ꯊꯝꯃꯝꯃꯁꯨ ꯏꯟꯖꯥꯡ ꯂꯩꯇ꯭ꯔꯦꯅ ꯉꯥꯏ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤ나 ꯃꯥꯅ ꯑꯗꯨꯝ ꯍꯣꯠꯅꯕ ꯏꯃꯨꯡꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯥꯏꯔꯨꯔꯁꯨ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦ ꯍꯜꯂꯛꯑꯦ ꯊꯦꯡꯅ ꯍꯜꯂꯛꯑꯃꯤꯅ ꯒꯣꯔꯣꯒꯣꯅꯥꯈꯣꯏ ꯇꯨꯝꯈꯤꯕ ꯑꯗꯩ ꯆꯥꯛꯇꯤ ꯑꯗꯨꯝ ꯅꯨꯡꯗꯥꯡꯁꯨ ꯑꯍꯤꯡ ꯍꯜꯂꯛꯑꯁꯨ ꯆꯥꯕ ꯑꯗꯩ ꯑꯌꯨꯛꯁꯨ ꯆꯠꯂꯝꯗꯥꯏꯗ ꯑꯗꯨꯝ ꯆꯥꯔ ꯆꯠꯈꯤꯕ ꯑꯗꯩ ꯑꯃꯨꯛ ꯖ꯭ꯋꯥꯔꯁꯦ ꯄꯩꯁꯥ ꯄꯨꯊꯔꯛꯑꯒꯅꯦ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯀꯩꯒꯤ ꯄꯩꯁꯥ ꯈꯣꯝꯖꯜꯂꯦꯁꯨ ꯎꯕꯅꯤ ꯄꯩꯁꯥ ꯄꯤꯌꯣꯅ ꯇꯧꯕ ꯄꯩꯁꯥꯁꯦ ꯄꯤꯌꯨ ꯌꯥꯗ꯭ꯔꯒꯅꯅꯦ ꯁꯥꯎꯕ ꯄꯩꯁꯥꯁꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯑꯇꯣꯞꯄ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯦꯕ ꯃꯣꯏꯅꯤꯁꯦ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯂꯧꯖꯒꯦꯅ ꯇꯧꯕꯖꯥꯠꯅꯦꯕ ꯑꯗꯨꯒꯤ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯅꯨꯄꯤꯁꯤꯅ ꯈꯪꯉꯦꯕꯀꯣ ꯑꯗꯨ ꯃꯥ ꯀꯩꯁꯨ ꯍꯥꯏꯖꯗ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯈꯜꯂꯤꯁꯤꯅ ꯃꯥꯁꯤꯅ ꯆꯠꯈ꯭ꯔꯗꯤ ꯑꯗꯨ ꯅꯨꯄꯤꯗꯣ ꯂꯧꯍꯧꯒꯦꯅ ꯈꯟꯕ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯃꯥ ꯍꯪꯇꯛꯇꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯖꯗ꯭ꯔꯕꯅꯤꯅ ꯃꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯃꯨꯛ ꯌꯨꯝꯕꯥꯜ ꯑꯅꯤ ꯄꯥꯟꯕ ꯈꯣꯠꯄ ꯁꯣꯏꯕꯁꯦ ꯃꯣꯏ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯦꯕ ꯑꯗꯩ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯃꯃꯥꯒꯤ ꯂꯩꯕꯅꯤꯅꯀꯣ ꯃꯣꯏ ꯍꯟꯕ ꯈꯣꯠꯄꯗꯨ ꯃꯣꯏꯅ ꯍꯦꯟꯅ ꯇꯟꯖꯩꯌꯦꯕ ꯑꯗꯩ ꯃꯄꯥꯒꯤ ꯍꯤꯡꯒꯣꯜꯗꯤ ꯃꯣꯏꯒꯤꯁꯦ ꯂꯩꯔꯤꯕꯖꯥꯠꯅꯦꯕꯀꯣ ꯃꯄꯥꯒꯤ ꯍꯤꯡꯒꯣꯜꯗꯨꯗꯤ ꯃꯄꯥꯅ ꯂꯩꯔꯝꯕ ꯗꯨꯀꯥꯟ ꯄ꯭ꯂꯣꯠꯁꯤꯡ ꯀꯩꯁꯤꯡ ꯃꯄꯥꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯝꯕ ꯃꯐꯝꯒꯗꯨꯗꯤ ꯑꯗꯨ ꯃꯣꯏ ꯃꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯂꯣꯏ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯣꯏ ꯇꯧꯍꯧꯔꯕꯖꯥꯠꯅꯦꯕ ꯃꯇꯝꯗꯨꯗ ꯃꯣꯏꯁꯨ ꯄꯤꯁꯛ ꯄꯤꯛꯏꯕ ꯑꯗꯩ ꯃꯃꯥꯁꯨ ꯅꯥꯔꯒ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤꯅ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯍꯧꯗꯕ ꯑꯗꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗ ꯂꯩꯔꯤꯕ ꯃꯈꯜ ꯑꯩꯈꯣꯏ ꯃꯥꯏ ꯅꯨꯄꯤꯁꯦ ꯁꯨꯡꯌꯥꯎ ꯍꯦꯛ ꯌꯥꯎꯍꯟꯗꯕ ꯕꯤꯖꯤꯅꯦꯁꯁꯤꯗ ꯁꯨꯡꯈꯪ ꯍꯦꯛ ꯈꯪꯍꯟꯗꯕ ꯑꯗꯨꯒ ꯅꯣꯡꯃꯇꯐꯧ ꯇꯥꯛꯄꯤꯔꯝꯗꯕ ꯇꯝꯕꯤꯔꯝꯗꯕ ꯀꯔꯤꯝ ꯈꯪꯍꯧꯗꯕ ꯑꯗꯨꯅ ꯌꯨꯝꯗ ꯏꯄꯪ ꯄꯪꯅ ꯅꯨꯄꯤꯗꯤ ꯑꯉꯥꯡ ꯍꯣꯠꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯍꯣꯠꯅ ꯂꯩꯌꯨ ꯅꯨꯄꯤꯅ ꯄꯥꯟꯊꯣꯛ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯅꯣꯡꯃꯇꯕꯧ ꯌꯥꯎꯍꯜꯂꯝꯗꯕꯗꯨꯅ ꯃꯃꯥꯗꯨꯅ ꯀꯔꯤꯝꯇ ꯉꯝꯍꯧꯗ꯭ꯔꯤꯅꯦꯕ ꯑꯗꯨ ꯌꯥꯎꯍꯟꯕꯤꯒꯗꯧꯅꯦꯕ ꯂꯣꯏ ꯈꯪꯍꯟꯒꯗꯧꯅꯦꯕ ꯑꯩꯁꯤꯅ ꯈꯪꯍꯧꯗꯅ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯑ ꯁꯤꯈ꯭ꯔꯣꯅꯦ ꯀꯩꯅꯣꯝ ꯇꯧꯔꯒ ꯈꯨꯗꯛꯇ BP ꯁ꯭ꯇꯣꯛ ꯑꯃ ꯇꯧꯔ ꯁꯤꯈ꯭ꯔꯣꯅꯦ ꯑꯩ ꯅꯨꯄꯤꯁꯨ ꯀꯔꯤꯝ ꯈꯪꯍꯧꯗ꯭ꯔꯕꯅꯤꯅ ꯃꯆꯥꯗꯣ ꯀꯃꯥꯏꯅ ꯌꯣꯛꯍꯧꯗꯣꯔꯤ ꯑꯗꯣ ꯁꯤꯗꯩꯗꯅꯦ ꯕꯤꯖꯤꯅꯦꯁꯇ ꯄꯩꯁꯥ ꯌꯥꯝ ꯃꯥꯡꯕ ꯃꯤ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯃꯥꯏ ꯅꯨꯄꯤꯁꯦ ꯆꯞ ꯆꯥꯅ ꯈꯪꯍꯜꯍꯧꯒꯗꯕꯅꯦꯕ ꯄꯨꯊꯣꯛꯑꯒ ꯃꯥꯁꯨ ꯍꯩꯍꯜꯍꯧꯒꯗꯕꯅꯦꯕ ꯑꯩ ꯑꯃꯅ ꯁꯣꯏꯈ꯭ꯔꯁꯨ ꯑꯩ ꯅꯨꯄꯤꯁꯤꯅ ꯏꯆꯥꯁꯤꯡꯁꯦ ꯊꯥꯛꯅꯕꯅ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯥꯗꯤ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯄ ꯈꯣꯠꯄꯁꯦ ꯄꯥꯝꯗꯦꯅ ꯀꯔꯤꯝ ꯈꯪꯍꯜꯍꯧꯗꯕꯗ ꯀꯔꯤꯝꯇ ꯄꯨꯡ ꯃꯥꯡꯉꯤꯁꯤꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯌꯨꯝ ꯄꯥꯟꯕꯁꯤꯗꯁꯨ ꯃꯥꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯖ꯭ꯋꯥꯔꯗꯩ ꯄꯩꯁꯥꯁꯦ ꯊꯥꯗꯣꯛꯑꯝꯃꯒ ꯑꯍꯤꯡꯗ ꯂꯥꯛꯑꯦꯗꯅ ꯄꯩꯁꯥ ꯄꯤꯌꯨꯅ ꯉꯪꯉꯒ ꯃꯔꯨꯞꯀꯤ ꯄꯩꯁꯥꯁꯦ ꯈꯔ ꯂꯧ ꯇꯧꯔꯒ ꯄꯨꯔ ꯍꯦꯛ ꯆꯠꯈꯤ ꯃꯤꯒꯤ ꯁꯤꯡ ꯆꯠꯈꯤ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯁꯦ ꯑꯉꯥꯡ ꯄꯣꯛꯄ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯦ ꯄꯩꯁꯥ ꯑꯃꯐꯥꯎ ꯄꯨꯊꯣꯔꯛꯇ꯭ꯔꯦꯕ ꯅꯨꯄꯤ ꯃꯁꯥꯅ ꯄꯩꯁꯥꯁꯦ ꯄꯨꯔꯒ ꯄꯣꯛꯆꯔꯦꯕ ꯃꯆꯥꯁꯦ ꯑꯗꯩ ꯑꯃꯨꯛ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯃꯥꯏ ꯃꯔꯨꯞꯇ ꯌꯥꯎꯔꯝꯕ ꯐꯪꯗꯣꯛꯈ꯭ꯔꯒ ꯁꯤꯌꯥꯔ 3 ꯌꯥꯎꯔꯝꯕ ꯑꯃꯁꯨ ꯂꯣꯠꯈ꯭ꯔꯕ 5,000 5,000 ꯊꯥꯡꯕ ꯃꯔꯨꯞꯁꯤꯗ
ꯊꯥꯡꯕ ꯃꯔꯨꯞꯁꯤ ꯃꯥꯅ ꯑꯗꯨꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯐꯨꯒꯠꯂꯛꯄꯗꯗꯤ ꯃꯥꯁꯤ ꯋꯥꯔꯦꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯃꯥꯅ ꯄꯩꯁꯥ ꯈꯔ ꯃꯤꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯁꯥꯟꯅꯕ ꯈꯣꯠꯄ ꯃꯥꯅ ꯈꯔ ꯇꯧꯕꯅꯤꯅ ꯃꯉꯣꯟꯗ ꯄꯩꯁꯥꯁꯦ ꯊꯥꯗꯣꯛꯑꯣ ꯈꯣꯠꯂꯣ ꯄꯤꯔꯛꯑꯦꯕ ꯑꯗꯨꯁꯨ ꯃꯥꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯗ ꯊꯥꯗꯣꯛꯑꯒ ꯁꯣꯝꯗꯩꯅ ꯃꯥꯅ 3%ꯗ ꯄꯨꯔꯦ ꯁꯣꯝꯗꯅ 5%ꯗ ꯊꯥꯗꯣꯛꯑꯦ ꯁꯦꯟꯗꯣꯏ ꯈꯔ ꯂꯦꯝꯃꯦꯅ ꯊꯥꯗꯣꯛꯎꯔꯒ ꯄꯩꯁꯥꯁꯦ ꯃꯤꯗꯨꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯑꯗꯨꯒꯤꯁꯨ ꯃꯥꯁꯦꯈꯔ ꯄꯨꯊꯁꯜꯂꯛꯄ ꯑꯗꯒꯤ ꯃꯣꯏꯒꯤ ꯅꯨꯄꯥꯁꯤꯒꯤ ꯏꯃꯨꯡꯗꯁꯨ ꯊꯣꯡꯕ ꯊꯥꯛꯄ ꯅꯣꯡꯃꯒꯤ ꯁꯨꯝꯕꯗꯁꯨ ꯆꯪꯈꯠꯂꯛꯄ ꯑꯉꯥꯡ ꯄꯣꯛꯄꯗꯁꯨ ꯆꯪꯈꯠꯂꯛꯄ ꯑꯗꯩ ꯑꯉꯥꯡꯗꯨꯃ ꯌꯣꯛꯄꯗꯁꯨ ꯆꯪꯈꯠꯂꯛꯄ ꯁꯤ ꯃꯌꯥꯝꯁꯤꯗ ꯃꯥꯁꯦ ꯄꯩꯁꯥꯁꯦ ꯈꯔ ꯄꯨꯊꯔꯦꯕ ꯑꯗꯨꯒꯤꯁꯨ ꯃꯥꯁꯦ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯔꯦꯕꯀꯣ ꯁꯥꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅꯁꯨ ꯍꯥꯏꯅꯕꯁꯤ ꯀꯔꯤꯝꯇ ꯌꯥꯔꯛꯇꯕꯤ ꯑꯗꯩꯗꯤ ꯄꯩꯁꯥ ꯐꯪꯉꯤ ꯄꯨꯊꯔꯛꯄꯤ ꯖ꯭ꯋꯥꯔ ꯁꯥꯟꯅ ꯈꯣꯠꯂ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯈꯤꯕꯤ ꯑꯗꯩ ꯃꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯩ ꯈꯣꯠꯂꯦꯅ ꯉꯥꯡꯉꯨꯔꯦ ꯊꯦꯡꯅ ꯍꯜꯂꯛꯏ ꯀꯩꯒꯤꯅꯣꯅ ꯉꯥꯡꯉꯨꯔꯅ ꯇꯥꯏꯅ ꯃꯕꯥꯅꯤꯁꯦ ꯈꯠꯅꯕ ꯑꯗꯒꯤ ꯃꯅꯦꯝꯕꯣꯡ ꯌꯥꯎꯁꯜꯂꯛꯑꯅꯤ ꯅꯨꯄꯥꯅꯤ ꯍꯜꯂꯛꯅꯤꯡ ꯃꯇꯝꯗ ꯍꯜꯂꯛꯁꯅꯨ ꯀꯩꯗꯧꯔꯦ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯦ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯍꯥꯏꯕꯤ ꯃꯅꯦꯝꯕꯣꯛꯀ ꯃꯥꯒ ꯑꯃꯨꯛ ꯈꯠꯅꯕꯤ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯇꯦꯟꯁꯟꯁꯦ ꯄꯨꯕꯁꯦ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛꯁꯨ ꯃꯥꯁꯦ ꯃꯄꯥꯝ ꯆꯠꯂꯕ ꯃꯥꯁꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯆꯠꯄꯁꯤꯗ ꯃꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯁꯤꯅ ꯃꯥꯝꯇꯣꯜ ꯍꯣꯏ ꯀꯩꯀꯩ ꯃꯌꯥꯝꯁꯤꯅꯅꯦ ꯃꯣꯏꯅ ꯀꯧꯕ ꯂꯥꯛꯄꯗ ꯑꯗꯨꯝ ꯄꯤꯈ꯭ꯔꯦꯕ ꯃꯥꯁꯦ ꯆꯠꯂꯣ ꯁꯤꯗ ꯅꯃꯥꯁꯨ ꯍꯜꯂꯛꯑ ꯂꯩ ꯅꯣꯏꯁꯨ ꯂꯩ ꯃꯤ ꯃꯥꯡꯗ ꯏꯀꯥꯏ ꯆꯠꯂꯣ ꯅꯌꯨꯝ ꯄꯥꯜꯂꯗꯤ ꯉꯝꯅꯕ ꯂꯩꯔꯁꯨꯅ ꯑꯃꯨꯛꯁꯨ ꯊꯥꯕꯤꯔꯦꯕꯀꯣ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯄꯩꯁꯥꯒꯤ ꯃꯊꯥ ꯃꯌꯥꯝꯅꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯒꯁꯨ ꯅꯣꯡꯃꯒꯤ ꯄꯥꯈꯠꯇ ꯈꯟꯅꯕꯤ ꯑꯗꯩ ꯅꯨꯄꯥꯅꯤꯅꯅꯦ ꯐꯨꯕꯗ ꯅꯥꯇꯩ ꯆꯥꯗꯅ ꯐꯨꯕ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯒꯩ ꯀꯥꯎꯁꯟꯕ ꯊꯤꯟꯖꯟꯕ ꯁꯤ ꯃꯌꯥꯝꯁꯤꯒꯤꯅꯦ ꯃꯥꯁꯦ ꯃꯣꯠ ꯆꯥꯅꯔꯛꯇꯕꯅꯦ ꯑꯗꯩ ꯁꯦꯟ ꯊꯨꯝꯒꯤ ꯋꯥꯕꯅꯦ ꯉꯥꯎꯔꯛꯇꯅꯅꯦ ꯃꯥꯁꯦ ꯃꯆꯥꯁꯤꯒ ꯃꯥꯒꯁꯦ ꯌꯥꯝ ꯃꯆꯥꯁꯤ ꯀꯣꯜꯂ ꯑꯗꯨꯝ ꯀꯞꯄꯦ ꯃꯥꯁꯦꯀꯣ ꯑꯗꯩ ꯀꯞꯄꯦ ꯑꯗꯩ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯁꯤꯁꯦ ꯅꯨꯄꯥ ꯑꯃꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯞ ꯆꯥꯕ ꯊꯧꯗꯥꯡ ꯂꯧꯕꯤꯗꯕꯗꯒꯤꯅꯦ ꯀꯗꯥꯏꯗꯒꯤ ꯆꯥꯛꯁꯦ ꯊꯣꯡꯗꯣꯏꯅೋ ꯏꯆꯥꯁꯤꯗꯤ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤ ꯁ꯭ꯀꯨꯜ ꯀꯥꯗꯕ ꯌꯥꯔꯣꯏ ꯇꯤꯐꯤꯟ ꯍꯥꯞꯇꯕ ꯌꯥꯔꯣꯏ ꯑꯗꯩꯗꯤ ꯁ꯭ꯀꯨꯜ ꯐꯤ ꯊꯤꯗꯕ ꯌꯥꯔꯣꯏ ꯁꯤꯁꯦ ꯄꯣꯠꯂꯨꯝꯁꯦ ꯂꯣꯏꯅ ꯑꯩ ꯈꯪꯗꯦ ꯑꯗꯨꯅ ꯅꯨꯄꯥꯁꯤꯅ ꯂꯩꯊꯣꯛꯈ꯭ꯔꯒꯅꯦ ꯍꯧꯖꯤꯛꯃꯛꯁꯦ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯁꯤꯒꯤ ꯄꯣꯠꯂꯨꯝꯁꯤꯅ ꯉꯥꯎꯔ ꯂꯩꯌꯦꯕ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯃꯔꯨꯞꯂꯣꯝꯒꯤ ꯁꯦꯟ ꯄꯨꯊꯔꯛꯄꯅꯦ ꯃꯤꯅ ꯍꯥꯠꯈꯤꯕꯩ ꯊꯧꯖꯜꯂꯛꯄꯅꯦ ꯅꯨꯄꯥꯅ ꯉꯥꯡꯅ ꯌꯥꯁꯜꯂꯛꯇꯕꯅꯦ ꯖ꯭ꯋꯥꯔ ꯁꯥꯟꯅ ꯂꯩꯊꯣꯛꯈꯤꯕꯅꯦ ꯏꯃꯨꯡ ꯄꯨꯕꯩ ꯋꯥꯕꯅꯦ ꯃꯆꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯈꯠꯂꯛꯑꯦꯀꯣ ꯆꯍꯤ 4 ꯍꯦꯜꯂꯛꯑꯦ ꯂꯥꯏꯔꯤꯛ ꯇꯝꯃꯛꯑꯦ ꯑꯗꯨꯝꯕ ꯚꯦꯟ ꯊꯤꯅꯕꯒꯤ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯋꯥꯔꯦꯕ ꯃꯥꯁꯦ ꯑꯗꯩ ꯀꯩꯗꯧꯔꯨꯗꯣꯏꯅꯣꯗ ꯁꯤꯗꯤ ꯏꯄꯥꯝꯗ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯦ ꯉꯝꯅꯕ ꯂꯩꯌꯨ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯅꯨꯄꯥꯅ ꯐꯪꯉꯦ ꯐꯖꯅ ꯊꯧꯗꯥꯡ ꯂꯧꯗ꯭ꯔꯦ ꯑꯗꯨꯑꯣꯏꯗꯤ ꯑꯩꯁꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯅ ꯃꯆꯥꯅꯨꯄꯤꯁꯤꯗ ꯃꯥꯁꯦ ꯁꯤꯔꯒꯦꯅ ꯐꯤꯔꯦꯞꯁꯦ ꯆꯞ ꯆꯥꯅ ꯂꯦꯞꯄꯦꯕꯀꯣ ꯑꯁꯨꯛ ꯋꯥꯔꯛꯑꯕ ꯄꯨꯟꯁꯤꯁꯤꯕꯨ ꯏꯃꯥꯏ ꯃꯄꯥꯝꯗ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯤꯡꯉꯛꯑꯦ ꯏꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂ ꯑꯇꯣꯝꯕꯒ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯦ ꯑꯇꯣꯝꯕꯗꯒꯤ ꯑꯃꯨꯛ ꯅꯥꯟꯊꯣꯛꯅꯕ ꯑꯇꯣꯝꯕꯗꯨꯅ ꯀꯩꯗꯧꯔꯛꯀꯗꯒꯦ ꯍꯣꯠꯅꯕꯒꯤ ꯚꯔꯥꯗꯨꯗ ꯄꯤꯛꯈ꯭ꯔꯕ ꯀꯥꯈꯨꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯔ ꯆꯠꯇ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯁꯤꯜꯂꯒ ꯑꯗꯨ ꯋꯥꯅ ꯍꯤꯡꯉꯛꯑꯦ ꯌꯨꯝ ꯄꯥꯜꯂꯦ ꯅꯪꯅ ꯑꯃꯨꯛ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯦ ꯅꯪ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯒ ꯅꯪꯅ ꯗꯤꯜ ꯂꯦꯟꯕ ꯑꯣꯏꯅ ꯑꯩꯕꯨ ꯀꯣꯏꯕꯤꯔꯝꯃꯦ ꯑꯩꯅꯗꯤ ꯂꯩꯒꯦꯅ ꯅꯪ ꯅꯨꯡꯁꯤꯔꯨꯔꯦ ꯃꯇꯝ ꯃꯥꯡꯈꯩ ꯆꯍꯤ 2 ꯑꯇꯣꯞꯄ ꯅꯨꯄꯥꯁꯨ ꯊꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯆꯦꯟꯕꯅꯤ ꯐꯣꯟ ꯊꯤꯟ ꯆꯠꯄꯗ ꯁꯣꯏꯗꯅ ꯆꯦꯟꯕꯅꯦꯅ ꯃꯤ ꯈꯨꯗꯤꯡꯒꯤꯁꯨ ꯍꯥꯏꯕ ꯑꯩꯅ ꯅꯝꯗꯅ ꯂꯩꯁꯜꯂꯛꯄꯁꯨ ꯇꯥꯕ ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯨꯃꯤꯠꯇꯨꯗꯕꯨ ꯑꯩꯁꯨ ꯄꯣꯠꯂꯣꯏ ꯁꯦꯠ ꯂꯣꯏꯔꯕ ꯅꯪꯁꯨ ꯐꯩꯖꯣꯝ ꯁꯦꯠꯇꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯥꯛꯑꯕ ꯑꯩꯕꯨ ꯂꯧꯕ ꯂꯨꯍꯣꯡꯕ ꯂꯝꯕꯤꯗꯨꯗ ꯅꯪꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯛꯑꯒ ꯑꯩ ꯅꯪ ꯁꯨꯡꯂꯧ ꯂꯧꯔꯣꯏꯅ ꯇꯧꯔꯛꯄꯗꯣ ꯅꯪꯒ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯅ ꯀꯔꯤꯒꯤ ꯇꯥꯔꯝꯗꯅꯤ ꯌꯥꯗ ꯏꯖꯠ ꯁꯣꯛꯈ꯭ꯔꯕꯅꯣꯅꯅꯦ ꯅꯪꯉꯣꯟꯗ ꯂꯩꯔꯦ ꯉꯥꯡꯅꯕꯁꯨ ꯌꯥꯗ ꯁꯤ ꯃꯇꯧꯁꯤ ꯅꯨꯄꯤꯅ ꯌꯨꯝ ꯑꯃ ꯄꯥꯟꯕꯩ ꯁꯨꯖꯟꯅꯦꯁꯨ ꯈꯪꯗꯕ ꯄꯩꯁꯥ ꯄꯤꯌꯣꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯉꯪꯕ ꯃꯔꯨꯞꯀꯤ ꯃꯤꯒꯤ ꯄꯤꯒꯗꯕ ꯄꯩꯁా ꯊꯝꯕꯁꯦ ꯃꯥꯅ ꯍꯦꯛꯇ ꯃꯨꯜꯂ ꯆꯠꯈꯤꯕꯤ ꯁꯣꯝꯗꯗꯤ ꯅꯨꯄꯤꯗꯣ ꯑꯗꯨ ꯐꯨꯒꯠꯇꯣꯏ ꯅꯠꯇ꯭ꯔꯥ ꯁꯨꯝꯕꯒꯤ ꯑꯋꯥꯕꯁꯨ ꯅꯪꯅ ꯈꯪꯕꯤꯗꯕ ꯑꯩꯅ ꯋꯥꯔꯤ ꯂꯤꯔꯨꯔꯦ ꯅꯄꯥꯝꯂꯣꯝꯗꯩ ꯃꯔꯨ ꯍꯧꯔꯛꯄꯅꯤ ꯅꯄꯥꯝꯗꯩ ꯄꯨꯊꯕꯅꯤ ꯅꯄꯥꯝꯗ ꯍꯥꯏꯁꯨ ꯍꯦꯛ ꯍꯥꯏꯕ ꯀꯔꯤꯝꯐꯧꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯪꯒꯤ ꯗꯥꯏꯇꯁꯨ ꯂꯩꯇꯕ ꯑꯩꯅ ꯂꯩꯔꯨꯔ ꯀꯩꯗꯧꯅꯗꯣꯏꯅꯣ ꯍꯥꯏꯗꯅ ꯃꯥꯁꯦ ꯁꯤꯅꯕ ꯊꯧꯔꯥꯡꯁꯦ ꯇꯧꯖꯔꯦꯕ ꯃꯥꯅ ꯃꯆꯥꯅꯨꯄꯤꯁꯤꯗ ꯍꯥꯏꯔꯦ 이반이 시그러지 ꯑꯩꯗꯤ 이마ꯗꯤ ꯍꯤꯡꯕꯁꯤ ꯉꯝꯗ꯭ꯔꯦ ꯌꯥꯝ 와래 ꯄꯣꯠꯂꯨꯝ ꯃꯌꯥꯝꯁꯦ ꯑꯩ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯒꯦ 이마ꯒꯤ ꯂꯩꯐꯝ ꯂꯩꯇꯦ ꯁꯤꯗꯁꯨ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ 이ꯄꯥꯝꯗ ꯐꯪꯉꯤ 이ꯄꯥ 하이버도주 ꯂꯩꯇ꯭ꯔꯦ ꯑꯗꯨꯅ 이ꯄꯥꯝꯗꯁꯨ ꯍꯜꯂꯛꯀꯅꯨ ꯍꯥꯏꯔꯦ 이마이 ꯃꯄꯥꯝꯅ ꯑꯗꯨꯅ ꯑꯩ 시그러게 ꯅꯪ ꯂꯩꯍꯧꯕ ꯉꯝꯒꯗ꯭ꯔꯥꯅ 이마 ꯑꯩꯁꯨ ꯂꯥꯛꯀꯦ 이마 야우ꯗꯅ ꯑꯩ ꯂꯩꯍꯧꯕ ꯉꯝꯃꯣꯏ ꯍꯥꯏꯔꯦ ꯑꯉꯥꯡꯁꯤꯅꯀꯣ ꯑꯗꯩ ꯃꯥꯅ 시그러ꯗꯤ ꯑꯉꯥꯡꯁꯦ
ꯐꯖꯅ ꯍꯣꯠꯅꯕꯤꯍꯧꯔꯣꯏꯅ ꯑꯉꯥꯡꯁꯦ ꯊꯝꯃꯝꯃꯒꯗꯤ ꯃꯥꯁꯨ ꯁꯤꯕ ꯉꯝꯗ꯭ꯔꯦꯕ ꯅꯨꯃꯤꯠꯁꯦ ꯃꯥꯁꯨ ꯁꯤꯒꯦꯅ ꯆꯞ ꯆꯥꯅ ꯂꯦꯞꯄꯦꯀꯣ ꯑꯗꯨ ꯂꯦꯞꯄ ꯀꯥꯟꯗ माजे मसाज हुजिक माय मसाज इबेमाजी चही 38 सूरबनेबा अदम अखोइना क्राइम डायरीज हाकला कांदनिको मासु वारी म्यामजे तारगा अदम खंग अदुगदी माना नुमिसे आइगी फोन नंबर जे लौई हायबा लौरगा तौजिरा वारी साजिरा खलमगा माजे सारारोइदा आइना माना सुम होमदा के माय चाजे हाइगे खलमबा अदुगा आई सारारोइदा कैदौदोइनोना अमु खल्लबा दुगा नुमिसे माना सिगे खनबा नुमिसे मचानो पिजी मोगी बाजार लमदुगी बाजार दो पुथोगा मचानो पिना चानिंग बजे लोई लैबिरे अदगिदी माना पामे हाइबा साना पोट लैबिरे माफी मरोल लोई लैबिरे अंगांगजना पामबगै माय मरुकी पैसा ख लैबजिना माम सादे माय चागै चारगा संगाबा माना हु लिलीजे हु दुदे कैनो हायरोइगेबा हुजे लैरे अदु मयुमजे यौरे अदुगा नुंदिनजिदा ngsaigi masaji gina sangom da huje hape mana ko aduga masaji hana huje mana ille pithe eba adaidi masaji di huje sangom ne thai midana aduga huje thakkibaga masaji di peng chuonga ka ta angang jing ngaw dana ne mama da mai na ya ha ta kapak pa jamaje angang kano je langthore haiba kapse yamdi thaudre ba ko अदे मसाजे चोंगा मोदा कोंजन बजिदा माजेक्ति येंगमद्रबा माजो मु थक्चनबने को अदो हाइबो हुगी मखनजना कमाय तौगेदा स्माय तौय हाय थक्चनगी बगने चखाउजे पोक चागले ये मागी रिएक्शन जे लोइन खेनैबा एसिड थकपा फिनाइल थकपा जंगल कटिंग थकपा हु तिलिदाक थकपा हुगी मखनजे लोइना मागी कनो जे खेनै हायबा रिएक्शन से अदैदि माजे एकता मकोक मरुजे लोइ बंग ngaukhalaga माबुकसना सेक्ता चागा ममाम चामक सेक्ता कोनर खांगबने येको ngamaktadana अदैदि ओबदा मबाने जे हेक्ता कोनरमबदगी ngamdadana ने तारम बांजे लमयाइसो ओर ओनरबको अंगांग जु कप्पगा लावगा मासो अदैदि मोइनि जे मी जे कनाम लैतबा मतम जे को लोइ चाथोकनखिबा मकुमनेमजो अदैदि माना मसिदीना कनि मोइ जे अदुगा पुंग मिनिनि हायको अदैदि मसाज लोइ सोंधर अने ये अदै ओनिंगाय जे यावक्तदना ने तिनजो मही ओरमबदै ओनिंगाय यावक्तदना ngang तौब तिमबोंग ओरा अने हायबा रोइबदा अदैदि मबानि जे पुरा मसा मखो लोइ सिदाग्रे हाय मियोइबा मगी पांगल लै अदो पोक चामबगी कनोदुदि लोइग्रे हायबको तपना दि चाकप खांगबा ngambay चांगदा अदुगा ता लैनरबा लमयाइदा अदुगा मोइगी थंगनबगी मौमना चंगकपदने माय मनाक्ता लाकपदा चंगकपदा मान उरबा कैनो तोइसिदि इमा कैनो तोइजिबोना अदै माना कोइ लाउदना दै माय नुपा होय कै होय मनेम बोय फोन तौना दन कौदना दमाइना डाक्टर दा पुखतनै हायबको अदैदि माय नुपाजना ओइना मंगोंदा कोइ मा हु थैबा मंगोंजिदने अंगांग द हु पिथकपा नंग अंगांग द हु पिथकपा नंग आइना लेमना थारोइना डाक्टर पुखतपजिदे हेक्तने लोयरबा अदै माजे डाक्टर दे मोजे तेंगदन खोतन तोरगा अंगांग दुदि याम थौद्रबनिना अदै माजु अनामदि हुजे माजु थागा साइ ओथोखिबने हेलबनिना ने अदो मतम दुदि याम कानारबने सिगेदि यार मतमनेबा अदो ईश्वरजिना आइजे अनिरक आइना आइजे सिबगी अनिरक अमुना इपाना हाटले अमुना आइना सिजना होनारे अनिरक सिबो आइ लौसन बेटिजे करिगिनो आइजे याम पामदब्रा आइजे कोक सिजरमदि इपान हाटपदु सिरमबामा अदे आइना हुथकपदु सिरमबामा आइ अवाबजे कोकचरदमि कैदौबैनो आइजे हिंगो ने ईश्वरना सिबे यारोइना खामिजे करि लैबैनो सिनेबा माना अदैदि अदै माना डाक्टर जिदा मोइजे नाइनारे को मा हुथकपगी कैम खनद्रेबा अंगांग द हु पिथेना लोइरेबा को नुपा मयमजिना माजे हनबा ngamaroina नुपा मयमदा हनबा ngamaroina मपामजिदा लैरेबा को मपामजिना जु हुजिसे खरा नेमधनारे चलो सिदा लैबा यारोय चलो नमागिदि मपामनी नमादि लैबा यानी नोइदि सिदा लैबा यारोय चलो अना अदुम तौरेबको अमजु खाइना लै कोइ पामदे चलो अनको अदैदि मसिन नाव मोइगी मयामजे लोइना माय मयुम पानग्रेबा माय हिंगना होनबदा अमना अमता येंगनाबा ngamnadreba अदुना माना अरोइबो ओइना माजे
ꯂꯥꯛꯄꯅꯦꯕ ꯑꯩꯒꯤ ꯅꯥꯛꯁꯤꯗꯀꯣ ꯃꯥꯅ ꯍꯪꯕ ꯂꯥꯛꯏꯁꯤ ꯃꯥꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥ ꯋꯥꯔꯤꯁꯤ ꯂꯤꯔꯝꯃꯒ ꯃꯥꯁꯦ ꯁꯤꯖꯈ꯭ꯔꯒꯦꯅ ꯂꯥꯛꯄꯅꯦꯕ ꯍꯦꯛ ꯀꯞꯄꯒ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯔꯛꯑꯒ ꯃꯥꯁꯦ ꯍꯦꯛ ꯀꯞꯄꯒ ꯂꯩꯌꯦꯕꯀꯣ ꯑꯁ ꯑꯩꯁꯦ ꯃꯥ ꯎꯕꯗꯅꯦ ꯆꯨꯡꯉꯦꯕꯀꯣ ꯍꯥꯏꯕꯗꯤ ꯍꯨ ꯊꯛꯑꯒ ꯁꯤꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃ ꯁꯤꯈ꯭ꯔꯀꯥꯟꯗ ꯔꯤꯄꯣꯔꯠ ꯂꯧꯕ ꯆꯠꯂꯦ ꯃꯥꯗꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯤꯡꯍꯧꯔꯦ ꯑꯗꯩ ꯁꯤꯡꯖꯪꯅ ꯈꯥꯏꯔ ꯍꯥꯠꯂꯦ ꯃꯄꯥꯅ ꯑꯗꯩ ꯃꯃꯥꯅ ꯑꯗꯩ ꯀꯩꯅꯣꯅ ꯃꯥꯏ ꯅꯨꯄꯥꯅ ꯍꯥꯏꯕꯒꯤꯁꯨ ꯃꯌꯥꯝ ꯔꯤꯄꯣꯔꯠ ꯂꯧꯕ ꯆꯠꯂꯤ ꯃꯥꯗꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯤꯡꯍꯧꯔꯦꯀꯣ ꯑꯩꯁꯦ ꯃꯥ ꯎꯕꯗꯅꯦ ꯃꯤꯠ ꯅꯥꯁꯦ ꯄꯥꯡꯗꯒꯩ ꯈꯞꯇꯒꯩ ꯑꯩꯁꯦ ꯃꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯌꯦꯕ ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯔꯦ ꯅꯪ ꯑꯅꯤꯔꯛ ꯍꯤꯡꯍꯧꯔꯦ ꯑꯗꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯂꯣꯏ ꯂꯧꯁꯟꯅꯤ ꯃꯇꯝ ꯆꯥꯅ ꯑꯗꯨꯃꯥꯏꯅ ꯏꯁꯣꯔꯅ ꯃꯁꯥꯅ ꯌꯥꯅ ꯂꯧꯁꯟꯕ ꯃꯇꯝꯗ ꯁꯤꯕ ꯅꯠꯇꯅ ꯁꯤꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯅꯪ ꯅꯃꯥꯅꯆꯥ ꯑꯩꯅ ꯀꯜꯂꯅꯤ ꯑꯩꯈꯣꯏꯒꯤ ꯍꯣꯝꯁꯦ ꯁꯥꯅꯕ ꯍꯧꯖꯤꯛꯁꯦ ꯁꯤꯗꯕꯨꯗꯤ ꯈꯔ ꯑꯗꯨꯝ ꯂꯥꯛꯇꯅ ꯂꯩꯃꯤꯟꯅꯩ ꯑꯗꯣ ꯍꯣꯝꯁꯦ ꯁꯥꯅꯕ ꯌꯥꯝ ꯀꯟꯅ ꯃꯌꯥꯝꯗꯩ ꯃꯇꯦꯡ ꯂꯧꯗꯅ ꯍꯣꯠꯅꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯣꯝꯁꯦ ꯁꯥꯔꯅꯤ ꯁꯥꯗꯕ ꯁꯨꯡꯌా ꯌꯥꯗ꯭ꯔꯦ ꯂꯥꯛꯑꯣ ꯅꯪ ꯅꯆꯥꯒꯤꯗꯃꯛ ꯍꯤꯡꯉꯨ ꯅꯪ ꯍꯤꯡꯒꯗꯕꯅꯤ ꯅꯆꯥꯒꯤꯗꯃꯛ ꯅꯪ ꯁꯤꯗ꯭ꯔꯤꯐꯧ ꯅꯪ ꯂꯩꯒꯦ ꯍꯥꯏꯁꯨ ꯍꯣꯝꯁꯤꯗ ꯂꯩꯌꯨ ꯅꯪ ꯁꯤꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯆꯥꯒꯤꯗꯃꯛ ꯍꯤꯡꯉꯨ ꯑꯅ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩꯅ ꯃꯥꯁꯦ ꯆꯠꯂꯣ ꯅꯪ ꯍꯧꯖꯤꯛꯇꯒꯤ ꯂꯩꯒꯦꯁꯨ ꯅꯆꯥ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯪ ꯁꯤꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯂꯩꯐꯝ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯥꯁꯦ ꯆꯠꯈꯤꯕꯀꯣ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯐꯨꯛ ꯍꯧꯒꯠꯂꯒꯅꯦ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯗꯀꯣ ꯍꯣꯝ ꯁꯥꯅꯕ ꯃꯄꯣꯠ ꯃꯆꯩ ꯂꯧꯕ ꯍꯧꯁꯤ ꯑꯩꯈꯣꯏꯁꯤ ꯌꯥꯏꯔꯤꯄꯣꯛꯀꯤ ꯕꯣꯔꯗꯤꯡꯗꯅꯤ ꯁꯥꯒꯗꯕ ꯍꯣꯝꯁꯦ ꯑꯗꯨ ꯍꯣꯝꯁꯦ ꯁꯥꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯑꯩ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯏꯁꯥꯁꯦ ꯃꯤ ꯃꯌꯥꯝ ꯑꯃꯁꯦ ꯀꯜꯍꯧꯗ꯭ꯔꯒꯗꯤ ꯁꯣꯏꯗꯅ ꯁꯣꯏꯔꯛꯑꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯌꯥꯏꯔꯤꯄꯣꯛ ꯇꯣꯞꯇ ꯂꯩꯔꯤꯕ ꯕꯣꯔꯗꯤꯡꯒꯤ ꯃꯅꯥꯛꯁꯤꯗ ꯂꯝ ꯑꯍꯥꯡꯕ ꯂꯩꯕꯗꯨꯗ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯅꯨꯡ ꯆꯦꯛ ꯂꯩꯉꯣꯏ ꯂꯧꯕ ꯍꯧꯖꯜꯂꯦ ꯑꯗꯣ ꯃꯦꯔꯥꯒꯤ ꯍꯧꯖꯤꯛꯁꯦ ꯂꯥꯡꯕꯟꯅꯤꯗꯅ ꯃꯦꯔꯥ ꯄꯥꯡꯈꯠꯂꯛꯄꯗ ꯑꯗꯨꯒ ꯑꯩꯅ FBꯗꯗꯤ ꯂꯣꯏꯅ ꯍꯥꯞꯀꯠꯄꯅꯤ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯃꯌꯥꯝ ꯀꯩꯀꯥ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯥꯗꯕ ꯌꯥꯝ ꯊꯨꯅ ꯁꯥꯗꯕ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯕ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯜꯍꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯆꯣꯡꯊꯣꯛꯑꯒ ꯀꯟꯕꯤꯍꯧꯗ꯭ꯔꯒꯗꯤ ꯃꯥꯡꯈꯤꯒꯗꯕ ꯄꯨꯟꯁꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯕ ꯁꯤꯅ ꯑꯗꯨꯝ ꯃꯁꯥ ꯅꯍꯥꯅꯤꯅ ꯃꯊꯪ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝꯅ ꯅꯁꯥ ꯃꯊꯟꯇ ꯍꯤꯡꯕ ꯉꯝꯃꯣꯏꯅ ꯌꯨꯝ ꯄꯥꯜꯂꯣꯅ ꯍꯥꯏꯕꯁꯨ ꯌꯥꯏ ꯑꯗꯩ ꯃꯁా ꯃꯊꯟꯇ ꯄꯣꯊꯥꯐꯝ ꯅꯨꯄꯥ ꯑꯃꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯉꯒꯗꯤꯅ ꯅꯨꯄꯥꯅ ꯊꯥꯛꯄꯤꯅꯕꯅ ꯍꯣꯠꯅꯔꯛꯄꯗ ꯑꯃꯨꯛꯀꯁꯨ ꯃꯌꯨꯝ ꯄꯥꯟꯈꯤꯕꯁꯨ ꯌꯥꯏ ꯃꯊꯪ ꯑꯗꯨ ꯃꯆꯥꯗꯨꯗꯤ ꯃꯔꯥꯏꯕꯛ ꯊꯤꯍꯧꯅꯤꯗꯅ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯃꯄꯨꯟꯁꯤꯗꯨꯗꯤ ꯃꯆꯥꯗꯨꯒꯤꯗꯃꯛ ꯍꯤꯡꯖꯅꯕꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯩ ꯑꯃꯨꯛ ꯑꯃꯅ ꯁꯤ ꯃꯥꯒꯤ ꯊꯧꯗꯣꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯥꯅ ꯍꯣꯠꯅꯔꯛꯈꯤꯕ ꯊꯦꯡꯈꯥꯡ ꯑꯗꯨꯝ ꯋꯥꯔꯛꯄ ꯃꯌꯥꯝ ꯃꯄꯥꯗꯨꯅ ꯍꯤꯡꯖꯔꯝꯃꯒꯗꯤ ꯃꯥ ꯑꯗꯨ ꯁꯨꯡꯊꯣꯛ ꯊꯣꯛꯑꯣꯏꯕꯀꯣ ꯑꯗꯨꯅ ꯌꯨꯝꯕꯨꯔꯦꯝꯕ ꯑꯃ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯂꯨꯈ꯭ꯔꯕ ꯌꯦꯡꯉꯣ ꯌꯨꯝꯕꯨꯔꯦꯝꯕ ꯑꯃꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯕꯗ ꯉꯟꯅ ꯂꯨꯈꯥ ꯑꯣꯏꯍꯧꯕ ꯅꯨꯄꯤꯁꯤꯡꯅ ꯋꯥꯔꯤꯕꯀꯣ ꯑꯗꯒꯤ ꯃꯆꯥꯁꯤꯡꯅ ꯊꯦꯡꯅꯍꯧꯔꯤꯕ ꯄꯨꯔꯥ ꯀꯨꯝꯍꯩ ꯑꯃꯅꯦꯕ ꯑꯗꯨꯅ ꯏꯃꯨꯡꯁꯦ ꯄꯨꯔꯥ ꯀꯪꯖꯥꯏ ꯄꯨꯖꯥꯏ ꯆꯥꯏꯗꯣꯏꯅꯦꯕ ꯄꯨꯟꯁꯤ ꯃꯌꯥꯝ ꯃꯥꯡꯍꯧꯔꯤꯅꯦꯕ ꯑꯗꯨꯅ ꯁꯣꯏꯕ ꯌꯥꯗꯕ ꯌꯨꯝꯕꯨꯔꯦꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯁꯨꯃꯥꯏꯅ ꯏꯁꯣꯔꯅ ꯂꯧꯁꯟꯈꯤꯕ ꯂꯩꯈꯤꯗꯕꯁꯤꯗꯤ ꯑꯃꯔꯣꯝꯗ ꯂꯩꯈꯤꯗꯕꯅꯤꯀꯣ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯅꯤꯀோ ꯑꯗꯨ natadana nupi thidana nupi londana yu takdana ngausanadana nupi koira nupina sungidana pura sida kaidhara iba ngasigi samasida manghoriba nupi angang mayam ko aduna soiba sungya yadrabaneba mapuroiba yumburemba haibase amata mapunsi telhaningde nisaba sa sadana nisada laichuba misu heningde nupi angang da ngaudana nupi londana adumbazu heningde magi nupi gi masagi daita lauraga leng phadraba tangai phadraba sungsoi soiba yadraba mapuroiba amam yumburemba mamam oihaningeba pi iba masa singgido gidamakta ko adu ahan wari je sida loijage duga yama chummani amuk ani suba wari sina kamain tawge habada hojik maje khoi gi home da leidi ko maji mauna hani angang ni maji ngan mayum pale masa ani leire ko ada moijo imung jida sen thum je na tai chana raktaba adum badagi dum khara khana ngangna ba sum tawbada majo angang na hanina phone jida dum ma nupa amaga khangnadana koinadana khotna tawrureba nupa jina pakhang nebako adaidi adamai tawbadaidi nongma adum mai nupa je khanabada ai lo lao na thokla aga adamai dum sieleba adumai nupa dum ke sung toroktana
ꯃꯣꯏꯁꯦ ꯏꯖꯗꯥꯕꯤꯒ ꯄꯤꯅꯈꯤꯕꯀꯣ ꯑꯗꯨꯕꯨ ꯍꯣꯏ ꯑꯥꯏꯟꯗ ꯂꯩꯇ꯭ꯔꯒꯁꯨ 497 ꯑꯦꯗꯜꯇꯔꯤ ꯂꯣꯁꯦ ꯀꯛꯈ꯭ꯔꯒꯁꯨ ꯃꯐꯝ ꯈꯔꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯥꯟꯅꯕ ꯇꯟꯅꯕ ꯈꯣꯠꯄ ꯑꯗꯨꯝꯕꯗꯒꯤ ꯄꯩꯁꯥ ꯄꯤꯅꯕ ꯌꯥꯎꯔꯤꯕꯀꯣ ꯑꯗ ꯃꯣꯏꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯤꯅꯕ ꯑꯗꯨꯗ ꯃꯥꯅ ꯂꯩꯔꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯃꯣꯏꯁꯦ ꯃꯌꯥꯝꯒ ꯐꯝꯅꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯇꯧꯈꯤꯕ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯃꯌꯨꯝꯗꯩ ꯆꯦꯜꯂꯛꯄꯅꯤꯅꯀꯣ ꯑꯗꯨꯗꯩꯗꯨꯗ ꯄꯨꯂꯤꯁꯇ ꯇꯧꯅꯕ ꯈꯣꯠꯅꯕ ꯂꯥꯡꯅꯕ ꯑꯗꯩ ꯃꯥꯏ ꯃꯃꯥꯏꯗ ꯃꯤꯅ ꯇꯤꯟ ꯁꯤꯠꯆꯟꯕ ꯃꯆꯥ ꯍꯨꯟꯗꯣꯛꯑ ꯅꯪ ꯅꯨꯄꯥ ꯃꯌꯨꯝꯗꯩ ꯅꯨꯄꯥ ꯑꯝꯗ ꯄꯥꯟꯕ ꯈꯣꯠꯄ ꯄꯥꯈꯪꯗ ꯂꯩꯁꯟꯕꯅ ꯑꯗꯩ ꯁꯣꯝꯒꯤ ꯄꯥꯈꯪꯒꯤ ꯃꯌꯨꯝꯅꯁꯨ ꯃꯧ ꯅꯪꯅ ꯅꯪ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯅꯪ ꯅꯨꯄꯥ ꯂꯩ ꯂꯩꯅ ꯅꯆꯥ ꯂꯩ ꯂꯩꯅ ꯏꯆꯥ ꯄꯥꯈꯪꯁꯦ ꯀꯣꯏꯕ ꯃꯥꯡꯍꯜꯂꯦ ꯅꯪꯅ ꯁꯣꯝꯅꯁꯨ ꯉꯥꯡꯁꯤꯜꯂꯛꯄꯤ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯃꯧ ꯃꯌꯥꯝ ꯑꯃ ꯅꯨꯄꯥ ꯀꯣꯏꯔꯤꯗꯅ ꯍꯧꯖꯤꯛꯁꯦꯀꯣ ꯀꯣꯏꯔꯤ ꯑꯗꯩꯗꯤ ꯆꯦꯜꯂꯤ ꯃꯌꯨꯝ ꯄꯥꯜꯂꯤ ꯁꯤ ꯀꯩꯁꯨ ꯀꯨꯏꯕ ꯌꯥꯕ ꯀꯩꯅꯣ ꯅꯠꯇꯦꯕ ꯃꯣꯏꯅꯤꯅ ꯃꯕꯥꯅꯤ ꯈꯛꯇꯪ ꯊꯥꯅꯕ ꯃꯦꯁꯦꯖ ꯃꯕꯥꯅꯤ ꯈꯛꯇꯪꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯍꯤꯡꯕꯗꯣ ꯐꯣꯟꯗꯗꯤ ꯃꯕꯥꯅꯤ ꯈꯛꯀꯤꯅꯦꯕ ꯑꯗꯨ ꯌꯥꯔꯛꯑꯣꯏꯕ ꯊꯕꯛ ꯑꯣꯏꯅ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯂꯩꯀꯥꯏ ꯁꯃꯥꯖ ꯈꯨꯜ ꯂꯩꯀꯥꯏ ꯂꯣꯏ ꯄꯥꯜꯂꯛꯇ꯭ꯔꯥ ꯃꯌꯥꯝꯁꯤꯒꯤ ꯚ꯭ꯌꯨ ꯃꯤꯠꯌꯦꯡ ꯑꯩꯈꯣꯏ ꯃꯤꯅ ꯑꯁꯤ ꯑꯗꯨꯅꯦꯅ ꯇꯧꯔꯛꯄ ꯃꯉꯣꯟꯗ ꯍꯩꯅꯗꯕ ꯍꯪꯒꯣꯏꯕ ꯅꯨꯡꯁꯤꯗꯕ ꯑꯗꯩ ꯃꯥ ꯎꯔꯖꯨ ꯉꯥꯡꯅꯈꯤꯕ ꯑꯗꯨꯝꯕ ꯎꯔꯛꯄꯗ ꯏꯁꯥ ꯏꯊꯟꯇ ꯇꯜꯂꯛꯀꯅꯦꯕꯀꯣ ꯀꯩꯗꯧꯉꯩꯗ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨ ꯃꯧ ꯅꯨꯄꯥ ꯀꯣꯏꯔꯤꯕꯁꯤꯡ ꯁꯤꯁꯦ ꯂꯣꯏ ꯇꯣꯛꯄꯤꯌꯣꯕ ꯁꯨꯝ ꯑꯩꯁꯦ ꯅꯨꯄꯥꯁꯦ ꯀꯣꯏꯔ ꯆꯦꯜꯂꯒꯦꯅ ꯀꯣꯏꯕꯗꯤ ꯑꯝꯇ ꯑꯣꯏꯔꯝꯃꯣꯏꯗꯣꯏꯅꯦꯕ ꯑꯍꯥꯟꯕꯗꯗꯤ ꯁꯨꯝ ꯗꯤꯜ ꯂꯦꯟꯅꯕ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗꯕꯗꯒꯤ ꯑꯗꯨꯝ ꯋꯥꯈꯜ ꯆꯥꯟꯅꯔꯨꯗꯅ ꯁꯨꯝ ꯗꯤꯜ ꯂꯦꯟꯒꯦꯗꯥꯅ ꯁꯨꯝ ꯀꯣꯏꯈꯤꯕꯗꯒꯤ ꯃꯥꯏ ꯅꯨꯄꯥꯅ ꯈꯪꯉꯛꯄꯗꯩ ꯆꯦꯟꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯌꯥꯎꯅꯔꯤꯅꯦꯕꯀꯣ ꯑꯗꯣ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯀꯥꯟꯗꯗꯤ ꯃꯧ ꯃꯌꯥꯝ ꯑꯃ ꯁꯤꯈ꯭ꯔꯕꯅꯤꯀꯣ ꯑꯩꯈꯣꯏ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯂꯩꯔꯛꯄꯗ ꯑꯅꯤꯁꯨꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯂꯩꯔꯛꯄꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯕ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯍꯔꯥꯎꯅ ꯊꯥꯛ ꯋꯥꯡꯅ ꯇꯧꯒꯗꯕ ꯅꯠꯇꯦꯕ ꯌꯨꯝ ꯑꯃꯒꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯆꯦꯜꯂꯛꯑꯒ ꯂꯨꯍꯣꯡꯕꯗ ꯐꯪꯈꯤꯕ ꯏꯖꯠ ꯃꯌꯥꯝꯅ ꯃꯧ ꯑꯅꯧꯕꯤ ꯂꯥꯛꯑꯦꯅ ꯋꯦꯜꯀꯝ ꯇꯧꯈꯤꯕ ꯑꯗꯨꯗꯨ ꯁꯨꯛꯐꯪ ꯐꯪꯒꯗꯕ ꯅꯠꯇꯦꯕ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯃ ꯂꯥꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯊꯤꯕ ꯃꯤꯠꯌꯦꯡ ꯋꯥꯉꯥꯡ ꯐꯖꯗꯕ ꯈꯣꯟꯅꯦꯕ ꯃꯉꯣꯟꯗ ꯇꯥꯗꯣꯏꯁꯤꯅꯀꯣ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯃꯛꯀꯗꯕ ꯅꯠꯇꯦ ꯃꯆꯥ ꯄꯥꯈꯪꯗꯨꯗ ꯂꯩꯔꯕꯅꯤꯅ ꯏꯆꯥ ꯄꯥꯈꯪꯁꯦ ꯃꯥꯡꯍꯜꯂꯦꯅ ꯉꯥꯡꯉꯛꯄ ꯆꯩꯔꯛꯄ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯑꯝꯇ ꯌꯥꯎꯍꯜꯂꯛꯇꯕ ꯃꯗꯨ ꯃꯁꯥꯅ ꯇꯥꯕꯅꯦ ꯃꯅꯦꯝ ꯃꯀꯨꯗꯨꯗ ꯑꯩꯈꯣꯏꯅ ꯐꯠꯇꯦ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦꯕ ꯁꯣꯁꯥꯏꯇꯤ ꯄꯥꯜꯂꯤꯕꯅꯤꯅ ꯃꯣꯏꯁꯨ ꯃꯣꯏ ꯃꯆꯥ ꯄꯥꯈꯪꯗꯣ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯃꯥꯏ ꯅꯨꯄꯥꯗꯨ ꯍꯦꯛ ꯃꯌꯨꯝꯗꯩ ꯃꯆꯥ ꯍꯨꯟꯗꯣꯛ ꯆꯦꯜꯂꯛꯑꯦ ꯍꯥꯏꯗꯤ ꯐꯖꯕ ꯅꯠꯇꯕꯅꯤꯅ ꯑꯗꯩ ꯁꯦꯟꯁꯨ ꯇꯤꯡꯉꯦ ꯃꯃꯥꯏ ꯄꯥꯛꯄ ꯊꯕꯛꯁꯨ ꯅꯠꯇꯕ ꯑꯗꯨ ꯅꯩꯔꯛꯄ ꯇꯥꯕꯅꯦꯕꯀꯣ ꯑꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡꯒꯤ ꯍꯛꯁꯦ ꯄꯤꯗ꯭ꯔꯦ ꯃꯉꯣꯟꯗꯀꯣ ꯑꯗꯩ ꯃꯥꯁꯨ ꯃꯆꯥꯁꯨ ꯅꯨꯡꯁꯤꯔꯛꯑꯦ ꯑꯗꯣ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕ ꯃꯌꯨꯝꯗꯗꯤ ꯆꯪꯉꯨꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯩ ꯃꯄꯥꯝꯅꯁꯨ ꯏꯟꯊꯣꯛꯈ꯭ꯔꯦ ꯆꯪꯉꯨꯕꯁꯨ ꯉꯝꯃꯔꯣꯏ ꯁꯤꯁꯦ ꯃꯄꯥꯝ ꯑꯝꯇꯅ ꯆꯪꯍꯟꯗꯦ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝ ꯑꯝꯇꯅ ꯆꯪꯍꯟꯗे ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯄꯗꯤ ꯂꯣꯏ ꯆꯪꯍꯜꯂꯦꯕ ꯑꯗꯨꯝ ꯂꯣꯜꯂꯒ ꯊꯝꯅꯩꯁꯤꯅꯦꯕ ꯃꯥꯏ ꯃꯄꯨꯔꯣꯏꯕꯩ ꯃꯌꯨꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯇꯣꯞꯄꯗ ꯄꯥꯜꯂꯨꯔꯒꯗꯤ ꯃꯄꯥꯝꯅꯁꯨ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯪꯍꯟꯗꯦꯕ ꯁꯤꯗ ꯂꯩꯐꯝ ꯂꯩꯇꯗꯅ ꯈꯥꯡꯐꯝ ꯂꯩꯇꯗꯅ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯈꯤꯕ ꯃꯧ ꯃꯌꯥꯝ ꯌꯥꯎꯔꯕꯅꯤ ꯍꯨ ꯊꯛꯑ ꯁꯤꯈꯤꯕ ꯑꯗꯨꯅ ꯑꯩ ꯏꯁꯥꯃꯛꯅ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯑꯍꯤꯡ ꯑꯃ ꯃꯥꯁꯦ ꯆꯦꯟꯊꯣꯔꯛꯑꯒ ꯃꯇꯩ ꯍꯣꯏ ꯃꯆꯦ ꯍꯣꯏꯗ ꯃꯥꯅ ꯑꯩ ꯁꯤꯈ꯭ꯔꯅꯤ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯑꯩꯒꯤ ꯂꯝꯕꯤꯁꯦ ꯑꯔꯥꯟꯕꯅꯤ ꯑꯩ ꯂꯝꯕꯤꯁꯦ ꯆꯨꯝꯊꯣꯛꯆꯔꯒꯦꯅ ꯃꯥꯅ ꯒ꯭ꯔꯤꯒꯤ ꯇꯛꯄꯗꯒꯤ ꯃꯇꯩ ꯍꯣꯏꯁꯤꯅ ꯂꯧꯔꯨꯔꯒ ꯃꯇꯩ ꯃꯆꯦꯁꯤꯅꯐꯥꯎ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤꯁꯦ ꯃꯣꯏ ꯃꯌꯨꯝꯗ ꯄꯨꯁꯟꯕ ꯉꯝꯗꯦꯕ ꯃꯔꯝꯗꯤ ꯃꯇꯩꯗꯨꯒꯤꯁꯨ ꯁꯥꯒꯩ ꯃꯃꯥ ꯃꯄꯥ ꯄꯥꯜꯂꯤꯃꯤꯅ ꯃꯥꯏ ꯅꯨꯄꯤꯒꯤ ꯃꯅꯥꯎꯄꯤ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗꯩ ꯃꯌꯨꯝ ꯄꯥꯜꯂꯨꯕꯗꯨꯅꯤ ꯄꯥꯈꯪ ꯑꯝꯗꯥꯅ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯑꯗꯨꯒꯤ ꯏꯀꯥꯏꯅꯩꯌꯦꯕ ꯍꯣꯝꯁꯤꯗ ꯊꯤꯜꯂꯛꯑꯦ ꯑꯩꯅ ꯃꯥꯁꯦ ꯆꯪꯖꯐꯝ ꯄꯤꯌꯦꯕꯀꯣ ꯄꯤꯔꯤꯕꯩ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯃꯥꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯂꯣꯟꯈ꯭ꯔꯦ ꯑꯩ ꯅꯨꯄꯥꯅ ꯑꯩꯁꯦ ꯑꯣꯠꯂꯦ ꯅꯤꯁꯥ ꯆꯥꯁꯜꯂꯒ ꯑꯩ ꯐꯨꯔꯦ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯅ ꯂꯥꯛꯄꯗꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯕꯗꯅꯥꯝ ꯑꯃꯐꯥꯎ ꯄꯛꯇꯅ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯗꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯧ ꯃꯌꯨꯝ ꯄꯥꯜꯂꯨꯕ ꯈꯣꯠꯂꯨꯕ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤꯀோ ꯁꯤꯒꯨꯝꯕ ꯁꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯏꯁꯨ ꯃꯥꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯆꯪꯖꯐꯝ ꯄꯤꯔꯤ ꯍꯥꯏꯕꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄꯤꯛꯏꯕ ꯊꯋꯥꯏ ꯈꯔꯒꯤꯗꯃꯛꯇ ꯆꯪꯖꯐꯝ ꯄꯤꯕꯅꯦꯕ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯍꯤꯡꯒꯣ ꯅꯪ ꯁꯤꯕ ꯌꯥꯒꯩꯔꯣꯏꯅ ꯍꯥꯏꯕꯗꯤ ꯅꯝꯕꯔ 1 ꯅꯨꯄꯥꯅꯗꯤ ꯃꯥꯏ ꯅꯨꯄꯤ ꯂꯩꯔꯒ ꯅꯨꯄꯤ ꯑꯃ ꯂꯣꯜꯂꯛꯄ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯨꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯁꯣꯁꯥꯏꯇꯤꯁꯤꯅ ꯑꯦꯛꯁꯦꯞ ꯇꯧꯔꯒ ꯃꯌꯨꯝꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯍꯟꯖꯤꯜꯂꯒ ꯂꯩꯕ ꯌꯥꯏ ꯑꯗꯣ ꯅꯨꯄꯤꯅꯗꯤ ꯁꯣꯏꯔꯨꯕꯗꯗꯤ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯆꯦꯜꯂꯨꯕꯗꯗꯤ ꯑꯦꯛꯁꯦꯞ ꯇꯧꯗ꯭ꯔꯦꯕ ꯁꯣꯁꯥꯏꯇꯤꯅꯗꯤ ꯃꯥꯏ ꯂꯩꯐꯝꯁꯦ ꯃꯥꯅ ꯄꯣꯛꯏꯕ ꯃꯃꯥ ꯃꯄꯥꯅꯐꯥꯎ ꯂꯧꯁꯟꯕꯤꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯩ ꯁꯤꯈ꯭ꯔꯒꯦꯅ ꯁꯤꯈ꯭ꯔꯒꯗꯤ ꯑꯗꯩ ꯑꯃꯨꯛꯁꯨ
lambi lana chatkidana mathang mathang nupa koinaraga amadong mayum pangragadi maje adum mangraneba adoidi mana sigidau sorpudi mana amagi yum am thugairu ba yaeba nupi leiba nupa amgam koinadana ko aduna adumaina amagi yum am thugai nupa amdam yet adai muk natragana sigro adu oidoi sokpudi magi macha aduna dine soidana magi mapa du jo hayongaidi nupi ama soi thirakaneba nahani nako mai macha aduna di atombine yokpagi nungaitaba adai soidana mama thirakaneba nongmadi mana wara kanda macha aduna aduda akoina maje home da thambiraga phinung sara mai maruk thang yauraga mapai pan thoktana macha adu gidama mana lepaga paisa sa tansala leiradi macha aduna hayeng macha adu mateng pangbire mana ko adu macha gidamak mai sigidaba mangadaba punsido amadamu mayung khar pan nupa amagum khar loina tawra mangidaba adumba punsido kanbiraga macha adu gidamak ta hingan baneba akoina pamisina aduna home gadaba mi me ama matam khari khanai chainai laaga yanaraga hanjanagi ba nong ni leibadudi arai bani ai gi yumda sum leiminaba yai ado nupi masing yam khale bo jikti homjida lengdana leining bako aduna sung samak sabi daba yadaba oibadagi sugumba soiruraju mioi ba habaje soirure lalure ado soirure na haraju khong thangdorakpa ai lambije lale ai hojikti isagi damak hingage na macha nung changaga nupa du mayum de khong thangdora iduneba admaina soigre na khong thangdorpa ngambasidi amarom da phaiba soigre khang na khong thangdorpa ngamdaba ngauraga dum leikibdo adumadi yam laleba ko aduna macha gi damak nupi jingje hingandaba yadeba sugumba ka aju leibadagi home je am thuna saninge yam thuna loininge ai sim hai tare ado kanom ngaktang break laujage ado akon bai wadi ju ka amuk phajai habase siju mapuroi ba ama habase ka amuk yamna yumburem ba ma je soibe yade habse mathangi wadi ju khangbiyo break matumge aduga mamangi kaungamdraba nuksiba aduda comment se sukimatik pire sukimatik phajai aina amukta khanba ngamdriba wahai phajaba mayam pinare ado noksu yam noksi aroiba saruktadi ngasi wadi se am serious oibanina aiju som wari je wakhan je lukpe ba aduna aroibadadi mayam punama khoije wari targa moiju phungatle ise aroibada happy ending da nokhan biramu yam haiba ado comment da yamna nuksi ba thamoi chokpa nokada yam yaure hore loiminarakpada loinamak nokminaraji ado ngaktang de ai break laujage male yama chumbani habidi ojana su thambiri hojik ki tujung laba khoigi kano ngaktani thodok ngaktani hojik ojana thambigi biso mayam su tabiri baduni aduki matik society sida sugumba ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯩꯇꯩꯂꯣꯟꯗꯒꯗꯤ ꯍꯤꯡꯆꯥꯏ ꯌꯥꯇꯝꯕ ꯀꯥꯏꯅꯒ ꯍꯥꯏꯅꯕꯗꯨꯅꯤ ꯁꯨꯒꯨꯝꯕ ꯂꯩꯕ꯭ꯔꯥꯅꯦ ꯍꯥꯏꯅ ꯑꯗꯣ ꯑꯁꯦꯡꯕ ꯂꯩꯕꯒꯤ ꯈꯨꯗꯝꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯂꯩꯃꯅ ꯃꯌꯥꯝꯗ ꯊꯝꯕꯤꯔꯤꯕꯁꯦ ꯑꯗꯨꯅ ꯁꯤ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯁꯨ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯗ ꯑꯃꯨꯛ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯕꯅꯤꯅ ꯁꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯆꯠꯅꯔꯣꯟꯆꯠ ꯑꯩꯈꯣꯏꯒꯤ ꯄꯥꯎꯔꯧꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯒꯨꯟ ꯂꯩꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗꯕ ꯉꯝꯗꯦ ꯁꯣꯏꯔꯒ ꯑꯩꯈꯣꯏꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯉꯝꯒꯅꯤ ꯁꯣꯏꯈꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯄꯥꯡꯒꯟ ꯁꯣꯜꯂꯒ ꯁꯤꯗꯣꯛꯄ ꯍꯥꯏꯕꯁꯤꯁꯨ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯣꯖꯥꯅ ꯊꯝꯕꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯣꯏꯈ꯭ꯔꯒ ꯑꯩꯁꯦ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯒ ꯑꯩꯁꯦ ꯑꯐꯕ ꯑꯃ ꯑꯣꯏꯔꯒꯦꯅ ꯑꯩ ꯏꯆꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯍꯤꯡꯉꯒꯦꯅ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯂꯥꯛꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯑꯣꯖꯥꯅ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯃꯁꯤ ꯃꯌꯥꯝꯁꯤ ꯂꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ episode 38 subagi ahanbagi tangkakta ojana thambirisi yamnasu maru oi mayamnasu ahenba commentsing amadi like amamamsu sungsoi soidna thambiu hanhanasu haijare aikhoigi subscriber masing helensi viewers masing helensi loinena aikhoigi sigi tahan bayaba mayam mada tahansi ojana su thambigre haibadi akhoi mapuraba singda sungsoi soidna tahansi habasi masu mayam thaminasi loinena akhoina disclaimer hana sudum thamjari buduni chahitra nipal makhadi avoid tobisi aduga platform asi mayam gi awareness amadi educate tawnabagi damaktani habasi musu khanminasi loinena crime diaries na lawjariba role si mayamna support tobiu mayamna akhoigi sigi bangal hapiu haina haijaraga akhoigi wari hojiki tangkaktugi makha tadringai mamangda mayamdagi break macha amatang lawjage lamdamasida sentok lambi lejadaba kayabu sentok lambi leinanabigi pandam makhada uripuk polem lekai da leba chakot khongdang training institute na makal makha kya gi khutcha haibagi training kaya pijari chakot khongdang training institute na pijari ba training sing adudi nupi sing na sinariba ake amogi polam sing saba resin art ki oiba tongan tongan polam sing haibadi lohongbagi kundo pareng adu mangandana matam pumbagi oina preserve togdung thamba wall clock imungi oiba leitingi polam sing
सेम साबा असिन चिंबनी असिदा सुनतना चौखट खोंथांग ट्रेनिंग इंस्टीट्यूट ना होम केयर की प्रोडक्ट सिंह साबुन ग्लास क्लीनर हैंड वॉश टॉयलेट क्लीनर डिश वॉश फ्लोर क्लीनर फिनाइल असिन चिंब क्या गल लोइना तोआन चॉकलेट की ओइबा पोथोक सिंह साबगी ट्रेनिंग सु पिजर हाइरिबा पोलम सिंह असि मपालमदगी पुसलक पसिंग चांगदमनबदा ताररोइदब ngaktane kanagumana hairiba sing asigi training course asibu pambiba leragadi akupa marok thumbi nabagi damak aikoina handuna leiriba chakot khongthang training institute uripuk polem lekai da leba asita lakpiduna tana biba yagani aikoigi mobile number 6009523100 amadi 9366286121 asita call to bil khambiba yagani iramdamgi oiba pothok puthokuna mipal tangdana honarasi aikoi iramdamgi pothok sinnarasi अरे तो नंगी पोचे यमजंगदबदो यमजलो इमाय उद्रिंगदा हुजी गाड़ी दा हपचलोरसे अदो आई नंगोंदा कैजो पिनिंगाई लेते नंगी अकाउंट लुपा लाख 3 का ट्रांसफर तोखरबने अब नंगी ड्रेस तो यमसिदगी थोपदि नुंगाइत्रे मीना कैनोम खल्लनि मौगी ड्रेस अदुम सेलसे कायदनो होंदोरसे ला पोचे यमजलोरसे ला अंगाउबी नंगसे युमसीगी मबेमनिने इचा को हेला हेंगी नुपीने ngasiदगी नहोंदने युमसीगी अफबता लोइना सिनरबने लोइद्रिबो कैदौरे मतमसी यासलत्रे होंदोरो नंगी हेरो दोंगाइरमनी नंग नै बोसु याम चलनिंगी से करिगिनो ऐना चलोय हायरदि नंग कैदो ngam-दोरिगे आइबु करि सोइखरगे नंग जाइबु लहोमखिबदो मधुना नंगी असोइबने दा मयामबु अमुक्का हन्ना तराम नौचरी ngasi ipo media na series 9 mayam gidamakta puthokchari ba crime diaries 38 suba episode yengbiriba asi mayam gi ekhogi support mayam gi feedback mayam gi akhogi thauna duna 38 suba episode si yobangam jabani haina thamjage loinana akhogi 38 suba episode sida akhoina so haijagre haibadi mayam gidamakta khallaga ipo media na puthokchari ba crime related oiba film ma special ningol chakobada mayam gidamakta lanthoka to basi sem sajari adubu akhoina si sem saba loibaga su mayam da akhoina phongdok chage loinana mayam na support to biyo amadi mayam na ahen ba subscriber amadi viewers kaya ama ahen ba pushinduna crime diaries asibu hena mapung phaba yamna mating leiba ma ohen minasi haibasi masu thamjage aduga ngasai ahan ba tangkaktasu ozaro bitale mansu thambikre haibadi handaki lakliba ngasigi thangja senataba yumsa kaisa sidasu akoi kan hona jaraga sungsoi sodana mayam gidamakta ahen ba wednesday gi episode su thamjarake haina akoina mayam gi mafamda thamjagre yariba makai ngamiba makai mayam gidamakta seba tawjage haina ozaro bitale mansu thambikibasi mayam nasu support tobiyo loinana ngasi 38 suba episode su mayam na ahen ba viewers pushin biduna ahen ba subscriber pushin biduna hena mating leiba mo ohen view haina thamjage loinana ngasi gi 38 suba episode akhagi break ki mamang la thambi khibudu aduki matik mayam su tu chungba phaubi ramgani akiba phaubi ramgani loinana sugumba sibu thokpa jalane haina khanbi ramgani adu fact ni ekhoi ojana thambi ribudu mayam si khandaminasi amadi feedback majang amamam pibiraga ekhoi karamna kanba ngamgadage habidu su khandaminasi an thamjage break ki makha ta basi ojadagi amukka lobisi koigi ahan bagi wari ani do mayam na dum inaw sing do support tawbiraga masa gi damak hingba ngamjanaba akoida thawna hapiba comment sing pibirao aduga hojik mathangi wari si yam nungsiye inaw jisu ma home da lambani hojikudi yana dana mapuroi buduga satkhre ado magi wari si yam phajai yam nungsi
Mana haibada ahanba liba hobada magi wahayse ahanba liba hobay wahayse am phajayba magi si wahayse ai sum irambadagi launa yengkhatle mangonda ko ngak leppaga ai si iba ngamdeba maje lakpaga ne ai je kumdarakpada ma pham leiramme ko adaidi ma yam kappi pak liu yade yam kappi maje pura pendana phungatlaga lakpado adu yam pena kapthok sabado adaina to ibe ma se liu nang wari kamai tawno khotpano ana ai mai se ai matam khara sida leijage yagadra ne ekado yaroi doino ne ana tawe ma wakhan ke ta potha jage ana ko dai mana liro nang wari na lira podas mai hana haure e ba mai wari miyoiba amagi koigi miyoiba mana ne ek gyan tarakpa mikupta aigi ima ama ipa ama leigadabani habje khangakpa mikupta ne aigi ipa di kadai adudi ima di kadai na thirakpa mikupta aigi ipana siramme imana atopa nupa amada mayum palamme hai mana mama ampagi khongul lirakpada ko kwai phas gyan tarakpada sien song ne ngau ga hingamaga gyan tarakpada mangonda yam nungai jadaba moije mapuga mabokana yomme hai mapagi mayumda ko mapagi mamaga mapaga duna ada moi babaji naraga leigidabane haiba do moi babaduna naraga leigidabadudagi koigi soi phadraba yumburemba haijneba naraga leigidre soi leigidre ko adudagi magi nupi angangna soi hauriba punsi hujupau masaga ija saitheng phangi jineba naraga leigidre aduga moije maboka mapuga je lau sing yam leiba hingon samban ga jam sawbo oiba janeba adu moi mase manau jina moi ningol ahum mase jiga moi ahum je leiramba adu mana khoigi manau atombi amajumu po eba ko mama jina adu hojiki haiba manau nupi atombi mari suba je sina mirolingai da mapa je leigidaba adagi mama je adum satkhre mapam da masa je pokre ba ko adu pokraga koi maitai gi kaino jam phajadaba onkhak su leiba ngan mapuroiba leigidabse asi mapuroiba chabi ni hingsabi ni koigi nupi duna lehan gidabani ga haiba gi kaino onkhak su amuk leinayeba adum bagi kaino sei nungai tadra mama je satkhibaneba adai mana mu masa duna mapam da pokreba somdana moi masuna hum je lehaureba mama du khalega adum mayum mu pan thokhreba ada mayum mu pan thokre aduga moigi inak naknaba pan bajaneba nupi khaina gi banu pamda ada lehauriba moijina khoigi mama hoije moi imung dina tak thoktreba ko ada inak naknarabani na mamai mapam jung loi naknabani na dum moi lekai mi na haireba sije noi na mane asina noi na bokni na puni namai mapam ge sum haireba ko ada mana mama jina ga moi skun chatpada ga kaurakpa je moi masuna hum jina moi je saka ge skun da tame haiba mabong mapu gi hingon gi kai gi yen nganu gi machin ja ga hapa ko loi ram moi je skun ka kai hai hingon samban thabak mateng pa ngam ga do masuna hum ni skun ka je mama je ngai ram ga ne kaurakpa je ado moi gi mane ma am su lei ba jane ba ada moi je pisak pi ngai da mane ga na loi loi hai do moi na khara pungkak chawk pa do di mane ga loi mayum pan thokre ba ado hana palam bazu yaure adai pandana leram bogai ju loi pan thokre moi mane je taruk ne yameba ado mama sina kaurak pa se mane gai ka kai mabok mapuina khumganu ma mayum pang krabane noi nungsida na mayum pan thokram ne ma na pa ju leitre ado ma man lepaga noi ji jokpi ba yatra koina mon nang chang ko na tan ba ju leite ado ma mayum pan thokrami aduna khumganu ma na kaurak pa ta hai ba jane ba adai oina iskon karakpa jita thengna ba mama sina ngairam ba ko masa ko bani na nungsitana adu kaurakpa ga je moi khumde haiba sai mane hoi mapu hoina khummono na hairakpani na adai mama na ga sapo ga je pide e ba ko moina ga lang thoamme ba adu de mai so moina minungsido utkidra bani na mama adna jo dum makhata na thirakidre adai moina ju mama ji na ko na raga moina ek khangak padagi leiram dramina moina ju nungsiba phaudre ba ko adai mu asomda pokhi ba manau nu pije sina mama duna mayum pangra matung mabok mapu mamai mapam da thammamme ba adugi masimna oiraga ju moije maga moiga di punna yokmina dramina kai
ꯅꯨꯡꯁꯤꯅꯗ꯭ꯔꯦꯕ ꯂꯩꯀꯥꯏꯗꯨꯗꯗꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯤꯕ ꯊꯦꯡꯅꯔꯁꯨ ꯀꯩꯁꯨ ꯀꯧꯅꯗ꯭ꯔꯦꯕ ꯃꯆꯤꯟ ꯃꯅꯥꯎꯅꯦꯗꯤ ꯈꯪꯅꯕ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯤ ꯃꯃꯥꯁꯤꯅꯅꯦ ꯃꯥꯅ ꯄꯤꯁꯛ ꯄꯤꯛꯉꯩꯗ ꯃꯥꯒꯤ ꯁꯤꯅꯕ ꯈꯣꯡꯖꯤ ꯈꯨꯖꯤ ꯂꯨꯄꯥꯒꯤ ꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯐꯤꯂꯝ ꯀꯥꯞ ꯁꯥꯅꯤꯗ ꯈꯨꯟꯗ ꯂꯝꯄꯥꯛꯇ ꯑꯗꯨꯒꯤ ꯀꯥꯞꯄꯁꯤꯗ ꯄꯤꯔꯛꯄ ꯃꯥꯒꯤ ꯁꯤꯕꯤꯌꯣꯅꯀꯣ ꯃꯆꯥ ꯀꯧꯕꯅꯤꯅ ꯃꯥꯁꯨ ꯅꯨꯡꯁꯤꯕꯅꯤ나 ꯃꯇꯝꯗꯨꯗ ꯃꯥꯗꯣ ꯄꯤꯁꯛ ꯄꯤꯛꯅ ꯂꯩꯍꯧꯕꯅꯤꯅ ꯃꯥꯅ ꯆꯍꯤ 2ꯃꯨꯛ ꯐꯥꯔꯛꯄꯗꯅꯤꯗꯅ ꯃꯃꯥꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯁꯦ ꯑꯃꯗꯨꯅ ꯅꯥꯎꯄꯨꯔ ꯆꯠꯈꯤꯕꯅꯤꯗꯅ ꯑꯗꯨꯗꯩꯗꯨꯗ ꯃꯣꯏ ꯃꯅꯦꯒꯩꯅ ꯂꯥꯡꯒꯣꯡꯗ ꯍꯨꯟꯗꯣꯛꯑꯝꯃꯦ ꯍꯥꯏꯌꯦꯕ ꯈꯨꯖꯤꯒ ꯀꯩ ꯃꯥꯏ ꯂꯤꯛ ꯂꯨꯄꯥꯒꯤ ꯈꯣꯡꯖꯤ ꯄꯤꯔꯛꯄꯗꯣ ꯃꯃꯥꯗꯨꯅꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯈꯤꯕꯖꯥꯠꯅꯤ ꯃꯣꯏꯁꯦ ꯑꯗꯩ ꯃꯥꯁꯤ ꯃꯄꯨꯁꯤꯅ ꯑꯗꯨꯝ ꯃꯥꯁꯤ ꯂꯨꯅ ꯇꯧꯕ ꯃꯄꯨꯁꯦ ꯁꯦꯟꯗꯣꯏ ꯊꯥꯗꯣꯛꯇꯅ ꯁꯦꯟꯗꯣꯏ ꯆꯥꯗꯅ ꯒ ꯇꯧꯏ ꯍꯥꯏꯌꯦ ꯑꯗꯨ ꯃꯄꯨꯒꯤ ꯑꯗꯨꯝꯕꯒꯁꯦ ꯃꯥꯅ ꯂꯣꯏ ꯍꯤꯁꯥꯞꯀ ꯄꯥꯏꯗꯅ ꯃꯄꯨꯅ ꯄꯩꯁꯥ ꯊꯝꯃꯣꯒꯁꯦ ꯃꯉꯣꯟꯗ ꯄꯤꯁꯟꯗꯅ ꯑꯗꯩ ꯃꯥꯗꯤ ꯃꯊꯧꯅꯥꯁꯨ ꯈꯔ ꯂꯩꯕ ꯁꯨꯕ ꯅꯣꯝꯕꯁꯨ ꯈꯔ ꯀꯟꯕꯀꯣ ꯃꯄꯨꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯃꯄꯨꯅꯕ ꯌꯥꯅꯕ ꯆꯠꯄ ꯃꯄꯨ ꯍꯜꯂꯛꯑꯦ ꯍꯥꯏꯗꯤ ꯆꯦꯟꯊꯣꯛꯄ ꯃꯄꯨꯅ ꯆꯥꯛ ꯆꯥꯔꯦ ꯁꯪꯕ ꯃꯄꯨꯅ ꯍꯦꯛ ꯂꯣꯏꯔꯦ ꯂꯦꯝꯃꯝꯃꯦ ꯃꯥꯅ ꯍꯦꯛ ꯆꯥꯊꯣꯛꯄ ꯑꯗꯩ ꯀꯣꯟ ꯐꯦꯡꯗꯣꯛꯄ ꯑꯗꯩ ꯃꯄꯨꯅ ꯀꯩꯅꯣ ꯏꯔꯨꯖꯔꯦ ꯈꯨꯗꯩ ꯐꯗꯤ ꯁꯥꯄꯣꯟ ꯄꯨꯊꯣꯛꯄ ꯑꯗꯩ ꯃꯄꯨꯅ ꯆꯟꯗꯣꯟ ꯆꯋꯥ ꯊꯤꯜꯂꯦ ꯀꯩꯅꯣ ꯆꯟꯗꯣꯟ ꯂꯨꯄꯥꯛ ꯊꯥꯡꯗꯣꯛꯇꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯥꯗꯤ ꯈꯔ ꯃꯄꯨꯒ ꯅꯞꯅꯕ ꯑꯗꯨꯅ ꯍꯌꯦꯡ ꯑꯩ ꯏꯁꯨꯁꯦ ꯌꯥꯑꯣꯡ ꯏꯜꯍꯟꯅꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯃꯤꯟꯅꯅꯤ ꯏꯁꯨꯗꯤ ꯒꯥꯅ ꯃꯄꯨꯅ ꯑꯗꯨꯝ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯩ ꯑꯗꯨꯝ ꯃꯥꯁꯦ ꯂꯨꯅ ꯇꯧꯖꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯃꯅꯦꯁꯤꯡꯁꯤꯅ ꯃꯥꯏ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯃꯣꯏꯅ ꯑꯃꯨꯛ ꯌꯨꯝꯁꯤꯗ ꯃꯕꯣꯛ ꯃꯄꯨ ꯃꯣꯏꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯣꯏꯒꯤ ꯃꯌꯨꯝ ꯑꯣꯏꯅ ꯃꯄꯥꯒꯤ ꯃꯌꯨꯝꯅꯤꯗꯅ ꯃꯣꯏ ꯂꯩꯌꯦꯕꯀꯣ ꯃꯅꯦꯒꯩꯅ ꯈꯔ ꯂꯥꯞꯊꯣꯛꯅ ꯂꯩꯀꯣ ꯃꯇꯝꯗꯨꯗꯗꯤ ꯑꯗꯨꯒ ꯃꯆꯦꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅꯀꯣ 마주 khara chawkhale moi 마주 chai 13 muk suraba jane ba aduga matamjida moi naknaba khul thangnaba madagi nupa am khangna maji koi ki haire ba adai lon na majo angang khalakpani na dum nungsinare ba nupa ji ko adai nungsinare aduga machi ase siju chai 13 muk jangakpa jida chien gre ba machi ase amna mapu jam sawe ba adu angang oina nang chien ba nang ana machi jina matamdo class 10 tharaba oira jani hedai majina 9 ka doi tobo oi ba jane ba ada nang hoju chien ba na inthokre hai ba mapu jina ko saudana nupa memdu jam wa ba ma sielo ju adai mu nongma ma koi ba nupa jina dui matung inthokiba matung kui kui dringai je sida ma koi ba nupa duna akoi gi amta tholo unaji ana thokpa jida ne koi numidang wairam ni hai thoga wari sana ba jida mabai sung wari sana ba aduda mapu jina uhoraba halakpada saikanda ko maje dai ki dana maje sainga maroi hanbanga maroi aidi changbanga maroi ngasidi puno ugre ren changbada I phajara roina dum ki dana ne majo dum sielaba adai mapu je ai hogai saure ko dujumo adai ai thinbino ai koi puki na maje yam haibada mana sieliba imung jidi amai tawgeda yam waba imung oiraba amna tai sadaba waram bai babu nupa ji mapa leitre mama jina koigi adum sorong makti ta daga ju khara lekhatlaga leiba duju surano ma macha thakani habdi khangba macha di moi manga tuk pokpa mana imunga je pakhalamda nonga yuraga leiba moi mapu ma boy di koigi ajana sara kholaga khungang dugi oina di lawyam charaga nungaina leiba adu wata ba dei hujuki magi imungje kamai tawgeda pukham monga tengkol angkhak lei hai chak se mama hana sarga ne macha nu pa ga je ani homong pulam cha ba adumaina gilas ma pukham ma tengkol am de hena ne moi chak sang ji da ne kari imte hek lei ta ba kha ba yema se ka am de hena ising pullamaga yam tina sigi imung ji di na moina leira iba imung du ga di am khenare dana ko adai di mapu jina thilau thilakta ba yaroi na taraga maji phado e hai ba ko adai phado e pi roi hana taraga adai di maje matam khara mapanga je thondra ba jane adai khale ga nupa jina amtadi unaje na mama na bi da sum pau selakpadagi tha mani leiraga amuk chen chalaba nupa jida adu di mapu je saure ba mai haure ba ko mai haure saure mapu ji adai aina phado ba pi roi na waloi sannagra ba moi je jada bi ga longna ba jane ba pi roi na ko aduga admai ma khulle kai phamdana case tawna dana jada bi logra ba duga mana aigi mai yengdana amka ju chen ba adu oiradi haidana mapu jina inthokre ba ko inthokre aduga kaidore
ꯃꯄꯨꯁꯦꯗꯒꯤ ꯑꯗꯨꯝ ꯌꯨ ꯊꯛꯆꯟꯈꯤꯗꯅꯅꯦ ꯁꯤꯈ꯭ꯔꯦꯕ ꯈꯔ ꯂꯩꯔꯒ ꯑꯗꯩ ꯃꯅꯦ ꯃꯌꯥꯝꯁꯦ ꯁꯥꯎꯔꯦꯕ ꯅꯪꯒꯤ ꯍꯥꯡꯇꯛꯇꯒꯤ ꯏꯄꯨꯁꯦ ꯂꯩꯈꯤꯗꯕꯅꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯅ ꯃꯉꯣꯟꯗ ꯇꯥꯏꯅꯔꯦ ꯑꯗꯩ ꯃꯣꯏꯁꯨ ꯂꯥꯛꯑꯒ ꯁꯣꯔꯥꯠꯐꯧꯁꯦ ꯑꯍꯤꯡ ꯂꯦꯛꯑꯒ ꯌꯥꯎ ꯈꯣꯠꯇꯅ ꯂꯩꯔꯦꯀꯣ ꯑꯗꯩ ꯃꯌꯥꯝꯅ ꯅꯕꯣꯛꯁꯤ ꯃꯊꯟꯇ ꯉꯥꯏꯍꯧꯗꯣꯔꯦ ꯑꯗꯨꯅ ꯅꯣꯏꯗꯣ ꯌꯥꯎꯑꯣꯡ ꯏꯜꯂ ꯂꯩꯔꯣ ꯅꯄꯨꯅꯁꯨ ꯌꯥꯝ ꯍꯥꯏꯔꯝꯕꯅꯤ ꯅꯣꯏ ꯂꯩꯔꯤꯉꯩꯗ ꯅꯪꯅ ꯌꯥꯎꯑꯣꯡ ꯏꯜꯍꯟꯅꯦꯅ ꯍꯥꯏꯕꯁꯤꯗ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯌꯥꯗ꯭ꯔꯦꯕ ꯑꯩꯗꯤ ꯌꯥꯎꯑꯣꯡ ꯏꯟꯕꯗꯤ ꯉꯝꯃꯣꯏ ꯈꯣꯠꯂꯣꯏ ꯃꯣꯏꯗꯤ ꯃꯕꯥꯅꯤ ꯑꯍꯥꯟꯕ ꯆꯦꯟꯕꯗ ꯐꯥꯗꯣꯛꯅꯕ ꯈꯣꯠꯄ ꯈꯠꯅꯗꯅ ꯑꯍꯟ ꯃꯆꯦꯟ ꯌꯥꯝ ꯇꯧꯅꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯅꯨꯄꯥꯁꯤꯅꯁꯨ ꯅꯨꯄꯤꯁꯤꯗꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯅꯨꯄꯤꯁꯤꯒꯤ ꯑꯍꯜ ꯂꯃꯟꯗꯤ ꯅꯨꯡꯁꯤꯗꯦꯕ ꯑꯗꯨꯅ ꯃꯣꯏꯗ ꯂꯩꯅꯤꯡꯗꯦꯕ ꯃꯥ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯂꯩꯌꯨ ꯌꯥꯗꯕꯁꯤꯗ ꯃꯣꯏꯁꯤ ꯆꯠꯂꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯄꯨꯁꯤꯅꯅꯦ ꯂꯩꯔꯤꯉꯩꯗ ꯂꯧ ꯈꯥꯏꯅꯤ ꯑꯗꯨꯝ ꯍꯥꯏꯔꯝꯕ ꯑꯗꯣ ꯃꯤꯈꯩꯅ ꯅꯣꯏ ꯅꯪꯅ ꯁꯤꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪ ꯂꯩꯔꯤꯉꯩꯗ ꯃꯣꯏꯒꯤ ꯂꯧ ꯁꯔꯨꯛ ꯄꯤꯅꯤ ꯍꯥꯏꯗꯣ ꯃꯥꯏ ꯃꯃꯤꯡꯗ ꯄꯥꯟꯕꯤꯔꯝꯃꯨ ꯑꯗꯨꯝ ꯍꯥꯏꯕꯖꯥꯠꯅꯦꯕ ꯑꯗꯨꯝ ꯄꯥꯜꯂꯝꯗꯅ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯃꯌꯨꯝ ꯄꯥꯜꯂꯛꯑꯕ ꯃꯇꯨꯡꯗꯩꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯁꯤꯅ ꯈꯔ ꯂꯥꯞꯊꯣꯛꯈ꯭ꯔꯦꯕ ꯑꯃꯨꯛ ꯃꯣꯏꯒꯤ ꯅꯤꯉꯣꯜꯈꯩꯁꯤꯅ ꯑꯣꯏꯅ ꯅꯛꯍꯧꯔꯦꯕꯀꯣ ꯃꯃꯥꯁꯤꯒ ꯃꯕꯣꯛꯁꯤꯒ ꯃꯣꯏ ꯃꯅꯦꯒꯁꯤꯒ ꯅꯛꯍꯧꯔꯦꯕꯀோ ꯇꯧꯕꯗꯤ ꯃꯄꯥꯁꯤꯅ ꯍꯤꯡꯉꯝꯃꯗꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯗꯨ ꯂꯧ ꯏꯪꯈꯣꯜꯁꯤꯡꯗꯨ ꯃꯄꯥꯒꯤ ꯂꯣꯏꯅ ꯑꯣꯏꯗꯣꯏꯃꯤꯗꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯥꯗꯣ ꯂꯩꯈꯤꯗ꯭ꯔꯕꯅꯤ나 ꯃꯣꯏꯒꯤ ꯈꯣꯡꯒꯨꯟꯁꯦ ꯃꯨꯜꯂꯛꯑꯦꯕ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯨꯔꯤꯕ ꯅꯨꯄꯥꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯑꯗꯥꯏꯁꯦ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯂꯜ ꯇꯥꯟꯅꯕ ꯍꯤꯡꯒꯣꯜ ꯁꯝꯕꯟꯁꯦ ꯌꯥꯝ ꯆꯥꯎ ꯀꯣꯏꯅꯕ ꯑꯗꯨꯅ ꯃꯤꯅ ꯍꯤꯡꯒꯣꯜ ꯁꯨꯁꯤ ꯑꯂꯨ ꯊꯥꯁꯤ ꯑꯗꯩ ꯂꯧ ꯃꯇꯝꯗ ꯂꯧ ꯀꯨꯝꯁꯤ ꯍꯥꯏꯔꯒꯅ ꯍꯦꯛ ꯀꯨꯝꯕ ꯅꯨꯄꯥꯁꯦ ꯃꯁꯤꯜ ꯑꯃ ꯊꯣꯛꯅ ꯁꯤꯃ ꯁꯨꯒꯦꯗꯤ ꯉꯝꯗꯕ ꯑꯗꯨꯒ ꯅꯨꯄꯤꯁꯤꯗꯤ ꯔꯥꯅꯤ ꯐꯤꯁꯦ ꯌꯥꯝ ꯁꯥꯕ ꯃꯥꯅ ꯁꯥꯕ ꯔꯥꯅꯤ ꯐꯤꯁꯦ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯇꯒꯩ ꯁꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯆꯥꯗꯤ 2 ꯁꯨꯔꯦ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯌꯨꯝꯁꯦ ꯄꯥꯜꯂꯦ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟ ꯆꯥꯔꯦ ꯃꯣꯏ ꯑꯅꯤꯁꯤ ꯑꯗꯨꯒ ꯍꯥꯎꯁꯤꯡ ꯂꯣꯟ ꯃꯣꯏꯒꯤ ꯐꯥꯎꯕꯁꯤꯗ ꯐꯤ ꯅꯨꯡ ꯁꯥꯔ ꯇꯥꯟꯖꯟꯖꯕ ꯄꯩꯁꯥꯁꯤꯡꯁꯦ ꯍꯥꯞꯆꯤꯜꯂꯒ ꯌꯨꯝꯁꯤ ꯆꯥꯎꯅ ꯃꯆꯥꯅꯨꯄꯥꯅ ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂ ꯐꯖꯅ ꯂꯩꯍꯧꯕ ꯌꯥꯕꯩ ꯃꯑꯣꯡꯗ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯆꯥꯎꯅ ꯍꯥꯞꯇꯅ ꯃꯆꯥꯅꯨꯄꯤꯒꯤ ꯍꯥꯞꯇꯅ ꯃꯣꯏ ꯑꯅꯤꯒꯤ ꯇꯧꯔꯒ ꯁꯥꯖꯔꯦ ꯑꯗꯩꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯔꯤꯝ ꯂꯩꯔꯝꯗꯕꯗꯨ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯃꯕꯣꯛꯁꯤꯅꯗꯤ ꯃꯥꯁꯦ ꯃꯆꯥ ꯄꯣꯛꯑꯝꯗꯥꯏꯗ ꯂꯧꯈꯠꯂꯒ ꯃꯆꯦꯁꯨ ꯃꯥꯁꯨ ꯂꯧꯈꯠ ꯑꯣꯟꯄꯣꯠꯇꯤ ꯈꯔ ꯂꯣꯏ ꯄꯤꯔꯛꯑꯕ ꯑꯗꯩ ꯃꯥꯅꯁꯨ ꯑꯃꯨꯛ ꯑꯣꯟꯄꯣꯠꯁꯤ ꯂꯣꯏꯅ ꯂꯥꯡꯁꯟꯖꯔꯒ ꯏꯃꯨꯡꯁꯤꯗ ꯈꯔ ꯑꯔꯪ ꯑꯔꯥꯛ ꯂꯩꯇꯦꯡꯁꯤ ꯂꯩꯖꯔꯦ ꯑꯗꯨꯝ ꯈꯔ ꯏꯃꯨꯡ ꯑꯃꯒꯤ ꯃꯕꯨꯛ ꯊꯟꯅ ꯂꯩꯖꯔꯀꯥꯟꯗ ꯐꯖꯅ ꯌꯨꯝꯁꯤ ꯄꯥꯜꯂꯛꯑꯀꯥꯟꯁꯤꯗꯗꯤ ꯃꯥꯒꯤ ꯀꯥꯏꯅꯕꯒꯤ ꯃꯄꯨꯔꯣꯏꯕꯒ ꯃꯥꯒ ꯀꯥꯏꯅꯕꯒꯤ ꯃꯇꯝꯁꯤ ꯅꯛꯁꯜꯂꯛꯑꯦꯕ ꯑꯗꯨꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯦꯅ ꯌꯥꯝ ꯊꯥꯖꯗꯅ ꯃꯥꯅ ꯐꯤ ꯌꯣꯟꯕ ꯃꯥꯏ ꯔꯥꯅꯤ ꯐꯤ ꯀꯩ ꯊꯥꯗꯣꯛ ꯊꯥꯖꯤꯟꯒꯤ ꯆꯠꯄ ꯂꯪ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯆꯠꯄ ꯁꯨꯝꯕꯗꯅ ꯄꯤꯕ ꯍꯧꯔꯛꯑꯦꯀꯣ ꯊꯛꯆꯟ ꯆꯥꯁꯜꯂꯒ ꯅꯨꯡꯗꯥꯡꯁꯤꯗ ꯊꯦꯡꯅ ꯍꯜꯂꯛꯏ ꯈꯣꯠꯂꯛꯏ ꯅꯪ ꯑꯗꯨ ꯇꯧꯋꯦꯅ ꯃꯥꯏꯁꯦ ꯈꯠꯅꯕ ꯈꯣꯠꯄꯁꯦ ꯁꯨꯝ ꯍꯧꯔꯛꯑꯦ ꯑꯗꯩ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯁꯨꯕꯁꯦ ꯆꯠꯈ꯭ꯔꯤꯉꯩꯁꯤꯗ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯃꯄꯥꯝ ꯑꯃ ꯂꯥꯛꯑꯝꯕ ꯃꯤ ꯑꯃ ꯆꯪꯉꯝꯕ ꯁꯤꯁꯦ ꯑꯗꯨꯝ ꯂꯥꯟꯅ ꯈꯟꯕ ꯀꯩꯗꯧ ꯂꯥꯛꯑꯝꯃꯤꯅꯣ ꯀꯩꯗꯧ ꯆꯪꯉꯛꯑꯝꯃꯤꯅꯣꯅ ꯑꯗꯨꯝꯕꯒꯤ ꯁꯨم ꯈꯠꯅꯕ ꯆꯩꯅꯕꯁꯦ ꯍꯧꯔꯛꯑꯦ ꯃꯥꯁꯤ ꯁꯨꯝ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯅꯕ ꯈꯣꯠꯅꯕ ꯐꯤ ꯁꯥꯕꯗ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯕꯖꯥꯠꯅꯤ ꯐꯤ ꯅꯨꯡ ꯁꯥꯕꯗ ꯋꯥꯔꯤ ꯇꯥꯅꯕ ꯃꯥ ꯐꯣꯟ ꯑꯃ ꯂꯩꯖꯕꯖꯥꯠꯅꯤ ꯐꯣꯟꯁꯦ ꯄꯥꯏꯕꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯤꯅ ꯍꯦꯛ ꯐꯣꯟ ꯇꯧꯔꯛꯄ ꯁꯦ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯇꯥꯞ ꯍꯦꯛ ꯄꯥꯏꯈꯠꯄ ꯑꯗ ꯐꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯍꯦꯛ ꯇꯧꯔꯛꯄ ꯁꯤ ꯔꯣꯡ ꯅꯝꯕꯔꯗ ꯇꯧꯔꯛꯄꯁꯤ ꯁꯤꯁꯨ ꯅꯪ ꯅꯨꯄꯥꯅꯤ ꯅꯨꯄꯥꯁꯦ ꯄꯨꯊꯣꯛꯑꯣꯅ ꯈꯠꯅꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯁꯤꯅ ꯐꯦꯁꯕꯨꯛ ꯍꯥꯡꯒꯦ ꯃꯃꯥ ꯐꯦꯁꯕꯨꯛ ꯍꯥꯡꯒꯦꯅ ꯍꯥꯡꯉꯁꯨ ꯍꯥꯏ ꯍꯜꯂꯣꯅ ꯃꯦꯁꯦꯟꯖꯔꯗ ꯊꯥꯔꯛꯄꯁꯦ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯔꯦꯅ ꯈꯟꯅꯕꯁꯦ ꯍꯧꯕ ꯆꯥꯔꯒ ꯑꯗꯩꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯔꯛꯄꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅꯈꯟꯅꯕ ꯍꯧꯕ ꯃꯔꯝꯁꯨ ꯁꯨꯡꯆꯥ ꯆꯥꯗꯅ ꯑꯩꯅ ꯇꯧꯗꯕ ꯊꯕꯛꯇ ꯇꯧꯏ ꯍꯥꯏꯕꯅꯅꯦ ꯇꯧꯔꯒ ꯅꯨꯄꯤꯁꯨ ꯁꯥꯎꯔꯦ ꯑꯗꯩ ꯃꯥꯅ ꯑꯗꯨꯝ ꯈꯟꯅꯕꯁꯤꯗ ꯅꯨꯄꯥ ꯀꯣꯏꯔꯦ ꯅꯨꯄꯥ ꯃꯌꯥꯝꯒ ꯃꯦꯁꯦꯖ ꯊꯥꯅꯔꯝꯃꯦ ꯀꯥꯏꯅ ꯄꯣꯏ ꯍꯥꯏꯖꯟꯕ ꯑꯗꯩ ꯑꯇꯥꯕ ꯃꯤꯅꯗꯤ ꯂꯥꯟꯅ ꯈꯜꯂꯦꯗꯅ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔ ꯌꯨꯝ ꯀꯩ ꯁꯥꯔꯦ ꯑꯔꯪ ꯑꯔꯥꯛ ꯂꯩꯇꯦ ꯃꯌꯥꯝ ꯂꯦꯞꯄꯦ ꯑꯗꯨꯒ ꯅꯪꯅ ꯃꯄꯥꯟ ꯊꯣꯛꯇꯅ ꯌꯨꯝꯁꯨ ꯑꯗꯨꯝ ꯐꯤ ꯅꯨꯡꯁꯨ ꯁꯥꯔ ꯍꯣꯠꯅꯖꯕ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝ ꯃꯥꯏ ꯕꯗꯅꯥꯝ ꯄꯤꯕꯅ ꯃꯥꯁꯦ ꯋꯥꯔꯧꯗꯅ ꯃꯄꯥꯝꯗ ꯆꯠꯂꯦꯕ ꯑꯗꯩ ꯃꯄꯥꯝꯗ ꯆꯠꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯇꯝꯁꯤꯗ ꯀꯣꯔꯣꯅꯥꯁꯦ ꯂꯥꯛꯑꯕꯖꯥꯠꯅꯦꯕ ꯀꯣꯔꯣꯅꯥ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤ ꯑꯃꯨꯛ ꯀꯩꯅꯣꯗ ꯀꯣꯔꯣꯅꯥ ꯂꯥꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯤꯐꯧ ꯃꯄꯥꯟ ꯊꯣꯛꯅꯕ ꯌꯥꯗꯕ ꯈꯣꯠꯇꯕ ꯑꯃꯒ ꯑꯝꯇ ꯆꯪꯅꯗꯕꯒ ꯇꯧꯅꯩꯗꯅꯀꯣ ꯑꯗꯨꯒꯤ ꯂꯩꯅꯔꯦ ꯃꯥꯁꯨ ꯃꯄꯥꯝꯗ ꯀꯨꯏꯅ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯕꯗꯅꯥꯝ ꯄꯤꯁꯜꯂꯛꯑꯦꯕ ꯅꯪꯗꯤ ꯅꯅꯤꯡ ꯊꯨꯡꯉꯝꯃꯅꯤ ꯂꯩꯔꯕꯅꯤꯅ ꯅꯪ
ꯅꯨꯡꯉꯥꯏꯖꯔꯝꯃꯅꯤꯅꯦ ꯅꯪ ꯑꯄꯥꯝꯕ ꯒꯥꯏꯅ ꯀꯧꯕ ꯂꯥꯛꯄꯩ ꯃꯍꯨꯠꯇ ꯈꯟꯅꯕꯁꯦ ꯁꯨꯝ ꯍꯧꯖꯤꯜꯂꯛꯄ ꯑꯗꯩ ꯃꯥꯁꯨ ꯉꯁꯥꯏ ꯃꯕꯣꯛ ꯑꯣꯏ ꯃꯌꯨꯝꯗ ꯂꯩꯕꯁꯤ ꯉꯁꯥꯏꯒꯤ ꯑꯩ ꯈꯥꯏꯅꯔꯅꯤ ꯏꯆꯥ ꯂꯧꯔꯒ ꯂꯩꯖꯔꯒꯦ ꯒꯥꯏꯅ ꯃꯅꯦ ꯃꯌꯥꯝꯁꯤꯗ ꯍꯥꯏꯕꯗ ꯃꯅꯦ ꯃꯌꯥꯝꯁꯤꯅ ꯂꯩꯍꯟꯅꯤꯡꯗꯕ ꯆꯠꯈꯣ ꯍꯟꯖꯟꯅꯧ ꯒꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯂꯩꯔꯗꯤ ꯌꯨꯝꯁꯦ ꯃꯥꯒꯤ ꯑꯣꯏꯒ ꯀꯩꯅꯣꯝꯃꯗꯀꯣ ꯃꯅꯦꯁꯤꯡꯁꯤꯅ ꯑꯗꯩ ꯃꯥꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯩ 마제 ꯑꯗꯨꯗ ꯂꯩꯔꯔꯣꯏꯅ 마제 ꯃꯆꯦ ꯃꯌꯨꯝ ꯄꯥꯟꯕꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯦ 마제 ꯑꯗꯨꯒ ꯃꯆꯦꯁꯤ ꯃꯅꯥꯛꯇ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯀꯥꯟꯗꯗꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯕꯗꯅꯥꯝꯁꯦ ꯃꯌꯥꯝ ꯄꯤꯔꯛꯄ ꯅꯨꯄꯥ ꯉꯥꯡꯅꯗꯅ ꯃꯥꯗꯤ ꯁꯤꯗ ꯂꯩꯕꯗꯁꯨ ꯃꯅꯦ ꯍꯣꯏ ꯃꯕꯣꯛ ꯍꯣꯏꯅ ꯆꯩꯕꯗꯒꯤ 마제 ꯁꯤꯗ ꯂꯩ ꯉꯝꯗꯗꯅ ꯅꯨꯄꯥ ꯉꯥꯡꯅꯕ ꯈꯣꯠꯄ ꯐꯣꯟ ꯋꯥꯔꯤ ꯁꯥꯕ ꯅꯪ ꯑꯅ ꯇꯧꯕꯗꯩ ꯆꯩꯕꯗꯒꯤ ꯃꯆꯦ ꯍꯣꯏ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯒꯥꯏꯅ ꯕꯗꯅꯥꯝꯁꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯄꯤꯁꯜꯂꯛꯄꯀꯣ ꯑꯗꯩꯗꯤ ꯁꯤꯗꯕꯨꯗꯤ ꯀꯩꯗꯧꯔꯨꯗꯣꯏꯅꯣꯗ ꯍꯟꯖꯟꯅꯔꯨꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯃꯥꯏꯗꯣ ꯃꯌꯨꯝ ꯃꯀꯩ ꯐꯖꯅ ꯁꯥꯕꯤꯔꯝꯃꯦ ꯑꯩꯅ ꯍꯣꯠꯅꯗꯅ ꯏꯃꯨꯡꯗꯨꯗ ꯂꯩꯔꯝꯗꯕ ꯄꯣꯠ ꯆꯩ ꯎ ꯅꯨꯡꯕꯨ ꯁꯣꯐꯥ ꯇꯤꯚꯤ ꯂꯣꯏꯅ ꯂꯥꯡꯕꯤꯔꯝꯃꯦ ꯑꯗꯨꯅ 마ꯁꯤ ꯅꯨꯄꯤ ꯊꯤꯅꯤꯡꯉ ꯃꯥꯅ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝꯁꯦ ꯁꯨꯝ ꯄꯤꯔꯦ ꯅꯨꯄꯤ ꯑꯩ ꯁꯣꯏꯈ꯭ꯔꯦꯍꯦ ꯅꯪꯁꯨ ꯐꯣꯟ ꯄꯥꯏꯔꯅꯨ ꯐꯖꯅ ꯂꯩꯃꯤꯟꯅꯁꯤ 이반이 ꯍꯥꯟꯅꯗꯧꯅꯁꯨ ꯍꯥꯏꯔꯛꯇꯕ ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯁꯦ ꯆꯪꯉꯒ ꯂꯩꯔꯨꯕꯗ 마ꯒꯤ ꯕꯗꯅꯥꯝ ꯃꯌꯥꯝꯁꯤꯅ ꯑꯩ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯇꯧꯗꯕ ꯊꯕꯛꯇ ꯇꯧꯏ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯤꯟꯗꯅ ꯑꯗꯨꯝ ꯉꯥꯡꯉꯅꯤ ꯑꯗꯩ ꯂꯩ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩꯗꯐꯥꯎ ꯕꯗꯅꯥꯝ ꯄꯤꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯃꯨꯛ ꯏꯄꯥꯝꯗ ꯂꯩꯔꯨꯔꯕꯅꯤꯅ ꯀꯨꯏꯅ ꯃꯥꯔꯣꯏ ꯑꯅ 마ꯁꯦ ꯋꯥ ꯑꯗꯨꯝ ꯂꯣꯏꯁꯟꯅꯔꯒꯦꯅ ꯅꯥꯈꯩ ꯁꯦꯡꯅ ꯂꯣꯏꯁꯟꯅꯔꯦꯕ ꯃꯥꯅ ꯃꯅꯦ ꯍꯣꯏ ꯃꯕꯣꯛ ꯍꯣꯏꯗ ꯑꯩ ꯏꯆꯦꯒ ꯑꯗꯨꯝ ꯂꯩꯖꯒꯦ ꯐꯤ ꯁꯥꯔꯒ ꯑꯗꯣ ꯑꯩ ꯀꯔꯤꯝꯐꯧ ꯅꯣꯏꯗ ꯌꯦꯠꯆꯔꯣꯏ ꯅꯣꯏ ꯑꯗ ꯂꯩꯁꯨ ꯂꯩꯖꯔꯣꯏ ꯑꯩꯅ ꯍꯥꯏꯔꯦꯕ ꯃꯥꯅꯀꯣ ꯑꯗ ꯃꯆꯦꯒꯤ ꯃꯆꯥꯈꯩꯁꯦ ꯑꯣꯏꯅ ꯁꯦꯝꯃꯒꯦ ꯃꯥꯅ ꯈꯜꯂꯦꯕ ꯑꯗꯩ ꯃꯥꯏ ꯃꯆꯥꯈꯩꯗꯨꯁꯨ ꯃꯥ ꯌꯦꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯃꯥꯏ ꯋꯥꯁꯨ ꯂꯣꯏꯁꯟꯅꯔꯦ ꯑꯗꯨꯒꯗꯤ ꯃꯆꯦ ꯍꯣꯏꯗ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯗ ꯌꯨꯝ ꯁꯥꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯃ ꯃꯥꯅ ꯐꯤ ꯁꯥꯔꯤꯁꯤꯒ ꯍꯦꯛ ꯊꯪꯅꯅ ꯃꯣꯏꯅ ꯌꯨꯝ ꯁꯥꯕ ꯑꯗꯩ ꯁꯨꯝ ꯌꯦꯡꯅꯗꯅ ꯎꯅꯗꯅ ꯅꯨꯄꯥꯁꯤ ꯑꯃꯨꯛ ꯃꯥꯒ ꯀꯣꯏꯅꯔꯦꯕꯀꯣ 마ꯁꯨ ꯋꯥꯔꯛꯑꯕꯅꯤꯅ ꯀꯩꯗꯧꯔꯨꯗꯒꯦꯅ ꯄꯣꯊꯥꯐꯝ ꯊꯤꯈ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯇꯅ ꯁꯦꯟꯅꯗꯅ ꯑꯗꯩ ꯑꯌꯨꯛ ꯊꯕꯛ ꯂꯥꯛꯄꯁꯦ ꯃꯥꯒꯤ ꯐꯤ ꯁꯥꯕꯗ ꯑꯆꯥꯄꯣꯠꯀꯁꯦ ꯄꯤꯁꯜꯂꯝꯗꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯁꯤꯕꯨ ꯑꯩ ꯏꯁꯥ ꯅꯍꯥꯅꯤꯅ ꯏꯆꯦ ꯍꯣꯏꯗ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯕꯗꯅꯥꯝ ꯆꯥꯔꯛꯀꯅꯤ ꯏꯇꯩ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯏꯄꯥꯝ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯦ ꯏꯅꯦ ꯍꯣꯏ ꯏꯕꯣꯛ ꯍꯣꯏ ꯃꯌꯥꯝꯅꯁꯨ ꯃꯣꯏꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯀꯩꯗꯧꯔꯨꯗꯒꯦ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕꯅ ꯐꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯨꯄꯥꯒꯤ ꯃꯈꯥꯗ ꯂꯩꯕꯅ ꯐꯩ ꯏꯁꯥ ꯅꯍꯥꯅꯤꯅ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯕꯖꯥꯠꯅꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤ ꯊꯤꯈ꯭ꯔꯕꯖꯥꯠꯅꯦꯕ ꯑꯗꯣ 마ꯒꯤ ꯃꯆꯥ ꯑꯅꯤ ꯄꯣꯛꯂꯛꯈꯤꯕꯁꯤ ꯃꯅꯦꯅ ꯃꯕꯣꯛꯅ ꯂꯣꯏꯅ ꯄꯩꯁꯥ ꯄꯨꯊꯣꯛꯏ ꯍꯥꯏ ꯗꯥꯛꯇꯔꯗ ꯄꯣꯛꯄꯁꯦ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯅ ꯑꯝꯇ ꯄꯨꯊꯣꯛꯇꯦ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯂꯣꯏꯅꯃꯛꯁꯦ ꯑꯗꯨꯝ ꯑꯗꯩ ꯃꯅꯤꯡ ꯀꯨꯜꯂꯦ ꯃꯕꯣꯛꯇꯨ ꯂꯥꯛꯑ ꯁꯦꯕꯥ ꯂꯥꯛꯄ ꯉꯝꯗꯕꯅꯤ나 ꯃꯄꯥꯝꯗ ꯊꯥ ꯑꯃꯨꯛ ꯑꯗꯨꯝ ꯃꯆꯦꯁꯨ 마ꯁꯨ ꯂꯩꯕ ꯃꯆꯦꯒꯤꯁꯨ ꯃꯆꯥ 3 ꯄꯣꯛꯄ 마ꯒꯤ 2 ꯄꯣꯛꯄ ꯑꯗꯩ ꯀꯩꯅꯣꯁꯦ 마ꯒꯤ ꯃꯊꯛꯀꯤ ꯃꯆꯦ ꯑꯅꯤꯃꯛꯁꯤꯁꯨ ꯂꯣꯏꯅꯃꯛ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯑꯍꯨꯝꯃꯛꯁꯦ ꯂꯣꯏꯅ ꯃꯕꯣꯛꯁꯤꯅ ꯍꯣꯠꯅꯕ ꯃꯅꯤꯡ ꯀꯨꯟꯕ ꯈꯣꯠꯄꯁꯦ ꯃꯣꯏꯗ ꯑꯗꯩ 마ꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏꯅ 이보 ꯍꯣꯏꯁꯤꯗ ꯂꯩꯔꯦ 이네ꯁꯤꯡꯁꯤ나 ꯄꯥꯈꯠꯂꯦ ꯑꯩꯈꯣꯏꯅ ꯌꯦꯠꯁꯜꯂꯅꯦꯅ ꯂꯟ ꯊꯨꯝ ꯍꯤꯡꯒꯣꯟꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯍꯧꯔꯅꯦꯅ ꯑꯗꯨꯅ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯏꯄꯥ ꯍꯥꯏꯗꯣ ꯂꯩꯈꯤꯗ꯭ꯔꯃꯤꯅ ꯏꯄꯥꯒꯤ ꯃꯐꯝ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯊꯣꯛꯑꯒꯦꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅꯁꯨ 마ꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯇꯧꯕꯗꯨꯗ ꯑꯍꯤꯡ ꯊꯦꯡꯉꯐꯥꯎ ꯐꯤ ꯁꯥꯒꯅꯨ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯐꯤ ꯁꯥꯏ ꯀꯩꯒꯤꯅꯣ ꯄꯣꯊꯥꯔꯣ ꯑꯗꯨ ꯇꯧꯔꯣ ꯀꯥꯏꯅ ꯇꯧꯕꯗꯨꯗ ꯃꯇꯝꯁꯤꯗ ꯅꯨꯄꯥꯁꯤꯅ 마ꯁꯦ ꯅꯨꯄꯤ ꯈꯥꯏꯅꯈ꯭ꯔꯦ ꯍꯥꯏꯕꯖꯥꯠꯅꯦꯕ ꯑꯗꯣ 마ꯁꯦ ꯑꯩꯁꯨ ꯅꯨꯄꯤ ꯈꯥꯏꯅꯔꯦ ꯑꯗꯣ ꯑꯅ ꯍꯥꯏꯔꯒ 마ꯒꯤ ꯚꯔꯥꯗ ꯂꯩ ꯈꯣꯠꯂꯤꯅ ꯍꯥꯏꯔꯒ ꯌꯨꯝꯗꯗꯤ ꯀꯣꯟꯅ ꯆꯪꯁꯤ ꯈꯣꯠꯁꯤ ꯍꯥꯏꯔꯒ ꯚꯔꯥꯁꯦ ꯄꯨꯁꯜꯂ ꯚꯔꯥꯁꯦ ꯂꯩꯃꯤꯟꯅꯔꯦꯕ ꯑꯗꯨꯀꯥꯟꯗꯗꯤ 마ꯅ ꯈꯪꯉꯛꯑꯦꯕ ꯅꯨꯄꯥꯁꯤ ꯅꯨꯄꯤ 마ꯒ 3 ꯁꯨꯔꯦꯕ ꯂꯣꯜꯂꯝꯕ ꯅꯨꯄꯤ ꯌꯥꯏꯃꯗꯨꯅ 마ꯒ ꯚꯔꯥꯗ ꯂꯩꯃꯤꯟꯅꯔꯝꯕꯗꯩ ꯈꯠꯅꯔꯒ 마ꯁꯦ ꯇꯣꯉꯥꯟꯅ ꯚꯔꯥꯗ ꯂꯩꯕ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯍꯟꯁꯤꯗꯤ 마ꯅ ꯁꯨꯛꯆꯪ ꯆꯪꯗꯕ ꯑꯣꯏꯔꯝꯃꯦꯕ ꯑꯍꯟꯒꯤ ꯃꯌꯨꯝꯁꯤꯗꯀꯣ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯃꯥꯏ ꯃꯌꯨꯝꯗꯨꯗ ꯃꯆꯥꯈꯩꯒ ꯂꯩꯍꯧꯔꯦꯕ ꯃꯆꯥꯒ ꯂꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯃꯌꯨꯝ ꯄꯥꯟꯅꯕ ꯌꯥꯎꯔꯦꯕ ꯑꯗꯩ 마ꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯗꯤ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕꯗ ꯂꯩꯁꯟꯕꯗꯤ ꯄꯥꯝꯗꯦ ꯈꯣꯠꯇꯦꯅ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯂꯩꯍꯧꯔꯕꯅꯦ ꯑꯩꯗꯤ ꯌꯨꯝꯗ ꯆꯪꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯪꯉꯔꯣꯏ ꯑꯩꯅ ꯆꯪꯉꯨꯕꯗ ꯃꯣꯏꯅ ꯑꯩꯁꯦ ꯃꯥꯏꯊꯤꯔꯒ ꯍꯜꯂꯛꯄ ꯉꯥꯎꯒꯩ ꯉꯥꯎꯔꯨꯔꯒ ꯌꯨꯝꯗ ꯇꯥꯔꯛꯄ ꯇꯥꯔꯅꯤ ꯑꯗꯨꯅ ꯑꯩ ꯁꯤꯔꯀꯥꯟꯗ ꯃꯣꯏꯅ ꯑꯩ ꯍꯛꯆꯥꯡꯁꯦ ꯄꯣꯠꯂꯣꯏꯕꯤꯒꯦꯔꯥ ꯂꯧꯁꯟꯒꯦꯔꯥ ꯂꯧꯁꯜꯂꯣꯏꯔꯥ ꯑꯩ ꯍꯤꯡꯉꯤꯐꯥꯎꯗꯤ ꯆꯪꯉꯔꯣꯏ ꯑꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦꯕꯀꯣ ꯅꯪꯅ ꯊꯨꯒꯥꯏꯕ ꯅꯠꯇꯦ ꯑꯩ ꯍꯥꯟꯅꯗꯩ ꯀꯥꯏꯔꯕ ꯏꯃꯨꯡꯅꯦꯅ ꯑꯗꯩ ꯃꯣꯏꯅꯤꯁꯦ ꯂꯩꯃꯤꯟꯅꯔꯦ ꯑꯗꯩ ꯅꯨꯄꯤ ꯌꯥꯏꯃꯗꯨꯁꯨ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯜꯂ ꯃꯆꯥ 2 ꯁꯨꯍꯧꯔꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯅꯨꯄꯤ ꯌꯥꯏꯃꯗꯨꯅ ꯊꯥꯛꯆꯔꯦ ꯅꯨꯄꯤ ꯃꯆꯥ 5 ꯂꯩꯍꯧꯔꯦ ꯑꯗꯣ 마ꯁꯨ ꯑꯗꯨꯝ ꯃꯆꯥꯈꯩꯗꯨꯒ 마ꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯣꯟꯈ꯭ꯔꯦꯅ
ꯂꯩꯈ꯭ꯔꯦꯕ ꯃꯆꯥꯈꯩꯗꯨꯒ ꯃꯌꯨꯝꯗꯣ ꯍꯣꯠꯅꯔꯒꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯃ ꯂꯣꯜꯂꯛꯑꯦꯅꯅꯦ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯃꯆꯥ ꯄꯨꯔ ꯆꯠꯂꯣꯏꯗꯕꯅꯦꯕ ꯂꯩꯒꯗꯕꯅꯤ ꯌꯨꯝꯗꯨꯗ ꯃꯥꯅ ꯌꯨꯝꯗꯣ ꯂꯦꯞꯄꯒ ꯃꯆꯥꯈꯩꯒ ꯁꯥꯒꯩ ꯅꯥꯇꯩ ꯃꯄꯥꯝ ꯁꯣꯏ ꯐꯝꯒꯅꯦꯕ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯦ ꯍꯥꯏꯔꯗꯤ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯒꯗꯕꯁꯦ ꯆꯪꯍꯟꯕꯤꯔꯛꯀꯅꯨ ꯅꯨꯄꯤꯁꯤꯒ ꯃꯥꯒ ꯆꯪꯍꯟꯕꯤꯔꯛꯀꯅꯨ ꯅꯨꯄꯥꯁꯤꯗꯤ ꯃꯆꯥꯈꯩ ꯌꯦꯡꯕꯒꯤ ꯆꯪꯉꯛꯄ ꯑꯗꯨꯝ ꯌꯥꯅꯤ ꯅꯨꯄꯤꯁꯤꯗꯤ ꯄꯨꯁꯜꯍꯟꯕꯤꯔꯛꯀꯅꯨ ꯁꯤꯗꯤ ꯑꯩꯗꯤ ꯂꯨꯍꯣꯡꯉ ꯂꯧꯕ ꯅꯨꯄꯤꯅꯤ ꯏꯆꯥ ꯂꯩ ꯌꯨꯝꯁꯦ ꯑꯩꯅ ꯏꯆꯥꯈꯩꯒ ꯂꯦꯡꯗꯅ ꯂꯩꯅꯤ ꯍꯥꯏꯕꯤꯒꯗꯧꯅꯦꯕ ꯑꯗꯨꯏꯗꯤ ꯃꯆꯥꯈꯩꯗꯨꯗꯤ ꯃꯄꯥꯒꯤ ꯃꯌꯨꯝꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯩꯗꯅ ꯃꯄꯥꯝꯗ ꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯆꯥꯈꯩꯗꯨ ꯄꯤꯗꯣꯟꯅ ꯂꯩꯗꯅ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯁꯨ ꯌꯨꯝ ꯏꯪꯒꯣꯜ ꯂꯝꯁꯦ ꯌꯥꯝ ꯇꯥꯡꯉꯦ ꯑꯗꯨꯅ ꯃꯆꯥꯈꯩꯗꯨꯒꯤ ꯑꯗꯨ ꯀꯟꯒꯗꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯆꯪꯍꯟꯗ꯭ꯔꯦ ꯃꯌꯥꯝꯅ ꯀꯣ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒ ꯂꯩꯈ꯭ꯔꯦꯗꯅ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯨ ꯂꯣꯟꯕꯗꯒꯤ ꯃꯆꯥꯈꯩꯗꯨꯒ ꯃꯥ ꯌꯥꯝ ꯋꯥꯅ ꯅꯨꯄꯤꯗꯨ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯝ ꯁꯥꯡꯈ꯭ꯔ ꯃꯇꯝꯗꯣ ꯑꯗꯩ ꯌꯥꯏꯃꯗꯨ ꯑꯃꯨꯛ ꯂꯣꯜꯂꯒ ꯃꯆꯥ ꯑꯅꯤꯃꯨꯛꯁꯨ ꯑꯗꯁꯨ ꯑꯃꯨꯛ ꯂꯩꯔꯦ ꯅꯨꯄꯤꯗꯨꯁꯨ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯜꯂꯒ ꯆꯥꯖꯍꯧꯔꯦ ꯃꯆꯥꯈꯩꯗꯣ ꯊꯥꯛꯍꯧꯔꯦ ꯅꯨꯄꯥꯁꯤꯗꯤ ꯑꯃꯨꯛ ꯂꯣꯜꯂꯛꯑꯦꯀꯣ ꯁꯤꯅꯦꯕ ꯅꯨꯄꯥ ꯃꯄꯨꯔꯣꯏꯕ ꯌꯨꯝꯕꯨꯔꯦꯝꯕꯁꯤꯅ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯂꯣꯜꯂꯒ ꯁꯣꯏꯕ ꯑꯗꯩ ꯉꯟꯅ ꯂꯩꯈꯤꯗꯕ ꯁꯤꯗ ꯃꯥꯏ ꯃꯥꯡꯅꯔꯛꯏꯕ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯀꯌꯥꯝ ꯃꯥꯡꯅꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯃꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯗꯤ ꯃꯌꯨꯝꯗ ꯍꯟꯕ ꯏꯀꯥꯏꯗꯅ ꯍꯟꯗ꯭ꯔꯦꯕ ꯉꯁꯥꯏ ꯅꯨꯄꯤꯗꯣ 3 ꯁꯨꯖꯜꯂꯛꯑꯕꯅꯤꯅ ꯑꯗ ꯃꯥꯅꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯁꯟꯕꯤꯌꯨ ꯑꯩ ꯌꯨꯝꯗ ꯂꯩꯖꯅꯤꯡꯉꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯏꯀꯥꯏꯔꯦ ꯍꯥꯏꯗꯅ ꯑꯗꯒꯤ ꯅꯨꯄꯤꯁꯤꯅ ꯃꯣꯏ ꯑꯅꯤꯒꯤꯗꯤ ꯃꯆꯥ ꯄꯣꯛꯇꯦ ꯃꯌꯨꯝ ꯄꯥꯜꯂꯛꯏꯁꯤ ꯆꯍꯤ 3 ꯐꯥꯔꯦꯕ ꯑꯉꯥꯡ ꯅꯪꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯑꯉꯥꯡ ꯌꯥꯎꯔꯔꯣꯏꯁꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯨꯄꯤꯁꯤꯗꯤ ꯐꯤꯁꯦ ꯑꯗꯨꯝ ꯐꯖꯅ ꯁꯥꯏꯌꯦꯕ ꯊꯥ ꯑꯝꯗ ꯔꯥꯅꯤ ꯐꯤꯁꯦ ꯃꯥꯅꯒ ꯁꯥꯔꯤꯁꯤꯗꯤ ꯑꯇꯥꯡꯕ ꯍꯦꯟꯂꯨꯝꯒꯤ ꯏꯁꯇꯣꯔꯒꯤ ꯁꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯁꯤ ꯁꯥꯕꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯁꯤ ꯃꯥꯏ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯊꯤꯔꯝꯃꯒꯅꯦ ꯂꯩꯔꯤꯉꯩꯗꯨꯗꯗꯤ ꯃꯥ ꯀꯩꯁꯨ ꯍꯥꯏꯗꯦꯕꯀோ ꯑꯗꯨꯝ ꯑꯇꯣꯝꯕꯤꯗꯨꯒ ꯃꯣꯏꯅ ꯍꯣꯠꯅꯖꯕꯅꯤ나 ꯑꯗꯨꯒꯤꯁꯨ ꯑꯃꯨꯛ ꯃꯆꯥ ꯑꯇꯣꯝꯕꯤꯗꯨꯒꯤꯁꯨ ꯃꯆꯥ ꯑꯃ ꯌꯥꯎꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯇꯣꯝꯕꯤꯁꯦ ꯆꯠꯈꯤꯕꯗꯩꯗꯤ ꯃꯄꯥꯗꯨꯒ ꯃꯥꯏ ꯃꯆꯥ ꯑꯅꯤꯗꯨꯒ ꯈꯛꯇꯪ ꯌꯨꯝꯗꯨꯗ ꯂꯩꯍꯧꯔꯦꯕ ꯑꯗ ꯃꯥꯅ ꯑꯩ ꯏꯆꯥꯈꯩꯗꯣ ꯃꯥꯏ ꯃꯁꯥꯒꯤ ꯃꯔꯣꯝꯗꯣꯝ ꯂꯦꯞꯄ ꯁꯨꯔ ꯅꯣꯝꯃꯒ ꯉꯝꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩ ꯅꯪꯉꯣꯟꯗꯩ ꯄꯩꯁꯥꯅ ꯂꯧꯒꯦꯗꯤ ꯍꯥꯏꯔꯣ ꯃꯥꯅꯁꯨ ꯑꯗꯨꯝ ꯐꯤ ꯁꯥꯔꯒ ꯇꯥꯟꯖꯕꯅꯤꯗꯅ ꯑꯗꯨꯅ ꯅꯪꯉꯣꯟꯗꯒꯤꯗꯤ ꯑꯩ ꯍꯥꯏꯔꯣꯏ ꯑꯗꯣ ꯑꯩꯅ ꯐꯤ ꯁꯥꯔꯤꯕꯁꯤꯗꯒꯤ ꯑꯩ ꯏꯆा ꯑꯅꯤꯒꯤ ꯈꯒ ꯑꯋꯥꯠ ꯑꯄꯥ ꯊꯥꯕꯤꯒꯦ ꯍꯥꯏꯅ ꯑꯗꯩ ꯃꯄꯥꯗꯨꯁꯨ ꯉꯥꯎꯁꯟꯅꯔꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕ ꯈꯔ ꯊꯛ ꯈꯔ ꯆꯥ ꯇꯧꯔꯒ ꯑꯗ ꯃꯆꯥ ꯑꯅꯤꯗꯨꯅ ꯀꯪꯖꯥꯏ ꯕꯨꯖꯥꯏ ꯇꯧꯔꯛꯄ ꯃꯥꯁꯨ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯞꯄꯦ ꯑꯩꯁꯦ ꯏꯆा ꯑꯅꯤꯒꯤꯗꯃꯛ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯝꯃꯗꯤ ꯑꯩ ꯀꯌꯥꯝ ꯐꯅꯤ ꯑꯩꯁꯦ ꯕꯔꯥꯗ ꯏꯆा ꯑꯅꯤꯗꯨꯒ ꯂꯩꯖꯔꯝꯃꯁꯨꯅ ꯃꯥꯁꯨ ꯌꯥꯝ ꯀꯞꯄꯦꯕ ꯀꯩꯗꯧꯕꯩ ꯑꯩ ꯌꯨꯝ ꯄꯥꯜꯂꯨꯔꯤꯅꯣꯅ ꯄꯥꯜꯂꯨꯔꯒ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯑꯣꯠꯂꯤꯅꯩ ꯍꯥꯏꯕꯩꯗꯤ ꯅꯠꯇꯕ ꯃꯆꯥ ꯑꯅꯤ ꯕꯨꯖꯥꯏ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝꯗꯣ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯗꯨꯁꯨ ꯑꯃꯨꯛ ꯉꯥꯎꯁꯟꯅꯔꯦ ꯑꯗꯩ ꯍꯥꯟꯅ ꯄꯥꯟꯕ ꯌꯨꯝꯒ ꯀꯩꯁꯨ ꯃꯥꯟꯅ ꯄꯣꯟꯇꯦꯕ ꯃꯆꯥ ꯌꯥꯎꯔꯀꯥꯟꯗ ꯅꯨꯄꯤ ꯑꯃ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯂꯧꯔꯤ ꯅꯨꯄꯤꯗꯨꯁꯨ ꯈꯥꯏꯅꯔꯦ ꯑꯗꯨꯁꯨ ꯃꯄꯥꯝꯗ ꯃꯆꯥ 4 ꯂꯩꯍꯧꯕ ꯑꯗꯨꯅ ꯃꯆꯥꯈꯩꯗꯨꯒꯤ ꯄꯤꯕ ꯈꯣꯠꯄ ꯇꯧꯅꯔꯛꯄꯗ ꯈꯟꯅꯔꯛꯏꯅꯦꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯉꯥꯎꯆꯠꯅꯔꯦꯀꯣ ꯑꯍꯥꯟꯕ ꯌꯨꯝꯕꯥꯜꯂꯁꯤꯅ ꯀꯥꯏꯕꯗ ꯀꯩꯁꯨ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯩ ꯃꯥꯅꯁꯨ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯃꯆꯥꯈꯩꯗꯨꯅ ꯑꯗꯨꯝ ꯂꯨꯄꯥ 500ꯗ ꯀꯥꯞꯄꯣ ꯏꯃꯥ ꯑꯗꯩ ꯃꯤꯡ ꯆꯟꯕꯩ ꯄꯩꯁꯥ ꯄꯤꯔꯧ ꯏꯃꯥꯅ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯅꯨꯡꯇꯤꯒꯤ ꯍꯥꯏꯔꯛꯑꯦ ꯃꯥꯅꯁꯨ ꯑꯗꯨꯝ ꯄꯤꯔꯦ ꯃꯥꯏ ꯄꯩꯁꯥ ꯊꯣꯛꯆꯔꯝꯅꯤꯅꯀꯣ ꯑꯗꯨꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯌꯨ ꯅꯨꯡ ꯊꯛꯇꯗ꯭ꯔꯤ ꯀꯩꯁꯨ ꯉꯥꯡꯗꯕ ꯑꯗꯣ ꯆꯥꯔꯀꯥꯟꯗꯗꯤ ꯍꯦꯛ ꯉꯥꯡꯉꯛꯑꯦꯕ ꯅꯪ ꯅꯆꯥꯒꯤꯗ ꯌꯦꯡ ꯂꯩ ꯅꯪ ꯅꯆꯥꯒꯤꯗ ꯍꯣꯠꯅꯩ ꯌꯥꯔꯣꯏ ꯑꯗꯨꯃꯥꯏꯅ ꯄꯤꯕ ꯏꯕꯥꯅꯤꯅꯤ ꯌꯨꯝ ꯄꯥꯜꯂꯤꯁꯤ ꯀꯥꯏꯅ ꯁꯨꯝ ꯈꯠꯅꯕ ꯉꯪꯅꯕ ꯍꯧꯔꯦꯕ ꯑꯗꯨꯝꯕꯗꯒꯤ ꯃꯥꯁꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯀꯩꯗꯧꯔꯗꯣꯏꯅꯣꯗ ꯈꯥꯏꯅ ꯊꯣꯛꯑꯒꯦ ꯅꯪꯒꯤꯁꯨ ꯅꯪꯅ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯣ ꯅꯆꯥ ꯅꯪꯒꯤ ꯅꯨꯄꯤ ꯍꯣꯠꯅꯔꯣ ꯑꯩꯁꯦ ꯄꯨꯁꯟꯕꯁꯨ ꯅꯠꯇꯕ ꯕꯔꯥꯗꯁꯨ ꯊꯝꯕ ꯅꯪꯒꯤ ꯁꯥꯒꯩꯅ ꯅꯪꯅ ꯂꯧꯕ ꯅꯨꯄꯤꯅꯦꯁꯨ ꯈꯪꯕꯁꯨ ꯅꯠꯇꯕ ꯍꯌꯦꯡ ꯅꯪꯅ ꯑꯩꯁꯦ ꯊꯣꯛ ꯍꯨꯟꯗꯣꯛꯑ ꯊꯝꯃꯝꯕ ꯃꯇꯝꯗ ꯑꯩ ꯊꯟꯗ ꯉꯥꯎꯔ ꯂꯩꯍꯧꯅꯤ ꯅꯣꯏꯅ ꯌꯨꯝꯗ ꯆꯪꯉꯨꯕꯁꯨ ꯑꯩ ꯂꯧꯁꯟꯕꯤꯔꯣꯏ ꯑꯗꯨꯅ ꯀꯩꯗꯧꯔꯗꯣꯏꯅꯣ ꯑꯩꯁꯦ ꯑꯩꯁꯨ ꯏꯆꯥ ꯑꯅꯤꯒꯤ ꯍꯤꯡꯈ꯭ꯔꯒꯦ ꯂꯝꯕꯤꯁꯦ ꯁꯣꯏꯔ ꯃꯥꯟꯅꯦ ꯍꯥꯏꯅ ꯃꯥꯁꯦ ꯑꯩꯈꯣꯏ ꯍꯣꯝꯁꯤꯗ ꯂꯥꯛꯄꯅꯦꯕ ꯇꯨꯃꯤꯟꯅ ꯐꯤ ꯁꯥꯔꯒ ꯃꯆꯥ ꯑꯅꯤꯁꯤ ꯌꯣꯛꯑꯒ ꯂꯩꯖꯔꯒꯦꯅꯀꯣ ꯍꯥꯟꯅꯒꯤ ꯃꯆꯥ ꯑꯅꯤꯗꯣ ꯍꯣꯠꯅꯔꯒ ꯑꯗꯩ ꯄꯨꯟꯅ ꯃꯣꯏꯁꯦ ꯐꯝꯃꯤꯟꯅꯗ ꯌꯥꯗꯕꯅꯤꯅ ꯃꯄꯨꯔꯣꯏꯕꯗꯨꯗ ꯄꯥꯎ ꯄꯤꯗ ꯌꯥꯗꯕꯅꯤꯅ ꯄꯤꯔꯦꯀꯣ ꯃꯥꯏ ꯅꯨꯄꯥꯗꯨꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯅꯨꯄꯤꯒꯤ ꯑꯃ ꯂꯩꯌꯦꯕ ꯑꯍꯥꯟꯕꯗ ꯈꯥꯏꯅꯔꯅꯤ ꯑꯩ ꯋꯥ ꯂꯣꯏꯁꯟꯅꯔꯅꯤꯅ ꯂꯥꯛꯇꯣꯏꯅꯦꯕ ꯃꯥꯏ ꯅꯨꯄꯥꯅ ꯈꯔ ꯉꯥꯡꯕ ꯅꯩꯕ ꯈꯠꯅꯕꯒꯤ ꯇꯦꯟꯁꯟꯗꯨꯅ ꯑꯗꯩ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯝ ꯁꯨꯔꯀꯥꯟꯗꯗꯤ ꯈꯔ
ꯑꯗꯨ ꯀꯥꯟꯗꯗꯤ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯦ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯑꯅꯦꯕ ꯍꯥꯟꯅ ꯁꯨꯝ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯔꯨꯔꯃꯤꯅ ꯑꯗꯩ ꯃꯥꯒꯤ ꯐꯝꯒꯗꯕ ꯅꯨꯃꯤꯠꯁꯦ ꯃꯥꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯐꯝꯒꯗꯕ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯩꯁꯤꯕꯨ ꯏꯆꯦ ꯀꯔꯤ ꯇꯧꯕꯅ ꯐꯗꯣꯏꯅꯣ ꯍꯥꯏꯅ ꯑꯩꯅ ꯏꯕꯦꯝꯃ ꯅꯔꯥꯏꯕꯛ ꯊꯤꯗꯅ ꯌꯨꯝꯕꯥꯜ 2 ꯁꯨꯈ꯭ꯔꯦ ꯑꯗꯣ ꯅꯪꯅ ꯊꯥꯡꯗꯣꯔꯛꯏꯕ ꯈꯣꯡꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯅꯣꯏ ꯚꯔꯥꯗ ꯀꯩꯗ ꯄꯪꯂꯩ ꯂꯩꯕꯗꯣ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏ ꯅꯨꯄꯥꯗꯨ ꯃꯌꯨꯝꯗ ꯄꯨꯁꯟꯕꯁꯨ ꯅꯠꯇꯦ ꯃꯥꯁꯨ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯔꯨꯔꯦ ꯐꯔꯒ ꯃꯔꯥꯏ ꯃꯌꯨꯝꯗ ꯍꯟꯖꯜꯂꯒ ꯃꯥꯏ ꯅꯨꯄꯤ ꯃꯆꯥꯒꯤ ꯍꯣꯠꯅꯖꯈ꯭ꯔꯖꯅꯤ ꯅꯪꯁꯨ ꯐꯤ ꯅꯨꯡ ꯁꯥꯔꯒ ꯅꯪ ꯅꯈꯨꯠ ꯑꯗꯨꯛ ꯍꯩꯕꯕꯨ ꯊꯥ ꯑꯃꯗ 10,000ꯒ ꯄꯤꯕ ꯔꯥꯅꯤ ꯐꯤꯁꯦ ꯃꯥꯗꯤ 1.5 ꯁꯥꯕ ꯉꯝꯕ ꯅꯨꯄꯤꯅꯦꯕ ꯅꯆꯥꯈꯩꯒꯤꯗꯃꯛꯇ ꯅꯪꯁꯨ ꯄꯩꯁꯥ ꯇꯥꯜꯂꯒ ꯍꯤꯡꯉꯣ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯚꯔꯥꯗ ꯑꯗꯨꯃꯥꯏꯅ ꯄꯪꯂꯩ ꯂꯩꯕꯗꯣ ꯇꯟꯗ꯭ꯔꯥꯅ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕ ꯃꯥꯏ ꯅꯨꯄꯥꯁꯨ ꯂꯥꯛꯑꯦ ꯄꯨꯂꯞ ꯐꯝꯃꯀꯥꯟꯗ ꯃꯣꯏꯁꯦ ꯋꯥꯔꯤꯁꯦ ꯃꯥꯁꯦ ꯍꯣꯝꯗꯒꯤ ꯃꯥꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯑꯣꯐꯤꯁꯇ ꯆꯠꯂꯝꯗꯥꯏꯁꯦ ꯃꯥꯁꯦ ꯀꯩꯅꯣ ꯌꯥꯝ ꯀꯞꯄꯦ ꯌꯥꯝ ꯀꯞꯄꯝꯃꯦ ꯃꯥ ꯌꯥꯝ ꯀꯞꯄꯝꯃꯦ ꯃꯥꯁꯦ ꯀꯥꯏꯅꯔꯒꯦ ꯄꯨꯔꯥ ꯍꯥꯏꯕꯁꯨ ꯐꯤꯔꯦꯞꯁꯦ ꯂꯧꯕ ꯉꯝꯗꯕ ꯑꯗꯩ ꯍꯟꯖꯟꯅꯔꯒꯦ ꯍꯥꯏꯔꯁꯨ ꯑꯃꯨꯛ ꯄꯥꯜꯂꯤꯕ ꯌꯨꯝꯕꯥꯟꯗꯣ ꯚꯔꯥꯗ ꯀꯩꯗ ꯂꯩꯔ ꯄꯥꯟꯕꯅꯤꯅ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯒ ꯅꯨꯃꯤꯠꯁꯦ ꯆꯠꯂꯦ ꯑꯣꯐꯤꯁꯇꯀꯣ ꯑꯗꯩ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯀꯥꯟꯁꯤꯗ ꯅꯨꯄꯥꯗꯨꯅꯁꯨ ꯍꯥꯏꯔꯦ ꯑꯩꯁꯨ ꯑꯍꯟ ꯃꯇꯝ ꯑꯣꯏꯔꯛꯑꯦ ꯍꯣꯏ ꯑꯩꯁꯨ ꯃꯥꯁꯨ ꯃꯥꯒꯤ ꯀꯩꯅꯣ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯃꯥꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯂꯥꯜꯂꯛꯈꯤꯕ ꯃꯥ ꯑꯝꯇ ꯂꯣꯠꯇꯦꯀꯣ ꯑꯩꯁꯨ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯇꯧꯔꯨꯔꯤꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯍꯟꯖꯟꯐꯝ ꯂꯩꯇ꯭ꯔꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯅ ꯑꯍꯟ ꯃꯇꯝꯁꯨ ꯑꯣꯏꯔꯕꯅꯤꯅ ꯉꯥꯎꯕ ꯈꯣꯠꯄ ꯅꯨꯄꯤ ꯀꯣꯏꯕ ꯑꯩ ꯂꯣꯏꯅꯃꯛ ꯂꯦꯞꯄꯦ ꯃꯥꯅ ꯑꯔꯣꯏꯕꯅꯤ ꯑꯗꯣ ꯃꯥꯅ ꯑꯩꯁꯦ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯌꯥꯝ ꯃꯥꯏꯊꯤꯔꯅꯤ ꯑꯗꯨꯅ ꯏꯕꯥꯅꯤꯁꯦ ꯌꯥꯝ ꯋꯥꯃꯤꯟꯅꯔꯕꯅꯤ ꯑꯩꯅ ꯈꯔ ꯉꯥꯡꯕꯗꯅꯤ ꯏꯕꯥꯅꯤ ꯏꯆꯥꯁꯦ ꯄꯣꯛꯑꯔꯣꯏꯁꯤ ꯍꯥꯏꯗꯅ ꯄꯣꯛꯇ꯭ꯔꯕꯅꯤ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯑꯩ ꯁꯤꯔꯀꯥꯟꯗ ꯏꯆꯥꯈꯩ ꯂꯧꯁꯟꯈꯤꯖꯅꯤ ꯃꯥꯁꯨ ꯃꯆꯥꯈꯩꯒꯤ ꯍꯣꯠꯅꯔꯒ ꯃꯆꯥꯈꯩꯅ ꯍꯌꯦꯡꯉꯥꯏ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯥꯅ ꯂꯧꯁꯟꯗ꯭ꯔꯁꯨ ꯃꯆꯥ ꯂꯧꯁꯟꯖꯈ꯭ꯔꯖꯅꯤ ꯑꯗꯨꯅ ꯏꯕꯥꯅꯤꯁꯦ ꯃꯣꯠ ꯆꯥꯅꯔꯨꯕꯒꯤ ꯑꯗꯨꯝ ꯅꯍꯥ ꯑꯣꯏꯐꯧꯗꯤ ꯌꯨꯝꯁꯦ ꯄꯥꯟꯃꯤꯟꯅꯔꯒꯦ ꯃꯥꯁꯨ ꯃꯥꯏ ꯃꯆꯥꯒꯤ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯍꯣꯠꯅꯖꯖꯅꯤ ꯃꯥꯅ ꯇꯥꯟꯖꯕ ꯑꯔꯩꯕ ꯁꯦꯟꯈꯩ ꯄꯤꯖꯖꯅꯤ ꯑꯩ ꯀꯔꯤꯝ ꯍꯥꯏꯔꯣꯏ ꯑꯩꯉꯣꯟꯗꯩꯁꯨ ꯑꯗꯨꯝ ꯍꯥꯞꯀꯅꯤ ꯑꯩꯅ ꯊꯛꯑ ꯆꯥꯔ ꯈꯔ ꯁꯨꯝ ꯄꯉꯥꯡ ꯉꯥꯡꯕꯅꯤ ꯑꯅ ꯍꯥꯏꯔꯦ ꯅꯨꯄꯥꯁꯤꯅꯁꯨꯀꯣ ꯑꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏ ꯅꯣꯏꯅ ꯀꯩꯒꯨꯝꯕ ꯐꯖꯅ ꯂꯧꯅꯒꯦ ꯍꯥꯏꯔꯒꯅ ꯅꯣꯏꯒꯤ ꯌꯨꯝꯗꯨꯗ ꯄꯨꯁꯜꯂꯒ ꯁꯥꯒꯩ ꯈꯪꯅ ꯁꯥꯒꯩꯗ ꯍꯥꯏꯔꯒ ꯂꯧꯔꯨꯔꯦ ꯑꯩ ꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯌꯥꯏꯃ ꯅꯨꯄꯤꯗꯨꯗꯤ ꯑꯩ ꯄꯨꯁꯜꯂꯛꯑꯔꯣꯏ ꯂꯣꯏꯅꯈ꯭ꯔꯦ ꯀꯥꯏꯅꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯁꯤꯃꯇꯪꯗꯤ ꯄꯨꯁꯜꯂꯛꯑꯒꯦ ꯍꯥꯏꯔꯒ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯊꯝꯕꯤꯒꯦꯒ ꯊꯝꯕꯤꯔꯨꯔꯣ ꯑꯗꯨ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯂꯝ ꯃꯆꯦꯠ ꯑꯃ ꯂꯩꯔꯒ ꯅꯕꯥꯅꯤ ꯆꯪꯗꯅ ꯍꯣꯠꯅꯔ ꯅꯨꯄꯥꯁꯨ ꯋꯥꯛꯁꯣꯞ ꯌꯥꯎꯋꯤ ꯄꯩꯁꯥ ꯊꯣꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯒ ꯅꯕꯥꯅꯤ ꯌꯨꯝ ꯑꯃ ꯁꯥꯔ ꯐꯖꯅ ꯄꯥꯜꯂꯣ ꯚꯔꯥꯗ ꯇꯨꯔꯥꯗ ꯄꯪꯂꯩ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯗꯕ ꯄꯣꯠ ꯑꯃꯈꯛꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯃꯇꯥꯡꯁꯤꯗ ꯍꯥꯏꯅꯤꯡꯕꯁꯦ नुपा युम पालकान युम कायनर अहानबा युम कायर नुपी कयाना नुपाम युम पानबसे मपाम लेबसु नुंगाइरक्ता सिदा नुपांगी मरुम थुपना हिंजग्रगेना माबु थाकपीनबगिनिको मपाम फजन दायित्व लौबीनबा से लेतबदगिनेबा ममा मपा फंगे अहल अमा लोइसलक्पा पैसा थोक्सलक्तबा मबुंग मपा फंगे लोइ वाबा ममा मपादुसु मबुंग मपाना था चारमिना मसागिदमक लेप ngamdaba अदै मसासु अदुना आइजे कैदौदोइनोदा आइ नुपांगी मरगेना पानरिनेबा अदुदा बरादा लैजि हारगा याबा बरादा हेक्ता लैबा नुपादि मयुमदा पुसनबसु नत्तबा अहल अमा खंगना सिदा यारिबा नुपीसिंगसे युम पानबसे साना पोटलाबा चाकथोंबि सानाब्राबा नुपामना बरा आमदा लैमिनजी तुमिनजी हारगा यारिसे करिगिनो मोइसे कया होंगबनो अथेन पोट लाइदिबि लुमाइदा हापगा योलबा था खरगी का आमदा लैमिनरुजि नंग नथिबोंग थाकपिगे हाइबगुंबने सेंगना फजनगा हाइनिंगक्त्रेबको नथिबोंग थाकपिगे बरा आमदा मतम खरा वाइरगा लैमिनबा नुपीनेबा अदुदा यारिसे करिगिनोबा अदुमाइना याम अहानबजु सोइग्रे हारदि नुपी लैतबा सिगिबो ओइगेरा काइनागिबो ओइगेरा अदुदा सागै नातै खंगना लखर काखतपा लखतपा खोखतपा अहलमन खंगना तौर फजना लैगो यायबा अदुजि नतनने बरादा तुरादे पंगलै लैबा मिगी नुपी अंगां लैबा अदु करि काना दोइनोबा माजु लीगल वाइफ सु नते नुपादन हुंदोम मतमदा माना कै दौदोरिगेबा कदौनी अदुना नोइ आइना हाय नोइ अदुमाइना पंगलै लैबजे बरादा इकाइद्रा खोइ म्यामना लैजे सोसाइटी अमदनी लोइना येंगनरिबनी अदुगी समाजसिदा अखोइजे कैनोमदा हिंगनरिबनी माइ मागे आइगी कैरो लेकाय मुंग मनुंग सागै नातैना अदु बरादा तुरादा माइ पंगलै लैबजे तनद्रा
na khay seng na yum da pusan ge ka pusan lo pusan ba sungya mak ya roi da ba da oi ra ga na ba ni nupi ju pisa thoi nupa ju thoi hingolam lai ro kai na ba na noi ani ge oi ba na sa ma po hayeng nupi ju mai nupa ma yum da pusan ba ya roi da ba nang je ma khut pai ra ga sing ga imani na nang na sa ga phanam sema ju iduna mapa gi yum da pusan ba ngam roi da ba nupi ni maram din nang sa ga olure nang na sa ga on da na mapa am da lai ra ga na sa ga hona bo era di na sa ga nang pusan ba ngam gani adu natrabani na nang pusan ba ngam ro dai nupa nangi nupa ju nangi na sa ga ina hayeng ipa ni na nangi na sa ga ina kai su ana yek sira na ra kan da poloi da na hona ga da ban dai tre adai nang na sa ju mu nupa ju di sira ha kan da di ma sa ga ina pula sakini nang di mu ima atom bi ni na mai ma sa ga ina hona ra roi adu di na ba ne gi oi ba na sa po ga hona ge ga hona hauro na ba ne do khwai dai phabadi nang nangi kai na raga nupa nang su kai gera ma tau gera kuina ai smai tau re ai icha gi ai nupi hona ra ge na sang gi bana phai nupi nang ju nang na sa ni gi hona bana phai na de akoi hai ba ko hoi adu bu ma ba ni do matam khara sahi ahum ma kari ma launa dan lai ro bani na kai na ba nungai tre kap khai kap min na raga hoi soi ra ba khong tha ngak ta ne ba mayum da hanjan ba da mamai pak na dra ba adai nupi juna ju hai je ai je kai na ni hom da lai ni wa khan je nungai bang khangoi ima natraga ipa aseng ba ai gi ipa do lairam maga ipa gi hingon da ipa gi masai gonda lai jabu oira di ai na yum mam saraga isa ga hingmin na ju yai adu ju natre ipa do lai trabani na ibok na le haure ine mayam gi hak oi gre akoi la ga da lai ni isa ga ipura ga lai ni yum lep ga koina hai ba gi moina nungai tre aduna yum du da di hanjan ningdre aduna ai adum soiru ra bai gi khong thang je soi min na ru ri ba mi siga dum soi ra ge adubu nang na ai gi isa ga yeng badi ya bi yo na kap kai kap ga ma ju sakhi ba aduna sumaina pi ingai dagi mai ma pa du lai jaram madi moi ju adumaina ma thong khang da ba ma sa hai do oi roi ba ma pa du phajana lep khaina ra amak su ma pa gi yum da phajana lai ba yai aduna ma pa hai ba jina soi gi badagi mama du ju mayum pan thokre moi ju mama pa na yo ga phajana lai ba ma sa ju oi dre kaya da marai bak thi re moi da aduna sung sigumba thodok koi gi haugraba mayam jina ngasi di masa ga ji saure e mayum pa le masa ga ji mu yum pa la kan da di wari ama mu la e wa thok ama mu oi re da no ko masa ga du ju marai bak thi ba masa hai ba du oi re da na aduna sugumba se thok tan na bagi da makta ngasi di yum hek pa la ba isa le ba ma pu roi bo oi ba jing na na khoi je yum bu rem ba amom ni yum among gi dai ta nu pi lau ra bani ngan na si ba ju ya ba na tre hoi isorna tam dana si gi bana amani aduna tana ni sa sa ra khola ga si na ba dei ni sa sa ra phul ngaur gari accident ho si na ba adum ba dei nu pi je khaina ra ga nu pi ma lon bagi kadim ta khan bi ra nu sum soi ba ya dra ba soi pha dra ba ma pu roi ba amani habje na si gi wari mayam mai mapa juna soi gi badagi ngan na si gi badagi masa mayam na marai bak thiau ri ba si mayam je tabi ra kan da puroi ba oi ba khuding mak se punsi nung sang na ba ai gi imung kai ta na ba isa gi ai gi nupi hingaga dai ta le ma puroi ba yumburem ba ma oi ga izat laina akoi gi madi asani sa ra ngaur me sidi ai nupi koi le ne dai nupi lon bani na mina tin sit pa nupa oi da ba dai ta lei ba soi phadra ba ma puroi ba ma yumburem ba ma oi bi yu isa gi tung da lai bak thi da puna mak se ngak pi yu hai ba ji thamjage ado ngasidi kaino je aina home da mateng pang pajingi khara ama haijara ge duga comment se ai pa jage loisan ba da ko aduga mu kaino je wari koi handak ki hafta ji da crime update kitang thamjaram ge ba thambi handak khak thawdo ma thoe koi gi mau ama khak mana masa pammingai da moi gi lekai de gi nupa adum thangna ba moi dum changthok changjin tawna bai tare aduna angang dum ta lauge na pammaga koi gi maujida soi da ba jaga da so amba ko thengam ba adum ba du gi moi je khana chaina da yam sauna khullam dok thoi ko ado sigumba thokdok si thon biganu nupa jing na tha saraga adumai taw biganu nupi jing da aduna mi gi mapuroi baduna e ai di lawnga maroi haira di mangdra adai mu ai gi nupa na maum ta na ai ngonda ijan manghali sumai tawi na hai ba je
ꯃꯁꯤ ꯃꯃꯥꯏ ꯄꯥꯛꯄ ꯊꯕꯛ ꯅꯠꯇꯦ ꯀꯩꯁꯨ ꯍꯥꯏꯖꯜꯂꯛꯑꯣꯏꯕꯀꯣ ꯑꯗꯨꯅ ꯁꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯦ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅ ꯆꯠꯂ ꯈꯣꯠꯂꯒ ꯊꯦꯝꯊꯕꯤꯒꯗꯕꯅꯦꯕ ꯑꯗ ꯃꯐꯝ ꯃꯇꯝ ꯄꯨꯊꯣꯛꯎ ꯂꯥꯎꯍꯧꯏ ꯈꯨꯗꯛꯇ ꯂꯥꯎꯍꯧꯗꯦ ꯑꯗꯩ ꯑꯗꯨ ꯅꯨꯄꯥꯗ ꯃꯔꯥꯟ ꯄꯤꯕꯅꯦ ꯕꯗꯅꯥꯝ ꯇꯧꯕꯅꯦ ꯍꯥꯏꯖꯟꯕꯅꯦꯅ ꯍꯥꯏꯕꯤꯒꯅꯣꯕ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯊꯕꯛ ꯅꯠꯇꯦ ꯀꯩꯗꯧꯕꯒꯤ ꯑꯩꯉꯣꯟꯗ ꯏꯖꯠ ꯃꯥꯡꯍꯜꯂꯝꯃꯦ ꯍꯥꯏꯕꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯍꯥꯏꯖꯟꯗꯣꯏꯅꯣ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯀꯔꯤ ꯃꯃꯥꯏ ꯄꯥꯛꯇꯅ ꯍꯥꯏꯖꯟꯗꯣꯏꯅꯣꯕ ꯑꯗꯨꯅ ꯐꯖꯅ ꯑꯗꯨꯝꯕ ꯅꯨꯄꯥꯁꯤꯡꯅꯁꯨ ꯅꯤꯁꯥ ꯄꯁꯥ ꯆꯥꯔꯒ ꯅꯨꯄꯤ ꯅꯍꯥꯗ ꯑꯗꯨꯝꯕꯁꯤ ꯇꯧꯕꯤꯒꯅꯣꯗ ꯅꯨꯄꯤꯁꯤꯡꯅꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯃꯛꯇ ꯂꯧꯒꯦ ꯍꯥꯏꯔꯁꯨ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯑꯉꯥꯡ ꯂꯧꯕꯗ ꯑꯗꯨ ꯇꯧꯔꯗꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯆꯦꯛꯁꯤꯟꯖꯕ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯉꯝꯗꯅꯕ ꯁꯤꯁꯦ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯨ ꯌꯥꯝ ꯆꯥꯎꯅ ꯊꯣꯛꯅꯈꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯅꯨꯄꯤꯗꯣ ꯇꯨꯡꯗ ꯃꯥꯏ ꯅꯨꯄꯥꯅ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯀꯔꯤ ꯋꯥꯍꯩꯕꯨ ꯍꯥꯏꯔꯛꯇꯣꯏꯅꯣ ꯃꯕꯥꯅꯤ ꯁꯥꯡꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯄꯗ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯥꯈꯠ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯅꯨꯄꯤ ꯑꯃꯈꯛꯁꯨ ꯌꯥꯝ ꯀꯞꯄꯒ ꯃꯥꯁꯦ ꯇꯥꯟꯅꯩ ꯃꯥꯁꯨ ꯃꯣꯏꯁꯦ ꯃꯥꯏ ꯅꯨꯄꯥꯗꯨꯒ ꯑꯗꯨꯝ ꯃꯣꯠ ꯆꯥꯟꯅꯗꯗꯅ ꯈꯣꯠꯇꯅ ꯃꯥꯏ ꯅꯨꯄꯥꯗꯨ ꯌꯨ ꯅꯨꯡ ꯊꯛꯇꯅ ꯇꯧꯕꯗꯩ ꯃꯥꯁꯨ ꯈꯥꯏꯅꯔꯒ ꯃꯄꯥꯝꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂ ꯃꯥꯁꯨ ꯃꯆꯥ 2 ꯌꯥꯎꯔꯦꯕꯀꯣ ꯍꯥꯟꯅꯒꯤ ꯃꯥꯏ ꯃꯆꯥ 2 ꯑꯃꯒ ꯂꯩꯍꯧꯋꯦꯕ ꯑꯗꯩ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯑꯃꯨꯛ ꯅꯨꯄꯤ ꯑꯃ ꯊꯤꯔ ꯃꯆꯥ 2 ꯌꯥꯎꯔꯦꯕ ꯑꯗꯨ ꯃꯣꯏꯅ ꯀꯌꯥ ꯐꯖꯅ ꯌꯦꯡꯕꯤꯗ꯭ꯔꯦꯕ ꯑꯉꯥꯡꯈꯩꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯅ ꯐꯣꯟ ꯇꯧꯔꯒ ꯄꯩꯁꯥ ꯈꯛꯇ ꯀꯥꯞꯄꯣ ꯍꯥꯏꯔꯦꯕ ꯁꯣꯝꯗꯁꯨ ꯃꯥꯁꯨ ꯃꯌꯨꯝ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯃꯄꯨꯔꯣꯏꯕꯗꯨꯅ ꯁꯨꯔꯒ ꯃꯣꯏꯁꯦ ꯚꯔꯥꯗ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯥꯅꯁꯨ ꯄꯩꯁꯥꯁꯦ ꯄꯤꯕ ꯉꯝꯗꯕ ꯃꯥꯏ ꯅꯨꯄꯥꯗ ꯃꯤꯅꯝꯃꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯖꯤꯜꯂ ꯂꯨꯄꯥ 100 ꯊꯥꯅꯕ ꯍꯣꯠꯅꯕ ꯃꯥꯁꯨ ꯋꯥꯅ ꯊꯣꯛꯑꯦꯕ ꯑꯗ ꯃꯥꯅ ꯍꯥꯏꯁꯤꯅ ꯃꯥꯁꯦ ꯍꯧꯖꯤꯛꯁꯦ ꯀꯞꯄꯦꯕꯀꯣ ꯑꯀꯣꯟꯕꯒꯤꯁꯨ ꯃꯆꯥ 2ꯃꯨꯛ ꯌꯥꯎꯁꯜꯂꯕ ꯑꯍꯥꯟꯕꯩꯁꯨ ꯑꯃꯨꯛ 2 ꯑꯀꯣꯟꯕꯩ ꯃꯆꯥꯁꯨ ꯃꯆꯥꯅꯤꯅ ꯃꯥꯁꯦ ꯀꯥꯏꯅꯕ ꯉꯝꯃꯣꯏꯗꯣꯔꯦꯕ ꯑꯗꯩ ꯑꯍꯥꯟꯕ ꯂꯩꯍꯧꯔꯤꯕ ꯃꯆꯥ 2ꯗꯨꯒꯤꯁꯨ ꯃꯥꯒꯤꯁꯦ ꯁꯤ 2ꯁꯤꯅ ꯄꯨꯜꯂꯦꯕ ꯃꯥꯁꯦ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯁꯤꯅ ꯑꯍꯥꯟꯕꯩ ꯃꯆꯥ 2ꯁꯦ ꯂꯧꯊꯣꯛꯑꯒ ꯍꯣꯝꯗ ꯊꯝꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔ ꯁꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯃꯤꯒꯤ ꯃꯄꯥ ꯂꯩꯔꯤꯕꯗꯣ ꯃꯆꯥꯗꯣ ꯍꯣꯝꯗ ꯂꯧꯊꯣꯛꯄꯗꯤ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯉꯥꯎꯔꯒ ꯃꯥꯗꯤ ꯀꯞꯄꯒ ꯑꯗꯨꯝ ꯑꯍꯤꯡ ꯈꯨꯗꯤꯡ ꯂꯦꯜꯂꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯏꯆꯥ ꯂꯩꯔꯒꯗꯤꯅꯦ ꯑꯩꯈꯣꯏꯗꯧꯅ ꯑꯩꯈꯣꯏꯗꯤ ꯁꯣꯏꯈ꯭ꯔꯦ 2 ꯑꯃꯁꯨ ꯑꯃꯨꯛ ꯂꯩꯁꯜꯂꯦ ꯊꯥꯡꯗꯣꯛꯁꯤ ꯀꯗꯥꯏ ꯊꯥꯡꯖꯤꯟꯁꯤꯀꯗꯥꯏ ꯑꯗꯨꯅ ꯌꯨꯝꯁꯦ ꯁꯨꯛꯄꯥꯟ ꯍꯦꯛ ꯄꯥꯟꯕꯤꯗꯕ ꯏꯆꯥ ꯂꯩꯔꯀꯥꯟꯗ ꯏꯄꯨꯔꯣꯏꯕ ꯐꯠꯇ꯭ꯔꯦꯅ ꯈꯥꯏꯅꯔꯁꯨ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯕꯤꯍꯧꯅ ꯃꯥ ꯌꯥꯝ ꯀꯞꯄꯦꯕꯀꯣ ꯁꯤ ꯌꯦꯡꯉꯣ ꯑꯉꯥꯡꯈꯩꯁꯦ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯊꯤꯗ꯭ꯔꯥ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯕ ꯍꯥꯏꯕꯁꯤꯅ ꯑꯣꯏꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯗ ꯑꯀꯥꯏꯕ ꯑꯃꯥꯡꯕ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯁꯤꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯒ ꯑꯃꯈꯛꯅ ꯏꯕꯦꯝ ꯑꯃ ꯌꯥꯝ ꯀꯞꯄꯒ ꯇꯥꯟꯅꯔꯛꯄꯅꯤ ꯁꯤꯁꯦ ꯃꯥꯁꯦ ꯆꯦꯜꯂꯦ ꯃꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩꯀꯣ ꯀꯨꯏꯅ ꯑꯗꯩ ꯃꯣꯏ ꯑꯅꯤꯒꯤ ꯆꯥꯟꯅꯗꯕ ꯃꯣꯠ ꯃꯥꯟꯅꯗꯕ ꯑꯍꯜ ꯂꯃꯟꯁꯨ ꯌꯦꯡꯊꯤꯅꯔꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯑꯗꯨꯅꯗꯣ ꯍꯥꯏ ꯃꯣꯏ ꯃꯆꯥꯗꯨꯗꯤ ꯅꯨꯄꯥꯗꯨ ꯉꯥꯎꯁꯟꯅꯕꯅꯤ ꯌꯨ ꯊꯛꯄꯅꯤ ꯅꯤꯁꯥ ꯆꯥꯕꯅꯤ ꯑꯗꯩ ꯁꯣꯝꯒꯤꯁꯨ ꯅꯨꯄꯤꯗꯣ ꯌꯥꯝ ꯈꯠꯄꯅꯤ ꯑꯗꯨ ꯇꯧꯅꯤ ꯌꯨꯝ ꯀꯣꯏꯒꯗꯕ ꯅꯠꯇꯦ ꯄꯥꯏꯖꯅꯔ ꯃꯣꯏꯁꯦ ꯋꯥ ꯂꯣꯏꯅꯔꯦꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥꯗꯤ ꯂꯧꯅꯗꯦ ꯂꯣꯏꯅꯔꯦ ꯑꯗꯨ ꯂꯣꯏꯅꯔ ꯃꯇꯨꯡꯁꯤꯗ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯍꯧꯗꯅ ꯑꯃꯨꯛꯀ ꯃꯣꯕꯥꯏꯜꯁꯦ ꯀꯣꯏꯅꯔꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯑꯃꯇ ꯑꯅꯤꯃꯛꯁꯦ ꯈꯪꯅꯍꯟꯗ꯭ꯔꯦꯕ ꯀꯤꯟꯅꯗꯅ ꯆꯍꯤ 2ꯃꯨꯛꯁꯦ ꯑꯃꯨꯛꯁꯨ ꯀꯣꯏꯅꯔꯒ ꯃꯣꯕꯥꯏꯜꯁꯦ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯃꯌꯥꯝ ꯊꯝꯃꯦꯕꯀꯣ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛꯁꯤꯅ ꯃꯉꯣꯟꯗꯩ ꯂꯥꯞꯊꯣꯛꯈ꯭ꯔꯦꯕ ꯑꯗꯣ ꯋꯥ ꯂꯣꯏꯅꯈ꯭ꯔꯕꯅꯤ나 ꯅꯪꯒ ꯑꯩꯒ ꯗꯔꯀꯥꯔ ꯂꯩꯇꯦ ꯁꯤꯅꯦꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯤꯅ ꯑꯗꯩꯗꯤ ꯃꯣꯏ ꯃꯌꯨꯝꯒꯤ ꯃꯤꯅꯁꯨ ꯅꯪꯗꯤ ꯋꯥ ꯂꯣꯏꯅꯈ꯭ꯔꯕꯅꯤ ꯋꯥ ꯂꯣꯏꯅꯈ꯭ꯔ ꯅꯣꯏꯅꯤ ꯀꯩꯗꯧꯕꯩ ꯀꯣꯏꯅꯧꯒꯦ ꯑꯩꯈꯣꯏ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯦ ꯅꯨꯄꯥꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯍꯥꯏꯕ ꯆꯪꯈꯤꯗꯣꯔꯦꯕ ꯑꯗꯨꯅ ꯅꯨꯄꯤꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯕ ꯑꯗ ꯁꯤꯗꯩꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯋꯥꯁꯤꯅ ꯍꯦꯛ ꯆꯦꯜꯂꯨꯔ ꯁꯨꯃꯥꯏꯅ ꯂꯣꯏꯁꯟꯅꯈꯤꯕ ꯌꯥꯎꯏ ꯑꯗꯨꯀꯥꯟꯗꯗꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯅꯛꯁꯟꯅꯗꯕꯅ ꯐꯩꯕ ꯑꯗꯣ ꯅꯨꯡꯁꯤꯅꯔꯦ ꯃꯕꯥꯅꯤꯁꯦ ꯅꯛꯁꯤꯟꯅꯒꯦ ꯍꯥꯏꯔꯒꯅ ꯊꯣꯛꯂꯥꯎ ꯑꯃꯨꯛ ꯆꯦꯟꯖꯜꯍꯧꯕ ꯑꯗꯨ ꯅꯠꯇꯅ ꯅꯨꯄꯤꯁꯤꯗꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯆꯍꯤ 2 ꯔꯤꯂꯦꯁꯟꯗꯣ ꯊꯝꯕꯤꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯅꯪꯒ ꯑꯩꯒꯗꯤ ꯋꯥ ꯂꯣꯏꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯥꯏꯟꯒꯤ ꯊꯣꯡꯗꯗꯤ ꯅꯨꯄꯤꯗꯨꯅ ꯇꯧꯕ ꯌꯥꯕ ꯅꯨꯄꯥꯗꯨꯗ ꯃꯌꯥꯝ ꯂꯩꯔꯦ ꯃꯃꯥꯡꯒꯤ ꯋꯥ ꯂꯣꯏꯅꯈ꯭ꯔꯁꯨ ꯑꯗꯨ ꯂꯣꯏꯅꯈ꯭ꯔꯗꯤ ꯃꯈꯥ ꯇꯥꯅ ꯅꯨꯄꯤꯁꯦ ꯔꯤꯂꯦꯁꯟ ꯃꯌꯥꯝ ꯊꯝꯕꯗ ꯅꯨꯄꯥꯁꯤꯅ ꯂꯩꯊꯣꯛꯈꯤꯕꯗ ꯅꯨꯄꯤꯅ ꯀꯩꯁꯨ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯃꯥꯡꯒꯤ ꯋꯥ ꯂꯣꯏꯅꯈ꯭ꯔꯁꯨ ꯃꯇꯨꯡ ꯑꯃꯨꯛ ꯔꯤꯂꯦꯁꯟ ꯃꯌꯥꯝ ꯊꯝꯃꯕꯅꯤꯅ ꯑꯗꯨꯝ ꯑꯃꯨꯛꯀ ꯍꯟꯅ ꯅꯨꯄꯤꯁꯤꯅ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯔꯦꯞ ꯄꯥꯜꯂꯒ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯇꯥꯟꯕ ꯌꯥꯔꯦꯕ ꯑꯗꯨꯒꯤ ꯀꯦꯁꯁꯤꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯔꯒ ꯂꯩ ꯑꯗꯣ ꯅꯨꯄꯤꯁꯤꯡꯗ ꯍꯥꯏꯅꯤꯡꯕꯁꯦ ꯌꯥꯝ ꯏꯖꯠꯁꯦ ꯆꯦꯛꯁꯤꯟꯕꯤꯔꯣ ꯁꯥꯟꯅꯄꯣꯠ ꯑꯣꯏꯍꯟꯕꯤꯔꯅꯨ ꯁꯥꯟꯅꯄꯣꯠ ꯍꯦꯛ ꯑꯣꯏꯔꯨꯔꯕ ꯃꯤꯅꯁꯨ ꯊꯤꯅ ꯉꯥꯡꯉꯛꯑꯅꯤ ꯏꯖꯠ ꯆꯦꯛꯁꯤꯟꯗꯕꯁꯨ ꯇꯥꯔꯅꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛ ꯃꯥꯡꯖꯕ ꯄꯨꯝꯅꯃꯛ ꯃꯤꯡꯆꯠ ꯊꯤꯕ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤꯗꯣ ꯑꯣꯏꯍꯧꯋꯦꯕ ꯑꯗꯨꯅ ꯅꯝꯕꯔ 1 ꯏꯖꯠ ꯍꯥꯏꯕꯁꯤꯃ ꯌꯥꯝ ꯆꯦꯛꯁꯟꯅ ꯁꯥꯒꯣꯟꯅꯅ ꯂꯣꯏꯅꯕꯤꯌꯣꯕ ꯂꯩꯁꯥꯕꯤꯈꯩꯅ ꯑꯗꯨ ꯁꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯁꯤ ꯌꯥꯝ ꯀꯞꯄꯦꯕ ꯃꯥ ꯌꯥꯝ ꯀꯞꯄꯤ ꯌꯦꯡꯉꯨ ꯆꯦꯜꯂꯨꯔꯃꯤꯅ ꯌꯦꯡꯉꯨꯅꯦ ꯅꯨꯄꯥ ꯑꯃꯅ ꯀꯣꯏꯕꯁꯨ ꯀꯩꯁꯨ ꯐꯖꯕ ꯑꯃ ꯑꯣꯏꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨ ꯅꯨꯄꯥꯁꯤꯅꯁꯨ ꯑꯃꯨꯛꯁꯨ ꯍꯟꯖꯟ ꯃꯥꯡꯍꯟꯕꯤꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯨꯛꯈꯥꯏꯔꯛꯏꯁꯤꯅꯦꯕ ꯑꯗꯨꯅ ꯁꯤꯃ ꯃꯌꯥꯝꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤꯌꯨ ꯅꯨꯄꯤꯁꯤꯡꯅꯀꯣ ꯑꯗꯒꯤ ꯑꯃꯈꯛꯅꯅꯦ ꯃꯅꯦꯝꯕꯣꯛꯅ ꯇꯥꯟꯅꯔꯛꯄꯅꯤ
moigise macha nupaga mamaugaje hujik mapalam da leyba moini jahan ba sielaga khana raktana moije pinara roina jadabi ga pira police ta case ro loi channa grabane ba aduga munung sinaraga bai chelak padai longa launa redana aduga mapana thabak tawmina rage na changi bane ba ani mak se for je sa powder ne hai surup ta ne surup ki maki je loi lok thoe dana powder ja hapaga powder roin sing bane hai ba ani mak se nupi ju nupa ju adu pang phu da phuna dana khana dana ne mapan se uja mela sana ba mane bok se bata yam sare ba aduna akoina haire kok thok piro aduga mapam ne kai ne polap tor phamin na ji na hai gi ba sine ba nupi ju mu ni sa se jina khalai ne ba nupa bu ko tai no hai ngai ja phata ba thabak to nupi ju yaw chala ine ba e nupa na sinab di sinau nupi noi di sinan no hai na te ba phata ba thabak to kai do dori ge ba aduna smaina si khar kak ta ne aina pali je nong magi smaina tana ba kai crime update se ju ju ki oi ba yam thoi sidi khar khang ne ai loi hai ba ngam de ba ko aduma lai re duga koi gi kano se home da mateng pang bi da ko se lepte koi gi yam nungsi aseng ba palem pan thau gi aseng ba sangai da sangai oi hale atha thoe sai gi lai gi da ba lai oi gra ba apok pi gi ming da yam kat pi re ba koi gi sema hidam montessori kongpal kongkham lai kai da gi sema jina ne apok pa koi gi lai gi da ba dorendro sigi apok sigi aw chahi kano 95 subagi birthday ne ba ko sigi sema jina kat pi re ba pa lising hong gi senpam ko do sema je koi gi disable ne ba sema je mayum pandre ko ma je sema jina hai ba message som khok yam phajaba ina pijaning bom khok yawe ba akoi kano je ketang mimana hokda ba jina mana disable orgadi ma dong mi mana jadaba macha manau sung je nusi ba mu ko ado isema jidi mu su thoidong na matik chai ma je kano ne special graduate teacher ne ba ma je koi mai disable gi line sa sang bane ba koi gi zone 2 porompa ta mai di tai ba ko ado education s ki kano ni dana moi je ado isema jina ha da koi gi kano je disable je makhal kun ma thoi su re hai ba kong nungai ta ba lai hai ta ba bok sing ne hai re dagi kong tek pa dagi makhan je ma smai lei aduna koi gi parents sing na ne ma je mi ma na dre nam chal laga like tam dana yum da thambi je thambi ganu sarkar gi ming school lam da ming chan chal laga ne ma je like se ma ming goina tam han biu moi gi hayang disable quota thabak sang bo ko da am lei dana adum badu gi like se tam han biu hai ban moi je primary secondary na khai du e ba aduga mu kaino je sigi uniform allowance adai lairik loina mak free da piri ne ba wheelchair khoi gi dagi makong ya da bajingi ko wheelchair dai blind gi stick mana ta da bagi yarmon adai facility me am smai tongan ba pi ba aduga kaino walking stick adai crush kana khoi segak te yepa chat pa adum bagi me am pi ne ba si lai ro di paisa ni dana adai tha khodingi allowance a sahi gi lising hong ga sang ba aduna smaina mimana daba disable adai handicap sing je puthok pi ro namjala thambi ga no na isema jana sigi paujen jama pibi ba ko yam nungai isema dinga si disable mak oiraga su khoi gi mimana na thabak ka tawraga khoi gi mimana ba jing na tawba ngam da thabak mana tawraga me amasi lamjing na lamtak puthok kanda smain thodang saung lobi daga isema leibiri ba ko yam nungsi isema je ko duga mama ma khakna ne chaudhuri mayum tampak ana khoi gi mama jigi masanupi ga palace compound dai ni ado koi gi inaw no pi je limiji master tawri ba ignaw da women's and gender studies ta ko ado magi tawri ba kaino je mama sigi kaino sida subject sida kaino tawri je tangba subject aduga mana koi gi kaino je crime diary se tar ga ne yam magi I bagi kaino masak yam phangi hai mana tawri ba kaino sida magi wa khalon me amala koi da gi me am phang ba do iningai yam phana tai hai do koi isema jiga inaw no pi koi macha no pi limi je sigana lupa lising mangai mateng ju hom gi mateng pang pi me ba duga koi gi kaino mama hai tare aina di mama oina kaurage khara hal loi re ba mama tampak se engineer sahib amagi nupi ni aduga macha ibungo ju engineer sahib amani moi ibung je thoi dong na ngai pha bai mung ama khak ne ba ko aduga si je am nungsi aina
Kumabam Ganga ko ise Kangla Sipaidai aduga ise Malo Sabini Yum Pandri ice cream yole bazar ko the yam nuksina ise majina magi lagi draba mokpa nupa lokeswar sida magi lokeswar gi mingda kachabaneba yam wamin narakpa manau pa yam sathina wamin narakpa ado manau pa je sengna ai ise ma hoigi wari je normally jageba manau pa je pung yerameba adai lining lai son ju chatleba sor satlaga hat kibneba black out tawraga yam pe laudaba doctor na layeng boda layeng bangam drine doctor na thadora ine sidi mai bagi oiba lighting gi ni noi light loi ni yeng son thadora ine ba sije laitaba nate ko ado yam ki magi misi khuchi narambai maong moi mung do wa gi ba tamna gi ba angak pani se magi wari do ai normally jage do manau pa jana yolam bane ba ice cream ado ise maduna hojikti mana manau pa gi ice cream do hojik yolaga lei ba ko ado mayum pan dana manau pa jina ne mana yum pan gyap ji pan bangam dana lei re ba manau pa jina siram dai ji dana so salak pa gi khoi singa taw bje sida mai makhut pai ga macha do sinaram ba ise ne yok pi ro ko na mai macha ni se duna mana mayum pan ba manau pa jingi macha yo ga lei ba ise mayam thongna phai sagra ba nung sa mak ta ice cream yo laga lai sabi dana lei ni manau pa jingi macha jing yok tana ko yang thaga chari kimati thaga che adagi kano wang khem mala moirang oksubung dagi ise ma ji nane ipa sing taret ki mateng pang bi de yam ise ma jigi yam nuksi ise ma jiga ne kamai to ge da ise ma ji mathanda pokpa ado ma di mapa ma sa khangau dre ba ko mamai mapam da leiram me ba man sa pingai da gi ado mama ji khallaga aina yum pang ga ima ji kai do hoga da ge na se ma ji yum pan da na le ba ko aduga ise ma ji gi mu mama gi manau nu pi se mandom cha ji si ju nu pi ngakta mari po ga moi ju ise Vidyapati na moi ma chu nau mari ji da tai loi pang ga nu pa ju yaw da mina ai di pa la roi ge na lei re ba do ise ma ani je mama ma pok minna bani dana mama gi mapam dane ba moi ni hujik lai minna ri je ado ise ma mala je hana oja angang ba mam tuition tawra me jiti ise ma je sahi khara ya me ba sahi yang khai hele aduna jiti kaim to ngam dre na ise ma ni photo de am nuksi ai Facebook da de ha ko sabane ai gi Robita lai ma hai ba account da sanga yeng biu sut PM pa ya la ga ne yam nungai na ing na phamaga moi ni gi photo se u da ne yum pan ba gi awat anai leitraba khoi gi yum pan ba tension ma tha pu draba ing na moi ni gi photo je u da ing laur pung da gra kai dau zaru ne ge asina ma phare khale yum pan be wa sai theng polum leitraba ni ko ado ise ma mala jina hal loi reng khalo ise ma Vidyapati na seba tawrani ise ma hal loi reng khalo mai ma chunau ma yum pan gi bagi ma sa ga na yengani si mangai re punsi do koi no ado yam nung si ma ni bu na naw na lam na khurum adagi adaya mana kano je thangjam surjit singjam ai dagi naupa jina ipwa jina singong gi mateng ju pang bi rei ado ipwa je business kai masam sa tawra ma ji lai jabani hai masa ni lai re na ado ma di mai no pi ga moi je masa kai ga thodang je padan laura ga ma di am si jana lai ba nupi da ot pa thi na ngang ba khana ba khubak na ga tha ji ma di kai no khang da ba ado wari me am je ta ba da am nungai je da ba yam nuksi na lai min na haning ba do nupa ga ju mai thodang padan lo haning ba nupi ju yung gi angang gi padan laura ga amai le haning nge na ma ju mateng je pang bi rei ne ba ipa je adai aroi ba jina nai gre pan thoi bi seller group kon thau jam GB gi ne koi gi khabam bam dia gi BLF ko nai gre moina asyam nungai moi lising hom zonga pun na mateng pang birami moina koi sele group ki mela tong na bado ada moi group ki wa no hoten phamaga tong ak khara do thamoi cheng na pang lai ne ba moi me am je koi angang gi school belam da la ba dress su cream color gi sa mana ba su loi sele moi je lak pa da asyam me kum me ingai loi nai te ba ga ri da gi ko aina san bro noi me am je na yam nung si ise ma am do adu mai na aina hai wari je am ko in sanai ai ga du ga mau gai je nupa ham ta koi roi ji ko BLF mayam khun gi lai re mau na hang ak tani yaw ri je nupa koi roi ji adu ga ne nupa am da yum pa la roi ji sa gai hun do ga akoi ja dum ta sign tau bi ko na yam kan da sin na gi bu ko yam nungai pan thoi bi sele group ko ai ise jing inau jing do yam thaga sari masak su loi phajai ba ko mau na phaja ba yaw ba aina phaja gre yam nupa ko ni ko na aina bu pa khale ba ko yam nungai smaina hom sa da thamoi seng na mateng pang biram ba mayam je koi mai kai dagi yam thaga sari aduga ai hang na ngasi di amakha haijaning e ba ko koi hom sa ba ji handa ki mera pang khalak pada sa do re
ꯃꯄꯣ ꯃꯆꯩ ꯂꯥꯡꯕ ꯍꯧꯔꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯋꯥꯅꯕꯅꯤꯅ ꯃꯤ ꯑꯃꯃꯝꯅ ꯆꯥꯎ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯉꯝꯅꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯍꯣꯝꯁꯦ ꯁꯥꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯊꯨꯅ ꯁꯥꯗꯕꯁꯨ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯀꯌꯥꯝ ꯍꯧꯖꯤꯛꯁꯦ 3 lakh ꯁꯨꯃꯥꯏꯅꯗꯤ ꯐꯪꯉꯦ ꯑꯩꯅ ꯂꯣꯏꯅꯃꯛ ꯐꯦꯁꯕꯨꯛꯇ ꯍꯥꯞꯀꯠꯆꯕꯅꯤ ꯄꯥꯡꯉꯛꯄ ꯄꯩꯁꯥ ꯃꯁꯤꯡꯐꯧ ꯐꯦꯁꯕꯨꯛꯇꯩ ꯆꯤꯡꯉꯒ ꯄꯩꯁꯥ ꯇꯣꯇꯦꯜ ꯇꯧꯕꯁꯨ ꯌꯥꯅꯤ ꯂꯣꯏꯅꯃꯛ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯅ ꯖꯤꯄꯦ ꯅꯝꯕꯔꯐꯧ ꯗꯨꯀꯥꯟ ꯄꯣꯠ ꯆꯩ ꯂꯧꯒꯗꯕ ꯍꯣꯝ ꯁꯥꯕꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯧꯒꯗꯕꯁꯦ ꯇꯤꯟ ꯌꯣꯠ ꯂꯧꯒꯗꯕ ꯗꯨꯀꯥꯟꯁꯦ ꯂꯣꯏ ꯀꯥꯞꯍꯜꯂꯦ ꯑꯩꯉꯣꯟꯗ ꯀꯥꯞꯍꯟꯗꯦꯕ ꯑꯗꯩ ꯄꯩꯁꯥ ꯑꯣꯏꯅ ꯄꯥꯡꯉꯛꯄꯁꯤꯁꯨꯅꯦ ꯍꯣꯝꯒꯤꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯃꯣꯏ ꯑꯃꯅꯤ ꯂꯩꯔꯤꯕꯀꯣ ꯂꯦꯡꯗꯅ ꯑꯗꯨꯗ ꯄꯤꯔ ꯃꯣꯏꯅ ꯑꯃꯨꯛ ꯗꯨꯀꯥꯟꯗ ꯊꯤꯜꯍꯜꯂꯦꯕ ꯄꯩꯁꯥ ꯑꯣꯏꯅ ꯄꯥꯡꯉꯛꯄꯁꯤꯁꯨ ꯃꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯄꯣꯛꯄꯤꯒꯤ ꯃꯃꯤꯡꯗ ꯃꯧꯄꯥꯒꯤ ꯃꯤꯡꯗ ꯊꯃꯣꯏ ꯁꯦꯡ ꯀꯜꯂꯛꯏꯕ ꯄꯩꯁꯥꯗꯣ ꯑꯩ ꯌꯨꯝꯗꯐꯧ ꯆꯤꯛꯆꯗꯦ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯃꯈꯥꯗ ꯑꯩ ꯃꯤꯑꯣꯟꯅꯐꯝ ꯀꯥꯁꯤꯗ ꯊꯝꯃꯒꯅꯦ ꯄꯨꯔ ꯆꯠꯂꯒ ꯅꯣꯏ ꯑꯩꯅ ꯌꯥꯏꯄꯣꯛꯇ ꯍꯥꯏꯗꯕꯗ ꯕꯣꯔꯗꯤꯡꯗ ꯍꯥꯏꯗꯕꯗ ꯄꯨꯔ ꯆꯠꯂ ꯑꯃꯨꯛ ꯗꯨꯀꯥꯟꯗ ꯄꯤꯍꯜꯂꯦꯕ ꯑꯗꯨꯅ ꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯀꯩꯅꯣꯗꯩꯗꯤ ꯑꯩꯈꯣꯏ ꯁꯥꯕ ꯍꯧꯒ꯭ꯔꯗꯕꯅꯦꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥꯈꯥꯏꯒꯤ ꯃꯇꯨꯡꯗꯩ ꯍꯦꯛ ꯀꯩꯅꯣ ꯄꯥꯡꯈꯠꯂꯛꯄꯗꯩꯗꯤ ꯁꯥꯒ꯭ꯔꯅꯤꯗꯅꯀꯣ ꯃꯦꯔꯥ ꯄꯥꯡꯈꯠꯂꯛꯄ ꯁꯦꯞꯇꯦꯝꯕꯔ ꯗꯦꯠ 20ꯒꯤ ꯃꯇꯨꯡ ꯁ꯭ꯋꯥꯏꯗꯩꯗꯤ ꯁꯥꯒ꯭ꯔꯅꯦꯕ ꯑꯣꯛꯇꯣꯕꯔꯁꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨꯏꯗꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯤꯗ ꯄꯥꯡꯅꯒꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯅ ꯑꯩꯒꯤ ꯅꯝꯕꯔ ꯑꯩꯈꯣꯏꯒꯤ 7005462300 ꯁꯤꯅꯅꯦ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗ ꯀꯥꯞꯄꯤꯗꯀꯣ ꯑꯩ ꯍꯥꯟꯅ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯖꯤꯄꯦ ꯁꯤꯖꯤꯟꯅꯗꯦꯕ ꯗꯨꯀꯥꯟꯒꯤꯗ ꯑꯗꯨꯝ ꯄꯤꯕꯅꯦ ꯑꯗꯣ ꯍꯥꯏꯕꯗꯤ ꯗꯨꯀꯥꯟꯒꯤꯗꯗꯤ 50-100 ꯄꯤꯕꯗꯣ ꯍꯤꯁꯥꯞ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯍꯥꯟꯅ ꯑꯩꯒ ꯐꯥꯎꯅꯔꯒ ꯃꯣꯏꯅ ꯑꯃꯨꯛ ꯗꯨꯀꯥꯟꯗ ꯀꯥꯞꯄ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯊꯥꯔꯒ ꯑꯩꯅ ꯁꯣꯝꯗ ꯂꯤꯁꯇ ꯏꯈꯠꯄꯅꯦꯕ ꯑꯗꯨꯗꯤ 500,000-1,000ꯒꯤ ꯃꯊꯛ ꯑꯣꯏꯅꯕꯅꯤꯅ ꯑꯗꯣ ꯁꯤꯗꯤ 50-100 ꯀꯥꯞꯄꯛꯄꯗꯨꯗꯤ ꯗꯨꯀꯥꯟꯗꯨꯒ ꯑꯩꯒ ꯍꯤꯁꯥꯞ ꯉꯝꯅꯔꯣꯏꯗꯕꯅꯤꯅ ꯑꯩ ꯄꯨꯂꯞ ꯂꯣꯏꯁꯟꯖꯒꯦ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯃꯅꯨꯡꯁꯤꯗ ꯑꯩꯒꯤ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯁꯥꯕꯒꯤ ꯅꯝꯕꯔ ꯖꯤꯄꯦ ꯅꯝꯕꯔꯅ ꯊꯥꯗꯣꯛꯆꯔꯒꯦ ꯃꯌꯥꯝꯅ ꯅꯝꯕꯔ ꯀꯣꯏꯊꯤ ꯊꯤꯅꯕ ꯋꯥꯗꯅꯕ ꯑꯗꯨꯀꯥꯟꯗ ꯁꯨꯃꯥꯏꯅ ꯃꯇꯦꯡꯁꯦ ꯄꯥꯡꯕꯤꯔꯒ ꯑꯩꯈꯣꯏꯅ ꯃꯊꯪ ꯑꯩꯅ ꯁꯦꯞꯇꯦꯝꯕꯔ ꯂꯣꯏꯔꯛꯄꯗ ꯑꯩ ꯂꯥꯎꯊꯣꯛꯆꯒꯦ 50-100 ꯁꯨꯃꯥꯏꯅ ꯀꯥꯞꯄꯤꯔꯛꯄꯗꯨꯅ ꯄꯩꯁꯥꯁꯦ ꯃꯦꯅ ꯑꯗꯨꯒꯤ ꯂꯤꯁꯁꯨ ꯑꯩ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯑꯩ FBꯗ ꯍꯥꯞꯀꯠꯆꯔꯛꯀꯦ ꯀꯅꯥꯅ ꯄꯩꯁꯥ ꯄꯤꯈ꯭ꯔꯒ ꯍꯥꯞꯄꯛꯇꯕ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯍꯣꯝ ꯁꯥꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯕꯒꯤ ꯔꯤꯁꯤꯞ ꯑꯗꯒꯤ ꯀꯩꯅꯣꯐꯥꯎ ꯑꯩꯈꯣꯏ ꯂꯣꯏ ꯍꯥꯞꯀꯠꯂꯦ ꯑꯗꯩ ꯑꯃꯨꯛ ꯍꯣꯝꯗ ꯂꯩꯔꯤꯕꯁꯤꯡꯗ ꯑꯩꯅ ꯂꯣꯏꯅꯃꯛ ꯍꯤꯁꯥꯞ ꯇꯧꯍꯜꯂꯦ ꯂꯥꯛꯏꯕ ꯄꯩꯁꯥ ꯆꯪꯕ ꯄꯩꯁꯥ ꯃꯣꯏꯅ ꯂꯣꯏꯅꯃꯛ ꯍꯤꯁꯥꯞ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯇꯧꯖꯒꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯟꯕꯁꯨ ꯅꯥꯏꯖꯒꯦ ꯍꯜꯂꯛꯄꯁꯤꯗꯤ ꯄꯥꯔꯒ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧꯕꯗ ꯋꯥꯕꯅꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯣꯛꯊꯣꯛꯃꯤꯟꯅꯔꯁꯤ ꯌꯥꯡꯅꯕ ꯀꯩꯅꯣꯁꯦ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯏꯄꯤꯁꯣꯗꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯍꯥꯟꯕ ꯀꯃꯦꯟꯁꯦ ꯉꯁꯤꯗꯤ ꯁꯤꯁꯦ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯕꯤꯗ꯭ꯔꯗꯤꯅꯦ ꯀꯌꯥ ꯅꯨꯡꯉꯥꯏꯅꯔꯣꯏ ꯉꯁꯤꯁꯦ ꯌꯨꯝ ꯌꯧ ꯌꯥꯗꯧ ꯃꯥꯟꯗꯦ ꯀꯨꯏꯔꯦꯀꯣ ꯏꯄꯤꯁꯣꯗꯇ ꯀꯃꯦꯟꯗ ꯁꯨꯝ ꯍꯥꯏꯔꯛꯑꯦꯕ ꯑꯩꯈꯣꯏ ꯗꯥ ꯁꯨꯔꯖꯀꯤ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯦ ꯀꯩ ꯁꯤꯖꯤꯟꯅꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯣꯁꯦ ꯗꯥ ꯁꯨꯔꯖꯀꯤ ꯁ꯭ꯀꯤꯟꯁꯦ ꯌꯥꯝ ꯐꯖꯩ ꯀꯨꯆꯨꯁꯦꯅꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯪꯉꯛꯑꯦ ꯉꯁꯤꯗꯤ ꯗꯥ ꯁꯨꯔꯖꯀꯤ ꯁ꯭ꯀꯤꯟ ꯀꯦꯌꯔꯗꯣ ꯍꯦꯛ ꯍꯥꯏꯕꯤꯔꯛꯇ꯭ꯔꯗꯤ ꯏꯆꯦ ꯀꯌꯥ ꯅꯨꯡꯉꯥꯏꯅꯔꯣꯏꯅ ꯑꯗꯨꯅ ꯑꯝꯇ ꯁꯦꯡꯅ ꯃꯌꯥꯝꯗꯣ ꯁꯤ ꯑꯝꯇ ꯍꯥꯏꯕꯤꯈꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯑꯩꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯤ ꯐꯖꯩꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯁꯦ ꯑꯩꯅ ꯊꯦꯡꯛ ꯌꯨ ꯍꯥꯏꯕ ꯇꯥꯕꯅꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯖꯔꯨꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯗ ꯀꯨꯆꯨꯁꯤ ꯄꯥꯜꯂꯤ ꯀꯨꯆꯨꯁꯤ ꯁꯦꯡꯉꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕꯁꯤꯁꯨ ꯀꯩꯅꯣ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯤ ꯈꯔ ꯑꯃꯅ ꯂꯩ ꯍꯥꯏꯕꯗꯤ ꯑꯁꯤꯗꯤ ꯑꯇꯥꯡꯕꯅꯤ ꯐꯒꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯃꯌꯥꯝ ꯌꯥꯝ ꯆꯠꯅꯩꯌꯦ ꯉꯧꯊꯣꯛꯄꯅꯤ ꯀꯥꯏꯅꯒ ꯇꯧꯕꯁꯤ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯍꯥꯏꯕꯁꯦ ꯏꯁꯥꯒꯤ ꯂꯩꯕꯁꯤ ꯍꯥꯟꯅ ꯈꯪꯒꯗꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯊꯛꯄꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯣꯖꯥ ꯍꯥꯏꯕꯗꯤ ꯆꯥꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯍꯥꯏꯅꯕꯁꯨ ꯂꯩ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯩꯁꯦ ꯑꯣꯏꯍꯟꯅꯤꯡꯕ ꯃꯑꯣꯡꯁꯤ ꯁꯛꯆꯨꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯁꯦ ꯑꯩ ꯆꯤꯟꯖꯥꯛꯅ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯅꯕ ꯂꯩ ꯑꯗꯨꯅ ꯆꯤꯟꯖꯥꯛꯁꯤꯁꯨ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯕ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯊꯥꯎ ꯊꯨꯝ ꯈꯔ ꯍꯦꯟꯅ ꯆꯥꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯁꯨ ꯂꯩꯖꯔꯤꯗꯅ ꯆꯝꯐꯨꯠ ꯆꯥꯊꯣꯛꯄ ꯑꯗꯒꯤꯗꯤ ꯒ꯭ꯔꯤꯟ ꯇꯤ ꯇꯧꯔꯒ ꯗꯤꯇꯣꯛꯁꯤꯐꯤꯀꯦꯁꯟꯁꯤ ꯈꯔ ꯇꯧꯕꯤꯕ ꯑꯗꯨꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯑꯩꯅ ꯊꯝꯖꯕ ꯍꯥꯏꯔꯒꯗꯤ ꯁꯤꯅꯃꯛ ꯑꯣꯏꯕꯅꯤ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯍꯜꯂꯕ ꯃꯇꯝꯗ ꯊꯦꯡꯉꯁꯨ ꯉꯜꯂꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛꯇꯤ ꯄꯣꯂꯨꯁꯟꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯁꯟꯁꯀ꯭ꯔꯤꯟꯁꯤꯃ ꯁꯤꯖꯤꯟꯅꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯌꯥꯝ ꯊꯦꯡꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯗꯤ ꯉꯧꯔꯕꯅꯤ ꯍꯥꯏꯅ
ꯍꯥꯏꯅ ꯑꯩꯁꯨ ꯀꯌꯥ ꯌꯥꯝ ꯀꯟꯅ ꯊꯋꯥ ꯁꯥꯔꯨꯗꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂ ꯃꯇꯨꯡꯗ ꯇꯨꯝꯃꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯄꯁꯤꯃ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯃꯛꯁꯨꯅꯤ ꯇꯟꯕ ꯀꯌా ꯑꯃ ꯌꯥꯎꯏ ꯁ꯭ꯄꯦꯁꯤꯌली ꯏꯟꯊꯝꯊꯥꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯎꯔꯒ ꯃꯥꯏ ꯇꯥꯕ ꯋꯥꯅ ꯆꯠꯂꯨꯔꯒ ꯆꯥꯛ ꯂꯥꯝꯃꯒ ꯇꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯀꯥꯟꯁꯤꯗ ꯃꯥꯏ ꯇꯥꯕ ꯍꯥꯏꯕꯁꯦ ꯈꯤꯇꯪ ꯀꯇꯥꯖꯤꯠ ꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯑꯩ ꯏꯁꯥꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯗ ꯍꯥꯞꯆꯤꯟꯕꯤꯔꯒ ꯑꯩꯈꯣꯏ ꯏꯟꯊꯝꯊꯥ ꯑꯣꯏꯔꯁꯨ ꯀꯥꯂꯦꯟ ꯑꯣꯏꯔꯁꯨ ꯃꯥꯏ ꯇꯥꯊꯣꯛꯄꯤꯔꯒ ꯇꯨꯝꯕꯤꯕꯁꯤꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯉꯝꯖꯔꯒꯅ ꯏꯁꯥꯅ ꯃꯣꯏꯁꯆꯔꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯤꯕ ꯅꯥꯏꯠ ꯀ꯭ꯔꯤꯝ ꯁꯤꯖꯤꯟꯅꯕꯤꯕ ꯑꯗꯣꯝꯒꯤ ꯆꯥꯅꯕ ꯑꯃꯇꯪ ꯌꯦꯡꯕꯤꯌꯨ ꯍꯦꯛꯇ ꯇꯥꯡꯉꯦ ꯍꯥꯏꯅꯁꯨ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯏꯁꯥꯅ ꯁꯤꯖꯤꯟꯅꯕ ꯍꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯐ꯭ꯔꯣꯝ ꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯆꯔꯥꯏꯖꯔꯗꯒꯤ ꯍꯧꯅ ꯃꯆꯥ ꯃꯆꯥ ꯂꯧꯔꯒ ꯆꯥꯅꯕ꯭ꯔꯥ ꯍꯥꯟꯅ ꯌꯦꯡꯕꯤꯕ ꯁꯟꯁꯀ꯭ꯔꯤꯟꯁꯤꯁꯨ ꯆꯥꯅꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯤꯕ ꯑꯗꯨꯒ ꯆꯥꯅꯩ ꯍꯥꯏꯕꯗꯨꯃ ꯏꯁꯥꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯕ ꯑꯗꯨꯒ ꯆꯤꯟꯖꯥꯛꯁꯤꯃꯁꯨ ꯈꯤꯇꯪ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯄ꯭ꯋꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯁꯤ ꯂꯤꯕꯤꯌꯣ ꯌꯥꯝ ꯍꯥꯏ ꯁꯤ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯌꯥꯝ ꯀꯨꯏꯔꯦ ꯊꯧꯔꯤꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝ ꯁꯥꯡꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯍꯥꯏꯁꯤꯗ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯇꯥꯡꯀꯛ ꯀꯌꯥ ꯑꯃꯗꯤ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯑꯩ ꯏꯁꯥꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯥꯡꯀꯛꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯁꯤꯃ ꯂꯩꯍꯟꯖꯅꯤꯡꯉꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯄꯦꯟꯊꯣꯛꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯖꯩ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯤ ꯑꯄꯥꯝꯕ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯏꯄ꯭ꯋꯥꯒꯤ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯡꯒꯥꯏꯃꯈꯛ ꯑꯣꯏꯔꯁꯨ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩ ꯃꯇꯝꯒꯤ ꯑꯗꯨꯝꯕ ꯑꯗꯩ ꯃꯌꯥꯝꯁꯦ ꯑꯗꯩ ꯀꯩꯀꯩ ꯍꯧꯖꯤꯛ ꯊꯕꯛ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇꯗꯤ ꯁꯣꯏꯗꯅ ꯂꯤꯁꯦꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯁꯤ ꯑꯣꯖꯥ ꯊꯝꯁꯤ ꯀꯔꯤꯒꯤꯁꯨ ꯊꯝꯃꯣꯏ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯋꯥꯠꯄꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯁꯤꯇꯤꯗꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯍꯦꯛꯇ ꯁꯣꯟꯊꯕꯒꯤ ꯃꯑꯣꯡ ꯍꯦꯛꯇ ꯎꯕ ꯑꯩꯒꯤ ꯑꯣꯏꯅ ꯁꯨꯡꯌꯥ ꯍꯦꯛꯇ ꯌꯥꯗꯕ ꯁꯤꯒꯤꯁꯦ ꯍꯥꯏꯕꯗꯤ ꯈꯔ ꯑꯅꯝ ꯀꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯩꯇꯩꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯁꯤ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯡ ꯀ ꯍꯥꯏꯕꯁꯦ ꯃꯣꯏꯁꯤꯅ ꯍꯦꯟꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯃ ꯑꯩꯒꯤ ꯑꯃꯈꯛ ꯂꯩꯌꯦ ꯑꯅꯝ ꯀꯟꯕ ꯑꯃ ꯑꯗꯨꯒ ꯁꯤꯒꯤ ꯑꯅꯝ ꯀꯟꯕꯁꯤꯅ ꯊꯕꯛꯀ ꯐꯪꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁ ꯋꯥꯔꯗꯇ ꯀꯣꯟꯐꯤꯗꯦꯟꯠ ꯀꯥꯏꯗꯨꯃ ꯑꯣꯏꯕꯤꯔꯝꯃꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯅꯝ ꯀꯟꯕꯁꯦ ꯀꯣꯟꯐꯤꯗꯦꯟꯠ ꯑꯣꯟꯊꯣꯛꯑ ꯃꯇꯨꯡꯁꯤꯗ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯑꯦꯟꯍꯥꯟꯁ ꯇꯧꯕ ꯉꯝꯃꯒ ꯑꯩꯒꯤ ꯄꯔꯁꯣꯅꯥꯂꯤꯇꯤ ꯑꯩꯒꯤ ꯀꯣꯟꯐꯤꯗꯦꯟꯠ ꯑꯗꯒꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯒꯁꯤꯁꯨ ꯄꯣꯂꯤꯁ ꯇꯧꯕ ꯉꯝꯖꯕꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯀꯃꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯃꯥꯡꯒꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕꯁꯤꯗ ꯂꯥꯛꯏꯕ ꯀꯃꯦꯟꯁꯦ ꯑꯉꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯊꯃꯣꯏꯒꯁꯦ ꯄꯨꯡꯅꯧ ꯅꯧꯊꯣꯛꯑꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯀꯥꯏꯅꯈꯤꯕ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦ ꯊꯃꯣꯏꯅꯨꯡꯗ ꯐꯨꯝꯃꯒ ꯑꯃꯠꯇ ꯂꯣꯏꯅ ꯐꯣꯡꯗꯣꯛꯅꯔꯦ ꯋꯥꯔꯤꯁꯤꯗ ꯑꯗꯣ ꯑꯗꯨꯒꯤ ꯀꯃꯦꯟꯁꯤꯡꯗꯣ ꯄꯥꯗ꯭ꯔꯤꯉꯩꯗ ꯀꯃꯦꯟ ꯑꯇꯩ ꯈꯤꯇꯪ ꯍꯥꯟꯅ ꯄꯥꯖꯔꯝꯒꯦꯕ ꯊꯝꯕꯤꯌꯨ ꯁꯤꯒꯤ ꯀꯃꯦꯟꯁꯤꯗ ꯑꯩ ꯗꯦꯗꯤꯀꯦꯠ ꯅꯣꯡꯃꯗ ꯏꯄꯤꯁꯣꯗ ꯂꯣꯏꯅꯃꯛ ꯌꯦꯡꯅꯤ ꯀꯩꯅꯣ ꯃꯥꯅ ꯊꯥꯔꯛꯈꯤꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦꯀꯣ ꯏꯄꯤꯁꯣꯗ ꯑꯩꯅ ꯁꯨꯝ ꯉꯝꯍꯧꯗꯕ ꯏꯄꯤꯁꯣꯗ 15 ꯑꯗꯥꯏꯗ ꯊꯥꯔꯛꯈꯤꯕꯅꯦꯕ ꯁꯤ ꯀꯃꯦꯟꯁꯦ ꯋꯥꯔꯧꯕꯤꯔꯣꯏ ꯊꯦꯡꯅ ꯂꯧꯈꯠꯂꯦ ꯅꯥꯔꯒꯁꯨ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯒ ꯏꯄꯤꯁꯣꯗ ꯂꯣꯏꯅꯃꯛꯁꯦ ꯄꯨꯂꯞ ꯍꯦꯛꯇ ꯑꯍꯤꯡ ꯇꯨꯝꯗꯒꯩ ꯃꯥꯁꯦ ꯌꯦꯡꯉꯦ ꯍꯥꯏꯌꯦꯕ ꯇꯥꯏꯌꯦꯅꯀꯣ ꯅꯣꯡꯃꯗ ꯏꯄꯤꯁꯣꯗ 15 ꯃꯨꯛꯇꯣ ꯃꯇꯝꯗꯨꯗꯤ ꯄꯨꯡ ꯑꯃꯈꯛ ꯂꯤꯕ 1 ꯃꯈꯥꯏꯈꯛ ꯂꯤꯕ ꯌꯥꯝ ꯁꯥꯡꯅꯁꯨ ꯂꯤꯔꯝꯗꯦꯗꯅ ꯑꯗꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤ나 ꯂꯣꯏꯅꯃꯛ ꯅꯣꯡꯃꯗ ꯇꯥꯕꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯅꯥꯎ ꯊꯥꯒꯠꯆꯩꯀꯣ ꯊꯧꯅꯥꯗꯣ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯃꯈꯛꯅ ꯏꯆꯦꯒꯤ ꯀꯥꯏꯝꯗꯥꯏꯁꯦ ꯇꯥꯔꯨꯕꯗꯒꯤ ꯏꯆꯥꯅꯨꯄꯤ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯔꯦ ꯏꯆꯥꯅꯨꯄꯤ ꯌꯨꯝ ꯄꯥꯟ ꯈꯪꯗ꯭ꯔꯗꯤ ꯏꯆꯦꯗ ꯇꯥꯏꯅꯒꯗꯕꯅꯤ ꯍꯥꯏꯀꯣ ꯑꯗꯣ ꯏꯅꯥꯎ ꯂꯥꯡꯅꯨ ꯑꯝꯇ ꯏꯅꯥꯎꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯊꯝꯕꯨ ꯊꯝꯒꯣ ꯅꯆꯦ ꯑꯩꯒꯤ ꯏꯆꯥꯐꯧꯗ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯑꯩꯗꯤ ꯀꯤꯔꯦ ꯍꯥꯏꯔꯦ ꯀꯤꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯁꯦ ꯍꯥꯏꯗꯤ ꯆꯦꯛꯁꯤꯟꯅꯕꯅꯤ ꯍꯥꯏꯕꯗꯤ ꯃꯤꯁꯦ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯑꯍꯥꯎꯕ ꯐꯖꯕꯗꯨꯗꯪ ꯎꯕ ꯌꯥꯗꯦꯗꯅꯀꯣ ꯑꯣꯖꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯛꯏꯁꯤꯁꯨ ꯍꯣꯠꯅꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯍꯥꯎꯕ ꯍꯥꯏꯁꯤꯁꯨ ꯐꯖꯅ ꯁꯦꯝ ꯁꯥꯕ ꯑꯃ ꯃꯊꯧ ꯇꯥꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯆꯨꯝꯃꯒꯗꯤ ꯌꯨꯝ ꯄꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦꯁ ꯁ꯭ꯇꯣꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯈꯣꯏ ꯄꯨꯊꯣꯛꯑ ꯂꯣꯏꯔꯦ ꯑꯗꯒꯤꯗꯤ ꯏꯅꯥꯎ ꯑꯃꯈꯛꯅ ꯍꯥꯏꯔꯦ ꯏꯄꯤꯁꯣꯗ 30 ꯐꯥꯎꯕꯁꯦ ꯂꯣꯏꯅ ꯀꯃꯦꯟ ꯄꯤꯕꯅꯤ ꯑꯩꯁꯦ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯖꯩ ꯑꯗꯨ ꯑꯃꯠꯇ ꯍꯦꯛ ꯄꯥꯊꯣꯛꯄꯤꯔꯛꯇꯦ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯖꯥꯠꯅꯣ ꯈꯪꯗꯦ ꯃꯇꯥꯡꯅꯗꯤ ꯉꯁꯤꯗꯤ ꯄꯥꯊꯣꯛꯆꯔꯦꯀꯣ ꯑꯩꯅꯁꯨ ꯀꯃꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯊꯥꯒꯠ ꯌꯥꯝ ꯌꯥꯎꯏ ꯑꯗꯨꯗꯤ ꯑꯩꯅ ꯂꯧꯈꯠꯆꯗ꯭ꯔꯕꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯊꯥꯒꯠꯂꯛꯄ ꯀꯃꯦꯟ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨ ꯄꯨꯂꯞꯇꯣ ꯑꯩꯉꯣꯟꯗ ꯊꯥꯒꯠꯄꯤꯔꯛꯄ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯊꯥꯒꯠꯄꯤꯔꯛꯄ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯁꯨꯞꯆꯜꯂꯒ ꯑꯩ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ
ꯑꯗꯨꯒ ꯏꯆꯦ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯈꯤꯕ ꯔꯦꯄꯤꯁ ꯃꯤꯍꯥꯠꯄ ꯌꯥꯎꯗꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯍꯥꯏꯀꯣ ꯑꯗꯣ ꯑꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯃꯅ ꯃꯩꯇꯩ ꯅꯨꯄꯤ ꯕꯣꯔꯥꯈꯥꯎꯗ ꯍꯥꯠꯂꯒ ꯕꯣꯔꯥꯈꯥꯎꯗ ꯍꯥꯜꯂꯒ ꯊꯝꯕꯀꯣ ꯃꯩꯇꯩ ꯃꯨꯁꯂꯤꯝ ꯅꯨꯄꯥꯅ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯊꯣꯛꯄ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗ ꯔꯦꯞ ꯇꯧꯕꯒꯤ ꯑꯃ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯈꯤꯕ ꯁꯤ ꯑꯅꯤꯁꯦ ꯁꯤꯕꯩ ꯗꯟꯗꯤꯗꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯠꯂꯒ ꯂꯩꯔꯤꯕ ꯃꯣꯏꯅ ꯍꯥꯏꯖꯔꯒ ꯀꯣꯔꯠꯇ ꯁꯥꯡꯗꯣꯛꯄꯗꯣ ꯂꯥꯏꯐ ꯏꯝꯄ꯭ꯔꯤꯖꯟꯃꯦꯟꯗꯤ ꯂꯩꯔꯝꯃꯅꯤ ꯂꯥꯎꯗꯤ ꯂꯥꯎꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏ ꯍꯥꯠꯄꯃꯛꯇꯤ ꯍꯧꯖꯤꯛꯐꯥꯎ ꯗꯟꯗꯤꯃꯛꯇꯨꯗꯤ ꯄꯤꯗ꯭ꯔꯤꯕ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯀꯩꯅꯣ ꯏꯆꯦ ꯀꯥꯟꯆꯤꯄꯨꯔꯗ ꯅꯅꯥꯎꯁꯦ ꯗꯨꯀꯥꯟ ꯐꯝꯃꯤ ꯑꯗꯣ ꯏꯆꯦꯒꯤ ꯑꯣꯐꯤꯁꯁꯦ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩ ꯍꯥꯏꯕꯁꯤꯗ ꯌꯥꯝ ꯍꯪꯉꯦ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕꯅꯤꯅ ꯈꯨꯝ ꯉꯝꯗ꯭ꯔꯦ ꯏꯆꯦꯅ ꯑꯝꯇ ꯂꯥꯎꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯑꯗꯣ ꯑꯩꯅꯕꯨꯗꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯩꯁꯦ ꯃꯤ ꯎꯅꯕꯗꯤ ꯌꯨꯝꯗ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯐꯝ ꯉꯝꯗꯕꯅꯤ나 ꯌꯨꯝꯗ ꯀꯣꯡꯕ ꯕꯖꯥꯔ ꯅꯣꯡꯊꯣꯡꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯩꯒꯤ ꯌꯨꯝꯗ ꯎꯅꯩ ꯍꯥꯏꯔꯦꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯅꯨꯡ ꯅꯥꯛ ꯌꯦꯠ ꯐꯝꯃꯤꯟꯅꯔꯒ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯃꯤꯟꯅꯕꯁꯦ ꯁꯤꯗꯤ ꯑꯣꯐꯤꯁꯇ ꯇꯧꯋꯦꯕ ꯑꯣꯐꯤꯁꯇꯨꯗꯤ ꯀꯥꯟꯆꯤꯄꯨꯔ ꯁ꯭ꯇꯦꯟꯗꯔꯠ ꯔꯣꯕꯥꯔꯠ ꯁ꯭ꯀꯨꯜ ꯍꯦꯛ ꯃꯅꯥꯛꯅꯦꯕ ꯑꯩꯈꯣꯏ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯁꯒꯣꯜ ꯊꯧꯕ ꯃꯨꯔꯇꯤ ꯑꯃ ꯆꯥꯎꯅ ꯈꯤꯟꯕꯁꯦ ꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯁꯤꯝꯄꯜ ꯔꯦꯁꯇꯨꯔꯦꯟꯠꯅ ꯌꯥꯝ ꯆꯥꯎꯅ ꯃꯊꯛꯇ ꯊꯥꯕꯅꯦ ꯑꯗꯨꯒꯤ ꯕꯤꯜꯗꯤꯡꯗꯨꯗꯅꯦꯕ ꯕꯤꯜꯗꯤꯡ ꯄꯨꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯗꯨꯒ ꯅꯨꯄꯥꯅ ꯑꯣꯠꯄ ꯑꯋꯥꯕꯁꯤꯗꯤ ꯑꯣꯠꯇꯕꯅꯗꯤ ꯈꯪꯉꯔꯣꯏ ꯅꯨꯡꯉꯥꯏꯅ ꯂꯨꯅ ꯇꯧꯕꯤꯕ ꯃꯤꯅꯗꯤ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯕꯤꯅꯤ ꯄꯦꯟꯗꯅ ꯀꯞꯄꯁꯨ ꯍꯦꯟꯃꯟꯈ꯭ꯔꯦ ꯀꯞꯁꯤꯟꯅꯩ ꯍꯥꯏꯕꯤꯅꯤ ꯉꯝꯅꯤꯅ ꯌꯨꯝ ꯄꯥꯜꯂꯛꯑꯒ ꯄꯥꯜꯂꯨ ꯍꯥꯏꯕꯤꯅꯤ ꯇꯨꯃꯤꯟꯅ ꯀꯞꯄꯒ ꯈꯥꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯀꯣ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯦ ꯑꯋꯣꯠ ꯑꯅꯩ ꯐꯪꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯁꯤꯅ ꯑꯣꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯊꯥꯔꯛꯄ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯃꯣꯏ ꯂꯧꯈꯠꯆꯒꯦꯕꯀꯣ ꯅꯦꯅꯦ ꯁꯨꯃꯥꯏꯅ ꯁꯤꯈꯛ ꯑꯃ ꯍꯪꯉꯛꯄꯅꯦ ꯁꯨꯃꯥꯏꯅ ꯅꯦꯅꯦ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯔꯤꯌꯦꯛꯁꯟ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯅꯦꯛꯁ ꯏꯄꯤꯁꯣꯗꯇ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕ ꯃꯥ ꯑꯩꯁꯦ ꯉꯍꯥꯟꯃꯨꯛ ꯑꯩꯅ ꯏꯆꯥ 3 ꯄꯣꯛꯄꯒꯤ ꯋꯥꯔꯤ ꯂꯤꯈꯤꯕꯗꯨꯒꯤꯅꯦꯕ ꯑꯗꯣ ꯍꯣꯏ ꯃꯦꯡꯉꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯤꯔꯣꯜꯂꯤꯉꯩꯗ ꯇꯧꯈꯤꯕ ꯊꯕꯛꯁꯦ ꯑꯉꯥꯡꯗ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯥꯏ ꯃꯃꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯁꯦꯜ ꯀꯩ ꯁꯥꯟꯅꯕ ꯀꯟꯅ ꯇꯧꯔꯤꯉꯩꯗ ꯄꯣꯛꯈꯤꯕ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯊꯧꯗꯥꯡ ꯃꯌꯥꯝ ꯑꯃꯅꯦ ꯑꯩꯒꯤ ꯌꯨꯝ ꯑꯃ ꯄꯥꯜꯂꯃꯤꯅ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯃꯆꯥ ꯇꯧꯔꯒ ꯒꯥꯔꯤ ꯂꯣꯟ ꯍꯨꯜꯂꯤ ꯌꯨꯝ ꯁꯥꯕꯗ ꯂꯣꯟ ꯂꯧꯔꯨꯕ ꯍꯨꯜꯂꯤ ꯃꯔꯨꯞ ꯊꯥꯡꯂꯨꯞ ꯌꯥꯎꯔꯤ ꯑꯗꯩ ꯏꯆꯥꯈꯩ ꯐ꯭ꯔꯤ ꯊꯤꯅꯕ ꯁ꯭ꯀꯨꯜ ꯇꯝꯅꯕ ꯆꯥꯅꯕ ꯁꯤꯒꯤ ꯃꯌꯥꯝ ꯑꯃ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯃꯆꯥ ꯀꯣꯏꯆꯦꯟ ꯆꯦꯟꯕꯁꯦ ꯁꯤꯒꯤ ꯍꯤꯁꯥꯞ ꯄꯨꯝꯅꯃꯛ ꯅꯧꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯥ ꯊꯥꯔ ꯁꯦꯝꯈꯛ ꯀꯥꯔꯤꯕꯁꯤꯗ ꯑꯩꯅ ꯂꯣꯏ ꯊꯣꯡꯒꯠꯄꯤꯔꯦ ꯃꯥꯅ ꯂꯣꯏꯅꯃꯛ ꯄꯩꯁꯥ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯕꯤꯖꯤꯅꯦꯁꯀꯤ ꯃꯌꯥꯝꯁꯦ ꯂꯣꯟ ꯍꯨꯟꯕꯒꯤ ꯃꯥꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯦꯕ ꯃꯥꯁꯦ ꯑꯗꯣ ꯑꯩꯅ ꯁꯥꯟꯅꯔꯤꯉꯩꯗ ꯃꯤꯔꯣꯜ ꯍꯧꯕ ꯏꯆꯥ ꯑꯣꯏꯕꯒꯤ ꯃꯉꯣꯟꯗ ꯏꯔꯥꯏ ꯂꯥꯏꯅ ꯊꯣꯛꯑꯦꯕꯀꯣ ꯑꯗꯩ ꯑꯅꯤꯁꯨꯕ ꯏꯆꯥ ꯅꯨꯄꯤꯁꯤꯅꯅꯦ ꯀꯟꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯇꯧꯔꯀꯥꯟꯗ ꯄꯣꯛꯄꯅꯤꯅꯅꯦ ꯃꯥꯗꯤ ꯑꯩꯅ ꯀꯦꯁ ꯆꯠꯄ ꯈꯣꯠꯄ ꯂꯣꯏ ꯄꯨꯔ ꯆꯠꯂꯦꯗꯅ ꯑꯗꯨꯅ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯄ ꯑꯗꯨꯝ ꯃꯕꯨꯛꯁꯦ ꯄꯤꯊꯛꯑꯒ ꯆꯍꯤ ꯑꯃꯒ ꯁꯨꯕ ꯁꯥꯏꯁꯦ ꯃꯕꯨꯛ ꯄꯤꯊꯛꯅ ꯄꯝꯃ ꯑꯗꯨꯝ ꯃꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯩꯅꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯧꯈ꯭ꯔꯕꯅꯤꯅ ꯃꯥꯁꯤꯅ ꯑꯃꯨꯛ ꯄꯤꯆꯠꯄꯤꯉꯩꯗ ꯁꯥꯟꯅꯕꯗꯅꯦ ꯑꯩꯈꯣꯏꯗ ꯂꯩꯕ ꯃꯤꯈꯩꯅ ꯍꯥꯏꯌꯦꯕ ꯏꯆꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯑꯉꯥꯡꯁꯦꯅ ꯄꯔꯕ ꯌꯦꯡꯉꯨꯕꯗꯗꯤ ꯑꯩꯈꯣꯏ ꯁꯥꯔꯤꯗꯧꯅ ꯃꯥꯅ ꯐꯤ ꯑꯃꯅ ꯁꯦꯠꯂꯒꯅꯦ ꯃꯥꯅ ꯁꯥꯟꯅꯔ ꯂꯩꯔꯝꯕꯁꯦ ꯀꯃꯥꯏꯅ ꯁꯥꯟꯅꯔꯝꯃꯦ ꯍꯥꯏꯕꯗꯅꯦ ꯅꯪꯒꯤꯅ ꯑꯉꯥꯡ ꯀꯌꯥ ꯅꯄꯥꯝꯗ ꯂꯩꯕꯅ ꯀꯌꯥꯝ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅꯅꯦ ꯑꯩꯅ ꯃꯤ ꯁꯥꯟꯅꯕꯗ ꯃꯤꯈꯩꯗꯨꯗ ꯍꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧ ꯂꯩꯔꯝꯃꯦꯕ ꯃꯥꯏ ꯃꯀꯣꯛꯇꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯍꯨꯝꯁꯨꯕ ꯍꯧꯖꯤꯛꯀꯤ ꯏꯆꯥꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕꯁꯦ ꯁꯤꯁꯨ ꯀꯥꯟꯗ ꯄꯣꯛꯈꯤꯕ ꯃꯤꯔꯣꯟꯈꯤꯕ ꯑꯣꯏꯕꯅꯤꯅꯅꯦ ꯃꯥꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩ ꯎꯅꯕ ꯂꯥꯛꯄ ꯃꯤꯁꯦ ꯃꯥꯁꯨ ꯆꯠꯄꯤꯉꯩꯗꯩ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯄꯨꯔꯦ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯥ ꯑꯗꯨꯝ ꯌꯥꯎꯔꯒ ꯁꯥꯟꯅꯔꯦ ꯇꯧꯔꯕꯅꯤꯅꯅꯦ ꯍꯧꯖꯤꯛ ꯑꯩ ꯎꯅꯕ ꯂꯥꯛꯄ ꯃꯥꯁꯤꯅ ꯑꯃꯨꯛ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯑꯃꯅꯤꯀꯣ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯨꯕꯁꯤꯅ ꯇꯧꯗꯕ ꯊꯕꯛ ꯑꯃꯃꯨꯛ ꯃꯥꯅ ꯇꯧꯔꯤꯕ ꯃꯤ ꯎꯅꯕ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯃꯥꯅꯒ꯭ꯔꯅꯦꯕ ꯃꯥꯅ ꯍꯥꯟꯅ ꯃꯤꯁꯦ ꯎꯅꯔꯝꯕꯅꯦꯕ ꯆꯍꯤ 4 ꯈꯛ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯅꯅꯦ ꯀꯩ ꯂꯝꯗꯩꯅꯣ ꯐꯝꯕꯤꯌꯣ ꯅꯠꯇ꯭ꯔꯒ ꯃꯤꯈꯩꯁꯦ ꯃꯥꯒ ꯍꯥꯟꯅ ꯋꯥꯔꯤ ꯁꯥ ꯂꯩꯈ꯭ꯔꯅꯦꯕ ꯀꯨꯝꯊꯔꯒ ꯑꯗꯣ ꯑꯩ ꯍꯦꯛ ꯎꯅꯕ ꯂꯥꯛꯄ ꯃꯤꯈꯩꯅꯅꯦ ꯍꯣꯏ ꯑꯉꯥꯡꯁꯤꯅ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯤꯉꯩ ꯑꯗꯩ ꯇꯨꯝꯈ꯭ꯔꯤꯉꯩꯒꯨꯝꯕ ꯑꯣꯏꯔꯝꯃꯗꯤ ꯎꯅꯗꯕ ꯌꯥꯎꯔꯝꯒꯅꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯥ ꯂꯩꯉꯩ ꯌꯨꯝꯗ ꯃꯥ ꯂꯩꯉꯩ ꯃꯇꯝꯗ ꯂꯥꯛꯄ ꯃꯤꯗꯤ ꯃꯥ ꯎꯗꯅ ꯆꯠꯈꯤꯕ ꯃꯤꯗꯤ ꯑꯝꯇ ꯌꯥꯎꯔꯝꯃꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯏꯆꯥꯈꯩꯒꯤ ꯔꯤꯌꯦꯛꯁꯟꯁꯦ ꯑꯗꯨꯒ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯊꯃꯣꯏꯗ ꯆꯨꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯆꯨ ꯀꯔꯝꯅꯗꯤ ꯀꯥꯎꯒꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯊꯃꯣꯏꯒꯤ ꯋꯥꯅꯤ ꯃꯄꯥꯟ ꯊꯣꯛꯅ ꯐꯣꯡꯗꯣꯛꯂꯨꯕꯁꯨ ꯌꯥꯕꯗꯤ ꯅꯠꯇꯦ ꯃꯇꯝ ꯍꯦꯟꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯃꯩꯇꯥꯟꯅ ꯋꯥꯏꯈꯩꯗ꯭ꯔꯤ ꯐꯥꯎ ꯊꯃꯣꯏꯗ ꯊꯝꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯏꯆꯦ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤ ꯃꯊꯪꯒꯤ ꯏꯅꯥꯎꯁꯦ ꯑꯩꯒꯤꯁꯨ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯪꯗꯕꯅ ꯑꯃꯅ ꯑꯃꯕꯨꯗꯤ ꯂꯥꯟꯅ ꯑꯗꯨꯝ ꯂꯧꯅꯗꯨꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯦ ꯀꯥꯎꯕꯗꯤ ꯉꯝꯗꯦ ꯂꯥꯟꯅ ꯈꯟꯅꯈꯤꯕ ꯑꯣꯏꯗꯣꯏꯅꯦꯕ ꯈꯣꯡꯊꯥꯡ ꯑꯃꯗꯩ ꯁꯤꯁꯦ ꯑꯗꯩꯗꯤ ꯑꯃ
ꯃꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯇꯥꯔꯒ ꯄꯦꯟꯊꯣꯛꯏꯕꯅꯤ ꯍꯥꯏꯔꯨꯕꯗꯤ ꯌꯥꯗ ꯑꯗꯩ ꯅꯨꯡꯁꯤꯗꯕꯗꯤ ꯉꯝꯗꯕ ꯅꯤꯡꯁꯤꯡꯗꯕꯁꯨ ꯉꯝꯗꯕ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯔꯦ ꯍꯥꯏꯀꯣ ꯅꯨꯡꯁꯤꯕꯗꯨꯅ ꯆꯨꯕꯒꯤ ꯍꯣꯏ ꯑꯗꯩ ꯏꯅꯥꯎ ꯑꯃꯅ ꯑꯃꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯁꯦ ꯀꯥꯎꯕꯗꯤ ꯉꯝꯗꯤ ꯉꯝꯗꯕ ꯖꯥꯠꯅꯤ ꯏꯆꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯃꯕꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯏ ꯑꯗꯩ ꯀꯅꯥꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯨꯒꯤ ꯅꯨꯄꯤꯗꯨꯅꯦꯕ ꯃꯕꯨꯛꯆꯦꯜ ꯆꯥꯎꯋꯦ ꯍꯥꯏꯁꯦ ꯃꯥꯅꯀꯣ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯔꯗꯤꯅꯦ ꯑꯩꯈꯣꯏ ꯃꯊ꯭ꯋꯥꯏ ꯆꯥꯛꯇꯅ ꯇꯥꯕꯤꯔꯣꯏ ꯍꯥꯏꯕ ꯃꯍꯥꯏꯁꯦ ꯅꯨꯄꯤꯗꯨꯗꯤ ꯂꯣꯏ ꯇꯥꯕꯤꯈꯤꯗꯅ ꯑꯗꯩ ꯑꯃꯅ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯗꯤ ꯁꯤꯗ꯭ꯔꯤꯐꯥꯎ ꯀꯥꯎꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯃꯪꯗꯒ ꯑꯗꯨꯝ ꯎꯏꯗ ꯑꯗꯩ ꯑꯃꯅ ꯏꯆꯦꯃ ꯊꯃꯣꯏ ꯀꯥꯏꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯩꯕ ꯖꯥꯠꯅꯤ ꯑꯩꯒꯤꯁꯨ ꯉꯁꯤꯐꯥꯎ ꯅꯤꯡꯁꯤꯡꯉꯤ ꯂꯩꯀꯥꯏ ꯃꯁꯦꯟꯅꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯖꯕꯅꯤ ꯏꯕꯥꯅꯤꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯩꯅꯣ ꯑꯃꯅ नुपा ꯑꯃꯅ ꯐꯥꯕꯤꯔꯦꯀꯣ ꯑꯩꯗꯤ ꯌꯥꯝ ꯄꯦꯟꯖꯗꯦ ꯑꯗꯣ ꯀꯩꯅꯣ ꯑꯩꯕꯨꯗꯤ ꯌꯨꯝ ꯄꯥꯜꯂꯦ ꯄꯥꯝꯗꯁꯨ ꯅꯝꯗꯅ ꯐꯥꯔ ꯆꯦꯜꯂꯃꯤꯅ ꯌꯨꯝ ꯄꯥꯜꯂꯦ ꯑꯗꯣ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯗꯨꯗꯤ ꯍꯧꯖꯤꯛꯐꯥꯎ ꯂꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏꯅ ꯆꯞ ꯆꯥꯅ ꯂꯦꯞꯈ꯭ꯔꯦ ꯏꯄꯥꯝꯗ ꯑꯗꯨꯝ ꯆꯠꯄꯗ ꯂꯩꯀꯥꯏ ꯃꯁꯦꯟꯅ ꯊꯦꯡꯅꯩ ꯑꯗꯣ ꯏꯆꯦꯃꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯨꯃꯥꯏꯅ ꯀꯥꯏꯅꯈ꯭ꯔꯁꯨ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕꯤꯒꯅꯨ ꯌꯨꯝ ꯄꯥꯟꯕꯤꯌꯨꯅ ꯏꯆꯦꯃꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏ ꯑꯁꯦꯡꯕ ꯌꯨꯝ ꯄꯥꯟꯁꯤꯀꯣ ꯃꯥꯅꯦ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯊꯨꯡꯅꯕ ꯉꯥꯛꯇꯅꯁꯨ ꯅꯨꯡꯁꯤꯕ ꯑꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯕꯥꯜꯂꯣꯟ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯕꯅꯤꯅ ꯑꯃ ꯄꯣꯛꯂꯕꯅ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯉꯥꯛꯇ ꯊꯨꯡꯕ ꯍꯥꯏꯕꯁꯤꯗꯤ ꯀꯊꯥꯖꯤꯠ ꯑꯣꯏꯗꯅꯀꯣ ꯑꯗꯨꯒ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛꯇꯤ ꯀꯥꯎꯕ ꯉꯝꯗꯕꯅꯤ ꯆꯠꯃꯤꯟꯅꯈꯤꯕ ꯂꯝꯕꯤ ꯐꯥꯎꯕ ꯍꯧꯖꯤꯛꯁꯨ ꯆꯠꯄ ꯃꯇꯝꯗ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯐꯥꯎꯏ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯏꯆꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯌꯦ ꯑꯍꯥꯟꯕꯩ ꯋꯥꯔꯤ ꯅꯨꯡꯁꯤꯅ ꯑꯣꯏꯔꯔꯣꯏꯗꯕ ꯀꯣ ꯀꯥꯏꯅꯈꯤꯕ ꯆꯥꯛꯄ ꯏꯁꯥꯃꯛꯇ ꯐꯥꯎꯈꯤꯕꯅꯤ나 ꯃꯩꯆꯥꯛꯁꯦ ꯐꯥꯎꯖꯩ ꯏꯁꯥꯃꯛꯇꯁꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯦ ꯑꯗꯣ ꯅꯤꯡꯁꯤꯡꯕꯁꯤꯅ ꯃꯩꯆꯥꯛ ꯍꯦꯟꯅ ꯍꯥꯞꯍꯜꯂꯦ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎ ꯀꯩꯅꯣ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒ ꯂꯥꯛꯆꯔꯤꯕꯅꯤ ꯍꯥꯏꯕꯀꯣ ꯑꯗꯩ ꯑꯃꯅ ꯏꯆꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯁꯦ ꯀꯥꯎꯕꯗꯤ ꯁꯨꯡꯉꯝ ꯉꯝꯗꯦꯀꯣ ꯀꯨꯏꯅ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯛꯄ ꯅꯨꯄꯥꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯈꯤꯕ ꯄꯥꯎ ꯇꯣꯏꯅ ꯐꯥꯎꯅꯔꯛꯇꯕ ꯆꯍꯤ ꯑꯃꯗ ꯑꯃꯨꯛ ꯑꯅꯤꯈꯛ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯎꯅꯕ ꯐꯪꯕ ꯑꯗꯩꯗꯤ ꯑꯃꯨꯛꯁꯨ ꯆꯪꯈꯤꯕ ꯑꯩꯅ ꯋꯥꯅ ꯉꯥꯏꯖꯍꯧꯕ ꯃꯥꯕꯨ ꯋꯥꯔꯧꯕꯒꯤ ꯃꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯛꯅꯒꯦꯅ ꯊꯣꯛꯇꯅ ꯂꯩꯔꯨꯕ ꯑꯗꯣ ꯃꯥꯅ ꯏꯀꯥꯏꯅ ꯍꯟꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯋꯥꯔꯧꯔꯝꯒꯗꯕ ꯁꯥꯎꯔꯝꯒꯗꯕꯗꯣ ꯀꯌꯥ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯕꯅꯣ ꯋꯥꯔꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯏꯆꯦ ꯉꯁꯤꯐꯥꯎ ꯃꯥꯡꯗ ꯎꯠꯇ꯭ꯔꯦ ꯅꯣꯡ ꯐꯥꯗꯣꯛ ꯎꯕꯗ ꯑꯩꯉꯣꯟꯗ ꯁꯥꯎꯔꯒ ꯑꯗꯨꯝ ꯌꯦꯡꯉꯝꯃꯤ ꯑꯗꯣ ꯃꯇꯝꯗꯨ ꯁꯣꯏꯅꯈꯤꯕ ꯋꯥꯔꯧꯅꯈꯤꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯁꯦꯡꯗꯣꯛꯅꯅꯤꯡꯉꯤ ꯑꯗꯨꯕꯨ ꯀꯩꯅꯣ ꯁꯦꯡꯗꯣꯛꯄꯗꯤ ꯐꯪꯗ꯭ꯔꯦ ꯉꯁꯤꯐꯥꯎ ꯍꯥꯏ ꯑꯗꯣ ꯋꯥꯔꯧꯅꯒꯅꯣ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯅꯕꯤꯌꯨ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯍꯟꯖꯟꯅꯕꯤꯌꯨ ꯑꯗꯩ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯗꯩ ꯏꯅꯥꯎ ꯅꯨꯄꯤ ꯑꯃꯈꯛꯅ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯀꯣ ꯉꯁꯤꯗꯤ ꯏꯆꯦꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯍꯪꯖꯒꯦ ꯑꯗꯨꯉꯩꯒꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯪꯉꯣꯟꯗ ꯀꯔꯝ ꯂꯦꯜꯂꯤꯒꯦ ꯍꯥꯏꯀꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯪꯉꯦ ꯑꯝꯇ ꯈꯨꯝꯕꯤꯒꯣꯀꯣ ꯀꯔꯝ ꯂꯦꯜꯂꯤꯒꯦ ꯍꯥꯏꯗꯣ ꯑꯗꯩ ꯑꯃꯅ ꯑꯩꯒꯤꯁꯨ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯃꯥꯒꯤꯁꯨ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯅꯦ ꯃꯥꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯑꯩꯁꯨ ꯃꯉꯣꯟꯗ ꯂꯩꯒꯦ ꯈꯟꯅ ꯅꯨꯡꯁꯤꯈꯤꯕꯅꯦ ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗ ꯃꯥꯅ ꯍꯦꯟꯅ ꯋꯥꯕꯤꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯟꯊꯕ ꯃꯤꯀꯨꯞꯇ ꯃꯥꯅ ꯑꯩꯒꯤ ꯆꯩꯁꯨ ꯑꯣꯏꯕꯤꯈꯤꯕꯅꯦ ꯍꯧꯖꯤꯛꯇꯤ ꯈꯨꯗꯤꯡꯃꯛ ꯀꯔꯤꯃꯠꯇ ꯃꯔꯤ ꯊꯣꯛꯅꯗꯕꯒꯨꯝ ꯂꯥꯞꯅꯈ꯭ꯔꯦ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯩꯗꯤ ꯊꯃꯣꯏꯁꯤꯗ ꯃꯨꯠꯄ ꯅꯥꯏꯗꯅ ꯅꯤꯡꯁꯤꯡꯉꯒ ꯂꯩꯍꯧꯔꯦ ꯀꯣꯛꯇꯒꯤ ꯈꯣꯡ ꯐꯥꯎꯕ ꯇꯨ ꯆꯨꯡꯉꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯆꯨꯝꯃꯤ ꯏꯅꯥꯎ ꯑꯃꯈꯛꯅ ꯆꯨꯝꯃꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯒꯤ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯂꯤꯅꯤꯡꯉꯤ ꯑꯐꯕ ꯉꯥꯛꯇꯁꯨ ꯑꯣꯏ ꯁꯥꯎꯅꯤꯡꯈꯤꯕ ꯀꯌꯥꯗꯨ ꯂꯣꯏꯅ ꯀꯥꯎꯏ ꯅꯨꯡꯁꯤꯅꯈꯤꯕ ꯉꯥꯛꯇ ꯅꯤꯡꯁꯤꯡꯉꯤ ꯅꯨꯡꯁꯤꯃꯜꯂꯁꯨ ꯀꯥꯏꯅꯩ ꯍꯥꯏꯗꯨꯅꯤ ꯊꯃꯣꯏ ꯑꯅꯤꯅꯕꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯅꯔꯁꯨ ꯃꯤꯅ ꯑꯩꯈꯣꯏ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯑꯗꯨꯝ ꯀꯥꯏꯅꯍꯟꯈꯤ ꯍꯥꯏꯕꯀꯣ ꯑꯗꯩ ꯑꯃꯅ ꯏꯅꯥꯎ ꯑꯃꯅ ꯆꯨꯝꯃꯤ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯌꯦꯡ ꯌꯥꯝ ꯌꯥꯝꯃꯤ ꯍꯥꯏꯕꯗꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯀꯥꯁꯤꯗ ꯊꯦꯡꯅꯕ ꯑꯋꯥꯕꯁꯤꯗꯤ ꯏꯁꯥꯗ ꯊꯣꯛꯂꯕ ꯀꯥꯟꯗ ꯈꯪꯕꯅꯦ ꯀꯌꯥ ꯋꯥꯏ ꯍꯥꯏꯕꯗꯣ ꯁꯤꯒꯦ ꯈꯜꯂꯁꯨ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥ ꯏꯄꯥꯒꯤ ꯈꯜꯂꯒ ꯁꯤꯕ ꯉꯝꯗꯦ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯃꯣꯏ ꯃꯁꯤꯒꯤ ꯆꯩꯅꯥꯗꯤ ꯃꯈꯜ ꯃꯈꯜꯒꯤ ꯆꯥꯡꯌꯦꯡꯅꯤ
ꯊꯦꯡꯅꯍꯜꯂꯤꯕ ꯅꯣꯡꯃ ꯎꯗꯕꯗ ꯂꯩꯕ ꯉꯝꯗꯕ ꯃꯍꯥꯛ ngahak wari sanadabada kaidawromgadage khanbada nungaitaba amuksu thina chainagani ngangnagani adubu karisu ngangnakidaba amagum hanagum amuk nungsinani aduk nungsinana leiramba mayamdo sukta thajadaba khoi oithoklaroidaba maongda sena khainakre isegi handaki episode kaungamdraba nungsiba taroga aigi su hokraba wari singdo amu ningsing hale adubu taibangi sanabina aina pamba maongdo khak adumak phanglabadi nungsibagi value leiramdaba yai haibako aduga mana naw mana wari di yam nungsiye aigisu yam nungsiba punsigi kauraroidaba nungsi wari leida ningsingba mikupta mitagi pi takidaba yaude adai wari se taroga aisu ningsingla I pi thakiba khangaude haiko adai naw mana miyoibagi punsina nongmadi taibangse thadokini aduna oh isijina inauzina haide ise sumai rakpane adubu isi ase mang khiba pamui omor yam oihanningi haibako adai inaw ma khangna mong sumai haire ise aigi punsi se ise da oina pitoga aina sigraba aduga ise da oina si haudraba punsi sanganba yaradi ise da oina kathokchage aigi punsi jai ko ado yam nungsiye inaw jingina sumaina ne aina laiba phangaroidaba paisana ko aina tawjaruba thabakta yamna appreciate tawbiba nungsibiba aibo omorgo heningba sigadaba pamuba misak ohenbi oininganba dai masagi punsi dubo aingoda katpa yaradi gaina haibiba yam nungsi ai yam piele wafam ngaktani aduga kaungamdraba nungsibagi mami se tabada hena taning halli nupa sigi matause tabada aigi kaungamdraba mahakto oira jatla khalui wari di khara khenarame asengbani ise thamoi sengna nungsigi base kawba ngamde ko yum pa ma leire puroibana luna tawi adubu wakhal da din singlakanu yade hojikse aigi puroiba mina kinaba naba manaraga leire thanda khanjai masibu aina aranba tawrubagi haidi aigi puroiba aigi dama suk yamna lepira sifau aina haugraba aigi nungsiba do kawba ngamdana leibase sigi damakta isorna dandi piribra haina su khalle haibako adumaina khanbadi khanbala angani kai haidoi naibong khangdoi haibadi aina tawrubaduna isada realize tawriduna aina soiruba haise ojapa aigi wakhalonda aina tawrubase khangna soihenba haidimadi phatte khangdana soirubaduna aina khanjaraba matungda aigi du price ni aigi du ni haina khandokpasidi langadra haina thamjani ado ma inauji je so mana nungsibaje loi kawde thamoida suro le hawi haudiba kainagi bajena comment ma'am pina raisine ba ado mana haugiba nungsibaduga amuk wari sanaruba mari thamnaruba nungsinaruba natte thamoida suro leijabane aduga di mari leina roi tangkak sinna ko puroiba na ba ma'am yawi punsi ten gibasu ma'am yawi ado inauna aduga di khanjan biruno ba ya adumai khanbadi lan aduga mana nungsibagi chang onaba kulai leite adubu chaning sang hawi nungsiba masak phajai asi haijaningi hai yam chumbani mana asengba nungsiba phangba misaktu laibak phabani isegi wahai se magun yam lai asengba nungsibadi amuk khak lakani punsida mahakto lakpa matamda khak mirai biganu hai kho daina oma khangna kaungomdraba nungsiba wari sina punsigi kauraba asengba nungsiba ngasi sunauna naning singali adubu aisu ngasidi isagi mama oidore mahakpu su punsi sangna nungai na leiba oisanu tungi ise ibung ipa singi mafamdadi kaungamdraba nungsiba haibado leitanaba loinamak panthung yaubo oibiyu ko hai ko yam nungsi yamna afabago ada ise ahan bai wari se ai tabada yam nungsi ai gisu wari ama yam ningsing hale yam kapninge hojipudi isa nupi nupa poktona leire adubu amumu ningsingi nungsiba haibase yade hekta khalaki ningsinglaki hai ko daina oma khaknamu yam nungsiba wahai ama yawi nungsikiba migi wari adum liningi haibado yam summe haiko pi tage tawena ada ama khangna maire yam summe ise thalep pingai matamda saga dabani haibado se laitradi ise saba phangde ko aduga kaino se saba phangdaba mi khaktana khangi puktana saningba sabasu yadaba saningai su muk paisa laitaba aduna seng ngauraga sini yalaga sagibado ningsangi nupana yengbiraktaba sigi nungaitaba sidi punsigi kauroi aina isa pokpada inakta pho amuk phok changbirakte aina muktadi kaubiyu haidana mingonda kauhalli
ꯑꯁꯤꯒꯨꯝꯕꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯀꯥꯎꯔꯔꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯅꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩ ꯐꯠꯇꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯦꯟꯅ ꯈꯟꯖꯜꯂꯒꯗꯤ ꯏꯁꯥꯗ ꯑꯋꯥꯕ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯃꯥꯡꯉꯛꯄꯒꯤ ꯀꯩꯅꯣ ꯋꯥꯈꯜꯂꯣꯟ ꯂꯥꯛꯄꯅꯤꯅ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯑꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯐꯕ ꯉꯥꯛꯇ ꯄꯨꯊꯣꯛꯑꯒ ꯍꯤꯡꯕꯅ ꯍꯦꯟꯅ ꯑꯩꯈꯣꯏꯁꯦ ꯑꯥꯔꯊ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯀꯃꯦꯟꯁꯤꯅ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯑꯍꯥꯟꯕ ꯏꯆꯥ ꯄꯣꯛꯄꯗ ꯑꯣꯇꯤ ꯂꯣꯏꯔꯒ ꯅꯥꯕꯗꯣ ꯌꯥꯝ ꯀꯞꯄꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯅ ꯀꯞꯄꯤꯉꯩꯗ ꯆꯪꯉꯛꯏ ꯑꯩꯅ ꯁꯤꯅ ꯂꯣꯏꯔꯦ ꯑꯃꯨꯛꯅ ꯄꯣꯛꯄ ꯀꯞꯄꯤ ꯑꯗꯨꯕꯨ ꯏꯆꯦ ꯑꯅꯤ ꯁꯨꯔꯦ ꯅꯨꯄꯥ ꯉꯥꯛꯇ ꯊꯥ 6 ꯀꯔꯤꯝ ꯆꯥꯕ ꯌꯥꯈꯤꯗꯦ ꯆꯥꯛꯃꯧꯗꯅ ꯌꯥꯝ ꯋꯥꯈꯤ ꯍꯤꯡꯅꯤ ꯊꯥꯖꯈꯤꯗꯦ ꯍꯥꯏꯕ ꯑꯁꯦꯡꯕꯒꯤ ꯑꯩꯁꯨꯅꯦ ꯏꯆꯥ ꯄꯣꯛꯄꯁꯦ ꯑꯩ ꯀꯤꯗꯅ ꯐꯅ ꯀꯨꯏꯅ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡ ꯑꯩꯁꯨ ꯏꯆꯥ ꯌꯥꯎꯗꯦꯕꯀꯣ ꯑꯗꯩ ꯑꯍꯥꯟꯕ ꯄꯣꯛꯏꯗꯨꯅ ꯑꯁ ꯑꯩ ꯂꯣꯏꯔꯦ ꯑꯩ ꯉꯝꯃꯣꯏ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯒ ꯄꯣꯛ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯩꯁꯨ 3 ꯁꯨꯗꯣꯛꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯉꯥꯛꯇꯅꯦꯕ ꯅꯨꯄꯤꯈꯩꯁꯦ ꯑꯍꯥꯟꯕ ꯄꯣꯛꯄꯗ ꯀꯤꯗꯅꯀꯣ ꯀꯤꯌꯦꯅ ꯑꯗꯨꯒ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯎꯔꯀꯥꯟꯗꯗꯤ ꯅꯨꯄꯤꯅ ꯍꯥꯟꯅ ꯄꯣꯛꯑꯒꯅ ꯅꯨꯄꯥ ꯑꯃꯨꯛ ꯄꯣꯛꯅꯤꯡꯉꯅꯤ ꯅꯨꯄꯥꯅ ꯍꯥꯟꯅ ꯄꯣꯛꯅꯤꯡꯉꯒꯅ ꯑꯁ ꯅꯨꯄꯤ ꯑꯃꯇꯪꯒ ꯃꯆꯤꯟ ꯃꯅꯥꯎ ꯃꯊꯟꯇꯁꯨ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯧꯅꯥꯁꯦ ꯏꯆꯥ ꯅꯨꯡꯁꯤꯕꯗꯨꯅꯅꯦ ꯑꯅꯥꯕ ꯆꯩꯅꯥꯗꯣ ꯀꯥꯎꯔꯤꯅꯦꯕ ꯏꯆꯦ ꯀꯨꯆꯨꯒꯤ ꯋꯥꯐꯝꯁꯦ ꯃꯤꯁꯦ ꯃꯨꯔꯗꯤ ꯐꯖꯗꯦ ꯍꯥꯏꯗꯣꯏꯔꯥ ꯀꯨꯆු ꯑꯉꯧꯕꯅ ꯐꯖꯕꯅꯦ ꯈꯟꯗꯣꯏꯔꯥ ꯀꯨꯆꯨꯗ ꯈꯦꯠꯅꯕ ꯊꯝꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯐꯔꯛꯀꯅꯤ ꯀꯨꯆꯨꯗꯒꯤꯁꯨ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯃꯨꯕ ꯃꯤꯕꯨ ꯍꯟꯊꯅ ꯎꯕꯁꯦ ꯎꯍꯟꯕꯤꯒꯅꯨ ꯍꯥꯏ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯨꯏꯌꯦꯕꯀꯣ ꯀꯨꯆꯨ ꯃꯨꯕ ꯍꯟꯊꯅ ꯌꯦꯡꯕ ꯅꯠꯆꯗꯦ ꯑꯩꯈꯣꯏ ꯀꯨꯆꯨ ꯃꯨꯔꯒ ꯔꯥꯁꯤ ꯂꯩꯕ ꯌꯥꯝ ꯐꯖꯕꯁꯨ ꯂꯩ ꯑꯗꯩ ꯀꯨꯆꯨ ꯉꯧꯔꯒ ꯔꯥꯁꯤ ꯌꯥꯎꯗꯕꯁꯨ ꯂꯩ ꯑꯗꯣ ꯀꯨꯆꯨꯅ ꯅꯠꯇꯦ ꯁꯤꯗꯤ ꯑꯗꯨꯒ ꯁꯨꯝ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯝ ꯁꯦꯠꯄꯗ ꯀꯨꯆꯨ ꯄꯥꯟꯕꯗꯣ ꯏꯆꯥ ꯍꯥꯏꯁꯤꯗꯤ ꯐꯖꯍꯟꯅꯤꯡꯉꯤꯗꯅ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯖꯕꯅꯤ ꯅꯆꯦꯅ ꯆꯨꯝꯃꯦ ꯀꯨꯆꯨꯗꯒꯤ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯊꯣꯛꯏ ꯃꯄꯥꯟ ꯂꯝꯗꯁꯨ ꯑꯉꯧꯕ ꯖꯥꯇꯤ ꯑꯃꯨꯕ ꯖꯥꯇꯤ ꯈꯥꯏꯗꯣꯛꯅꯗꯅ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯅ ꯀꯌా ꯑꯃ ꯊꯣꯛꯏꯅꯦ ꯑꯗꯩ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯃꯧ ꯊꯤꯔꯛꯄꯗ ꯃꯅꯦ ꯃꯀꯨꯅ ꯀꯨꯆꯨ ꯉꯧꯕ ꯀꯨꯆꯨ ꯄꯥꯟꯕ ꯄꯥꯝꯃꯤꯒ ꯍꯥꯏꯔꯒ ꯀꯨꯆꯨ ꯉꯧꯕ ꯃꯧꯅ ꯍꯦꯟꯅ ꯃꯣꯏꯅ ꯄꯥꯝꯖꯕ ꯂꯨꯅ ꯇꯧꯕ ꯑꯗꯩ ꯈꯤꯇꯪ ꯃꯁꯛ ꯋꯥꯠꯄ ꯑꯗꯨꯅ ꯍꯦꯛ ꯃꯁꯛ ꯐꯖꯗꯦ ꯀꯥꯟꯅ ꯄꯥꯝꯗꯕ ꯏꯔꯣꯜꯂꯁꯨ ꯃꯨꯕ ꯃꯤꯅ ꯏꯔꯣꯜꯁꯨ ꯍꯥꯎꯗꯧ ꯃꯥꯟꯗꯦꯒ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯑꯃꯃꯨꯛ ꯂꯩꯔꯤꯅꯦꯕꯀꯣ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯍꯣꯏ ꯏꯅꯥꯎ ꯑꯗꯨꯒꯤ ꯀꯩꯝꯇ ꯅꯠꯆꯗꯦ ꯍꯟꯊꯅ ꯌꯦꯡꯕ ꯅꯠꯇꯦ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯑꯗꯨꯝ ꯁꯛ ꯀꯩꯅꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯨꯔꯁꯨ ꯃꯁꯥꯕꯨ ꯅꯥꯜꯂꯗꯤ ꯔꯥꯁꯤꯕꯨ ꯂꯩꯔꯗꯤ ꯐꯖꯔꯦ ꯉꯧꯔꯁꯨ ꯉꯧꯔꯁꯨ ꯔꯥꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯇꯅꯥꯟꯗ꯭ꯔꯗꯤ ꯐꯖꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯏꯆꯦꯁꯤꯕꯨ ꯀ꯭ꯂꯥꯁ 10, 12ꯇ ꯀꯃꯥꯏꯅ ꯄꯣꯖꯤꯁꯟ ꯂꯦꯞꯈꯤꯗ꯭ꯔꯤꯅꯣ ꯏꯆꯦꯒꯤ ꯕ꯭ꯔꯦꯟꯁꯤꯗ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯂꯥꯏꯔꯤꯛ ꯍꯣꯠꯅꯍꯧꯗ꯭ꯔꯦ ꯑꯗꯣ ꯈꯤꯇꯪ ꯄꯦꯔꯦꯟꯁ ꯈꯤꯇꯪ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯂꯤꯡꯕ ꯂꯥꯏꯔꯤꯛꯇ ꯍꯣꯏ ꯂꯥꯏꯔꯤꯛꯇ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕ ꯄꯦꯔꯦꯟꯁꯅꯒ ꯇꯧꯕꯤꯔꯝꯃꯒꯗꯤ ꯑꯩꯁꯨ ꯑꯗꯨ ꯈꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯐꯤ ꯁꯥꯕ ꯍꯤꯡꯒꯣꯜ ꯁꯨꯕ ꯂꯧꯒꯨꯝꯕ ꯁꯦꯟ ꯇꯥꯟꯕ ꯑꯗꯣꯝꯗ ꯈꯤꯇꯪ ꯏꯅꯥꯎ ꯇꯪꯈꯥꯏ ꯑꯃ ꯆꯠꯈ꯭ꯔꯦ ꯑꯗꯨꯗ ꯉꯝꯍꯧꯗ꯭ꯔꯦ ꯕ꯭ꯔꯦꯟ ꯐꯅꯌꯥꯝ ꯐꯔꯁꯨ ꯑꯗꯨꯏꯁꯨ ꯍꯧꯖꯤꯛ ꯏꯁꯥꯅ ꯉꯝꯕ ꯏꯁꯥꯅ ꯊꯧꯅꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯃꯗꯤ ꯐꯨꯗꯣꯛꯏꯗꯅꯀꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯃꯅ ꯏꯆꯦ ꯑꯉꯥꯡ ꯄꯣꯛꯑꯀꯥꯟꯗ ꯀꯨꯆꯨ ꯉꯧꯅꯕ ꯄꯥꯎꯗꯔ ꯃꯊꯩ ꯍꯥꯏꯕꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏ ꯑꯗꯨꯗꯣ ꯏꯁꯥꯅ ꯌꯦꯡꯉꯤꯕ ꯗꯣꯛꯇꯔꯁꯤꯡꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯃꯣꯏꯅ ꯑꯗꯨꯝ ꯏꯕꯅꯦ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯀꯩꯅꯣꯅ ꯏꯈꯤꯕ ꯃꯦꯗꯥꯝ ꯃꯙꯨꯔꯤꯅ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯒꯤꯗ ꯑꯗꯣ ꯑꯩꯅ ꯂꯣꯏꯅ ꯆꯥꯍꯧꯗꯕꯅꯦꯕ ꯑꯗꯩ ꯑꯀꯣꯟꯕ ꯏꯆꯥꯅꯨꯄꯥ ꯄꯣꯛꯄ ꯗꯥꯛꯇꯔ ꯒꯤꯔꯤꯟꯗ꯭ꯔ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕꯁꯦ ꯁꯤꯒꯤꯗ ꯌꯦꯡꯉꯦ ꯄꯣꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯗ ꯄꯨꯏꯕ ꯃꯥꯁꯦ ꯃꯥꯏꯄꯥꯛꯄꯤꯗ ꯄꯣꯛꯑꯦꯕ ꯑꯗꯣ ꯁꯥꯔ ꯒꯤꯔꯤꯟꯗ꯭ꯔꯅ ꯑꯗꯨꯝ ꯑꯗꯨ ꯄꯥꯎꯗꯔꯗꯣ ꯑꯗꯨꯝ ꯏꯕꯅꯦ ꯗꯣꯛꯇꯔꯁꯤꯡꯗꯨꯗ ꯑꯗꯨꯝ ꯍꯪꯕꯤꯌꯣꯕ ꯑꯗꯩ ꯏꯆꯦꯒꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯍꯣꯝꯗꯨ ꯁꯥꯕ ꯍꯧꯕꯤꯔꯕ꯭ꯔꯥ ꯀꯔꯝ ꯀꯥꯟꯗ ꯍꯧꯕꯤꯗꯣꯏꯅꯣ ꯍꯥꯏꯀꯣ ꯃꯄꯣꯠ ꯃꯆꯩ ꯂꯧꯕ ꯍꯧꯔꯦ ꯑꯩꯈꯣই ꯃꯦꯔꯥ ꯄꯥꯡꯈꯠꯂꯛꯄꯗ ꯁꯣꯏꯗꯅ ꯍꯧꯔꯅꯤ ꯑꯗꯩ ꯑꯃꯅ ꯀꯞꯅꯤꯡꯉꯦ ꯌꯥꯝꯅ ꯉꯁꯤꯗꯤ ꯅꯨꯄꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯤꯀꯥꯟꯗ ꯑꯩꯁꯦ ꯁꯨꯈꯪ ꯍꯦꯛ ꯈꯪꯅꯗꯕ ꯅꯨꯄꯥ ꯑꯃꯅ ꯐꯥꯕꯤꯔꯦ ꯅꯨꯡꯁꯤꯗ ꯄꯥꯝꯗ ꯀꯩꯅꯣ ꯑꯅꯤꯔꯛ ꯖꯇ꯭ꯔꯥ ꯀꯥꯏꯕ ꯐꯠꯇꯦ ꯅꯨꯄꯤꯅꯥꯅ ꯂꯨꯍꯣꯡꯉꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯅꯨꯡꯁꯤꯗ ꯏꯆꯥ ꯑꯃꯁꯨ ꯌꯥꯎꯔꯦ ꯏꯆꯥꯁꯤ ꯎꯔꯒ ꯄꯦꯟꯊꯣꯛꯂꯦ ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯥꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯑꯩꯕꯨ ꯐꯥꯔꯒ ꯂꯧꯔꯛꯄ ꯍꯥꯏꯅ ꯆꯥꯛꯏ ꯅꯨꯡꯁꯤꯕ ꯊꯝꯗ꯭ꯔꯁꯨ ꯅꯨꯄꯥꯅ ꯌꯥꯝ ꯐꯖꯅ ꯂꯧꯈꯤꯕꯁꯦ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯩ ꯃꯩꯆꯥꯛꯅꯗꯤ ꯀꯩꯁꯨ ꯍꯦꯜꯂꯝꯗꯣꯏ ꯃꯥꯟꯗꯦ ꯁꯤꯁꯨ ꯆꯨꯝꯃꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯄꯩ ꯁꯨꯃꯥꯏꯅ ꯍꯦꯛ ꯂꯧꯕꯤꯈꯤꯕꯅꯦ ꯌꯥꯝ ꯆꯥꯛꯄꯖꯥꯠꯅꯦꯕ ꯁꯤꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯅꯦ ꯐꯖꯅ ꯍꯥꯏꯔꯒ ꯃꯁꯥꯅ ꯌꯥꯔꯒ ꯁꯤ ꯅꯨꯃꯤꯠꯇ ꯆꯦꯜꯂꯁꯦ ꯍꯥꯏꯔ ꯆꯦꯟꯕꯤꯌꯨ ꯅꯝꯗꯅ ꯈꯣꯠꯇꯅ ꯁꯨꯃꯥꯏꯅ ꯆꯦꯟꯕꯤꯒꯅꯨ ꯍꯥꯏꯁꯦ ꯑꯗꯨꯗ ꯑꯣꯟꯈꯠꯂꯒ
nupa jen chang ma yam yawi ne ba ado nupi duna mamai ngak pi ba hoi mamai ngak pi ba adum kai daurage da aibu chel le tho khramina na pam da lei gi bu ma yam yawi ne ba hoi adai mana ise yek thongna ba sibu sunglau hek launa ba ya da bra any solution lai ta bra si je khara yam lui ko hoi ahalaman gi la sakta gi chapu kai daga di ya chapu kai daga di ya de adum ba dai haw yek launa ba da gi ne masa je mi mana da ba adai masa punsi da ba dai nu puroi ba punsi da ba adum khangde na yek yam tau ba chum ba ju yam ai samangna case yam theng nei ba adum ba gi blood group ke seng ba si je khoi gi mayam gi lighting gi ahalaman khakta gi kano ma lana thajana ba nataba blood group ta launa ba da relation thamna ba da yum pa minar ko da moina poko masa da sum ba ju lei ba jane ba haibidi akhoi gi thaina gi akhoi leram ba ipai pu sing thanam ba se yamna scientifically di yam wang ba akhoi da explain to biram da ba hai tare adun akhoi si da phatte hai ga loi samjalam ba se sidai sa wa kai ba mayam su lei ba sigini dai naw ma khangna kaungam dra ba nungsi ba se ai gi punsi da su thokli housing ma ai di yum pa le ai ga khangna ba nu pa si khala di senior oi le government kit employee amani nupi thiroi haina lai hoji su ai gi lohong ba numita su ma sirani haiduna aina tong ba gari du da thengjil lak tuna accident thoki haiba hajaram gani mai wari je ko adu ma direct kaina gi gai daga nusinan ba nu pa do thomjin baga je ka manipur dai thok thok ai da adu ne koina taram da ba ma ma si lai na rami jine ba inaw no ma so idana na se da phone ta taw biro inaw gi wari dam ta je ningi ba la chum ba le top pa mo yamna summi inaw khangnai ko yamna summi aseng ba nungsi bai ba sidi kana na su kaw bangam da bani makhoi angang ani khak lai badi lai dana isu ma pal lai ra ba ai pau ba kaw bangam de ai ko adai amana ise nungsi bagi maya ise yam kalli saina do ngasi di isa da phangle ngasi gi samaj asi da haijaningi matam leli bani haiduna yum pan laba palabi singna nusina bada matam lenbi ganu haijaningi nusibagi mayaina afa phata khantha bangam lakloi si yam summe ko adai nusibaga lairi oti loibagi chaina dudi chaina du da ye loi ahing nungtin suk tom de kayam wa amuk anna pukning de isa ani sure ani je helaroi sige tawi khuna do hai ko adai amana ise tripura gi boy mela do hujik su tawri e yam nusi tripura gi naom na smai comment pi birak pase aina matam da tripura da agartala da boy mela smai na gi wai do taraga inaw na hai birak pase yam nusi adai ise punsigi nungsi khiba misakti punsigi kawbangam de hayeng sikhiba matungda kawgadra adubu hauju phawdi aisu kawbangam de ningsinglakpada thamoi se yamna nai yum pale isa chawre adubu thamoi da takhiba nungsibagi mamidi kawba sungam de hai ko adai naw ma khangna yam nungai te thamoi sengna nungsinaradi adum thungna hanse hangi hallamana yade haina haiba se yam nungai te lamina doi se mama pa nate nungsinariba mioi ani duni nupa nupi do nungai na laikibado pamdra mi nungsinabada yam yetpi ganu hai ko adai ya tamina ba mathau tai naw ma khangna smai ko da surasna isiegi make up se kano make over makeup ki ko make over se yamna elegant oi re oye haibada isiana nokpet to yam quit oi ai nok se na pa thorok pani ko inaw na yamna ga munna yem biram bodo adai mi amagi punsi da thamoi sengna nusi giba misak adubu su kaw bangam de kaw ngam darba nusi base thamoi nungda phumduna thamlage hai ko hoi adum thambiu inaw aduna phaiye mapan thokta bana phai ga da boy ga di ko nusi haiduna su ya da ba ga da ban adai ama khangna crime diaries hana khangde taning ba phawru de adu youtube ke atai atopa wari oina targa thabak suduna lakhi ado 10 august tagi masi tarubadagi atopa amta changidre fi hauna hing tum da khai loin tare yamna sonthana tonthana hingluraba aise wari se tarubadagi kaidawai sonthana hingdoino ano jidi thauna ama le hele wa mata ngangla roi hingni phawli thabak na punsi oirage khalambane adubu thauna lakle ngasi di hai yam nusi ko thauna oi bio wari jina dai makha jas mai hare mana adubu kawngam draba nusi ba wari se taroga haukraba nusi ba imagi wahi amana khongkhut pullaga kawba ngamdana thabak na punsi oiraga wari sa hoigi oiraga kawba saraga leiraba ai senga sidi yam miss tawi
ꯑꯇꯣꯞꯄ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯔꯁꯨ ꯃꯥꯗꯧꯅ ꯅꯨꯡꯁꯤꯕꯗꯤ ꯁꯨꯡꯉꯝ ꯐꯪꯗꯦ ꯍꯥꯏꯕ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤ ꯊꯃꯣꯏ ꯀꯥꯆꯤꯟꯗ ꯑꯗꯣ ꯏꯅꯥꯎ ꯑꯃꯈꯛꯅ ꯑꯃꯨꯛ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯈꯤꯕ ꯃꯤꯗꯤ ꯀꯥꯎꯕ ꯉꯝꯗꯦ ꯑꯋꯥꯕ ꯑꯃꯅꯤ ꯀꯥꯎꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯆꯨꯝꯃꯤꯀꯣ ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯅꯥꯎ ꯑꯃꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅꯕꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯀꯥꯏꯅꯗꯕ ꯃꯤꯅꯗꯤ ꯈꯪꯂꯣꯏ ꯍꯌꯦꯡ ꯍꯟꯅꯨꯔꯝꯗꯥꯏ ꯁꯤꯔꯝꯗꯥꯏ ꯐꯥꯎ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯅꯩ ꯑꯍꯜꯈꯩꯅ ꯍꯥꯏꯕ ꯆꯨꯝꯃꯦ ꯁꯤꯁꯨꯀꯣ ꯑꯗꯩ ꯑꯃꯈꯛꯅ ꯑꯃꯨꯛ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕꯒꯤ ꯍꯦꯔꯣ ꯃꯩꯆꯥꯛꯁꯨ ꯀꯣꯛꯆꯔꯣ ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯨꯕꯗꯒꯤ ꯊꯃꯣꯏꯁꯦ ꯆꯣꯡꯊꯣꯛꯇꯧꯔꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯗꯤ ꯆꯣꯡꯊꯣꯛꯍꯟꯕꯤꯔꯝꯒꯅꯨ ꯑꯗ ꯏꯅꯥꯎ ꯑꯃꯈꯛꯅ ꯏꯆꯦꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯃꯤꯔꯣꯟꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯄꯨꯏ ꯊꯥ ꯁꯣꯝꯗꯥꯏꯐꯥꯎ ꯁ꯭ꯀꯨꯜ ꯆꯠꯂꯤ ꯒꯥꯔꯤ ꯃꯆꯥ ꯊꯧꯃꯟꯗꯅ ꯑꯉꯥꯡ ꯈꯥꯎꯒ ꯂꯣꯏꯅ ꯃꯔꯤꯟ ꯆꯠꯂꯝꯃꯤ ꯃꯤꯔꯣꯟꯁꯨ ꯂꯩꯇꯕ ꯏꯆꯥ ꯄꯣꯛꯄ ꯆꯠꯂꯝꯗꯥꯏ ꯅꯨꯃꯤꯠ ꯅꯤꯅꯤꯈꯛ ꯉꯥꯏꯔꯀꯥꯟꯗ ꯏꯀꯨꯕꯣꯛꯀ ꯏꯄꯨꯔꯣꯏꯕꯒꯅ ꯆꯥꯅꯕ ꯆꯦꯡ ꯊꯥ ꯑꯃꯅꯤ ꯈꯞꯇꯣꯛꯑ ꯊꯝꯃꯝꯃꯤ ꯍꯥꯏ ꯍꯧꯖꯤꯛꯐꯥꯎ ꯅꯤꯡꯁꯤꯡꯉꯤ ꯏꯆꯦꯒꯤ ꯋꯥꯔꯤꯗꯨꯅ ꯅꯨꯡꯁꯤꯗ꯭ꯔꯁꯦ ꯅꯨꯄꯤ ꯑꯃ ꯍꯣꯠꯅꯔꯛꯏꯕ ꯊꯧꯗꯥꯡꯁꯦ ꯑꯗꯩꯗꯤ ꯃꯆꯥ ꯄꯣꯛꯄ ꯆꯠꯇꯣꯔꯕꯗꯨꯐꯥꯎ ꯆꯦꯡ ꯈꯞꯇꯣꯛ ꯑꯃꯨꯛ ꯊꯝꯃꯝꯃꯤꯅꯦꯕ ꯑꯗꯩꯗꯤ ꯑꯃꯅ ꯋꯥꯔꯤꯒꯤꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯔꯁꯨ ꯄꯦꯜꯂꯔꯣꯏ ꯍꯥꯏꯅꯤꯡꯉꯤ ꯑꯩꯒꯤꯗꯤ ꯍꯣꯏ ꯑꯗꯨ ꯁꯣꯏꯗꯅ ꯋꯦꯅꯁꯗꯦꯁꯨ ꯍꯥꯞꯆꯔꯒꯦ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯌꯦꯡꯉꯒ ꯑꯗꯩ ꯑꯃꯅ ꯑꯔꯣꯠ ꯑꯇꯨꯞ ꯂꯩꯇꯅ ꯂꯣꯏꯅ ꯇꯥꯛꯊꯣꯛꯄꯤꯔꯦ ꯏꯆꯦꯅ ꯏꯆꯦꯗꯒꯤ ꯅꯣꯂꯦꯖ ꯈꯔ ꯂꯧꯖꯅꯤꯡꯉꯤ ꯏꯃꯥ ꯏꯄꯥꯅ ꯇꯥꯛꯄꯤꯕꯗ ꯌꯥꯎꯔꯛꯇꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯍꯣꯏ ꯏꯅꯥꯎ ꯅꯣꯡꯃ ꯂꯥꯛꯄꯤꯌꯨ ꯀꯣꯏꯕꯤꯔꯛꯎ ꯁꯣꯏ ꯇꯥꯟꯅꯁꯤꯀꯣ ꯑꯗꯩ ꯑꯃꯅ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤ ꯑꯣꯏꯅ ꯋꯥꯐꯝ ꯈꯤꯇꯪ ꯐꯣꯡꯗꯣꯛꯆꯒꯦ ꯍꯣꯏ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯗꯤ ꯀꯜꯂꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯩ ꯀꯥꯎꯕ ꯉꯝꯗꯕ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯤ ꯈꯨꯗꯤꯡꯒꯤ ꯐꯥꯔꯁ ꯂꯞ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯒꯗꯤ ꯅꯨꯄꯤꯗꯨꯅꯗꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯔꯕꯅꯤ나 ꯂꯥꯛ ꯑꯃ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯂꯩꯔꯕꯁꯨ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯂꯩꯃꯤꯟꯅꯔꯕꯅꯤ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯗꯨꯅ ꯍꯦꯟꯅ lumna khalam gadra khalli sigi wari si da su nupa se masa chaura phau nupi do sum ningsing lai se kaina khiba nupi du na di si yauna ningsing lam gani thaja de hana nu sinna kharaju yumma ma pang khabani na aduna nupi sing nupa sing na yum lai ba nupi sing do nu si bu kaina kharasu ko na laurei ba duna hena luna tawbiyu haijaningi haiba de isagi nupi do kaina garaga magi da magle piraga lauriba nupi do moidai henba phangoi ko haiba yam sumi hona ka thokpa khaga tamnaraga yum panminari bajing oina nusinaji adai ama khangna nusibagi magun se tungna khi daba nusibana nusibagi asengba magun ni thamoida thamduna magi nusiba uraga penthok saba hai amana ina amana thamoida lehoriba nusibabu karamna kawgani yam summi na ko adai amana aigi su kawngam darba nusibada wari si taraga thamoi se puba ngamaktre thamoi sengna nusikhiba misakti mutbanai de loibanai de punsigi su mahak tagi wakhalda kawba ngamda leli thamoi sengna nusiba mipung khuding tunggi punsida loina panthung yauba oisano hai hoi loin panthung yaurajanu kaina bai macha phangdana ba adai ise yek thokpagi kaina khibagi awabadu khangba yamna wai ko nusina kaina khiba ima ipana yadana kaina khiba nusibagi chaina si isa se maina chakpadagi hen na heli chakpa hai chumme sisu ko yama chumbani adai amana aigi su kawngam darba nusiba ma lei kawna bo hona bada yamna wai adu kawba tamlenga sidi chumme kawba tambiyo ina adai amana isegi aya kano amana smai ba ise asengba nusiba kaina khibai mai chak amadi sidi phau kawba ngamdong mande khallaroi khallasu manglan da laktuna hekta ol hi helasi phau miss tawba lepte hai ko adai naw mana kaina khraba nungsiba se sungning ningsing dradi phadawni hoi asengba kaw ke haiba mikup ta kaw thokpa ngamadi phadawni mi kya gi thamoi da oliba mai chak se ol loi dai ne ba haiba simam ta le roi awa ba da gi mu nungai ba gi mahau mu khang ngamor adai naw ma khang smai se ai gi su kaw ba ngamdaba nungsiba laiki asuk thajana thamoi sengna nungsina rakhibani adubu thajadana nupi atopa garden da unarambadagi kaina khibani kaina khiba sahi sure ngarang da oirboi ningi haujiksu ibani na sakhiba wari chatkiba mafam singdo uraga kawba sungam ngamde isiana romance ki wari hek lirakpa se mamana ba dum yawi ai adum kappi manabi koi nungsina bada mateng panggiba mayam do ni jangaga hai adai mana asengba nungsiba se
ꯀꯩꯗꯧꯉꯩꯗ ꯀꯥꯎꯊꯣꯛꯄ ꯉꯝꯗꯦ ꯊꯃꯣꯏꯁꯤꯗ ꯆꯥꯛꯂꯤꯕꯁꯦ ꯂꯧꯊꯣꯛꯄ ꯌꯥꯗꯦ ꯑꯇꯣꯞꯄ ꯑꯃꯅꯁꯨ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯗꯦ ꯑꯁꯦꯡꯕ ꯁꯤꯟꯕ ꯉꯝꯗꯦ ꯍꯥꯏꯅꯩꯕ ꯁꯤꯁꯦ ꯑꯗꯩ ꯑꯃꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯇꯥꯖꯔꯤ ꯑꯩꯒꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯗꯤ CS ꯇꯧꯗꯣꯏꯅꯤ ꯑꯉꯥꯡ ꯗꯦꯂꯤꯚꯔꯤꯒꯤ ꯕꯦꯗꯇ ꯗ꯭ꯔꯤꯞ ꯌꯥꯜꯂꯒ ꯇꯥꯃꯤꯟꯅꯔꯤ ꯏꯕꯥꯅꯤ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯉꯥꯎꯖꯕꯤꯅꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇ ꯏꯕꯥꯅꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯩ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯌꯦꯡ CS ꯇꯧꯗꯣꯏꯕ ꯏꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯣꯏ ꯀꯩꯅꯣꯁꯤꯒ ꯏꯅꯥꯎꯅꯨꯄꯥꯁꯤꯒ ꯄꯨꯟꯅ ꯇꯥꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯣꯏꯗꯅ ꯃꯥꯡꯒꯣꯜ ꯑꯣꯏꯕꯤꯌꯨꯀꯣ ꯑꯗꯩ ꯑꯃꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯎꯕꯗꯤ ꯉꯝꯂꯔꯣꯏ ꯁꯤꯕꯗ ꯂꯣꯏꯈꯤꯗꯧꯕ ꯃꯥꯜꯂꯦ ꯂꯣꯏꯅꯈꯤꯗꯧꯕ ꯃꯥꯜꯂꯦ ꯂꯥꯏꯃꯜ ꯑꯣꯏꯅ ꯋꯥꯔꯤꯁꯦ ꯃꯥꯟꯅꯗ꯭ꯔꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯗꯗꯤ ꯃꯥꯟꯅꯩ ꯍꯥꯏꯀꯣ ꯌꯥꯝ ꯂꯨꯅ ꯈꯟꯖꯜꯂꯒ ꯂꯩꯕꯖꯥꯠꯅꯤꯀꯣ ꯑꯗꯩ ꯑꯃꯅ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯉꯣꯟꯗ ꯄꯥꯟꯕ ꯃꯌꯥꯝꯁꯤꯅꯤ ꯀꯃꯦꯟ ꯆꯣꯡꯊꯣꯛꯅꯔꯛꯏꯁꯦꯀꯣ ꯑꯗꯩ ꯑꯃꯅ ꯏꯆꯦ ꯅꯨꯡꯁꯤꯕꯒꯤ ꯆꯩꯅꯥꯁꯦ ꯄꯥꯛ ꯍꯦꯛ ꯀꯣꯛꯄ ꯉꯝꯕ ꯅꯠꯇꯦ ꯑꯉꯥꯡ ꯑꯣꯏꯅ ꯅꯨꯄꯥ ꯀꯣꯏꯔꯨꯕꯋꯥꯕ ꯀꯌꯥ ꯑꯃ ꯍꯥꯏꯗꯣꯛꯄ ꯂꯣꯏꯔꯒꯀꯣ ꯑꯗꯒꯤꯗꯤ ꯑꯔꯦꯞꯄ ꯂꯩꯔꯝꯕꯗ ꯅꯨꯄꯥꯁꯤ ꯑꯔꯦꯞꯄ ꯂꯩꯔꯝꯃꯦ ꯍꯥꯏꯕꯅꯦ ꯃꯥ ꯍꯥꯏꯁꯦꯀꯣ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕ ꯑꯋꯥꯕ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝ ꯆꯠꯂꯝꯗꯥꯏꯗ ꯑꯦꯛꯖꯥꯝ ꯆꯠꯂꯒꯦ ꯍꯥꯏꯒꯦꯅ ꯀꯣꯜ ꯇꯧꯔꯨꯕꯗ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯨꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯔꯝꯕ ꯑꯗꯒꯤ ꯑꯩꯅ ꯑꯍꯥꯟꯕ ꯄꯨꯟꯁꯤꯒꯤ ꯀꯣꯂꯦꯖ ꯀꯥꯕ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯇꯥꯕ ꯅꯝꯕꯣꯜ ꯕꯖꯥꯔ ꯌꯧꯔꯛꯄꯗ ꯃꯥꯅ ꯀꯣꯌꯦꯠ ꯌꯦꯠꯂꯒ ꯂꯨꯍꯣꯡꯕ ꯂꯥꯛꯄꯗ ꯑꯩꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯎꯈꯤꯕ ꯃꯥꯒꯤ ꯃꯁꯛꯇꯣ ꯃꯗꯨꯗ ꯑꯩꯅ ꯀꯥꯏꯈꯤꯕ ꯊꯃꯣꯏꯗꯣ ꯍꯧꯖꯤꯛꯐꯥꯎ ꯀꯣꯛꯇ꯭ꯔꯤ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯑꯗꯩ ꯀꯦꯞꯁꯟꯁꯦ ꯎꯕꯗ ꯇꯥꯔꯔꯣꯏꯁꯤꯔ ꯈꯪꯗꯦ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯅ ꯇꯣꯛꯑꯅꯤ ꯍꯥꯏ ꯅꯨꯡꯁꯤꯕꯩ ꯃꯩꯅ ꯉꯥꯎꯕ ꯑꯣꯏꯔꯝꯗꯣꯏꯅꯦꯕ ꯑꯗꯩ ꯑꯃꯅ ꯃꯥꯅ ꯏꯆꯦ OT ꯂꯣꯏꯔꯛꯄꯒꯤ ꯆꯤꯛꯄ ꯅꯥꯕꯁꯤꯗꯤ ꯍꯧꯖꯤꯛꯐꯥꯎ ꯆꯩꯅꯥ ꯀꯣꯛꯇ꯭ꯔꯤ ꯂꯋꯥꯏꯁꯦ ꯁꯝ ꯆꯞ ꯌꯨꯡꯉꯤ ꯑꯁꯦꯡꯕ ꯅꯥꯏꯀꯣ ꯁꯤꯁꯦ ꯑꯗꯩ ꯑꯃꯅ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟꯁꯤꯗꯤ ꯑꯉꯛꯄꯅꯤ ꯀꯥꯎꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯦ ꯍꯧꯖꯤꯛꯁꯨ 와 ꯑꯃꯠꯇ ꯍꯥꯏꯒꯦꯀꯣ I miss him ꯍꯣꯏ ꯁꯨꯃꯥꯏꯅ ꯑꯗꯩ ꯃꯔꯤ ꯂꯩꯅꯕꯗ ꯑꯦꯛꯅꯣꯂꯦꯖ ꯇꯧꯕꯤꯌꯨ ꯑꯃꯈꯛꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛꯇꯤ ꯂꯥꯞꯅꯔꯒꯅ ꯍꯦꯜꯂꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯄ ꯍꯥꯏ ꯑꯩꯅ ꯀꯩꯅꯣꯁꯦ ꯌꯥꯝ ꯊꯃꯣꯏꯗ ꯆꯥꯛꯑꯒ ꯂꯩꯕ ꯃꯌꯥꯝꯁꯤꯅ ꯀꯃꯦꯟ ꯂꯩꯕꯁꯤꯡꯁꯦ ꯁꯤꯁꯦ ꯑꯩ ꯀꯃꯦꯟ ꯂꯣꯏ ꯄꯥꯕ ꯂꯣꯏꯔꯛꯇꯦ ꯀꯃꯦꯟ 400 ꯈꯛꯇꯅꯦ ꯑꯩ ꯂꯣꯏ ꯄꯥꯕ ꯅꯪꯉꯛꯇꯦꯕ ꯑꯗꯨꯗ ꯑꯇꯩ ꯀꯃꯦꯟꯗꯤ ꯑꯩꯅ ꯂꯧꯈꯠꯂꯛꯇ꯭ꯔꯕꯅꯦ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯗ ꯆꯥꯛꯑꯒ ꯂꯩꯍꯧꯕ ꯀꯥꯏꯅꯈꯤꯕ ꯃꯌꯥꯝꯁꯤꯒꯤꯗꯤ ꯁꯨꯛ ꯃꯤꯅ ꯋꯥꯅ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯗꯗꯤ ꯀꯃꯦꯟ ꯑꯣꯏꯅ ꯁꯤ ꯋꯥꯍꯩ ꯑꯃꯅꯤ ꯄꯥꯊꯣꯛꯄꯅꯤ ꯃꯣꯏꯗꯗꯤ ꯆꯨꯔꯒ ꯄꯨꯟꯁꯤꯗꯨ ꯂꯩꯔꯤꯅꯦꯕ ꯑꯗꯨꯗꯣ ꯑꯩꯅ ꯑꯗꯨꯒꯤ ꯑꯋꯥꯕꯗꯣ ꯎꯖꯔꯒ ꯑꯩꯁꯨ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯑꯍꯤꯡ ꯇꯨꯝꯗꯒꯩ ꯃꯤꯠꯀꯁꯦ ꯅꯥꯔꯕꯅꯦ ꯑꯩꯁꯨꯀꯣ ꯑꯗꯨ ꯃꯤꯠꯀ ꯁꯨꯃꯥꯏꯅ ꯅꯣꯏꯔꯕꯅꯦ ꯑꯗꯨꯒ ꯄꯥꯖꯔꯤꯅꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯤꯟꯗꯣꯛꯆꯔꯤꯅꯦ ꯁꯤꯟꯕ ꯂꯣꯏꯔꯀꯥꯟꯗꯁꯨ ꯍꯌꯦꯡ ꯄꯥꯊꯣꯛꯄꯗ ꯑꯃꯨꯛ ꯂꯠꯇꯅꯕ ꯑꯃꯨꯛꯁꯨ ꯄꯥꯊꯣꯔꯛꯏꯅꯤ ꯑꯗꯣ ꯉꯁꯤ ꯑꯃꯨꯛꯁꯨ ꯄꯥꯖꯩꯅꯤ ꯑꯩꯁꯨ ꯈꯨꯠꯀꯁꯦ ꯁꯤ ꯈꯨꯠꯁꯦ ꯂꯣꯏ ꯁꯤꯗꯗꯅ ꯑꯩꯁꯦꯀꯣ ꯀꯃꯦꯟ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯗ ꯑꯁꯨꯛ ꯋꯥꯅ ꯃꯌꯥꯝꯁꯤꯅ ꯄꯤꯖꯔꯛꯏꯁꯤꯕꯣꯅꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕꯁꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯔꯣꯏꯕꯁꯤꯗꯅꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯍꯧꯗꯕ ꯑꯅꯤꯈꯛ ꯑꯩꯈꯣꯏꯒꯤ ꯁꯤꯂꯣꯡꯗ ꯑꯉꯥꯡ ꯂꯧꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯅꯨꯄꯤ ꯑꯃꯈꯛ ꯄꯥꯝꯃꯤꯅ ꯀꯥꯏꯅꯔꯒ ꯂꯩꯕ ꯑꯣꯏꯔꯁꯨ ꯌꯥꯏ ꯃꯁꯥ ꯋꯥꯏ ꯁꯪꯕ ꯌꯦꯠꯇꯕ ꯍꯥꯏꯇꯥꯔꯦ ꯃꯊꯟꯇ ꯂꯥꯛꯄ ꯌꯥꯕ ꯑꯗꯨ ꯃꯥ 10,000 ꯁꯥꯖꯒꯦ ꯊꯥꯒꯤ ꯇꯣꯂꯣꯞ ꯑꯅ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯚ꯭ꯌꯨꯋꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯐꯦꯃꯤꯂꯤꯗ ꯌꯥꯎꯕꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯗ ꯐꯔꯛ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯍꯣꯝꯗ ꯂꯩꯕꯁꯨ ꯐꯔꯛ ꯇꯥꯕ ꯑꯗꯨꯒ ꯑꯁꯣꯝꯗ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯀꯩꯅꯣ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯗ ꯆꯠꯄ ꯌꯥꯕ ꯑꯩꯈꯣꯏ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯤꯂꯣꯡꯗ ꯂꯩꯕ ꯌꯥꯕ ꯍꯥꯏꯕꯗꯤ ꯁꯣꯝꯗ ꯃꯅꯤꯄꯨꯔꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯑꯩ ꯏꯁꯥꯒꯤ ꯐꯦꯃꯤꯂꯤꯗ ꯊꯧꯗꯥꯡ ꯀꯌꯥꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯊꯣꯛꯁꯨ ꯂꯩꯖꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯩꯒꯤꯁꯤ ꯃꯇꯦꯡ ꯏꯄꯥꯡꯕꯤꯅꯕ ꯀꯌꯥ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯎꯕꯤꯔꯒꯗꯤ ꯑꯗꯨꯒꯨꯝꯕꯗꯨꯅ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯁꯤꯂꯣꯡꯒꯤꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯑꯣꯐꯔꯁꯤ ꯄꯤꯕꯤꯔꯛꯏ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯧꯕꯤꯕ ꯌꯥꯕꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯁꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅꯁꯨ ꯃꯁꯛ ꯈꯪꯕ ꯑꯩꯈꯣꯏꯅ ꯗꯥꯏꯇ ꯉꯝꯕ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯐꯦꯃꯤꯂꯤꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ 10,000ꯁꯦ ꯆꯥꯎꯔꯦ ꯄꯩꯁꯥꯁꯦ ꯑꯗꯩ ꯊꯕꯛ ꯏꯟꯈꯥꯡꯁꯨ ꯌꯥꯝ ꯋꯥꯒꯗꯕ ꯅꯠꯇꯦ ꯃꯣꯏꯅ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯉꯥꯡꯗꯣ ꯌꯦꯡꯁꯤꯜꯍꯧꯅꯕ ꯈꯛꯇꯒꯤꯅꯦꯕ ꯑꯗꯨꯗꯤ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯗꯣ ꯊꯕꯛ ꯇꯧꯔꯕꯅꯤ나 ꯑꯉꯥꯡꯗꯣ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅꯁꯨ ꯍꯦꯛ ꯊꯕꯛ ꯍꯦꯛ ꯂꯩꯇꯕ ꯑꯗꯩ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯒꯁꯨ ꯍꯦꯛ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯗꯕ ꯌꯥꯝ ꯊꯣꯛꯑꯦꯕ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯂꯥꯎꯊꯣꯛꯆꯔꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯟꯇꯦꯛ ꯅꯝꯕꯔꯁꯦ ꯄꯥꯎ ꯐꯥꯎꯅꯅꯕ ꯑꯗꯨꯒ ꯏꯆꯦ ꯑꯃꯈꯛꯅ ꯃꯥꯁꯦ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗ ꯂꯩꯔꯕꯅꯦꯕ ꯃꯣꯏ ꯃꯆꯤꯟꯅꯥꯎ ꯅꯨꯄꯤ ꯉꯥꯛꯇ 4 ꯄꯣꯛꯄ ꯑꯍꯜ ꯂꯃꯟ ꯑꯃꯐꯥꯎ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯏꯆꯦ ꯑꯗꯨꯗꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗ ꯌꯨꯝ ꯍꯣꯡꯉ ꯂꯩꯔꯦ ꯑꯗꯣ ꯃꯥꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ
ꯄꯩꯁꯥ ꯊꯥꯗꯣꯛꯇꯅ ꯈꯣꯝꯖꯤꯟꯗꯅ ꯑꯗꯩ ꯂꯝ ꯃꯥꯒꯤ ꯂꯝꯁꯦ 3 ꯂꯩ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗ ꯍꯤꯡꯒꯣꯜ 2 ꯑꯃꯁꯨ ꯌꯨꯝ ꯁꯥꯔꯕ ꯕꯤꯜꯗꯤꯡꯁꯤꯃ ꯑꯗꯩ ꯑꯇꯣꯞꯄ ꯍꯤꯡꯒꯣꯜ 2 ꯑꯃꯁꯨ ꯂꯩꯁꯜꯂꯦꯕ ꯑꯗꯣ ꯏꯆꯦꯁꯤꯅ ꯃꯥꯗꯤ ꯌꯨꯝ ꯄꯥꯟꯖꯔꯔꯣꯏꯗꯕꯅꯤꯅ ꯃꯆꯥ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯂꯥꯟꯗꯨꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯃꯣꯏ ꯃꯆꯥ 9ꯒ ꯂꯩꯕ ꯇꯤꯚꯤꯗ ꯌꯥꯎꯔꯛꯄ ꯌꯥꯝꯅ ꯑꯇꯩ ꯆꯥꯗꯅ ꯃꯆꯥ 9ꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩ ꯍꯥꯏꯔꯛꯄꯗꯩ ꯃꯥꯅ ꯊꯃꯣꯏ ꯁꯣꯛꯇꯅ ꯈꯨꯗꯛꯇ ꯆꯠꯂꯒ ꯑꯉꯥꯡ ꯑꯃꯈꯛ ꯑꯩꯅ ꯌꯣꯛꯆꯒꯦꯅ ꯃꯣꯏ ꯆꯦ ꯆꯥꯡ ꯂꯣꯏꯅꯕ ꯑꯉꯥꯡ ꯌꯣꯛꯄꯒꯤ ꯀꯩꯅꯣꯒ ꯏꯟꯅꯔꯒ ꯃꯥꯅ ꯂꯣꯏꯅ ꯌꯣꯛꯑꯒ ꯂꯩꯔꯦꯕ ꯑꯗꯣ ꯏꯆꯦꯁꯦ ꯈꯤꯇꯪ ꯃꯥ ꯃꯁꯥꯁꯨ ꯊꯕꯛ ꯇꯧꯋꯦ ꯍꯣꯡꯀꯠꯂꯦꯕꯀꯣ ꯑꯗꯨꯅ ꯏꯆꯦꯁꯨ ꯆꯍꯤ 50 ꯍꯦꯜꯂꯛꯑꯦꯕ ꯑꯗꯨꯅ ꯃꯥꯅ ꯍꯦꯛ ꯊꯕꯛ ꯏꯟꯈꯥꯡ ꯆꯠꯈ꯭ꯔꯤꯉꯩ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯄꯩꯁꯥ ꯀꯣꯝꯊꯣꯛ ꯀꯣꯝꯁꯤꯟ ꯆꯠꯈ꯭ꯔꯤꯉꯩ ꯑꯉꯥꯡꯗꯨꯗꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯃꯈꯨꯠꯁꯦ ꯀꯣꯏꯌꯥꯎ ꯌꯥꯎꯕ ꯑꯗꯨꯝꯕꯗꯨꯒꯤ ꯏꯆꯦꯁꯤꯒ ꯑꯗꯨꯝ ꯇꯤꯟꯅꯔꯒ ꯃꯃꯥꯟꯅꯕꯤ ꯑꯣꯏꯅ ꯑꯗꯩ ꯃꯆꯦ ꯑꯣꯏꯅ ꯃꯅꯥꯎ ꯑꯣꯏꯅ ꯏꯆꯦꯁꯤꯕꯨ ꯃꯆꯦ ꯑꯣꯏꯅ ꯈꯟꯕ ꯉꯝꯕ ꯑꯉꯥꯡꯁꯦ ꯃꯆꯥ ꯑꯣꯏꯅ ꯈꯟꯕ ꯉꯝꯕ ꯑꯗꯨꯃꯥꯏꯅ ꯏꯆꯦꯁꯤꯅꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤꯒꯤ ꯀꯩꯅꯣ ꯃꯕꯥꯅꯤꯁꯦ ꯂꯣꯏꯅꯔꯒ ꯑꯩꯈꯣꯏꯒꯤ ꯍꯤꯡꯃꯤꯟꯅꯕ ꯌꯥꯕ ꯑꯉꯥꯡꯁꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯤꯔꯒ ꯃꯥꯒꯤ ꯗꯥꯏꯇꯁꯨ ꯂꯣꯏ ꯂꯧꯖꯒꯦ ꯍꯥꯏꯕꯀꯣ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯑꯃꯈꯛꯁꯨ ꯂꯩꯔꯗꯤ ꯁꯨꯃꯥꯏꯅ ꯍꯤꯡꯃꯤꯟꯅꯖꯒꯦꯅ ꯏꯆꯦꯗꯨꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤ ꯑꯃ ꯌꯥꯎꯕꯤꯔꯒꯗꯤ ꯍꯥꯏꯕꯗꯤ ꯗꯔꯀꯥꯔ ꯂꯩꯕꯗ ꯍꯥꯏꯕꯗꯤ ꯗꯔꯀꯥꯔ ꯂꯩꯇꯕ ꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯩꯔꯤꯕꯁꯤꯡꯅꯗꯤ ꯈꯔꯅꯗꯤ ꯆꯠꯀꯅꯤꯀꯣ ꯏꯆꯦꯗꯨꯅ ꯑꯗꯨꯝ ꯍꯦꯜꯄꯔ ꯑꯣꯏꯅ ꯀꯔꯤ ꯑꯣꯏꯅ ꯃꯇꯝꯒꯤ ꯅꯦꯛꯄ ꯈꯣꯠꯄ ꯑꯗꯨꯁꯨ ꯄꯥꯝꯗꯦꯕ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯄꯥꯝꯃꯦꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯑꯉꯥꯡꯗꯨ ꯇꯁꯦꯡꯅ ꯏꯆꯦꯗꯣ ꯀꯌꯥꯝ ꯊꯃꯣꯏ ꯆꯥꯎꯔꯤꯅꯣ ꯑꯉꯥꯡꯗꯣ ꯃꯥꯅ ꯌꯣꯛꯆꯗꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯒꯁꯨ ꯍꯌꯦꯡ ꯑꯩ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯁꯦꯕꯥ ꯀꯅꯥ ꯇꯧꯕꯤꯅꯦꯅ ꯑꯗꯩ ꯑꯃꯨꯛꯁꯨ ꯑꯉꯥꯡꯗꯣ ꯌꯦꯡꯁꯤꯟꯕꯤꯅꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯂꯣꯏꯅꯃꯛ ꯑꯅꯥ ꯑꯌꯦꯛ ꯗꯥꯏꯇ ꯂꯣꯏꯅꯃꯛꯁꯨ ꯂꯧꯒꯦ ꯍꯥꯏꯔꯤꯅꯦꯕ ꯃꯤꯗꯨꯒꯤꯁꯨ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯏꯆꯦꯗꯨꯒ ꯄꯨꯟꯅ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯅ ꯐꯖꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯡ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯁꯨ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎꯀꯣ ꯉꯁꯤꯒꯤꯗꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯏꯆꯦꯗꯨꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯩꯅꯣꯅꯤꯅ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯋꯦꯅꯁꯗꯦ ꯁꯣꯏꯗꯅ ꯉꯥꯏꯕꯤꯔꯝꯃꯣ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯁꯣꯏꯗꯅ ꯍꯥꯞꯀꯠꯆꯔꯛꯑꯒꯦ ꯑꯃꯨꯛꯈꯛ ꯑꯅꯤꯈꯛꯀꯤ ꯅꯠꯇꯦ ꯑꯗꯨꯝ ꯍꯌꯦꯡꯉꯥꯏꯐꯥꯎꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯁꯇꯔꯗꯦ ꯋꯦꯅꯁꯗꯦ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯉꯁꯤꯁꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯠꯁ ꯄꯥꯊꯣꯛꯄꯗꯁꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯊꯝꯕꯅꯤꯅ ꯑꯩꯒꯤꯁꯨ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯗꯝ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗ ꯊꯝꯖꯒꯦ ꯑꯃꯇꯪ ꯃꯌꯥꯝꯗ ꯑꯩꯅ ꯈꯟꯖꯕꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗ ꯀꯣ ꯑꯣꯖꯥ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗ ꯑꯊꯤꯕ ꯐꯖꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯒꯨꯟ ꯆꯥꯎꯕ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯑꯃꯅꯤꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯋꯥꯍꯟꯊꯣꯛ ꯂꯩꯍꯟꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯈꯔ ꯑꯃꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯔꯝꯃꯒ ꯊꯨꯡꯅꯗꯕꯁꯦ ꯅꯨꯡꯁꯤꯕ ꯆꯤꯡꯗꯦ ꯍꯥꯏꯅꯁꯨ ꯂꯩꯕ ꯊꯝꯅꯕ ꯀꯌꯥ ꯑꯃꯅꯤ ꯑꯗꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯗꯤ ꯊꯨꯡꯅꯕ꯭ꯔꯥ ꯊꯨꯡꯅꯗꯕ꯭ꯔꯥ ꯀꯩꯁꯨ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯂꯩꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯒꯤ ꯇꯦꯟꯗꯦꯟꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯔꯤꯠꯁꯦ ꯋꯥꯡꯒꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕꯁꯤꯗ ꯌꯥꯗꯕ ꯑꯗꯒꯤ ꯐꯠꯇꯕ ꯌꯥꯅꯤꯡꯗꯦ ꯑꯗꯨꯒ ꯁꯤꯗꯤ ꯇꯧꯒꯗꯕꯅꯤ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤꯃ ꯔꯦꯁꯇ꯭ꯔꯤꯛꯁꯟꯁꯤ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗ ꯑꯣꯖꯥ ꯅꯨꯡꯁꯤꯕꯁꯦ ꯑꯩꯗꯪꯅ ꯅꯨꯡꯁꯤꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯃ ꯑꯦꯡꯒꯜ ꯑꯃꯗꯒꯤ ꯑꯃꯗꯨꯅ ꯅꯨꯡꯁꯤꯔꯛꯑꯒꯗꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕꯗꯨ ꯃꯥꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯒ ꯑꯦꯛꯅꯣꯂꯦꯖ ꯇꯧꯔꯒꯗꯤ ꯅꯨꯡꯁꯤꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯗꯣꯏꯅꯤ ꯑꯩꯗꯪꯅ ꯅꯨꯡꯁꯤꯔꯒ ꯃꯥꯅ ꯅꯨꯡꯁꯤꯕꯗꯨ ꯅꯨꯡꯁꯤꯕ ꯁꯥꯕ ꯑꯣꯏꯔꯒꯗꯤ ꯑꯦꯛꯅꯣꯂꯦꯖ ꯐꯖꯅ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯅ ꯑꯩꯗꯤ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕꯁꯤꯗ ꯌꯥꯗꯕ ꯐꯖꯗꯕ ꯑꯊꯤꯕ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯋꯥꯡꯈ꯭ꯔꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒꯤ ꯐꯖꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯁꯩꯊꯥꯕ ꯑꯩꯈꯣꯏ ꯀꯕꯤ ꯀꯌꯥ ꯑꯃꯅ ꯔꯥꯏꯇꯔ ꯀꯌꯥ ꯑꯃꯅ ꯏꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈ꯭ꯔꯕ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤꯕꯁꯤ ꯊꯝꯁꯤ ꯅꯨꯡꯁꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯌꯨꯝꯕꯥꯜ ꯂꯣꯟꯗꯃꯛ ꯅꯨꯡꯁꯤꯕꯁꯤ ꯑꯣꯏꯕꯤꯗꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯃꯈꯜ ꯌꯥꯝꯃꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯕ ꯏꯃꯥ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕꯒꯤ ꯅꯨꯡꯁꯤꯕ ꯇꯤꯟꯅꯕꯒꯤ ꯅꯨꯡꯁꯤꯕ ꯑꯩꯒ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯡꯁꯤꯕ ꯀꯌꯥ ꯑꯃ ꯂꯩꯕꯅꯤ나 ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯅ ꯌꯣꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀ꯭ꯔꯥꯏꯝ ꯃꯤꯇꯤꯒꯦꯠ ꯇꯧꯅꯕ ꯁꯟꯗꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯔ ꯗꯦꯟ 50%ꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯤꯇꯤꯒꯦꯠ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯈꯨꯗꯨꯝ ꯆꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯅꯨꯡꯁꯤꯅ ꯇꯥꯛꯑꯒꯗꯤ ꯁꯦꯝꯗꯣꯛꯄ ꯑꯗꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯒꯤ ꯃꯥꯒꯤ ꯉꯥꯎꯔꯝꯒꯗꯕ ꯐꯩꯔꯝꯒꯗꯕ ꯁꯣꯏꯔꯝꯒꯗꯕ ꯃꯄꯨꯟꯁꯤ ꯃꯥꯡꯉꯝꯒꯗꯕ ꯀꯌా ꯑꯃ ꯅꯨꯡꯁꯤꯕ ꯀꯌꯥ ꯑꯃꯅ ꯀꯟꯈꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯥꯒꯣꯟꯅꯔꯒ ꯑꯩꯈꯣꯏꯁꯦ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ sacrifice
ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯔꯤꯠ ꯋꯥꯡꯕ sacrificing spirit ꯋꯥꯡꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ 38 ꯁꯨꯕ episode ꯑꯩꯈꯣꯏꯅ ꯌꯧꯁꯟꯕ ꯉꯝꯖꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ crime diaries ꯀꯤ ꯑꯩꯈꯣꯏꯒꯤ family ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤ platform ꯑꯁꯤ ꯀꯟꯕꯤꯕꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯁꯤꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯕꯨ ꯑꯩꯈꯣꯏꯅ acknowledge ꯇꯧꯖꯔꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯗꯨ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒ ꯅꯨꯡꯁꯤꯕꯗꯨꯕꯨꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯒꯨꯟ ꯋꯥꯡꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯖꯥꯅꯁꯨ ꯂꯥꯎꯊꯣꯛꯄꯤꯈ꯭ꯔꯦ ꯊꯥꯡꯖꯗ ꯅꯠꯇꯦ ꯂꯥꯛꯂꯤꯕ ꯌꯨꯝꯁꯀꯩꯁꯗꯒꯤ ꯍꯧꯔꯒ every Wednesday ꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝꯗ ꯊꯝꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯗꯨ ꯍꯟꯖꯟ ꯎꯠꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ sacrifice ꯇꯧꯕꯤꯔꯛꯎ ꯑꯃꯗꯤ ꯃꯇꯝ ꯈꯤꯇꯪ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ Wednesday Saturday ꯃꯌꯥꯝꯗ ꯌꯦꯡꯈꯤꯗꯕ ꯃꯌꯥꯝ ꯑꯃꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯟꯗꯣꯛꯄꯤꯔꯒ subscriber masing helhanbiyu viewers masing helhanbiyu amadi ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯅ ꯌꯣꯝꯂꯕ crime mitigate तौरबा अखोगी स्टेट अमा लमदम अमा ओइमिनसी हाइना थमजरगा ngasigi oinadi 38 suba episode yengbiriba singbu hannana thagatchabaga loinana ngasigi oinadi kanenaba yathangni jari pinabirasi